EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayam Bukurumzeri and a very good evening. Ipo Media na mayam gi damak ta series 9 puthok se ba crime diaries ki ngasi chamaga sup na ani suba episode mayam akhoi gi chamaga ani surak pa habse mayam gi credit ni aduga mayam gi support na so khoina su chama helaga ngasi di chamaga sup na ani habdi episode se 102 episode jogzare ngasi gi episode jeng bi ba singbu taram nok cheri amadi mayam bu hanan thaga cheri lorin lorin ngasi gi crime diaries ki episode sida akhoi gi khudong chaba mayam ama akhoi gi mayam na khudong chaba pibi raga habdi akhoi gi every nook and corner da yohalaga crime diaries की platform से पाखोक चाउथोक मिनसी अदो crime diaries की अखोगी मोटो है बतारे crime से मणिपुर की mitigate तरोगा अखो healthy society में पुरकपदा मयाम की support अखो ने सेमजरिबा platform से तकी मयाम की support मयाम की comments मयाम की energy तो ना अखो मणिपुर से अखोगी चंग लावा मणिपुर में हेल मिनसी है बसी मसु मयाम थमजगे अदुगा crime diaries की अखोगी चैनल लॉन्चर होने अखो ना episode खुदिंग हाइजाबा अखोगी crime diaries है बसी सही तरह नेपाल की मखा से वही तो हन मिनसी है बसी मसु अखो मयाम दा मुकन होना निंजिंग जरी लोने crime diaries के प्लेटफॉर्म दिखे कोई सी अमगा अमगा ताथोक तासिन तौनरगा इन्फॉर्मेशन से पिथोक पिसिन तौनरगा कोई सी अफब खुनाय म पुरकपदा अचौब थौदांग लोमिन सी हाबेदुगी पांदम द थमजाबनी लीगल के प्लेटफॉर्म न चते हाबसी मसु मयाम दा अमुका हन थमजरी लोने लोने ngasi gi khoi crime diaries की मचत अम ओइना खोइना सु दुमक मयाम गी दमक स्पॉन्सर तौरिबा सिंग अमुका हन मयाम दा अमुतंग थमजगे ngasi gi episode 102 हाबदि चामगा सुपना अनि सुरकपसे मयाम बु हन थागचरी अहानबा खोइ स्पॉन्सर सी मयाम सु दुमक ताबिरिबा करियर पॉइंट कोटा इम्फाल सेंटर हाइरांगोय थोनिंग थेमचा कारुंग द लेबसिदा करियर से शॉपिंग तबियो हाने थमजगे अदुगा अनि सुबदा राजकुमार एंटरप्राइजेस ngसाइगे खोइ चाइना दगी इम्फाल फाउ नत्रगा दिल्ली दगी इम्फाल फाउ बिजनेस एस्टैब्लिश टोनिंग बा एनी सॉर्ट ऑफ आइटम्स अदुगा खोइ मशीनरी आइटम्स फो याउना खोइ राजकुमार एंटरप्राइजेस की मफम सिदा मयाम कॉन्टेक्ट तौबिरउ हाबसिमसु थमजगे अदुगा अहुम सुबदा सेंट जोसेफ यूनिवर्सिटी नागालैंड लेबसिगे एडमिशन द खोइना हानसु एपिसोड खुदिंग लाउथोक चरिबा साइंस आर्ट्स ह्यूमैनिटीज physical education management computer application aduga akhoi engineering ki courses kaya amasu hapiba adugumba akhoi Saint Joseph University da admission ki khuthang da mayam si akhoi University sina piri ba akhoi facilities mayam si mayam able toroga career shaping toroga suksoi soi da ba akhoi professional ma obe aba university ni habsima thamjage magi feature si aduke matik phajagre loina na akhoi clubs ke amasu NSS NCC music club art club aduga akhoi mipum khuding ma ki pamjaba passion obe aba career obe aba akhoi keno me ama platform me ama yauri loina na सेंट जोसेफ की यामना फजरबा हाइबा तारे मागी फीचर सी अखोगी चंगबु चंगरगदी अखोई कंपनी लेरिबा गवर्नमेंट की अतुगा रेप्यूटेड कंपनीज मैम के सु कैंपस इंटरव्यूज लागा अखोगी तंबसे लोड्रिंगाई दा अखोगी करियर सेमहो याबी खुदोंग चाबा लेबना मरम ओइरगा सेंट जोसेफ यूनिवर्सिटी दा अखोगी इचा इशू सिंग अदुगा स्टूडेंट सिंग ना एस्पायरिंग स्टूडेंट्स मैम ना सु अखोगी चाना सब्जेक्ट सिंग से खनबिरगा सुंगसोय सोयदन एडमिशन से तौबिरगा करियर शेपिंग तौबियु हाइबसे मथमजरी लोइना ngasi क्राइम डायरीज की चामगा सुपना अनि सुबह एपिसोड की दमकता सु मयाम की चे रोबिताले मा ओजा रोबिताले मा सु लेंसिन दुना लेबिरे अदो ngasi सिसु करम बा मखल की वारी के आनो अखोय की वारी सिंगसिदा की अखोय न खुदोंग चाबा करी लौब याय अखोय करी ज्ञान ताबिन ब याय लोने लोने मयाम की कमेंट्स की खुथांग दसु अखोय से खनने न सी हाबसि मसु मयाम दा मुका न निसिंगजरी लोने न मयाम बु अहान मक्तदा ओजाबो तराम नौमिना सी ओजाबो तराम नोचरी अहान मक्तदा इपो मीडिया की सब्सक्राइबर्स सिंग अदुगा क्राइम डायरीज की व्यूअर्स सिंग बो आई कोकनोना खोमजरी अदुगा असुरस पुसोई माइकैदगी तराम नोचरी अदुगा इपो मीडिया की टीम बुसोई थागसरी अखोई ngasi कनो अइना इल्लिबा फीजे अखोई आई लैबा हानागी अत्या मसु खरा मसु जे कलर जे खतंग को कयाइनी मंधरक पाइ तारेने अइना सही मंगा तुक सुम सिजनरक पाइ अइना इनाउ नुपी अमखक लाए माजे अखोई प्रिया थेंगुजम न्यूज एकोन ब्राइटर एकेडमी रोड तुदगिनेबा
ꯑꯩꯈꯣꯏꯒꯤ ꯑꯥꯒꯁ ꯖꯤꯝ ꯍꯥꯏꯕꯁꯤꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯨꯝꯁꯦ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯦ ꯐꯤ ꯃꯆꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗ ꯏꯅꯥꯎꯅꯨꯄꯤꯁꯤ ꯃꯣꯏꯅ ꯂꯥꯛꯏꯁꯦ ꯔꯥꯅꯤ ꯐꯤ ꯋꯥꯡꯈꯩ ꯐꯤ ꯑꯗꯨꯒ ꯃꯨꯀꯥ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯑꯗꯩ ꯑꯆꯨꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯆꯨꯕꯁꯨ ꯀꯣꯛꯍꯟꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯃꯆꯨꯁꯦ ꯃꯟꯊꯕꯁꯦ ꯁꯤꯁꯨ ꯑꯦꯅꯤ ꯀꯂꯔ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯩ ꯃꯆꯨꯗꯨꯗ ꯑꯗꯨꯝ ꯃꯆꯨꯗꯣ ꯈꯔ ꯍꯟꯅꯕ ꯑꯗꯨꯝ ꯂꯥꯛꯄꯁꯨ ꯌꯥꯕ ꯑꯄꯥꯝ ꯑꯄꯥꯝꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯒꯥꯏꯕꯒꯨꯝꯕ ꯌꯥꯎꯕꯗꯣ ꯔꯥꯅꯤ ꯃꯨꯀꯥ ꯀꯩꯁꯤꯗ ꯑꯗꯨꯁꯨ ꯐꯣꯠꯄ ꯁꯨꯃꯥꯏꯅ ꯃꯣꯏꯁꯦ ꯆꯅꯥꯡ ꯂꯥꯛꯄ ꯃꯆꯨ ꯂꯣꯛꯄ ꯑꯗꯨꯝ ꯀꯂꯔꯁꯨ ꯁꯦꯝꯕ ꯁꯨꯃꯥꯏꯅ ꯐꯤꯁꯤꯡꯁꯦ ꯁꯨꯝꯕꯒꯤ ꯊꯕꯛꯁꯦ ꯇꯧꯋꯦꯕ ꯑꯗꯩ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯃꯥꯅ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯒꯤꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯃꯥ ꯀꯩꯀꯩ ꯂꯩꯅꯧ ꯍꯥꯏꯗꯅ ꯂꯨꯄꯥ 1,000 ꯑꯃꯁꯨ ꯄꯥꯡꯉꯝꯃꯦ ꯏꯅꯥꯎꯅꯨꯄꯤ ꯄꯤꯌꯥꯁꯤꯅ ꯑꯗꯨꯝ ꯃꯥꯅ ꯁꯤ ꯃꯆꯨꯁꯦ ꯑꯩꯒꯤ ꯑꯇꯤꯌꯥ ꯃꯆꯨꯗ ꯌꯥꯝ ꯃꯟꯊꯕ ꯑꯃ ꯂꯩꯕ ꯑꯗ ꯑꯩꯅ ꯁꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯁꯤ ꯀꯂꯔꯁꯦꯅ ꯃꯥ ꯂꯥꯛꯄꯤꯔꯛꯄꯅꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯅ ꯉꯋꯥꯏ ꯀꯩꯅꯣ ꯂꯦꯕꯤꯁ ꯀꯂꯦꯛꯁꯟ ꯑꯃ ꯏꯁꯄꯣꯟꯁꯔ ꯇꯧꯔꯛꯈꯤꯕ ꯁꯤ ꯃꯆꯨ ꯑꯃ ꯑꯩꯅ ꯌꯥꯝ ꯄꯥꯝꯈꯤꯕ ꯑꯗꯨ ꯐꯣꯇꯣ ꯊꯥꯔꯒ ꯑꯗꯨꯗꯣ ꯂꯥꯛꯂꯣꯅ ꯃꯥꯅ ꯂꯥꯛꯂꯛꯄꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯔꯥꯅꯤ ꯋꯥꯡꯈꯩ ꯀꯩꯀꯩ ꯃꯆꯨ ꯂꯥꯛꯅꯤꯡꯕ ꯀꯂꯔ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯀꯩꯀꯥ ꯑꯗꯨꯃꯥꯏꯅ ꯁꯦꯒꯥꯏꯕ ꯁꯦꯝꯅꯤꯡꯕ ꯐꯩꯖꯣꯝ ꯀꯩꯀꯥ ꯑꯗꯨꯝꯕ ꯄꯨꯝꯌꯥꯠ ꯂꯩꯔꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯅꯝꯕꯔꯁꯤꯗꯤ ꯑꯃꯨꯛꯈꯛ ꯍꯥꯏꯔꯝꯃꯒ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯃꯌꯥꯝꯅ ꯀꯩꯁꯨ ꯁꯦꯞ ꯇꯧꯅꯍꯧꯕ ꯈꯣꯠꯄ ꯅꯪꯗꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯔꯥꯅꯤ ꯋꯥꯡꯈꯩ ꯃꯆꯨ ꯂꯥꯛꯐꯝꯗꯣ ꯑꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯑꯣ ꯑꯩꯅ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯑꯗꯣ ꯃꯥꯏꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯇꯥꯏ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯑꯗꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯈꯨꯊꯥꯡꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛꯀꯁꯨ ꯇꯥꯅꯤ ꯑꯗꯣ ꯁꯤꯝꯇꯪꯁꯨ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏꯒꯤ ꯄꯣꯠ ꯆꯩ ꯂꯩꯇꯦ ꯍꯥꯏꯕꯁꯤꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯍꯦꯜꯄꯔ ꯑꯣꯏꯔꯒ ꯂꯩꯕ ꯏꯆꯦ ꯑꯃꯈꯛꯅꯁꯨ ꯂꯨꯄꯥ 2,000 ꯄꯥꯡꯕꯤꯔꯛꯏ ꯃꯥꯁꯨ ꯃꯥ ꯃꯤꯡꯗꯤ ꯂꯥꯎꯊꯣꯛꯄꯤꯒꯅꯨ ꯍꯥꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯣꯏ ꯇꯥꯟꯅꯩꯌꯦꯅ ꯆꯦꯁꯤꯁꯨ ꯍꯦꯛ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎ ꯇꯥꯏꯌꯦꯅ ꯑꯗꯨ ꯃꯥꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯃꯥꯁꯦ ꯃꯆꯥ ꯌꯣꯛꯅꯕꯒꯤꯗꯃꯛ ꯑꯥꯗ ꯍꯦꯜꯄꯔ ꯑꯣꯏꯔꯒ ꯂꯩꯕꯅꯤ ꯑꯗꯣ ꯍꯦꯜꯄꯔ ꯑꯣꯏꯔꯒ ꯂꯩꯕ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯣꯠꯅꯗꯅ ꯂꯩꯔꯤꯕ ꯏꯆꯦꯗꯨꯅꯐꯥꯎꯗ ꯊꯃꯣꯏ ꯁꯦꯡꯅ ꯂꯨꯄꯥ 2,000 ꯄꯥꯡꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯌꯥꯝꯃꯦ ꯏꯆꯦꯗꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯆꯈꯤꯕ ꯑꯜꯀꯂꯥꯏ ꯍꯥꯏꯕꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯑꯃ ꯀꯣꯁꯃꯦꯇꯤꯛꯀꯤ ꯑꯗꯒꯤꯗꯤ ꯑꯉꯥꯡꯒꯤ ꯒ꯭ꯔꯣꯠ ꯂꯩꯅꯕ ꯑꯉꯥꯡꯁꯦ ꯆꯥꯎꯈꯠꯍꯟꯅꯕ ꯑꯗꯒꯤ ꯑꯉꯥꯡꯁꯤꯒꯤ ꯕ꯭ꯔꯦꯟ ꯐꯅꯕꯒꯤꯁꯨ ꯃꯣꯏꯗ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯐꯪꯉꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯜꯀꯂꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯜꯇꯔ ꯖꯛꯁꯦ ꯋꯥꯇꯔ ꯐꯤꯜꯇꯔ ꯖꯛꯁꯤꯃꯗꯤ ꯌꯥꯝ ꯍꯪꯅꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩꯅꯁꯨ ꯃꯣꯏꯒꯤ ꯅꯝꯕꯔꯁꯦ ꯊꯥꯔꯒ ꯃꯣꯏ ꯐꯅꯌꯥꯝ ꯂꯩꯅꯈ꯭ꯔꯦ ꯁꯤꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯅ ꯐꯤꯜꯇꯔꯗ ꯌꯥꯊꯣꯛ ꯌꯥꯁꯤꯟ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯒꯗꯕ ꯇꯦꯕꯜꯗꯨꯗ ꯑꯗꯨꯝ ꯊꯝꯕꯤꯔꯒ ꯏꯁꯤꯡꯗꯣ ꯍꯩꯖꯤꯟꯕꯤꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯔꯦꯗꯅ ꯖꯛ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯣ ꯁꯤꯁꯦ ꯌꯥꯝ ꯍꯪꯅꯩ ꯑꯗꯒꯤꯗꯤ ꯑꯗꯨꯗꯨꯅ ꯑꯜꯀꯂꯥꯏꯒꯤ ꯑꯩꯈꯣই ꯏꯄ꯭ꯋꯥꯁꯤ ꯅꯝꯕꯔ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯀꯅꯥꯒꯨꯝꯕꯅ ꯑꯉꯥꯡꯒꯤ ꯒ꯭ꯔꯣꯠ ꯂꯩꯅꯕ ꯑꯗꯨꯒ ꯕ꯭ꯔꯦꯟ ꯐꯅꯕ ꯑꯗꯩ ꯀꯣꯁꯃꯦꯇꯤꯛꯀꯤ ꯑꯥꯏꯇꯦꯝꯁꯤꯡ ꯃꯥꯒꯤꯁꯦ ꯍꯣꯡꯁꯨ ꯍꯣꯡꯕ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯂꯩꯕ ꯑꯗꯩ ꯁꯨꯝꯕ ꯀꯩꯅꯣꯒꯤ ꯋꯥꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯜꯇꯔ ꯖꯛ ꯐꯤꯜꯇꯔꯁꯤ ꯄꯥꯝꯕꯤꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯜꯀꯂꯥꯏꯒꯤꯗꯣ ꯅꯝꯕꯔ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯝ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯑꯣ ꯁꯤꯁꯨ ꯑꯗꯨꯝ ꯑꯩ ꯊꯥꯖꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯃꯨꯛꯁꯨ ꯍꯥꯏꯖꯈꯤꯕ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯍꯤꯡꯒꯣꯜ ꯑꯃ ꯖꯦꯅꯤꯝꯁꯀꯤ ꯍꯦꯛ ꯃꯅꯤꯡꯗꯀꯣ ꯕꯤꯜꯗꯤꯡ ꯑꯃ ꯗꯣꯛꯇꯔ ꯁꯨꯔꯦꯟ ꯑꯅ ꯈꯪꯅꯕ ꯗꯣꯛꯇꯔ ꯉꯥꯛꯇ ꯔꯦꯟꯇ ꯂꯩꯕ ꯀꯥ 9 ꯊꯥ ꯑꯃꯗ ꯀꯥ ꯑꯃꯗ 5,000 ꯂꯧꯔꯒ 40,000 ꯑꯗꯨꯝ ꯔꯦꯟ ꯕꯔꯥ ꯂꯥꯛꯏꯕ ꯁꯤꯁꯤꯃ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕꯒꯤꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯁꯤꯒꯤꯁꯨ ꯑꯩ ꯑꯗꯨꯝ ꯐꯣꯟ ꯅꯝꯕꯔ ꯊꯥꯖꯔꯛꯀꯦ ꯃꯄꯨꯗꯨꯒ ꯑꯗꯨꯝ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯄ꯭ꯋꯥ ꯏꯉꯣ ꯑꯁꯦꯝ ꯑꯅ ꯏꯄ꯭ꯋꯥꯁꯤꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯟ ꯍꯣꯝ ꯇꯨꯏꯁꯟ ꯀ꯭ꯂꯥꯁꯅ ꯍꯥꯏꯕ ꯀ꯭ꯂꯥꯁ 1 to 10ꯁꯦ ꯑꯩꯈꯣꯏꯒꯤ CBSEꯁꯨ ꯕꯣꯁꯦꯝꯁꯨ ꯑꯅꯤꯃꯛꯀꯤ ꯂꯣꯏꯅ ꯑꯣꯜ ꯁꯕꯖꯦꯛ ꯇꯧꯋꯦ ꯃꯣꯏꯁꯦ ꯑꯗꯣ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯣꯏꯅ ꯆꯠꯄꯅꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯧꯕꯤꯅꯤꯡꯕꯗꯣ ꯑꯗꯨꯝ ꯀꯧꯕꯤꯕ ꯌꯥꯒꯅꯤ ꯑꯗ ꯃꯣꯏꯁꯤꯗ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯇꯔꯁ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯣꯏꯁꯦ ꯋꯤꯛꯂꯤꯁꯨ ꯇꯦꯁ ꯇꯧꯋꯤ ꯃꯣꯏꯅ ꯑꯗꯨꯝ ꯑꯗꯩ ꯄꯥꯔꯁꯣꯅꯦꯜ ꯂꯔꯅꯤꯡ ꯑꯗꯩ ꯍꯥꯏꯂꯤ ꯏꯐꯦꯛꯇꯤꯞ ꯂꯔꯅꯤꯡ ꯑꯗꯩ ꯒꯥꯔꯦꯟꯇꯦꯠ ꯔꯤꯖꯜꯠꯁ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯋꯥꯔ ꯁꯥꯔꯚꯤꯁ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯃꯌꯥꯝ ꯑꯃ ꯊꯝꯃꯤ ꯑꯗꯣ ꯏꯄ꯭ꯋꯥ ꯏꯉꯣ ꯑꯁꯦꯝꯁꯦ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯃꯥꯁꯦ ꯑꯗꯣ ꯃꯥꯅ ꯁꯤꯟꯕꯅꯤ ꯑꯗꯣ ꯁꯤꯁꯨ ꯃꯌꯥꯝꯅ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯌꯨꯝꯗ ꯀꯧꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯇ꯭ꯌꯨꯇꯔꯒꯤ ꯅꯝꯕꯔꯗꯣ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯊꯥꯖꯤꯟꯖꯔꯛꯀꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯀꯩꯅꯣ ꯑꯍꯥꯟꯕꯗ ꯊꯝꯖꯕꯅꯤ ꯑꯩꯅ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯍꯦꯛꯇ ꯊꯦꯡꯍꯧꯕ ꯑꯗꯨꯒ ꯍꯣꯕꯦ ꯇꯧꯕꯗ ꯍꯦꯛꯇ ꯑꯩꯉꯣꯟꯗꯁꯨ ꯀꯥꯎꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯊꯝꯖꯕꯅꯤ ꯁꯤ ꯈꯔꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯄ ꯑꯃꯈꯛ ꯑꯣꯏꯕꯁꯤꯗ ꯑꯩꯅ ꯂꯤꯖꯕꯅꯤ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯐꯣꯟ ꯃꯌꯥꯝꯁꯤꯗꯅꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯍꯦꯛ ꯄꯥꯏꯈꯠꯂꯨꯕꯒ
ꯑꯩ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯀꯣꯏꯔꯦ ꯅꯨꯄꯤꯒ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅꯔꯦ ꯐꯥꯔꯦ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯦ ꯑꯗꯩ ꯑꯩꯁꯦ ꯇꯦꯟꯁꯟ ꯂꯩꯔꯦ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯦ ꯁꯤꯒꯤ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯉꯪꯅꯔꯦꯅ ꯇꯪꯈꯥꯏ ꯑꯃꯗꯤꯅꯦ ꯁꯤꯒꯤ ꯑꯣꯏꯕ ꯍꯦꯛ ꯄꯥꯏꯈꯠꯂꯨꯔꯦ ꯑꯩ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯕꯩꯅꯦ ꯑꯩ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯕꯩꯅꯦ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯁꯤꯅ ꯅꯥꯍꯜꯂꯦ ꯏꯃꯨꯡ ꯃꯌꯥꯝꯁꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯏꯃꯨꯡꯁꯨ ꯀꯥꯏꯅꯍꯜꯂꯦꯕ ꯃꯥꯏ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯔꯛꯄꯗꯒꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯀꯩꯗꯧꯔꯦ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯔꯦ ꯑꯗꯩ ꯅꯨꯄꯤ ꯀꯣꯏ ꯈꯣꯠꯂꯦꯅ ꯈꯠꯅꯕ ꯅꯩꯅꯕꯗ ꯑꯉꯥꯡ ꯃꯌꯥꯝꯗꯨꯗ ꯃꯣꯏ ꯃꯆꯥꯁꯤꯡꯗꯨ ꯇꯦꯟꯁꯟ ꯄꯤꯕꯤꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯌꯥꯍꯟꯗ꯭ꯔꯦ ꯄꯥꯈꯠ ꯊꯛꯀꯠꯄ ꯑꯀꯤ ꯇꯨꯖꯨꯡꯕ ꯂꯩꯍꯜꯂꯦꯕ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯑꯩꯅ ꯉꯁꯤ ꯂꯤꯖꯔꯛꯄꯅꯦꯕꯀꯣ ꯏꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯇꯦꯟꯁꯟ ꯑꯅ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯂꯤꯖꯔꯛꯄꯅꯦ ꯑꯗꯨꯒ ꯁꯤꯗ ꯌꯥꯝ ꯐꯖꯕ ꯀ꯭ꯂꯕꯁꯤꯡ ꯂꯝ ꯑꯅꯤꯗꯨꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯌꯥꯝ ꯐꯖꯕ ꯊꯧꯗꯥꯡ ꯑꯃꯈꯛ ꯂꯧꯋꯦꯕ ꯁꯤꯒꯤꯁꯤ ꯍꯧꯖꯤꯛꯁꯦ ꯂꯣꯏꯅ ꯂꯧꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯕ꯭ꯔꯥꯅ ꯑꯩꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯐꯖꯕ ꯃꯣꯏꯅ ꯅꯨꯄꯤ ꯂꯣꯜꯂꯛꯇꯅꯕ ꯅꯨꯄꯤ ꯀꯣꯏꯔꯛꯇꯅꯕ ꯃꯣꯏꯅ ꯂꯧꯕ ꯊꯧꯗꯥꯡ ꯅꯨꯄꯥꯒꯤ ꯁꯥꯒꯩꯁꯤꯒꯤꯀꯣ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯍꯦꯛ ꯃꯆꯦ ꯃꯆꯟ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯃꯇꯩ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯁꯥꯒꯩ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯂꯧꯕ ꯊꯧꯗꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯒꯤ ꯃꯌꯥꯝꯕ ꯃꯅꯥꯎꯄꯥ ꯃꯈꯨꯔꯥ ꯀꯣ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯄ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯆꯕ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯗ ꯑꯩꯅ ꯂꯤꯖꯔꯛꯄꯅꯦ ꯉꯁꯤꯁꯦꯀꯣ ꯃꯥꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯨꯏꯅ ꯇꯦꯟꯁꯟ ꯂꯩꯔꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤꯀꯣ ꯃꯥꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯀꯣꯏꯕꯁꯦ ꯆꯍꯤ 35ꯁꯦ ꯊꯥꯗꯣꯛꯅꯧ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤ ꯆꯥꯡ ꯁꯤꯠꯅ ꯏꯃꯨꯡꯁꯤꯗ ꯂꯩꯔꯛꯄ ꯇꯦꯟꯁꯟꯅꯦꯕ ꯃꯥ ꯍꯟꯗꯛ ꯇꯦꯟꯁꯟꯁꯦ ꯄꯨꯔꯥ ꯊꯥꯡꯊꯈ꯭ꯔꯦꯕ ꯍꯟꯗꯛꯀꯣ ꯑꯗꯨꯅꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯃꯣꯏꯒꯤ ꯑꯔꯣꯏꯕꯗ ꯃꯣꯏꯅ ꯂꯧꯕꯤꯔꯤꯕ ꯊꯧꯗꯥꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯅ ꯂꯝ ꯑꯣꯏꯅꯗꯤ ꯁꯤꯗ ꯄꯟꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯂꯝꯒꯤ ꯀ꯭ꯂꯕ ꯑꯗꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯒꯤ ꯂꯝꯁꯤꯒꯤ ꯀ꯭ꯂꯕ ꯑꯗꯨꯒ ꯀ꯭ꯂꯕꯀꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯩ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯂꯝ ꯈꯨꯗꯤꯡꯒꯤ ꯀ꯭ꯂꯕꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯊꯧꯗꯥꯡ ꯂꯧꯕꯤꯔꯒꯗꯤ ꯅꯨꯄꯥ ꯑꯝꯇ ꯅꯨꯄꯤ ꯀꯣꯏꯕ ꯉꯝꯃꯣꯏꯕ ꯑꯗꯨꯒ ꯅꯨꯄꯤ ꯃꯧ ꯑꯝꯇꯁꯨ ꯅꯨꯄꯥ ꯀꯣꯏꯕ ꯉꯝꯃꯣꯏ ꯑꯗꯒꯤ ꯍꯜꯂꯛꯑꯒ ꯂꯩꯕ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯀꯣꯏꯅꯕ ꯉꯝꯃꯣꯏꯕꯀꯣ ꯁꯤꯒꯤ ꯊꯧꯗꯥꯡꯁꯦ ꯂꯧꯍꯧꯗꯕ ꯌꯥꯗ꯭ꯔꯕ ꯌꯥꯝ ꯊꯦꯡꯊꯔꯕ ꯊꯧꯗꯥꯡ ꯑꯣꯏꯕꯒꯤ ꯑꯩꯅ ꯃꯁꯤꯁꯦ ꯂꯤꯖꯔꯛꯄꯅꯦꯕꯀꯣ ꯌꯥꯝ ꯑꯆꯧꯕ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤꯀꯣ ꯍꯟꯗꯛꯇ ꯊꯣꯛꯈ꯭ꯔꯤꯅꯤꯀꯣ ꯊꯧꯗꯣꯛꯁꯤꯁꯨ ꯏꯕꯦꯝꯃꯁꯤ ꯃꯥꯅ ꯅꯨꯄꯥꯁꯤ ꯃꯣꯏ ꯂꯩꯀꯥꯏ ꯃꯁꯦꯟꯅꯦ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯀ꯭ꯂꯥꯁ 5, 6 ꯁ꯭ꯋꯥꯏꯗꯒꯤ ꯇꯨꯏꯁꯟ ꯇꯧꯃꯤꯟꯅꯩꯌꯦꯕ ꯑꯗꯨꯒꯤ ꯃꯣꯏꯁꯦ ꯇꯨꯏꯁꯟ ꯆꯠꯃꯤꯟꯅꯕ ꯍꯜꯂꯛꯃꯤꯟꯅꯕ ꯁꯨꯝ ꯇꯧꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯑꯗꯨꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯄꯥꯝꯖꯔꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯨꯄꯤꯁꯤꯅꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯏꯈꯟ ꯈꯟꯗꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯃꯥꯅꯗꯤ ꯑꯗꯨꯝ ꯈꯟꯖꯕ ꯅꯨꯄꯥꯁꯤꯅꯗꯤ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯁ ꯊꯝꯕꯗꯣ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝ ꯊꯝꯖꯔꯛꯑꯦꯅ ꯅꯨꯄꯤꯁꯤꯗ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 9ꯁꯤꯗ ꯅꯨꯡꯁꯤꯅ ꯐꯣꯡꯗꯣꯔꯛꯑꯦ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯅꯨꯄꯤꯁꯤꯅ ꯐꯅ ꯀꯨꯏꯅ ꯌꯥꯗꯦ ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤ ꯂꯥꯏꯔꯤꯛ ꯅꯨꯄꯥ ꯀꯣꯏꯕ ꯃꯇꯝ ꯆꯥꯗ꯭ꯔꯤ 8ꯇꯒꯤꯗꯤ ꯐꯣꯡꯗꯣꯔꯛꯑꯦ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯃꯇꯝ ꯆꯥꯗ꯭ꯔꯤꯌꯦ ꯀꯥꯏꯗꯩꯅꯣ ꯍꯧꯖꯤꯛ ꯑꯅ ꯑꯗꯨꯝ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯕ 9ꯗꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯦ 9ꯁꯤꯗꯗꯤ ꯌꯥꯔꯦꯕ ꯌꯥꯔꯦ ꯃꯕꯥꯅꯤꯁꯦ ꯆꯍꯤꯁꯤꯃ 9ꯒꯤ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ ꯃꯣꯏꯁꯦ ꯇꯨꯏꯁꯟ ꯆꯠꯃꯤꯟꯅꯗꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯗꯅ ꯑꯗꯩ ꯐꯣꯟꯁꯦ ꯂꯥꯏꯔꯤꯛ ꯄꯥꯅ ꯃꯦꯁꯦꯖ ꯊꯥꯅꯗꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ ꯃꯥꯁꯨ ꯅꯨꯄꯥꯁꯦ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯂꯥꯏꯔꯤꯛꯀꯤ ꯀꯣꯛꯁꯦ ꯆꯪꯉꯛꯇꯕ ꯅꯨꯄꯥꯁꯤꯒ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅꯅꯤꯡꯕ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯇꯨꯝꯃꯁꯨ ꯃꯪꯗ꯭ꯔꯪ ꯑꯝꯗ ꯑꯗꯨꯝ ꯅꯨꯄꯥꯁꯤ ꯋꯥꯈꯟꯗ ꯑꯗꯨꯝ ꯇꯨꯝꯕ ꯃꯥꯏ ꯃꯁꯛꯁꯦ ꯎꯕ ꯃꯕꯥꯅꯤ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯁꯨꯝ ꯅꯣꯛꯃꯤꯟꯅꯕ ꯃꯣꯏꯒꯩ ꯇꯨꯏꯁꯟ ꯍꯜꯂꯛꯄꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯁꯤꯗꯩꯁꯤꯗ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯇꯥꯎꯔꯦꯕ ꯑꯗꯨꯝ ꯇꯨꯏꯁꯟꯁꯦ ꯌꯥꯝ ꯆꯠꯅꯤꯡꯕ ꯃꯣꯏꯁꯦ ꯁ꯭ꯀꯨꯜꯗꯤ ꯄꯨꯟꯗꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯔꯛꯈ꯭ꯔꯦ ꯃꯥꯁꯦꯀꯣ ꯌꯥꯝ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯛꯄ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯁꯤꯗ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯀ꯭ꯂꯥꯁ 10ꯁꯤꯗ ꯃꯃꯥꯁꯤꯅ ꯈꯪꯉꯛꯑꯦꯕꯀꯣ ꯌꯥꯝ ꯆꯩ ꯂꯩꯀꯥꯏ ꯅꯨꯄꯥ ꯀꯣꯏꯕ ꯈꯣꯠꯄ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯆꯩꯀꯣ ꯑꯗꯨꯒ ꯉꯥꯡꯉꯤ ꯑꯗꯩ ꯐꯣꯟ ꯄꯥꯏꯍꯟꯗꯦ ꯑꯗꯩ 10 ꯍꯧꯖꯤꯛ ꯍꯌꯦꯡꯁꯤꯗ ꯉꯥꯏꯔꯕꯅꯤ 10 ꯊꯥꯒꯗꯕꯗꯣ ꯍꯧꯖꯤꯛ ꯅꯪ ꯅꯨꯄꯥ ꯀꯣꯏꯕ ꯃꯇꯝꯂꯥ ꯑꯗꯨꯅ ꯌꯥꯔꯣꯏ ꯀꯣꯏꯕ ꯑꯗꯨꯗꯨꯅ ꯌꯥꯝ ꯉꯥꯡꯉꯦ ꯃꯃꯥꯁꯤꯅ ꯌꯥꯝ ꯉꯥꯡꯉꯤ ꯑꯗꯩ ꯇꯨꯏꯁꯟ ꯃꯐꯝ ꯍꯣꯡꯗꯣꯛꯍꯜꯂꯤ ꯇꯝꯃꯤꯟꯅꯍꯟꯗꯦ ꯑꯗꯩꯗꯤ ꯃꯣꯏꯅ ꯊꯤꯟꯕ ꯂꯧꯕ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯦꯛꯁꯟꯅ ꯍꯣꯠꯅꯈ꯭ꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯃꯃꯥꯁꯤꯅ ꯉꯥꯡꯕꯁꯤꯗ ꯍꯦꯟꯃꯟꯗꯅ ꯅꯨꯄꯥꯁꯤꯗ ꯇꯣꯛꯅꯔꯁꯤ ꯏꯕꯥꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝ ꯆꯥꯗ꯭ꯔꯤ ꯏꯃꯥ ꯍꯣꯏꯅ ꯌꯥꯝ ꯉꯥꯡꯉꯦ ꯌꯨꯝꯗ ꯑꯗꯨꯅ ꯇꯣꯛꯅꯔꯁꯤ ꯑꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦꯕ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯇꯣꯛꯅꯔꯦ ꯀ꯭ꯂꯥꯁ 10 ꯆꯍꯤꯁꯤꯃ ꯇꯣꯛꯅꯩ ꯃꯕꯥꯅꯤ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯍꯌꯦꯡꯋꯥꯏꯐꯥꯎꯒꯤ
ꯅꯨꯄꯤꯁꯤꯒꯤ ꯃꯀꯣꯛꯇ ꯑꯗꯨꯝ ꯆꯤꯛꯍꯜꯂꯒ ꯂꯩꯗꯣꯏꯕ ꯀ꯭ꯔꯥꯏꯝꯁꯤꯗ ꯆꯦꯟꯅꯗꯣꯏꯕ ꯅꯨꯄꯤꯁꯦ ꯀ꯭ꯂꯥꯁ 10ꯁꯤꯗ ꯅꯨꯄꯥꯁꯤꯅ ꯀꯣꯏꯕꯅꯦꯕ ꯃꯥꯒ ꯇꯣꯛꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯗꯤ ꯁ꯭ꯀꯨꯜ ꯄꯨꯜꯂꯦ ꯅꯨꯄꯤ ꯑꯃꯁꯤꯒꯗꯤ 10ꯁꯤꯗ ꯀꯣꯏꯔꯦ ꯃꯕꯥꯅꯤꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯑꯁꯣꯝꯗ ꯑꯗꯒꯤ ꯑꯃꯨꯛ 10ꯒ ꯊꯥꯗꯣꯛꯅ ꯂꯣꯏꯔꯦ 11 ꯀꯥꯔꯛꯑꯦ 11 ꯀꯥꯔꯛꯄꯁꯤꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯐꯖꯊꯣꯔꯛꯄ 11 ꯀꯥꯔꯛꯑꯕꯅꯤꯅ ꯈꯤꯇꯪ ꯀꯦꯕ ꯈꯣꯠꯄꯒꯁꯨ ꯍꯩꯔꯛꯑꯕ ꯐꯦꯁꯟ ꯁ꯭ꯇꯥꯏꯜꯒꯁꯨ ꯈꯔ ꯌꯥꯎꯔꯛꯑꯕ ꯃꯥ ꯑꯗꯨꯒꯤ ꯃꯥꯅ ꯇꯨꯏꯁꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛꯀꯁꯨ ꯃꯥꯁꯦ ꯄꯥꯝꯈꯠꯂꯛꯑꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒ ꯄꯥꯝꯃꯒ ꯂꯩ ꯍꯥꯏ ꯃꯥꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯍꯟꯖꯟꯅꯁꯦꯅ ꯀꯔꯤ ꯇꯛꯂꯛꯑꯦꯕ 11ꯁꯤꯗ ꯑꯗ ꯅꯨꯄꯤꯁꯤꯁꯨ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯀꯧꯕꯅꯤꯅ ꯃꯥꯁꯨ ꯅꯨꯡꯁꯤꯈꯤꯕꯅꯤ나 ꯊꯃꯣꯏꯗ ꯃꯃꯥꯅ ꯀꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯉꯥꯡ ꯆꯩꯕꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯅꯤꯅ ꯃꯥꯁꯨ ꯅꯨꯡꯁꯤꯔꯦꯕ ꯅꯨꯄꯥꯁꯦ ꯑꯃꯨꯛꯀ ꯃꯕꯥꯅꯤꯁꯦ 11ꯁꯦ ꯍꯟꯖꯟꯅꯔꯦ ꯆꯍꯤꯁꯤꯃ ꯑꯃꯨꯛ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯊꯟꯇ ꯍꯥꯏꯗꯣꯔꯛꯑꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯩ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯨꯔꯦ ꯅꯪꯅ ꯍꯨꯟꯗꯣꯛꯑꯝꯕꯗꯨꯗ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎ ꯉꯝꯅꯕꯅ ꯑꯗꯨꯅ ꯍꯥꯏꯕꯗ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯑꯅꯤ ꯀꯣꯏꯕꯗꯤ ꯄꯥꯝꯗꯦꯍꯦ ꯅ ꯍꯥꯏꯕꯗ ꯑꯗꯨꯗꯤ ꯀꯟꯐꯔꯦꯟꯁ ꯄꯤꯒꯦ ꯑꯩ ꯍꯥꯏꯗꯣꯛꯀꯦ ꯃꯉꯣꯟꯗ ꯅꯪ ꯄꯥꯏꯌꯣꯅ ꯀꯟꯐꯔꯦꯟꯁ ꯄꯤꯔꯒ ꯅꯨꯄꯤꯁꯤꯗꯤ ꯐꯣꯟ ꯄꯥꯏꯔꯗꯤ ꯈꯪꯍꯟꯗꯕ ꯅꯨꯄꯤ ꯑꯃꯗꯨꯗ ꯑꯗꯨꯒ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯑꯩꯒꯤ ꯉꯋꯥꯏ ꯀ꯭ꯂꯥꯁ 9ꯗꯒꯤ ꯅꯨꯡꯁꯤꯅꯖꯔꯛꯄ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯩꯒꯤ ꯄꯨꯔꯥ ꯐꯥꯔꯁ ꯂꯞ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯉꯥꯡ ꯑꯣꯏꯅ ꯀ꯭ꯂꯥꯁ 5, 6 ꯑꯩ ꯀ꯭ꯔꯁ ꯊꯝꯃꯛꯄ ꯑꯩꯒ ꯃꯇꯝ ꯈꯔ ꯆꯍꯤ ꯑꯃ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯂꯥꯞꯊꯣꯛꯅꯔꯨꯕꯗꯣ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯍꯟꯖꯟꯅꯔꯦ ꯑꯗꯨꯅ ꯅꯪ ꯋꯥꯔꯧꯔꯅꯨ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯤꯅ ꯐꯣꯟꯗ ꯍꯥꯏꯗꯣꯛꯑꯦꯕ ꯃꯥꯅ ꯀꯟꯐꯔꯦꯟꯁꯁꯤꯗ ꯅꯨꯄꯤꯁꯤꯁꯨ ꯇꯥꯔꯦꯗꯅꯀꯣ ꯑꯗꯩ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯇꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯕꯥꯅꯤꯁꯦ ꯍꯟꯖꯟꯅꯔꯒ ꯐꯖꯅ ꯅꯨꯡꯁꯤꯅꯖꯔꯦ ꯃꯕꯥꯅꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅ ꯈꯔ ꯉꯥꯡꯕ ꯈꯣꯠꯄ ꯑꯃꯨꯛ ꯍꯟꯖꯟꯅꯔꯦ ꯈꯪꯕꯩ ꯁꯨꯝꯕ ꯇꯧꯔꯛꯄꯁꯤꯗ ꯆꯦꯜꯂꯦ ꯃꯕꯥꯅꯤꯁꯦꯀꯣ ꯆꯦꯜꯂꯦ ꯑꯗꯩꯗꯤ ꯆꯦꯜꯂꯦ ꯑꯍꯥꯟꯕ ꯆꯦꯟꯕꯁꯦ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯦ ꯊꯤꯜꯂꯛꯑꯦ ꯑꯗꯩ ꯃꯃꯥ ꯍꯣꯏꯅ ꯉꯥꯡꯉꯦ ꯆꯩꯔꯦ ꯃꯥꯁꯦ ꯍꯧꯖꯤꯛꯇꯩ ꯅꯌꯨꯝ ꯄꯥꯜꯂ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯑꯗꯨꯗꯨꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯉꯦ ꯑꯩ ꯄꯥꯝꯗꯦ ꯂꯩꯀꯥꯏꯗ ꯌꯨꯝ ꯄꯥꯟꯕꯁꯦ ꯄꯥꯝꯗꯦ ꯑꯗꯨꯗꯨꯅ ꯑꯗꯩꯗꯤ ꯅꯨꯄꯥꯅꯤꯅ ꯃꯥꯅ ꯈꯔ ꯒꯥꯏꯗ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯣꯠꯅꯈꯤꯁꯤ ꯃꯇꯝ ꯆꯥꯔ ꯄꯥꯟꯁꯤꯅ ꯄꯥꯟꯕ ꯑꯣꯏꯔꯗꯤ ꯐꯩ ꯃꯥꯅ ꯐꯔꯗꯤ ꯑꯗꯨꯃꯥꯏꯅ ꯒꯥꯏꯗ ꯇꯧꯕꯤꯔꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛ ꯆꯦꯟꯕ ꯆꯣꯡꯕꯗꯤ ꯇꯧꯔꯣꯏ ꯐꯠꯇꯕꯒꯤꯅꯤ ꯏꯔꯥꯡꯗ ꯂꯩꯕ ꯅꯨꯄꯥꯅꯤ ꯑꯗꯨꯗꯨꯅ ꯉꯥꯡꯉꯦ ꯑꯗꯩ ꯃꯣꯏꯁꯦ ꯄꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥ ꯂꯣꯏꯁꯟꯅꯅꯕ ꯁꯤꯜꯂꯁꯦꯅ ꯍꯥꯏꯔꯦ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯍꯞꯇꯥ ꯑꯃ ꯂꯩꯕꯒ ꯑꯃꯨꯛꯀ ꯆꯦꯟꯁꯤꯜꯂꯦ ꯃꯕꯥꯅꯤꯁꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤꯃꯨꯛ ꯂꯣꯠꯂꯦꯀꯣ ꯈꯔꯅꯤ ꯂꯣꯠꯂꯦ ꯑꯗꯨꯗꯩꯗꯤ ꯉꯁꯥꯏꯒꯤ ꯃꯕꯥꯅꯤꯗꯤ ꯎꯅꯗꯕꯁꯦ ꯂꯩ ꯉꯝꯃꯛꯇ꯭ꯔꯕꯅꯦ ꯃꯕꯥꯅꯤ ꯈꯛꯇꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯟꯅꯔꯕꯅꯦꯕ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯑꯁ ꯃꯣꯏ ꯀꯣꯛꯇ ꯀꯔꯤꯝ ꯆꯪꯗ꯭ꯔꯦ ꯃꯕꯥꯅꯤꯁꯦ ꯊꯨꯡꯅꯗ ꯌꯥꯗꯦ ꯁꯤꯅꯦꯕ ꯃꯕꯥꯅꯤꯁꯦ ꯎꯅꯗꯗꯤ ꯂꯩ ꯉꯝꯗꯕꯤ ꯐꯣꯟ ꯐꯥꯎꯅꯗꯗꯤ ꯂꯩ ꯉꯝꯗꯕꯤ ꯑꯗꯩ ꯐꯣꯟꯗꯤ ꯄꯥꯏꯍꯟꯗ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛꯇ ꯆꯦꯟꯊꯣꯔꯛꯄ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯍꯦꯛꯇ ꯂꯧ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅꯅꯦꯕ ꯑꯅꯤꯔꯛ ꯁꯨꯕꯩꯁꯤꯗꯤ ꯄꯨꯂꯤꯁꯇ ꯀꯦꯁ ꯄꯥꯟꯗꯅ ꯈꯠꯅꯔꯦ ꯀꯦꯁ ꯇꯧꯅꯔꯦ ꯑꯗꯩ ꯄꯨꯂꯤꯁꯇꯩ ꯐꯥꯗꯣꯛꯅꯔꯦꯀꯣ ꯐꯥꯗꯣꯛꯅꯔꯦ ꯑꯗ ꯅꯨꯄꯤꯁꯤꯅ ꯄꯩꯁꯥ ꯂꯧꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯑꯩ ꯏꯁꯥꯅ ꯌꯥꯏ ꯈꯣꯠꯂꯦꯅ ꯆꯍꯤ ꯁꯨꯗ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯅꯤꯁꯨꯕꯁꯦ ꯑꯃꯨꯛ ꯐꯥꯗꯣꯛꯅꯔꯦ ꯑꯗꯩ ꯑꯃꯨꯛ ꯉꯥꯡꯉꯦ ꯃꯃꯥ ꯍꯣꯏꯁꯤꯅ ꯉꯥꯡꯕ ꯆꯩꯕꯁꯦ ꯇꯧꯔꯦ ꯅꯃꯥꯏ ꯀꯥꯏ ꯈꯪꯗꯕ ꯑꯃꯨꯛꯀ ꯆꯦꯟꯁꯤꯟꯕ ꯑꯗꯨꯗꯣ ꯍꯟꯗꯛꯀ ꯆꯦꯜꯂꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯗꯨꯗꯨ ꯇꯧꯕꯁꯤꯗꯩꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯞꯇꯥ ꯐꯥꯗꯅ ꯃꯥꯅ ꯑꯃꯨꯛ ꯊꯣꯛꯑꯦ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯒ ꯊꯣꯛꯑꯒ ꯃꯥꯅ ꯑꯃꯨꯛ ꯊꯣꯛꯑꯦ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯉꯥꯡꯕꯗ ꯏꯃꯥꯅ ꯂꯣꯏꯔꯦꯅ ꯄꯥꯎꯗꯪ ꯍꯥꯏꯈꯤ ꯐꯣꯟ ꯅꯨꯄꯥꯁꯤ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯔꯤꯃꯤꯅꯀꯣ ꯃꯥꯅ ꯅꯝꯕꯔ ꯑꯝꯗ ꯍꯦꯛꯇ ꯇꯧꯈꯤ ꯗꯨꯀꯥꯟ ꯑꯃ ꯀꯩ ꯑꯃꯗ ꯄꯣꯠ ꯑꯝꯇ ꯂꯩꯒꯦ ꯍꯥꯏꯔ ꯄꯣꯠ ꯑꯝꯇ ꯇꯧꯒꯦ ꯍꯥꯏꯔꯒꯀꯣ ꯈꯤꯇꯪ ꯊꯣꯛꯑꯒ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯂꯧꯔꯦ ꯑꯍꯨꯝꯁꯨꯕꯁꯤꯁꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯆꯦꯟꯕꯁꯤꯗ ꯑꯗ ꯑꯍꯟꯈꯩꯅ ꯐꯔꯦ ꯐꯔꯦ ꯅꯣꯏ 3ꯂꯛ ꯁꯨꯖꯜꯂꯛꯑꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯁꯦ ꯊꯤꯜꯂꯛꯑꯣ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯔꯁꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯊꯣꯛꯑ ꯊꯝꯃꯁꯤ ꯆꯍꯤ ꯁꯨꯔ ꯂꯨꯍꯣꯡꯉꯁꯦꯅ ꯍꯥꯏꯔ ꯊꯤꯜꯍꯜꯂꯛꯑꯕ ꯑꯗꯨꯒꯗꯤ ꯊꯤꯜꯂꯛꯄꯒꯅ ꯅꯨꯡꯗꯥꯡꯁꯤꯗ ꯐꯨꯔꯦ ꯅꯨꯄꯤꯁꯦ ꯀꯔꯤꯒꯤ ꯄꯤꯕ ꯀꯔꯤꯒꯤ ꯋꯥꯔꯣꯏꯄꯣꯠ ꯅꯪ 100ꯃꯛ ꯆꯦꯜꯂꯁꯨ ꯑꯩ ꯍꯟꯖꯟ ꯍꯟꯖꯟ ꯐꯥꯗꯣꯛꯀꯅꯤ ꯑꯗꯨꯝ ꯅꯪ ꯀꯔꯤꯒꯤ ꯑꯅ ꯉꯥꯡꯉꯦꯀꯣ ꯃꯃꯥ ꯃꯄꯥꯅ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯍꯞꯇꯥꯃꯨꯛꯁꯤ ꯂꯩꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯟꯗꯛꯇꯤ ꯅꯣꯏꯅ ꯐꯥꯕ ꯍꯦꯛ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯥ ꯆꯦꯂꯦꯟꯖ ꯇꯧꯅꯔꯦꯕ ꯑꯉꯥꯡꯅꯤꯅ ꯉꯁꯥꯏꯒꯤ ꯅꯣꯏꯅ ꯍꯦꯛ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯄꯤꯅꯦꯅ ꯍꯥꯏꯔꯒ ꯃꯇꯝ ꯆꯥꯅ ꯑꯗꯨꯒ ꯑꯃꯨꯛ ꯊꯤꯜꯍꯜꯂꯛꯑꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯕ ꯑꯩꯕꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ 3ꯔꯛ ꯁꯨꯕ ꯑꯃꯨꯛ ꯆꯦꯜꯂꯦ ꯑꯗꯗꯤ ꯂꯣꯠꯂ ꯂꯩꯈ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯊꯥ ꯑꯃꯨꯛ ꯂꯣꯠꯂꯦ ꯍꯥꯏꯌꯦ ꯃꯣꯏꯁꯦ ꯐꯣꯟ ꯅꯨꯡꯒ ꯑꯝꯇ ꯄꯨꯗꯦ ꯍꯥꯏ ꯅꯨꯄꯥꯁꯨ ꯃꯥꯁꯨ ꯑꯗꯨꯒ ꯅꯨꯄꯥꯔꯣꯝꯒꯤ ꯃꯌꯨꯝꯗꯁꯨ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯀꯌꯥ ꯑꯃꯠꯇ ꯄꯥꯎ ꯄꯤꯗꯦ ꯍꯥꯏ ꯄꯥꯎꯁꯦ ꯍꯦꯛꯇ ꯂꯤꯛ ꯑꯣꯏꯅꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯆꯤꯡꯒꯤ ꯅꯨꯄꯥꯁꯤꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤꯗ ꯂꯣꯠꯂꯦ ꯍꯥꯏ ꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤꯅꯗꯅ ꯇꯧꯔꯦ ꯑꯗꯩ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯗ ꯃꯄꯥꯁꯤꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯏ ꯍꯥꯏ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯁꯦ ꯅꯣꯏꯒꯤ ꯁꯤꯗ ꯐꯝꯐꯝ ꯂꯩꯇꯦꯅ
ꯑꯩꯈꯣꯏꯕꯨꯁꯨ ꯎꯁꯤꯠꯇꯕ ꯅꯣꯏꯌꯦꯅꯅꯦ ꯍꯟꯖꯟꯒ ꯆꯦꯟꯕꯗꯨꯗ ꯅꯣꯏꯅ ꯇꯧꯒꯦꯅ ꯇꯧꯔꯤꯃꯤ ꯅꯆꯥꯗꯨꯗ ꯏꯟꯁꯤꯜꯂꯒꯅ ꯑꯗꯨꯃꯥꯏꯅ ꯈꯠꯅꯗꯅ ꯂꯣꯏ ꯍꯥꯏꯌꯦꯕ ꯑꯗꯩ ꯊꯥ ꯑꯃꯨꯛ ꯂꯣꯠꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯟꯊꯣꯔꯛꯑꯦꯀꯣ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒꯗꯤ ꯉꯁꯥꯏꯒꯤ ꯌꯨꯝ ꯄꯥꯜꯂꯛꯑꯕꯅꯤꯅ ꯃꯌꯨꯝꯗꯗꯤ ꯃꯣꯏꯗꯤ ꯃꯃꯥ ꯍꯣꯏꯅ ꯃꯦꯒꯤ ꯍꯧꯗꯅ ꯇꯨꯏꯁꯟꯒꯤ ꯆꯥꯎꯅ ꯃꯌꯥꯗ ꯏꯟꯁꯤꯟꯗꯅ ꯁ꯭ꯀꯨꯜꯁꯦ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯍꯥꯏꯕꯁꯤ ꯍꯣꯔꯦꯟ ꯂꯥꯏꯕꯛ ꯆꯥꯛ ꯂꯥꯝꯅꯤ ꯆꯥꯎꯅ ꯏꯟꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯊꯥꯔꯤꯕ ꯑꯉꯥꯡꯅꯦꯕ ꯑꯗꯨꯗꯨꯅ ꯌꯨꯝ ꯄꯥꯜꯂꯕꯅꯤ나 ꯃꯥꯁꯦ ꯊꯕꯛꯁꯦ ꯅꯣꯡꯉꯥꯟꯕꯒ ꯋꯥꯏ ꯁꯤꯠꯄ ꯋꯥꯏ ꯇꯩꯕ ꯑꯗꯩꯗꯤ ꯏꯔꯨꯖꯒꯗꯕ ꯙꯨꯞ ꯊꯥꯒꯗꯕ ꯆꯥ ꯂꯣꯟꯒꯗꯕ ꯆꯥꯛ ꯊꯣꯡꯒꯗꯕ ꯁꯤꯁꯨ ꯑꯃꯨꯛ ꯄꯨꯡ 9ꯒꯤ ꯃꯃꯥꯡꯗ ꯂꯣꯏꯗꯣꯏꯕ ꯅꯨꯄꯥꯒꯤ ꯃꯆꯟꯅꯨꯄꯤ ꯃꯅꯥꯎꯄꯥ ꯁ꯭ꯀꯨꯜ ꯆꯠ ꯅꯪꯅꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯣꯏꯕ ꯅꯨꯄꯥ ꯃꯄꯥꯁꯤꯁꯨ ꯑꯃꯨꯛ ꯊꯕꯛ ꯑꯃ ꯆꯠꯄ ꯗꯨꯀꯥꯟ ꯐꯝꯕ ꯑꯗꯨꯒꯤ ꯂꯣꯏ ꯅꯪꯅꯕ ꯃꯥ ꯍꯣꯠꯅꯒꯗꯕ ꯃꯃꯥꯁꯤ ꯃꯅꯦꯝꯕꯣꯛꯁꯨ ꯗꯨꯀꯥꯟ ꯆꯠꯄ ꯃꯀꯨꯕꯣꯛꯀ ꯑꯗꯨꯅ ꯃꯥꯅ ꯅꯨꯡꯊꯤꯟꯒꯤ ꯑꯃꯨꯛ ꯑꯗꯨ ꯂꯣꯏ ꯇꯧꯒꯗꯕ ꯅꯣꯡꯃꯒꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯒꯗꯤ ꯈꯤꯇꯪ ꯁꯣꯏꯕꯩꯁꯨ ꯉꯥꯡꯕ ꯆꯩꯕ ꯁꯨꯝ ꯑꯗꯨꯅ ꯃꯌꯨꯝꯒꯗꯤ ꯃꯥꯟꯅꯔꯛꯇꯕ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯠꯂꯦ ꯅꯩ ꯍꯥꯏꯕ ꯁꯨꯡꯅꯠ ꯅꯠꯇꯦ ꯃꯥ ꯃꯁꯥꯅ ꯍꯥꯏꯌꯦꯕ ꯑꯗꯨꯝ ꯑꯩ ꯏꯅꯦꯝꯅ ꯏꯀꯨꯅ ꯑꯣꯠꯂꯦ ꯅꯩ ꯍꯥꯏꯕ ꯑꯝꯇ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯨꯝꯗ ꯂꯩꯕ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯕꯗꯤ ꯌꯥꯗ꯭ꯔꯦ ꯍꯧꯒꯠꯅꯤꯡ ꯃꯇꯝꯗ ꯍꯧꯒꯠꯄ ꯏꯃꯥꯅ ꯑꯣꯏꯅ ꯏꯟꯁꯤꯜꯂꯛꯄ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯃꯑꯣꯡꯒꯤ ꯊꯕꯛꯁꯦ ꯂꯧꯔꯦ ꯑꯗꯨꯅ ꯃꯉꯣꯟꯁꯤꯗ ꯄꯨꯛꯅꯤꯡꯁꯦ ꯁꯨꯝ ꯅꯨꯡꯁꯤꯔꯛꯄ ꯑꯩꯁꯦ ꯏꯁꯥꯁꯦ ꯃꯥꯡꯍꯜꯂꯦꯗꯀꯣ ꯍꯟꯖꯟ ꯑꯩ ꯏꯃꯥ ꯏꯄꯥꯅꯗꯤ ꯌꯥꯝ ꯐꯥꯗꯣꯛꯇꯅ ꯍꯣꯠꯅꯖꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯁꯦ ꯏꯁꯥ ꯃꯥꯡꯍꯜꯂꯦꯗꯀꯣꯅ ꯃꯁꯥ ꯃꯊꯟꯇ ꯃꯥꯁꯦ ꯑꯗꯨꯝ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯄꯨꯔꯥꯅ ꯊꯥ 9ꯁꯦ ꯏꯟꯊꯣꯛꯏ ꯍꯥꯏ ꯀꯩꯝꯇ ꯋꯥ ꯉꯥꯡꯅꯗꯦ ꯍꯥꯏ ꯃꯥꯅꯁꯨ ꯇꯧꯗꯦ ꯍꯥꯏ ꯐꯣꯟ ꯃꯥ ꯉꯝꯅꯦꯅ 4ꯔꯛ ꯆꯦꯜꯂ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯃꯃꯥ ꯍꯣꯏꯅꯁꯨ ꯇꯧꯔꯛꯇꯦ ꯄꯨꯔꯥ ꯏꯟꯊꯣꯛꯑ ꯊꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯅꯨꯄꯥꯁꯤꯒ ꯃꯥꯒꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯕꯅꯤꯅ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯣꯏꯅꯖꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯅꯨꯄꯥꯁꯤꯗꯤ ꯃꯈꯥ ꯂꯥꯏꯔꯤꯛ ꯇꯝꯊꯕ ꯃꯥꯁꯨ ꯇꯝꯃꯦ ꯍꯥꯏ ꯂꯥꯏꯔꯤꯛꯁꯦ ꯃꯥ 12ꯁꯦ ꯊꯥꯗꯣꯛꯑꯦ ꯍꯥꯏ ꯃꯣꯏꯗ ꯑꯗꯣ ꯊꯥꯗꯣꯛꯑꯦ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ 12 ꯊꯥꯈ꯭ꯔ ꯃꯇꯨꯡ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯁꯤꯗꯩꯁꯤꯗ ꯊꯥ 9 ꯁꯨꯔꯦ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂ ꯃꯣꯏꯗ ꯂꯩꯔꯨꯔꯤꯁꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯅꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯅ ꯄꯥꯎ ꯍꯥꯏꯔꯛꯑꯦꯕ ꯂꯣꯟꯅ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯊꯣꯛꯂꯛꯎ ꯑꯝꯇꯪ ꯊꯦꯡꯅꯁꯦꯅ ꯑꯗ ꯃꯥꯁꯨ ꯃꯃꯥ ꯃꯄꯥꯅ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯔꯦꯕꯀꯣ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯏꯟꯊꯣꯛꯑꯗ꯭ꯔꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯣꯏꯗ ꯁꯨꯡꯂꯩ ꯂꯩꯔꯝꯃꯔꯣꯏꯗ꯭ꯔꯥꯅ ꯈꯟꯖꯔꯝꯕꯗꯨꯅ ꯑꯝꯇꯪ ꯎꯟꯅꯁꯦꯅ ꯂꯣꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦꯕ ꯑꯗꯩ ꯂꯣꯟꯅ ꯃꯣꯏꯁꯦ ꯊꯦꯡꯅꯔꯦ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯑꯗꯩ ꯃꯃꯥꯁꯨ ꯀꯞꯄꯦ ꯃꯄꯥꯁꯨ ꯀꯞꯄꯦ ꯑꯗꯨꯒ ꯃꯥꯁꯦ ꯅꯨꯡꯁꯤꯕꯤꯔꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯍꯦꯛꯇ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯑꯣꯝꯃꯒ ꯃꯃꯥꯒ ꯃꯄꯥꯒꯁꯤꯗ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗ ꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯀꯣꯜꯂ ꯀꯞꯇꯅ ꯅꯥꯟꯗꯅ ꯅꯪꯕꯨ ꯆꯥꯛ ꯊꯣꯡ ꯍꯩꯕ꯭ꯔꯥ ꯑꯗꯩ ꯀꯩꯀꯩ ꯊꯕꯛ ꯇꯧꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯃꯣꯏꯅ ꯉꯥꯡꯕꯤꯗ꯭ꯔꯥ ꯆꯩꯕꯤꯗ꯭ꯔꯥ ꯅꯪꯅ ꯆꯥꯅꯤꯡꯕ ꯆꯥ ꯐꯪꯕ꯭ꯔꯥ ꯅꯪꯕꯨ ꯑꯆꯥꯄꯣꯠꯀ ꯆꯥꯕ꯭ꯔꯥ ꯒꯥꯏꯅ ꯑꯁ ꯅꯪꯗꯤ ꯑꯗꯨ ꯌꯥꯝ ꯆꯥꯖꯅꯤꯡꯕꯅꯤ ꯑꯗꯨ ꯌꯥꯝ ꯆꯥꯖꯕꯅꯤ ꯀꯥꯏꯅ ꯑꯗꯩ ꯃꯥꯅ ꯑꯩ ꯆꯥꯛ ꯊꯣꯡꯉꯦ ꯏꯃꯥꯗꯩ ꯄꯨꯡ ꯑꯗꯨꯛꯇ ꯍꯧꯒꯠꯂꯦ ꯑꯗꯩ ꯋꯥꯏ ꯁꯤꯠꯂꯦ ꯋꯥꯏ ꯇꯩꯌꯦ ꯑꯗꯨꯒ ꯙꯨꯞ ꯊꯥꯏꯌꯦ ꯑꯗꯩ ꯆꯥ ꯂꯣꯜꯂꯦ ꯑꯗꯩ ꯄꯨꯡ 9 ꯅꯪꯅꯕ ꯆꯥꯛ ꯂꯣꯏꯗꯣꯏꯅꯦ ꯀꯥꯏꯅ ꯃꯇꯪꯒ ꯄꯤꯛꯈ꯭ꯔꯕ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯃꯣꯏꯅ ꯃꯃꯤꯠꯇ ꯌꯥꯝ ꯄꯤꯛꯅ ꯎꯔꯤꯕꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯆꯥꯕꯨ ꯍꯩꯕ꯭ꯔꯅꯦꯅ ꯃꯃꯥꯁꯦ ꯍꯦꯛꯇ ꯀꯞꯇꯅꯀꯣ ꯏꯆꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯜꯂꯅꯤꯀꯣ ꯅꯪ ꯅꯄꯨꯟꯁꯤꯁꯦ ꯈꯔ ꯂꯩꯔꯗꯤ ꯑꯃꯨꯛ ꯅꯆꯥꯁꯨ ꯌꯥꯎꯁꯜꯂꯛꯑꯅꯤꯀꯣ ꯅꯪ ꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯨ ꯀꯞꯄꯦ ꯑꯗꯩ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯅꯪ ꯂꯩꯇꯕꯗꯒꯤ ꯆꯥꯛꯁꯦ ꯄꯨꯂꯞ ꯂꯦꯝꯃꯦ ꯑꯊꯣꯡꯕ ꯆꯥꯛꯁꯦ ꯄꯨꯂꯞ ꯂꯦꯝꯃꯦ ꯀꯅꯥꯁꯨ ꯆꯥꯛ ꯆꯥꯅꯗ꯭ꯔꯦ ꯅꯄꯥꯁꯨ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯪꯈ꯭ರೆ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯗ꯭ꯔꯦ ꯀꯞꯄꯒ ꯂꯩꯅꯔꯦ ꯉꯥ ꯊꯣꯡꯉꯦ ꯆꯥꯗ꯭ꯔꯦ ꯃꯔꯨ ꯃꯟꯗꯅ ꯄꯤꯖꯕꯅꯤꯀꯣ ꯏꯆꯥꯗꯣ ꯃꯥꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤꯀꯣꯅ ꯑꯗꯩ ꯌꯦꯟ ꯉꯧꯔꯦ ꯃꯥꯗꯤ ꯌꯦꯟ ꯃꯍꯤ ꯌꯥꯎꯗꯅ ꯉꯧꯕꯁꯦ ꯄꯥꯝꯖꯕꯅꯤꯀꯣꯅ ꯅꯄꯥꯁꯨ ꯑꯃꯨꯛ ꯀꯞꯄꯦ ꯑꯗꯩ ꯅꯧꯄꯥꯒꯤ ꯃꯦꯒꯤ ꯍꯧꯔꯦ ꯃꯥꯗꯤ ꯃꯦꯒꯤꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤꯀꯣꯅ ꯑꯃꯨꯛ ꯀꯞꯄꯦ ꯄꯤꯛꯈ꯭ꯔꯕ ꯅꯧꯔꯤꯕ ꯅꯪꯕꯨ ꯏꯃꯨꯡꯗꯨꯒꯤ ꯑꯗꯨ ꯌꯥꯝꯕ ꯊꯕꯛ ꯑꯩꯅ ꯇꯧꯕꯗꯕꯨ ꯋꯥꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯅꯪ ꯇꯧꯔꯕꯅꯤꯀꯣ ꯅꯪꯕꯣꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛꯁꯦ ꯂꯧꯈꯠꯀꯦꯅ ꯇꯧꯕꯅꯤ ꯅꯪꯒꯤ ꯑꯋꯣꯡ ꯇꯝꯒꯦꯅ ꯑꯗꯨꯒꯤ ꯀꯨꯊꯤ ꯌꯦꯡꯉꯨꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯄꯥꯁꯤꯒ ꯅꯪꯒ ꯆꯥꯟꯅꯗꯦ ꯐꯠꯇꯦ ꯅꯨꯄꯥꯁꯤꯒ ꯂꯩꯕꯗ ꯅꯪꯁꯦ ꯅꯃꯤꯠꯇꯩ ꯅꯥꯄꯤ ꯀꯪꯗꯅ ꯄꯨꯟꯁꯤꯒꯤ ꯂꯦꯟꯅꯤ ꯍꯥꯏ ꯑꯗꯨꯅ ꯅꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯈꯜ ꯈꯜꯂꯨ ꯅꯪ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯨꯛꯇꯪ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒ ꯍꯣꯠꯅꯁꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯛ ꯊꯤꯅ ꯄꯥꯟꯖꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯂꯧꯈꯠꯄꯒꯤ ꯊꯧꯔꯥꯡ ꯇꯧꯕꯁꯤ ꯉꯝꯗ꯭ꯔꯦ ꯅꯪ ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯏꯕꯁꯤꯗ ꯑꯉꯥꯡꯅꯤꯅ ꯃꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯋꯥꯔꯛꯄꯅꯤꯅ ꯏꯃꯥ ꯑꯩ ꯂꯥꯛꯑꯒꯦ ꯑꯩ ꯌꯨꯝꯗ ꯂꯩꯔꯒꯦ ꯑꯩ ꯀꯣꯂꯦꯖ ꯇꯝꯊꯔꯒꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯏꯑꯦ ꯃꯧ ꯑꯣꯏꯕꯁꯦ ꯊꯕꯛ ꯃꯌꯥꯝꯗꯣ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯏꯑꯦ
ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯑꯩ ꯏꯃꯥ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯖꯔꯒꯦ ꯂꯥꯏꯔꯤꯛ ꯇꯝꯊꯖꯔꯒꯦ ꯑꯩ ꯀꯣꯂꯦꯖ ꯌꯥꯝ ꯀꯥꯅꯤꯡꯉꯦꯅ ꯑꯗꯩ ꯂꯩꯔꯛꯇꯨꯗ ꯃꯣꯏꯗꯤ ꯄꯨꯜꯂꯤꯕꯅꯤꯅ ꯃꯃꯥꯟꯅꯕꯤꯈꯩꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯎꯔꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯅꯣꯏ ꯕꯕꯥꯁꯨ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝ ꯊꯣꯛꯂꯛꯄꯁꯦ ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯈꯥꯡꯉꯤ ꯊꯣꯡꯅꯥꯎꯗ ꯀꯩꯗ ꯂꯩꯔꯛꯇꯒ ꯊꯣꯛꯎꯔꯗꯤꯅꯦ ꯊꯣꯡꯅꯥꯎꯗꯒ ꯎꯔꯨꯔꯗꯤꯅꯦ ꯃꯣꯏ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯦꯛꯇ ꯀꯞꯄꯤ ꯅꯄꯥꯁꯦ ꯑꯣ ꯑꯩ ꯆꯥꯗ꯭ꯔꯤ ꯃꯤ ꯃꯌꯨꯝꯗ ꯆꯥꯛ ꯊꯣꯡ ꯂꯩꯔꯝꯃꯅꯤꯀꯣ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯦꯅꯦꯅ ꯀꯞꯄꯦ ꯅꯄꯥꯁꯨꯅ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣꯁꯦ ꯅꯪꯁꯦ ꯅꯣꯡꯃ ꯎꯒꯦ ꯍꯥꯏ ꯅꯄꯥꯅ ꯗꯨꯀꯥꯟꯗꯩ ꯄꯣꯠ ꯂꯩꯔꯒ ꯆꯪꯒꯦ ꯍꯥꯏ ꯅꯄꯥꯁꯤꯅꯅꯦ ꯂꯥꯞꯅ ꯌꯦꯡꯉꯒ ꯀꯞꯐꯧꯏ ꯍꯥꯏ ꯅꯄꯥꯁꯦ ꯅꯪꯅ ꯆꯪꯈꯤꯕꯗꯨꯐꯥꯎ ꯌꯦꯡꯉꯒ ꯀꯥꯏꯅ ꯃꯣꯏꯁꯨ ꯋꯥꯔꯤꯁꯨ ꯌꯥꯝ ꯁꯥꯟꯅꯔꯦꯕ ꯑꯗꯩ ꯃꯆꯥꯅꯁꯨ ꯂꯥꯛꯑꯒꯦꯅ ꯍꯥꯏꯕꯗꯨꯗ ꯆꯠꯂꯦ ꯃꯥꯁꯦꯀꯣ ꯑꯉꯥꯡꯅꯤꯅꯀꯣ ꯃꯄꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯌꯨꯝ ꯆꯠꯂꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯌꯨꯝꯗ ꯂꯩꯔꯒꯦ ꯑꯗꯨꯒ ꯑꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯔꯒꯦ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯂꯩꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯂꯩꯔꯒꯦ ꯑꯗꯨꯒ ꯍꯌꯦꯡꯋꯥꯏ ꯈꯜꯂꯒ ꯋꯥ ꯂꯣꯏꯁꯟꯅꯔꯁꯤꯅ ꯍꯥꯏꯔ ꯐꯣꯟꯁꯦ ꯊꯝꯃꯦ ꯅꯨꯄꯥꯁꯤꯗ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯊꯔꯦ ꯃꯥ ꯇꯨꯌꯦꯜꯞꯁꯦ ꯄꯥꯁ ꯇꯧꯔꯛꯇ꯭ꯔꯦ ꯃꯣꯏ ꯑꯁꯣꯝꯗ ꯊꯥꯕꯗꯣ ꯑꯗꯨ ꯑꯃꯨꯛꯀ ꯊꯥꯗꯣꯛꯑꯦ ꯑꯗꯨꯀꯥꯟꯗ ꯑꯃꯨꯛ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯇꯝꯊꯔꯦ ꯀꯣꯂꯦꯖ ꯇꯝꯊꯔꯒ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯃꯌꯨꯝꯁꯤꯗ ꯃꯥꯁꯦ ꯆꯍꯤꯃꯨꯛꯁꯦ ꯂꯩꯔꯨꯔꯦꯕ ꯑꯗꯩ ꯃꯥꯒꯤ ꯑꯑꯣꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦꯗ ꯌꯨꯝ ꯄꯥꯜꯂꯨꯕ ꯍꯥꯏꯕꯁꯤꯒ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯒꯗꯤ ꯈꯦꯠꯅꯔꯛꯑꯦꯕꯀோ ꯃꯥꯅ ꯑꯩꯈꯣꯏ ꯃꯥ ꯍꯦꯛ ꯊꯣꯛꯂꯛꯑꯦꯗꯅ ꯁꯤ ꯍꯜꯂꯛꯑ ꯃꯥꯅꯤꯅꯦ ꯍꯦꯛ ꯃꯥꯏ ꯃꯇꯨꯡꯗ ꯉꯥꯡꯅꯍꯧꯕ ꯑꯗꯩ ꯗꯨꯀꯥꯟꯃꯛꯇ ꯊꯣꯛꯂꯛꯑꯦ ꯃꯥꯅ ꯄꯣꯠ ꯆꯩꯁꯦ ꯂꯩꯔꯝꯃꯒ ꯆꯪꯈꯤꯕꯁꯦ ꯖꯨ ꯍꯦꯛ ꯉꯥꯡꯅꯍꯧꯕ ꯑꯉꯥꯡꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯑꯒ ꯍꯩꯁꯨ ꯍꯩꯔꯣꯏꯗꯕꯗ ꯃꯔꯤꯔꯛꯀ ꯆꯦꯟꯗꯅ ꯒꯥꯏꯅꯀꯣ ꯑꯗꯩ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯈꯩꯒ ꯀꯣꯂꯦꯖ ꯆꯠꯃꯤꯟꯅꯕꯁꯤꯗ ꯂꯛꯅꯔꯛꯄ ꯅꯨꯄꯥꯅ ꯂꯛꯅꯔꯛꯄꯁꯦ ꯑꯁꯤꯗꯤ ꯃꯧꯅꯦꯌꯦ ꯑꯁꯤ ꯍꯜꯂꯛꯄꯤꯅꯦꯌꯦ ꯃꯧ ꯍꯜꯂꯛꯄꯤꯅꯦꯌꯦ ꯍꯥꯏꯕꯤꯔꯛꯄ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯃꯧ ꯍꯜꯂꯛꯄꯤꯒ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯟꯁꯦ ꯃꯉꯣꯟꯗ ꯀꯔꯤꯝ ꯈꯪꯖꯕ ꯅꯠꯇꯦꯕ ꯃꯥ ꯃꯁꯥꯁꯦ ꯑꯉꯥꯡꯅꯤꯅ ꯃꯥꯁꯦ ꯂꯩꯁꯥꯕꯤꯗꯧ ꯂꯩꯖꯩꯅꯦꯕ ꯍꯜꯂꯛꯄ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯑꯗꯩ ꯏꯄꯥꯝꯗ ꯂꯩꯔꯒ ꯃꯤꯅ ꯅꯣꯛꯅꯕ ꯏꯀꯥꯏꯕ ꯅꯪꯕ ꯍꯥꯏꯁꯤꯅ ꯀꯔꯤ ꯏꯄꯥꯝꯗ ꯂꯩꯔꯒꯅ ꯀꯔꯤ ꯃꯤꯠꯌꯦꯡ ꯁꯣꯁꯥꯏꯇꯤꯒꯤ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦꯕ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯁꯥꯕꯤꯅ ꯂꯩꯕꯗꯧ ꯂꯩꯗꯣꯏꯅꯦ ꯈꯟꯖꯩꯅꯦꯕ ꯀꯔꯤꯝ ꯈꯪꯖꯕ ꯅꯠꯇꯦꯕ ꯑꯉꯥꯡꯅꯤꯅ ꯑꯗꯩꯗꯤ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯔꯛꯄ ꯑꯗꯩ ꯑꯃꯨꯛ ꯂꯩꯁꯥꯕꯤꯅꯕꯨ ꯃꯣꯏ ꯅꯨꯄꯤ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯤꯅꯒꯁꯦ ꯂꯩꯁꯥꯕꯤꯅ ꯃꯧꯅ ꯁꯨꯃꯥꯏꯅ ꯍꯜꯂꯛꯑꯒ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯝꯃꯅꯤ ꯐꯨꯅꯤꯡꯈ꯭ꯔꯦ ꯒꯥꯏꯅ ꯗꯥꯎꯒ ꯌꯥꯔꯣꯏ ꯎꯃꯪꯒ ꯂꯣꯏꯅꯤ ꯒꯥꯏꯅ ꯍꯥꯏꯅ ꯍꯧꯕꯀꯣ ꯃꯥꯏ ꯃꯅꯤꯡꯗ ꯑꯁ ꯃꯥꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ ꯑꯗꯩ ꯅꯨꯄꯥꯁꯦ ꯀꯣꯏꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯅꯤ ꯑꯗꯩ ꯑꯃꯨꯛ ꯃꯃꯥꯟꯅꯕꯈꯩꯅ ꯑꯗꯨꯅꯤ ꯃꯧꯅꯤꯅꯦ ꯑꯁꯤꯗꯤ ꯑꯗꯨꯗꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯒꯅꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯕ ꯅꯨꯄꯥꯗꯣ ꯃꯥ ꯎꯕꯗ ꯊꯩꯔ ꯆꯠꯈꯤꯅꯤ ꯃꯥꯅ ꯁꯣꯝ ꯂꯥꯛꯇꯣꯏꯔ ꯍꯥꯏꯗꯤ ꯁꯣꯝ ꯆꯪꯈꯤꯅꯤ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯃꯉꯣꯟꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯃꯃꯥꯟꯅꯕꯤꯒꯁꯦ ꯃꯃꯥ ꯍꯣꯏꯅꯒꯁꯦ ꯃꯥ ꯀꯣꯂꯦꯖ ꯀꯥꯕꯁꯦ ꯑꯁꯤꯒ ꯃꯧ ꯍꯜꯂꯛꯄꯤꯁꯤꯒ ꯇꯤꯟꯅꯒꯅꯨ ꯑꯅ ꯀꯥꯃꯤꯟꯅꯍꯟꯗꯕ ꯑꯗꯨꯅ ꯃꯥꯅ ꯑꯩ ꯊꯣꯛꯂꯛꯑꯦ ꯀꯣꯂꯦꯖ ꯊꯣꯛꯂꯛꯑꯣ ꯆꯠꯂꯁꯦꯒ ꯍꯥꯏꯕꯁꯦ ꯅꯪ ꯆꯠꯂꯝꯃꯣꯒ ꯍꯥꯏꯔꯛꯄ ꯃꯃꯥꯟꯅꯕꯤꯁꯦ ꯑꯗꯩ ꯑꯩꯗꯤ ꯉꯁꯤꯁꯦ ꯆꯠꯂꯔꯣꯏꯒ ꯍꯥꯏꯔꯒ ꯀꯣꯂꯦꯖꯅ ꯍꯦꯛ ꯂꯩꯔꯝꯕ ꯃꯉꯣꯟꯗꯩ ꯁꯨꯝ ꯂꯥꯞꯊꯣꯛꯄ ꯃꯃꯥꯟꯅꯕꯤꯐꯧꯗ ꯑꯗꯨꯃꯥꯏꯅ ꯃꯃꯥ ꯍꯣꯏꯅꯒ ꯏꯁꯧ ꯂꯥꯡꯉꯒ ꯃꯧꯁꯤꯒ ꯇꯤꯟꯅꯅꯨ ꯃꯧ ꯍꯜꯂꯛꯄꯤꯁꯤꯒ ꯍꯥꯏꯕꯁꯦ ꯇꯥꯔꯦ ꯃꯅꯥꯅ ꯑꯗꯨꯝꯕꯒꯤ ꯃꯥ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ ꯑꯣ ꯌꯨꯝ ꯄꯥꯜꯂꯨꯕ ꯍꯥꯏꯕꯁꯤꯅ ꯁꯤ ꯑꯣꯏꯔꯦꯀꯣ ꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤꯅ ꯑꯩꯁꯦꯅ ꯃꯥꯁꯦ ꯃꯁꯥ ꯃꯊꯟꯇꯗꯩ ꯅꯨꯄꯥꯗꯨꯁꯨ ꯅꯨꯡꯁꯤꯔꯛꯄ ꯃꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯂꯩꯃꯤꯟꯅꯔꯝꯕꯅꯤꯅ ꯃꯥꯅ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯩ ꯌꯥꯎꯗꯅ ꯃꯥ ꯒꯥꯏꯅ ꯅꯨꯄꯥꯁꯤꯁꯨ ꯅꯣꯡꯃꯇ ꯐꯣꯟ ꯇꯧꯔꯛꯇꯦ ꯁꯥꯎꯅꯤꯡꯕꯒꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯇꯧꯗꯦ ꯑꯗꯩꯗꯤ ꯃꯥꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯆꯍꯤꯃꯨꯛ ꯐꯥꯔꯛꯄꯩꯁꯤꯗꯗꯤ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯁꯨꯝ ꯁꯣꯛꯊꯔꯛꯄ ꯃꯉꯣꯟꯗ ꯍꯜꯂꯛꯄꯤ ꯑꯣꯏꯅ ꯂꯩꯔꯛꯄꯒ ꯂꯩꯁꯥꯔꯤꯉꯩꯗ ꯂꯩꯔꯝꯕꯗꯨꯒ ꯑꯅꯤ ꯈꯦꯠꯅꯔꯛꯄꯗꯣ ꯃꯥ ꯈꯪꯉꯛꯑꯦꯕ ꯃꯥ ꯐꯣꯟ ꯇꯧꯔꯦ ꯅꯨꯄꯥꯁꯤꯗ ꯅꯪ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯅꯣꯡꯃꯇ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩꯒ ꯋꯥ ꯂꯣꯏꯁꯟꯅꯕ ꯉꯝꯃꯗ꯭ꯔꯣ ꯅꯪ ꯍꯧꯖꯤꯛ ꯀꯩ ꯈꯜꯂꯤꯒꯦꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯏꯕꯥꯅꯤ ꯑꯝꯇꯪ ꯊꯦꯡꯅꯁꯦ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯆꯍꯤ ꯑꯃꯁꯦ ꯑꯩꯒ ꯅꯪꯒ ꯈꯟꯅꯔꯒ ꯆꯠꯈꯤꯕꯁꯨ ꯅꯠꯇꯦ ꯅꯪꯅ ꯅꯃꯥ ꯍꯣꯏꯅ ꯎꯅꯁꯦ ꯍꯥꯏꯔꯒ ꯂꯣꯟꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯗꯅ ꯂꯣꯟꯅ ꯆꯠꯈ꯭ರೆ ꯑꯗꯨꯒ ꯍꯦꯛꯇ ꯆꯠꯈꯤꯕ ꯑꯩꯒꯤ ꯀꯩꯁꯨ ꯈꯟꯗꯕꯅ ꯅꯨꯄꯥꯁꯤꯅ ꯀꯞꯄꯛꯑꯦꯕ ꯑꯗꯩ ꯅꯨꯡꯉꯥꯏꯇꯗꯅ ꯃꯕꯥꯅꯤꯁꯦ ꯑꯃꯨꯛ ꯎꯅꯔꯦꯕ ꯎꯅꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯋꯥꯅ ꯂꯦꯜꯂꯛꯄ ꯑꯃ ꯃꯌꯥꯝꯁꯦ ꯋꯥꯔꯤꯁꯦ ꯂꯣꯏ ꯁꯥꯔꯦ ꯃꯉꯣꯟꯁꯤꯗ ꯑꯃꯨꯛ ꯆꯥꯛ ꯆꯥꯗꯕ ꯑꯗꯩꯗꯤ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯐꯃꯨꯡꯁꯤꯗ ꯃꯊꯟꯇ ꯇꯨꯝꯃꯛꯄꯗ ꯃꯕꯥꯅꯤ ꯁꯨꯝ ꯇꯨꯃꯤꯟꯅꯔꯝꯃꯒ ꯐꯣꯟ ꯌꯦꯡꯃꯤꯟꯅꯗꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯁꯨꯝ ꯇꯧꯔꯝꯃꯕꯅꯤꯅ ꯑꯗꯩ ꯆꯥꯛꯁꯪꯁꯤꯗ ꯃꯥ ꯍꯦꯛ ꯆꯥꯛ ꯊꯣꯡꯉꯝꯃꯗꯕꯣꯏ ꯅꯤꯡꯗꯅ ꯆꯪꯉꯨꯕ ꯃꯥꯗꯤ ꯍꯦꯛ ꯂꯩꯔꯝꯗꯕ ꯏꯃꯨꯡꯁꯤꯗ ꯏꯆꯤꯛ ꯆꯤꯛꯂꯛꯄ ꯑꯗꯨꯝꯕꯒꯤ ꯅꯨꯄꯥꯁꯦ ꯋꯥꯅ ꯆꯍꯤ ꯑꯃꯁꯦ ꯂꯦꯜꯂꯛꯄꯁꯦ ꯃꯉꯣꯟꯗ ꯂꯤꯔꯦ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯒ ꯆꯠꯂꯁꯤ ꯉꯁꯤ ꯏꯕꯥꯅꯤꯅ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯑꯃꯨꯛ ꯆꯠꯂꯦ ꯃꯥꯁꯦ ꯑꯃꯨꯛ
ꯃꯃꯥ ꯃꯄꯥ ꯍꯣꯏꯗ ꯑꯃꯨꯛ ꯏꯃꯥ ꯑꯩ ꯋꯥꯔꯧꯒꯅꯣ ꯃꯦꯁꯦꯖ ꯊꯥꯈ꯭ꯔꯦ ꯑꯩ ꯅꯨꯄꯥ ꯃꯌꯨꯝ ꯆꯠꯂꯦꯅ ꯑꯩ ꯍꯜꯂꯛꯑ ꯂꯩꯕꯗꯣ ꯂꯩꯁꯥꯔꯤꯉꯩꯗ ꯂꯩꯕꯗꯨꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯜꯂꯛꯄꯤꯅꯦꯅ ꯃꯤꯅ ꯍꯥꯏꯔꯦ ꯑꯩ ꯎꯕꯗ ꯍꯜꯂꯛꯄꯤꯅ ꯍꯜꯂꯛꯑ ꯀꯣꯂꯦꯖ ꯀꯥꯕꯤ ꯂꯩꯁꯥꯕꯤ ꯁꯥꯕꯤ ꯑꯗꯨꯗꯣ ꯍꯥꯏꯔꯦ ꯑꯗꯨꯅ ꯏꯃꯥ ꯑꯩꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯌꯨꯝ ꯑꯅꯤꯔꯛ ꯄꯥꯟꯕ ꯈꯣꯠꯄꯗꯤ ꯑꯩ ꯏꯀꯥꯏ ꯑꯗꯨꯅ ꯑꯩ ꯅꯨꯄꯥꯁꯤꯒ ꯑꯩ ꯑꯗꯨꯝ ꯂꯩꯃꯤꯟꯅꯖꯔꯒꯦꯅ ꯃꯦꯁꯦꯖ ꯊꯥꯈ꯭ꯔꯦꯕ ꯃꯥꯅ ꯑꯗꯩꯗꯤ ꯅꯨꯄꯥ ꯃꯌꯨꯝ ꯆꯪ ꯃꯥꯁꯨ ꯂꯩ ꯁꯤꯗꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟꯁꯤꯗ ꯉꯁꯥꯏ ꯉꯋꯥꯏ ꯃꯥꯒ ꯁ꯭ꯀꯨꯜꯗ ꯀꯣꯏꯅꯔꯝꯕ ꯅꯨꯄꯤꯁꯤ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯅꯨꯄꯥꯁꯤꯅ ꯂꯣꯟꯅ ꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯣꯟꯁꯦ ꯁꯥꯏꯂꯦꯟ ꯊꯝꯖꯤꯟꯕ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯂꯣꯡꯅ ꯊꯝꯒꯗꯕꯁꯦ ꯎꯞꯁꯜꯂ ꯊꯝꯕ ꯐꯣꯟ ꯂꯥꯛꯄ ꯈꯪꯗꯅꯕ ꯑꯗꯩ ꯃꯦꯁꯦꯖ ꯀꯩꯀꯩ ꯊꯥꯔꯛꯄ ꯔꯤꯡꯇꯣꯟ ꯊꯝꯗꯕ ꯀꯩꯅꯣ ꯊꯝꯗꯕ ꯑꯩꯈꯣꯏꯒꯤ ꯇꯥꯍꯟꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯃꯥ ꯂꯥꯛꯄꯁꯦ ꯋꯥꯔꯤ ꯁꯥꯔꯝꯕꯁꯦ ꯄꯨꯠ ꯍꯦꯛ ꯃꯨꯊꯠꯈꯤꯕ ꯑꯗꯩ ꯕꯥꯠꯔꯨꯝꯗ ꯍꯦꯛ ꯋꯥꯔꯤ ꯁꯥꯔꯝꯕ ꯁꯨꯝꯕꯁꯦ ꯁꯨꯝ ꯅꯨꯄꯤꯁꯤꯅ ꯆꯤꯡꯅꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯅꯣꯡꯃꯗꯤ ꯃꯥꯅ ꯃꯦꯁꯦꯖ ꯑꯃ ꯐꯥꯔꯦꯕ ꯅꯪꯒ ꯃꯥ ꯂꯥꯛꯈꯤꯕꯗꯩ ꯅꯪ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯕꯅꯣꯅ ꯃꯦꯁꯦꯖꯁꯦ ꯊꯦꯡꯅꯔꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯞꯄꯦꯕ ꯀꯞꯄ ꯐꯣꯟꯁꯦ ꯄꯥꯏꯔ ꯀꯞ ꯂꯩꯔꯝꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯇꯥꯛꯂꯥꯎ ꯐꯣꯟꯁꯦ ꯂꯧꯔ ꯌꯦꯡꯕꯗ ꯈꯪꯉꯦ ꯃꯥ ꯃꯦꯁꯦꯖ ꯊꯦꯡꯅꯔꯦ ꯑꯗꯩ ꯃꯥ ꯅꯨꯄꯥꯁꯤꯅ ꯋꯥꯔꯤ ꯂꯤꯊꯣꯔꯛꯑꯦꯕ ꯑꯩ ꯅꯪꯅ ꯆꯍꯤ ꯑꯃ ꯍꯨꯟꯗꯣꯛꯑꯝꯕꯁꯤꯗ ꯑꯩꯁꯦ ꯉꯥꯎꯗꯅ ꯃꯥꯒ ꯑꯃꯨꯛ ꯑꯩ ꯍꯟꯖꯟꯅꯔꯨꯔꯦ ꯑꯗ ꯃꯥꯅꯁꯨ ꯑꯩ ꯅꯨꯄꯤ ꯊꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯕ ꯅꯠꯇꯕꯅꯤ나 ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯈꯥꯏꯅꯗꯣꯏ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯋꯥ ꯂꯣꯏꯁꯟꯅꯗꯣꯏꯗꯤ ꯏꯕꯥꯅꯤ ꯂꯧꯅꯁꯦ ꯍꯥꯏ ꯃꯥꯅꯁꯨ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯣ ꯃꯥꯒꯤꯗꯤ ꯑꯍꯥꯟꯕ ꯑꯩꯁꯦ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯅꯤ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯛꯄꯁꯦ ꯃꯥꯅꯁꯨ ꯑꯩꯅ ꯑꯝꯇꯪ ꯍꯥꯏꯔꯛꯑꯗꯤꯅ ꯃꯥꯅ ꯀ꯭ꯂꯥꯁ 9ꯗꯩ ꯉꯥꯏꯔꯛꯏ ꯍꯥꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯁꯦ ꯀ꯭ꯂꯥꯁ 10ꯗ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯌꯥꯔꯛꯏ ꯑꯩꯅ ꯍꯥꯏꯕꯁꯦ ꯃꯥꯅ ꯋꯥꯅ ꯉꯥꯏꯔꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯅꯪ ꯍꯟꯖꯟꯅꯔꯦ ꯇꯣꯛꯅꯔꯁꯦ ꯅꯪꯒꯤ ꯋꯥꯔꯤ ꯂꯣꯏ ꯂꯤ ꯃꯉꯣꯟꯗ ꯑꯩ ꯏꯕꯥꯅꯤ ꯇꯣꯛꯅꯩ ꯑꯩ ꯋꯥꯈꯜ ꯄꯨ ꯉꯝꯗꯦꯅ ꯑꯗ ꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯒ ꯑꯃꯨꯛ ꯍꯟꯖꯟꯅꯈꯤꯕꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟꯁ ꯄꯤꯔ ꯍꯥꯏꯕꯗ ꯃꯥꯁꯦ ꯄꯨꯔꯥ ꯊꯃꯣꯏ ꯁꯣꯛꯏ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯅꯣꯡꯇ ꯐꯣꯟ ꯇꯧꯔꯨꯗ꯭ꯔꯦ ꯏꯕꯥꯅꯤ ꯃꯔꯤꯔꯛ ꯆꯦꯜꯂꯦ ꯆꯦꯜꯂꯦ ꯍꯟꯖꯟꯅꯔꯦ ꯅꯨꯡꯁꯤꯅꯔꯦ ꯏꯕꯥꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯕꯥꯅꯤ ꯂꯩꯅꯔꯦ ꯂꯧꯅꯔꯒ ꯑꯩ ꯃꯉꯣꯟꯗ ꯆꯍꯤ 2 ꯈꯔ ꯍꯦꯟꯕꯁꯦ ꯑꯩ ꯃꯉꯣꯟꯗ ꯅꯣꯡꯇ ꯐꯣꯟ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯆꯠꯈꯤꯕꯗꯩꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯗꯗꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯦ ꯃꯥꯗꯤ ꯑꯩꯗꯣ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯕꯨ ꯀꯣꯏꯔꯝꯗꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯩꯅꯒ ꯃꯔꯤꯔꯛ ꯆꯦꯜꯂꯦꯒ ꯍꯥꯏꯕꯗꯨꯗ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯋꯥꯔꯤ ꯃꯌꯥꯝ ꯂꯤꯔꯛꯏ ꯑꯩ ꯀꯥꯏꯅꯕꯩ ꯃꯥꯅ ꯋꯥꯕ ꯀꯞꯄ ꯑꯩꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯃꯥꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤꯕ ꯑꯩꯉꯣꯟꯗ ꯐꯣꯟꯗꯤ ꯇꯧꯕꯗꯤ ꯉꯝꯗ ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯨꯔꯦ ꯑꯗꯨꯅ ꯐꯠ ꯂꯥꯎ ꯀꯛꯊꯠꯅꯕꯁꯦ ꯌꯥꯔꯔꯣꯏ ꯃꯇꯝ ꯈꯤꯇꯪ ꯄꯤꯌꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯍꯣꯏꯅ ꯃꯇꯝꯁꯦ ꯄꯤꯔꯦ ꯑꯗꯩ ꯊꯣꯛꯑ ꯋꯥꯔꯤ ꯁꯥꯔꯨꯕ ꯁꯨꯝ ꯇꯧꯕꯁꯦ ꯅꯨꯄꯤꯁꯤꯅ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯁꯥꯔꯣ ꯁꯤꯗ ꯀꯥꯁꯤꯗ ꯃꯤ ꯈꯪꯉꯛꯑꯒ ꯅꯨꯄꯤ ꯀꯣꯏ ꯈꯣꯠꯂꯦ ꯍꯥꯏꯔꯅꯤꯅ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯑꯩꯒ ꯁꯥꯕꯅꯦꯕꯨ ꯍꯥꯏꯔꯁꯨ ꯑꯗꯩ ꯅꯨꯄꯤ ꯂꯩꯇꯕꯅꯤꯅ ꯀꯩꯁꯨ ꯈꯜꯂꯣꯏ ꯑꯩ ꯂꯩꯔꯕꯅꯤꯅ ꯑꯁꯤꯗ ꯃꯥꯅ ꯋꯥꯔꯤ ꯁꯥ ꯂꯩꯔꯤꯁꯤꯕꯨꯅ ꯃꯤꯅ ꯍꯥꯏꯈꯤꯅꯤ ꯑꯗꯨꯅ ꯀꯥꯗ ꯁꯥꯔꯣꯅ ꯁꯥꯍꯜꯂꯦ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯁꯥ ꯂꯩꯔꯦꯕ ꯋꯥꯔꯤꯁꯦ ꯐꯣꯟꯁꯦ ꯊꯥꯅꯗꯕꯤ ꯊꯝꯅꯗꯕꯤ ꯑꯌꯨꯛ ꯑꯃꯨꯛ ꯇꯧꯔꯛꯏ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯇꯧꯔꯛꯏ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅ ꯐꯣꯟꯁꯦ ꯃꯪꯉ ꯅꯨꯄꯥꯁꯦ ꯃꯄꯥꯟꯁꯨ ꯊꯣꯛꯇꯕꯤ ꯑꯗꯨꯝ ꯑꯗꯩ ꯅꯨꯄꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯑꯍꯥꯟꯕ ꯇꯦꯟꯁꯟꯁꯦ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯑꯗꯨꯗꯩꯀꯣ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯃꯃꯥꯡꯗ ꯃꯥꯅ ꯊꯕꯛ ꯇꯧꯕ ꯑꯗꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯋꯥꯏ ꯁꯤꯠꯄ ꯋꯥꯏ ꯇꯩꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯂꯩꯕ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯅꯨꯄꯤꯁꯤꯒ ꯃꯉꯣꯟꯁꯤꯗ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯃꯥꯅ ꯑꯁ ꯉꯥꯛꯇꯪꯗꯤ ꯇꯧꯅꯔꯒꯗꯤ ꯇꯣꯛꯑꯣꯍꯦ ꯑꯩꯒꯤꯁꯨ ꯈꯤꯇꯪꯗꯤ ꯌꯦꯡꯉꯣꯍꯦ ꯅꯪꯅ ꯑꯩ ꯃꯥꯡꯗ ꯅꯨꯄꯤꯗꯨꯒ ꯁꯨꯝ ꯋꯥꯔꯤ ꯁꯥ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯅ ꯀꯩꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯅ ꯃꯇꯝꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯄꯤꯈꯤꯗꯣꯏꯅꯣꯅ ꯃꯕꯥꯅꯤꯁꯦ ꯈꯔ ꯉꯪꯅꯕꯁꯦ ꯍꯧꯔꯛꯑꯦꯀꯣ ꯑꯗ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃ ꯆꯠꯈꯤꯕꯗꯩ ꯅꯠꯇ꯭ꯔ ꯁꯤ ꯊꯣꯛꯏꯁꯦ ꯅꯪꯒ ꯍꯦꯛ ꯍꯟꯖꯟꯅꯕ ꯃꯤꯀꯨꯞ ꯑꯃꯨꯛꯁꯨ ꯅꯪꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯦ ꯑꯃꯨꯛ ꯇꯣꯛꯅꯁꯦꯅ ꯑꯃꯨꯛ ꯊꯥꯗꯣꯛꯑꯝꯃꯦ ꯑꯗ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯀꯣꯏꯔꯨꯔꯦ ꯑꯗꯒꯤ ꯏꯕꯥꯅꯤꯁꯦ ꯂꯧꯅꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛ ꯍꯨꯟꯗꯣꯛꯑꯝꯃ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯀꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯥꯁꯦ ꯑꯩꯅ ꯑꯗꯨꯝ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯑꯅ ꯇꯧꯔꯀꯥꯟꯗ ꯑꯗꯩꯗꯤ ꯈꯔ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯅꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯅꯨꯄꯤꯁꯤ ꯄꯨꯔꯒ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯒꯤꯗ ꯃꯣꯏ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕ ꯆꯦꯟꯕ ꯑꯣꯏꯅ ꯂꯥꯛꯏꯅꯦꯕ ꯅꯨꯄꯤꯁꯤꯅ ꯂꯩꯍꯧ ꯉꯝꯃꯔꯣꯏꯅ ꯆꯦꯟꯕ ꯑꯣꯏꯅ ꯑꯗꯩ ꯃꯃꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯌꯥꯝ ꯆꯠꯂꯒ ꯅꯨꯄꯥꯁꯤꯒꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯤꯗꯤ ꯅꯨꯄꯤ ꯂꯩꯔꯦ ꯑꯗꯨꯅ ꯅꯪ ꯋꯥꯔꯧꯅꯨ ꯅꯪꯗꯤ ꯂꯩꯁꯥꯕꯤꯅꯤ ꯅꯪ ꯆꯠꯂꯣ ꯋꯥ ꯆꯥꯎꯅꯔꯛꯅꯕꯅꯤ ꯍꯥꯏꯗꯅ ꯑꯃꯁꯤꯁꯨ ꯃꯄꯥꯝꯗ ꯆꯠꯂꯨꯕꯗꯒꯤ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ ꯊꯥ 2 ꯑꯍꯨꯝꯗ ꯐꯥꯔꯤ ꯑꯗꯨꯅ ꯋꯥ ꯑꯃꯨꯛ ꯆꯥꯎꯅꯔꯛꯑꯅꯤ ꯅꯪ ꯆꯠꯂꯣꯅ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯔꯒ ꯅꯨꯄꯤꯁꯦ ꯆꯠꯈꯤ ꯍꯥꯏꯌꯦꯕ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯨꯝ ꯆꯦꯟꯕꯅꯦꯅꯗꯤ ꯄꯣꯔꯛꯑꯝꯃꯕ ꯅꯨꯄꯤꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ
ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯍꯣꯏ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯣꯏ ꯃꯌꯥꯝ ꯆꯠꯇꯅ ꯍꯥꯏꯗꯣꯛꯎꯕꯅꯦꯕ ꯑꯗꯩ ꯅꯨꯄꯤꯗꯨꯁꯨ ꯆꯠꯆꯈ꯭ꯔꯦꯗꯅ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯋꯥꯔꯧꯕ ꯅꯪꯅ ꯅꯨꯄꯤꯐꯧ ꯆꯦꯜꯂꯛꯄ ꯉꯝꯃꯕꯅꯤꯀꯣ ꯅꯕꯥꯅꯤꯁꯦ ꯀꯥꯏꯅꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯀꯩꯅꯣ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯌꯣꯅ ꯑꯗ ꯅꯨꯄꯥꯁꯤ나 ꯌꯥꯝ ꯅꯨꯡꯉꯥꯏꯇꯅꯀꯣ ꯉꯝꯅꯤ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯆꯪꯅꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯩꯅ ꯃꯥꯁꯦ ꯃꯔꯤ ꯊꯝꯕꯤꯔꯨꯔꯦ ꯃꯥ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯩꯉꯣꯟꯗ ꯄꯥꯞ ꯑꯃ ꯄꯨꯒꯗ꯭ꯔꯥ ꯃꯤꯒꯤ ꯃꯆꯥꯁꯤꯕꯨ ꯑꯩꯅ ꯑꯩ ꯈꯜꯂꯦ 이바니 ngawai nungsinai nangna aiga toknarasena hairakpai class 10 kabaida nungsinabado adudi chamchamna dum nungsinarami ai kaibong mangonda kaiba tawde aduna dum conference pira nangonda adum mangonda haidok ngamiduni manasu kaisu tawraktriduni ado handaki sidadi aije yum paluroba misa amu oibanina adugi yum panbaigi aingonda mahausi khangabanina aina maga nungsinarubasida handaki oinadi nang ningchangakpada aina mas mari thambirure aduna ai maje lapthokpase ai ngamdre manabude aingonda namdana leigeju hairoi aduga kesu nungtoroi jadabi ju loroi kanamta da kaimta wakhatpasu tawroi mana ai yam nungsibani manga ju ma adum manghongni aduna aina ju nungaitre aduna haireba adai nupisina mu nupi du da phone tawre phone amta taw ai paigena aju ngarang la amme sela amme habani nungaitreba mana haire nang leigega leihoro lao nabani longna ho lao ai chatkhige do ani lonabadi ai dingammoi adu ai leingai da sunang lakanu ai chatkhige aduga na dum lakhau ai nupana nang ija sokhre hairabanina ai ju nungaite nang lechabi natrabanina ai ju nupini na haire nupi dona noi adum leiminau ai kesu leiroi ibani ana haire mayang mi yeng da ai lechabi ni nangi dina yung kairani ado ai dum yum pangige ibani nungsinarapani sum palau thadat pangam dabaini nangna na yum da sakringai da tigi wari chadana nongam do ta boina maji them dana kotana adumaina ibani je loina gre adu da palau thadat pangam dabani haireba adu dai mu nupi na haiba sungam dabi maju war adai mana khalle ko ai je nupi na them kholaga do wai chaga mana mapam leikringai matam sahi musim maga dum yam sathina naksanna loina ramyab je nupi na khangeba adai maje matam je maje mes laktaba maje tha lepkadra lepoidra na chung khanba kaigumba ai tha leptraba mes laaba ai chat khage maga nupi ga longna jar nong khanba adu ne maje tha lep san greba adai tha lep kre maje haraure ma anba mamita macha udore adudi cha ju podi ma nupi koira roina adai da nupa jina adugi pause nupi ta haireba adu haibadagi nupi je kappe saure somda aduga yam itu thuna mangonda dum haira koira mana meng tokna amoe koina sum tawba nupa ma leibazan aduda sielaba maje yam thuna dum longjan gre adai nupa je ma longre habde wakhan je nungai tadna maje sada na thakta na tumda na asyam sathina ne magi maong ma tawje mai nupi je wa je ngangningdraba matai manaw magi leminaba nokminnaba nuksiba je kaem yaudaba maje pura nupi kainarba nupa ma dawna ne tara leigrabane somdra mana miron bagi chaba thakpa yasalakta de akhoigi cha amala adamni hanba punsigi imitai cha ujaradaba ade ai book sida hojik se han boina ai cha je mitam jaraba magi khudon ja ai book se yauri mi ko gaina ma diam nuksiba matam sida nupa sida somda nupi sigi wakhanna ngawra leigreba aduna mabani gi nuksina baje mangreba kem leitreba nuksina baje dai mana ju warau jareba ma nupi jina hele mangon jida nupi jina longi bada ma je ngawre masama mirola baje ma kaisu khandre masas de gi nupi jina hele mana ju warau reba ada ma ju khainaru bagi halakpi oiru bagi kaino jidi khangura bani na ma je mapam chuk chaningdreba ai gi oina di ai punsi gi oina su khainaroi habje ma di lep khreba nupi jidi ko asugi matik ma ikai banang ko nungai rak taba mi gi minok moi sa myam do loi khanga ban na dai di china masa je poe masa pokpa ji bawda no pa ji kaichu ya harauba monda luna tawba masa da luna tawji tawtre haiba no pi ji da dum wakhan ji ungdana ko adum leigre haiba aduga mu khoigi masa ji mai poe aduga mu ani suba masa ji miro leba ani suba masa ji miron bakan ji da ne khoigi no pa ji mana di sukoi koina dre mayum pan gre na ma di leijaraba mai wakhan ji da
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯃꯪꯉ ꯈꯣꯠꯂ ꯁꯨꯝ ꯆꯍꯤ 3-4ꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯇꯪ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯃꯐꯤ ꯃꯔꯣꯟꯁꯦ ꯅꯥꯜꯂꯨ ꯌꯥꯔꯝꯗꯕ ꯈꯣꯠꯇꯕꯁꯤ ꯃꯥꯁꯦ ꯑꯉꯥꯡ ꯑꯍꯥꯟꯕ ꯄꯣꯛꯑ ꯃꯇꯨꯡ ꯃꯃꯥ ꯑꯣꯏꯅ ꯁꯤꯜꯂꯒ ꯅꯝꯗ ꯗꯨꯀꯥꯟ ꯑꯃ ꯐꯝꯍꯜꯂꯦ ꯅꯨꯄꯥꯁꯦ ꯑꯗꯣ ꯃꯥ ꯗꯨꯀꯥꯟꯒꯁꯦ ꯊꯣꯛꯅꯤꯡꯗꯕ ꯑꯗꯩ ꯐꯤꯔꯣꯜ ꯁꯦꯠꯈꯤꯕꯁꯦ ꯇꯨꯝꯕꯁꯨ ꯁꯦꯠꯄ ꯗꯨꯀꯥꯟ ꯆꯠꯄꯁꯨ ꯁꯦꯠꯄ ꯑꯗꯩ ꯏꯔꯨꯒꯁꯦ ꯂꯨꯗꯕꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯅꯦ ꯐꯤꯔꯣꯜꯒꯁꯦ ꯍꯣꯡꯉꯨ ꯌꯥꯗꯕꯤ ꯑꯅꯥꯟꯕ ꯁꯦꯠꯂꯨ ꯌꯥꯗꯕꯤ ꯃꯀꯣꯏꯒꯁꯦ ꯀꯛꯎ ꯌꯥꯁꯜꯂꯛꯇꯕꯤ ꯃꯁꯝꯒꯁꯦ ꯌꯥꯝ ꯆꯥꯡ नाꯏꯅ ꯐꯖꯅ ꯀꯛꯎꯁꯨ ꯌꯥꯗꯕꯤ ꯅꯁꯝꯗ ꯌꯥꯝ ꯁꯥꯡꯉꯦꯒ ꯍꯥꯏꯔꯒ ꯀꯛꯄ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯅꯦꯕ ꯃꯥꯁꯦ ꯑꯗꯨꯒꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ ꯀꯦꯟꯅꯤꯡꯕ ꯃꯁꯝꯒꯁꯦ ꯇꯦꯟ ꯈꯔ ꯃꯀꯣꯏꯒꯁꯦ ꯆꯦꯠ ꯅꯥꯟꯅꯒ ꯀꯛꯇꯅ ꯑꯗꯩ ꯗꯨꯀꯥꯟꯒꯁꯦ ꯏꯔꯨꯖ ꯅꯥꯟ ꯊꯣꯛꯄ ꯉꯟꯅ ꯑꯗꯩ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯗꯨꯒ ꯇꯨꯝꯈꯤꯕ ꯃꯥꯒꯤ ꯑꯋꯥꯕꯁꯤ ꯎꯗꯕ ꯃꯥꯏ ꯋꯥꯈꯜꯁꯤꯗ ꯍꯣꯡꯉꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤꯁꯤꯗ ꯂꯨꯅ ꯇꯧꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯗꯤ ꯇꯧꯗꯕ ꯐꯨꯁꯨ ꯐꯨꯗꯦ ꯑꯣꯠꯁꯨ ꯑꯣꯠꯇꯦ ꯅꯩꯁꯨ ꯅꯩꯗꯦ ꯈꯠꯁꯨ ꯈꯠꯅꯗꯦ ꯑꯗꯨꯒ ꯂꯨꯅ ꯇꯧꯗꯕ ꯋꯥꯁꯤ ꯉꯥꯡꯅꯤꯡꯗꯕ ꯍꯜꯂꯛꯑꯦ ꯃꯥꯏ ꯊꯣꯛꯄ ꯆꯥꯛꯆꯥ ꯇꯨꯝꯈꯤꯕ ꯑꯌꯨꯛ ꯄꯨꯡ 7-9 ꯁ꯭ꯋꯥꯏ ꯍꯧꯒꯠꯂꯅꯤ ꯏꯔꯨꯖꯔ ꯑꯗꯨꯝ ꯃꯥ ꯆꯠꯈꯤꯕ ꯅꯨꯄꯤꯁꯤꯅ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯕꯣꯅ ꯍꯟꯗꯛꯇꯤ ꯃꯥꯁꯦ ꯌꯥꯝ ꯅꯥꯟꯈꯠꯂꯛꯏꯗ ꯌꯥꯝ ꯀꯦꯈꯠꯂꯛꯏꯗ ꯍꯟꯗꯛꯇꯤꯅ ꯁꯨꯝ ꯈꯜꯂꯦꯀꯣ ꯃꯥꯏ ꯐꯨꯔꯤꯠꯁꯤꯗ ꯁꯝꯁꯦ ꯁꯨꯝ ꯄꯛꯂꯛꯄ ꯁꯝ ꯑꯁꯥꯡꯕꯁꯦ ꯐꯨꯔꯤꯠꯁꯤꯗ ꯁ꯭ꯋꯥꯏ ꯀꯂꯔꯒꯤꯁꯤꯗꯒ ꯄꯛꯂꯛꯄ ꯃꯅꯪꯒꯟꯗꯒ ꯄꯛꯂꯛꯄꯗ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯁꯤ ꯀꯥꯏꯗꯩ ꯁꯝꯅꯣꯅ ꯍꯪꯉꯦꯕꯀꯣ ꯁꯝꯁꯦ ꯁꯥꯡꯉꯦ ꯍꯥꯏꯌꯦ ꯑꯗꯨ ꯅꯨꯄꯤꯁꯤꯗꯤꯅꯦ ꯃꯁꯝꯁꯦ ꯁ꯭ꯋꯥꯏꯗ ꯀꯛꯑꯦ ꯍꯥꯏꯕ ꯃꯥꯏꯗꯤ ꯇꯦꯟꯕ ꯑꯗꯨꯒ ꯃꯥꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯍꯣꯠꯅ ꯉꯝꯗꯕꯒꯤ ꯃꯁꯝꯗꯣ ꯇꯦꯟꯅ ꯀꯛꯄꯀꯣ ꯁꯠꯂꯥꯎ ꯂꯩꯈꯠꯂ ꯁꯠꯂꯥꯎ ꯀꯥꯖꯞꯄꯤ ꯑꯃꯅ ꯁꯝꯐꯥ ꯑꯃ ꯐꯥꯖꯤꯟꯕꯩꯅ ꯍꯥꯏꯔꯤꯕ ꯁꯝꯁꯤꯗꯤ ꯌꯥꯝ ꯁꯥꯡꯕ ꯃꯥꯅ ꯃꯥꯏ ꯃꯁꯝꯁꯦ ꯑꯃꯨꯛ ꯄꯠꯊꯠꯂꯒꯅꯦ ꯃꯥꯅ ꯑꯃꯨꯛ ꯁꯥꯡꯕꯁꯦ ꯌꯦꯡꯅꯗꯣꯏꯕ ꯑꯃꯁꯤꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯟꯕ ꯁꯤ ꯀꯥꯏꯗꯩ ꯁꯝꯅꯣꯅ ꯇꯣꯏ ꯄꯛꯂꯛꯄ ꯑꯍꯥꯟꯕꯗ ꯃꯥ ꯍꯪꯗꯦꯕꯀꯣ ꯇꯣꯏ ꯄꯛꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯔꯐ꯭ꯌꯨꯝ ꯃꯅꯝꯁꯦ ꯅꯝꯃꯛꯄ ꯄꯥꯔꯐ꯭ꯌꯨꯝ ꯃꯅꯝꯁꯦ ꯅꯨꯄꯥꯁꯤꯗꯤ ꯄꯥꯔꯐ꯭ꯌꯨꯝ ꯆꯥꯏꯗꯦꯕꯀꯣ ꯑꯗꯨꯒ ꯅꯝꯃꯛꯄ ꯃꯥꯒꯤ ꯐꯨꯔꯤꯠ ꯀꯩꯁꯤꯗꯀꯣ ꯑꯗꯨ ꯀꯩꯅꯣ ꯅꯪ ꯄꯥꯔꯐ꯭ꯌꯨꯝ ꯑꯃꯨꯛꯇꯁꯨ ꯁꯤꯖꯤꯟꯅꯗꯦ ꯑꯗꯨꯒ ꯅꯪ ꯄꯥꯔꯐ꯭ꯌꯨꯝ ꯃꯅꯝ ꯅꯝꯃꯤꯁꯦ ꯁꯝꯁꯤꯅ ꯀꯥꯏꯗꯒꯤꯅ ꯁꯨꯝ ꯃꯥꯁꯦ ꯇꯣꯏꯃꯜꯂꯛꯄꯗꯒꯤ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨ ꯍꯥꯏꯕꯗꯩꯗꯤ ꯃꯥꯅ ꯍꯥꯏꯔꯦ ꯈꯪꯗꯦ ꯑꯩ ꯀꯥꯏꯗꯩꯅꯣ ꯑꯩ ꯈꯪꯗꯦ ꯅꯪꯅ ꯁꯝ ꯑꯣꯏꯔꯝꯒꯅꯤꯅ ꯅꯠꯇꯦ ꯁꯤꯗꯤ ꯌꯥꯝ ꯁꯥꯡꯉꯦ ꯁꯤ ꯑꯩꯒꯤ ꯁꯝ ꯅꯠꯇꯦꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯕꯥꯅꯤꯁꯦ ꯈꯒ ꯍꯧꯅꯔꯛꯑꯦꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯀꯩꯅꯣ ꯃꯥꯅ ꯀꯦꯟꯅꯤꯡꯕ ꯅꯥꯅꯤꯡꯕ ꯑꯃ ꯐꯥꯎꯒꯠꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯅ ꯃꯥꯁꯤꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯝꯇ ꯀꯥꯞꯈꯣ ꯑꯉꯥꯡꯒꯤ ꯇ꯭ꯌꯨꯁꯟꯒꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯗ ꯉꯔꯥꯡꯈꯛ ꯃꯥꯏ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯅ ꯀꯥꯞꯄꯛꯑꯒ ꯄꯩꯁꯥ ꯑꯗꯨ ꯀꯥꯞꯁꯤꯜꯂꯛꯑꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯄꯣꯠ ꯂꯩꯕꯒꯤ ꯀꯥꯞꯄꯛꯈꯤꯕ ꯄꯩꯁꯥꯁꯦ ꯅꯨꯄꯤꯁꯤꯅ ꯅꯣꯡꯉꯥꯜꯂꯒ ꯇ꯭ꯌꯨꯁꯟꯒꯤ ꯄꯩꯁꯥ ꯑꯝꯇ ꯀꯥꯎꯏꯅꯦ ꯍꯥꯏꯕꯗ ꯌꯥꯎꯗ꯭ꯔꯦꯅ ꯍꯥꯏꯔꯛꯄ ꯉꯔꯥꯡꯈꯛ ꯀꯥꯞꯄꯛꯈꯤꯕꯗꯨꯗꯤꯅ ꯍꯥꯏꯕ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯀꯅꯥꯗ ꯇꯧꯕ ꯃꯥꯁꯦ ꯆꯤꯡꯅꯔꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟꯁꯦ ꯂꯣꯟꯅ ꯄꯥꯏꯅꯕ ꯃꯇꯝꯁꯦ ꯁꯦꯟꯅꯔ ꯂꯩꯔꯦꯕ ꯑꯗꯩ ꯃꯥ ꯁꯨꯝ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯔꯒ ꯃꯥꯏ ꯄꯥꯁꯋꯥꯔꯗꯀꯁꯦ ꯈꯪꯗꯣꯛꯑꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯄꯥꯁꯋꯥꯔꯗꯁꯦꯀꯣ ꯃꯥ ꯅꯣꯡꯇ ꯐꯣꯟꯁꯦ ꯄꯥꯏꯔꯨꯗꯕꯅꯤ ꯑꯗꯨ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏ ꯋꯥꯁꯔꯨꯝ ꯏꯔꯨꯖꯊꯣꯛꯂꯥꯎ ꯂꯧꯊꯣꯛꯂꯥꯎ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯋꯥꯁꯔꯨꯝꯗ ꯃꯥꯁꯦ ꯏꯔꯨꯖꯕ ꯆꯪꯉꯤꯉꯩꯗ ꯃꯥꯅ ꯐꯣꯟꯁꯦ ꯌꯦꯡꯕꯗ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡꯁꯤꯗ ꯖꯤꯄꯦꯗ ꯄꯩꯁꯥꯁꯦ ꯀꯥꯞꯄꯒꯤ ꯆꯣꯡꯊꯣꯛ ꯂꯩꯔꯝꯃꯦꯕ ꯌꯦꯡꯕꯗ ꯑꯗꯨꯝ ꯄꯩꯁꯥꯁꯦ 1,000 ꯀꯥꯞꯄ 900 ꯀꯥꯞꯄ 2 ꯀꯥꯞꯄ ꯑꯗꯨꯝ toina li sunga ka pa hum ka pa mana toina yauram me sang na yauram me tha manga tu ki sumaina sang da gi pisa kapna bus yauram me adai mana o mabani je mo hanna nu sinare ne sidi na khal phone je parang ma je mau sa dong na mangam lei re ko pa je thole adai nu pa jam ye ngre mana ji pe pha am ba je pa je to min lei gre adai nu pi jina na ba ni jong mai lei na ba kyam kui ra ge hang e ba pa jina ma hala ga lei re ha re ba as nu pi je nu ai tre hala lei re ha ra ba ni na tha dok na ba ngam ma roi ha je ma khang ne adai di adum nu pa ji dukan da phone wai cha da na ma ri tho sa ru ba pen gai sa ru ga pung 3:30 da hala yum da sa tung ba adai ayuk theng na ola hogala dukan cha ki ba mai dum phone da wai sa na re ba da ma ham da di moi gi dukan thang na bai pham ba je si pa khang sa pham me ba da kaya hang de ma ji tan da na ko adai di ma ching na ram ne no da do ma ta wi na am ta khar khang do ro ma ji pi yum koi le ra me kho le sin pi ji koi ba koi ra me paisa ka na le ra me kho le na as dukan da ga dum lak pa ni dai tai ma ai hai dok ta ba ni adai paisa ka no wari su dum cha le ye customer la zu ngai le adum wai ji cha le phone su ta tha dram ne ta mo di na
ꯑꯗꯨ ꯏꯇꯩꯃ ꯑꯩꯅ ꯍꯥꯏꯕꯅꯦꯗꯤ ꯍꯥꯏꯕꯤꯅꯨꯅ ꯑꯗꯨꯏ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒ ꯏꯕꯥꯅꯤ ꯑꯗꯨꯝ ꯀꯣꯏ ꯆꯠꯄꯅꯦ ꯒꯥꯏꯔꯦ ꯑꯁ ꯅꯨꯄꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯒꯤ ꯗꯤꯄ꯭ꯔꯦꯁꯟꯁꯤ ꯍꯧꯔꯛꯑꯦ ꯃꯥꯁꯦ ꯃꯁꯥꯁꯨ ꯃꯤꯔꯣꯜꯂꯤꯕ ꯗꯤꯄ꯭ꯔꯦꯁꯟꯁꯦ ꯍꯧꯔꯛꯑꯦ ꯃꯥꯁꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯗꯩꯗꯤ ꯃꯥꯅ ꯅꯨꯄꯤꯁꯤꯒ ꯅꯪꯒꯁꯦ ꯀꯥꯏꯅꯕꯁꯦ ꯉꯝꯃꯔꯣꯏ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣꯅ ꯍꯥꯏꯔꯦ ꯃꯥꯁꯦ ꯑꯩꯒꯤꯗꯃꯛꯇꯅꯤ ꯃꯥꯅ ꯈꯥꯏꯅꯔꯛꯏꯁꯦ ꯃꯥꯅ ꯅꯨꯄꯥꯗꯨꯗ ꯂꯩꯈ꯭ꯔꯤꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯂꯩꯈꯤꯕꯅꯤ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤ ꯁꯦꯡꯅ ꯑꯣꯏꯈꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯃꯥ ꯅꯨꯄꯥꯗꯨ ꯃꯌꯨꯝ ꯄꯥꯜꯂꯨꯕꯅꯤ ꯑꯗꯨꯁꯨ ꯄꯥꯜꯂꯣꯏꯗꯕ ꯃꯌꯨꯝꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯀꯥꯏꯗꯅꯕ ꯄꯥꯟꯕꯅꯦ ꯑꯩꯒꯤꯗꯃꯛꯇ ꯃꯥꯁꯦ ꯃꯄꯨꯟꯁꯤ ꯃꯥꯡꯉꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯍꯦꯟꯈ꯭ꯔꯕꯅꯤ나 ꯃꯥ ꯃꯄꯨꯔꯣꯏꯕꯗꯨꯗ ꯅꯨꯡꯁꯤꯕꯁꯦ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅ ꯆꯩꯅꯕꯁꯦ ꯊꯣꯛꯑꯦ ꯑꯗꯨꯅ ꯃꯥ ꯑꯩꯒꯤꯗꯃꯛ ꯍꯜꯂꯛꯑ ꯂꯩꯔꯕꯅꯤ ꯃꯁꯥꯁꯨ ꯌꯥꯝ ꯐꯠꯇꯦ ꯃꯥ ꯅꯥꯏ ꯃꯥꯅ ꯄꯩꯁꯥꯗꯣ ꯀꯩꯗꯧꯕꯩ ꯀꯥꯞꯄꯤꯅꯣ ꯍꯥꯏꯕ ꯃꯥ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯥꯔꯦ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯩ ꯀꯥꯏꯅꯕꯩ ꯑꯗꯨꯅ ꯃꯥ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯦ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯏꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯄꯩꯁꯥ ꯀꯥꯞꯄꯤꯕꯅꯦ ꯑꯗꯨ ꯑꯗꯨꯝ ꯐꯣꯡꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯥꯁꯨ ꯑꯗꯩ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯕꯥꯅꯤꯒꯤ ꯆꯪꯁꯥꯁꯦ ꯑꯃꯨꯛ ꯄꯨꯔꯥ ꯇꯣꯉꯥꯟꯅꯔꯦ ꯋꯥ ꯉꯥꯡꯅꯗ꯭ꯔꯦ ꯑꯗꯩ ꯃꯥꯁꯨ ꯃꯆꯥ ꯂꯩꯔꯕꯅꯤꯅ ꯃꯄꯥꯝꯗ ꯍꯟꯕꯗꯤ ꯏꯀꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯃꯣꯏꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯣꯏ ꯁꯥꯒꯩꯁꯦ ꯆꯥꯎꯋꯦꯕꯀꯣ ꯃꯗꯣꯝꯆꯥ ꯃꯄꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯆꯟꯅꯨꯄꯤꯁꯦ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯂꯨꯅ ꯇꯧꯋꯦꯕ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯦ ꯄꯤꯑꯝꯃꯤꯕ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯆꯥꯛ ꯅꯪꯅꯕ ꯊꯣꯡꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯃꯆꯦ ꯑꯅꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕꯁꯤꯁꯨ ꯃꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯄꯥꯝꯗ ꯂꯥꯛꯄꯁꯦ ꯃꯥꯅ ꯃꯊꯦꯜ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯊꯣꯡꯗꯅ ꯏꯅꯝꯃꯅ ꯄꯨꯔꯥ ꯑꯉꯥꯡꯗꯧ ꯅꯥꯎꯇꯤ ꯁꯥꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯇꯧꯔꯕꯅꯤꯅ ꯅꯤꯉꯣꯜꯁꯤꯡꯅꯁꯨ ꯃꯥ ꯅꯨꯡꯁꯤꯕ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯃꯗꯣꯝꯆꯥ ꯂꯩꯕ ꯃꯣꯏ ꯀꯀꯥꯒꯤ ꯅꯨꯄꯤ ꯀꯩꯁꯦ ꯃꯥꯅ ꯃꯗꯣꯝꯆꯥ ꯁꯤꯡꯖꯨ ꯁꯨꯔꯛꯀꯦ ꯑꯗꯨ ꯑꯗꯥꯅꯗꯩ ꯃꯣꯏꯅꯁꯨ ꯑꯩ ꯍꯛꯆꯥꯡ ꯁꯦꯡꯗ꯭ꯔꯦ ꯅꯪ ꯃꯧ ꯆꯥꯛꯁꯦ ꯑꯝꯇ ꯐꯠ ꯂꯥꯎ ꯀꯥꯝꯕꯤꯌꯨ ꯂꯥꯎ ꯏꯔꯣꯟꯕꯁꯦ ꯑꯝꯇ ꯊꯥꯡꯒꯠꯂꯨꯒ ꯍꯥꯏꯁꯦ ꯃꯥ ꯂꯣꯏ ꯇꯧꯕꯤꯕꯅꯤꯅ ꯃꯗꯣꯝꯆꯥ ꯃꯄꯤꯅꯁꯨ ꯃꯥꯁꯦ ꯂꯣꯏ ꯌꯥꯕ ꯑꯗꯨꯅ ꯃꯥꯅ ꯀꯞꯄꯒ ꯁꯨꯝ ꯋꯥꯈꯜꯁꯦ ꯁꯨꯝ ꯃꯥꯁꯨ ꯑꯍꯥꯟꯕꯗꯗꯤ ꯏꯀꯥꯏꯖꯕꯩ ꯍꯥꯏꯗꯣꯛꯇꯦꯕ ꯑꯗꯣ ꯍꯥꯏꯗꯣꯛꯇꯕꯁꯤꯗ ꯀꯩꯅꯣꯁꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤꯗ ꯑꯗꯨꯝ ꯃꯥꯁꯦ ꯍꯧꯒꯠꯇꯕ ꯑꯗꯩ ꯁꯨꯝ ꯃꯄꯥꯟ ꯊꯣꯛꯂꯛꯎ ꯌꯥꯗꯕ ꯍꯥꯏꯅ ꯇꯧꯕꯁꯦ ꯃꯣꯏꯁꯦ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯀꯣꯏꯔ ꯖꯥꯠꯂꯅꯦ ꯑꯅ ꯃꯣꯏꯁꯨ ꯑꯃꯨꯛ ꯍꯥꯏꯅꯔꯦ ꯃꯣꯏ ꯆꯪꯉ ꯀꯩꯗꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨꯗꯨ ꯍꯪꯉꯦꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯀꯣꯏꯔꯦ ꯅꯨꯄꯤꯁꯦ ꯍꯜꯂꯛꯑ ꯂꯩꯔꯦ ꯃꯕꯥꯅꯤꯁꯦ ꯎꯅꯕ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒ ꯑꯗꯩ ꯁꯝꯁꯦ ꯑꯁꯥꯡꯕ ꯄꯛꯂꯛꯏ ꯗꯨꯀꯥꯟꯁꯤꯗ ꯐꯣꯟꯁꯦ ꯁꯨꯡꯊꯥ ꯊꯥꯅꯗꯦ ꯍꯥꯏ ꯑꯗꯨꯗꯨꯅ ꯑꯗ ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯁꯦ ꯑꯗ ꯅꯨꯄꯤꯁꯦ ꯃꯇꯝꯁꯦ ꯊꯥꯁꯨ ꯁꯨꯖꯜꯂꯛꯑꯕ ꯑꯗꯨꯀꯥꯟꯁꯤꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯗꯣꯝꯆꯥꯒꯁꯦ ꯉꯥꯡꯉꯦ ꯅꯨꯄꯤꯒ ꯊꯤꯔꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏ ꯁꯤꯗꯒ ꯑꯩꯈꯣꯏ ꯁꯥꯒꯩꯗꯒ ꯇꯣꯝꯕꯤ ꯂꯣꯟꯕꯒ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯊꯝꯕ ꯁꯤ ꯏꯃꯧꯅꯤ ꯑꯗꯨꯅ ꯑꯗꯩ ꯃꯆꯦꯒꯩꯅꯒꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯨꯗ ꯈꯣꯡꯒꯨꯟꯐꯥꯎ ꯇꯥꯔꯣꯏ ꯑꯗꯨ ꯅꯨꯄꯤꯗꯣ ꯄꯣꯔꯛꯑꯗꯤ ꯀꯩꯅꯣ ꯅꯕꯥꯅꯤ ꯑꯃꯨꯛ ꯀꯣꯏꯅꯩ ꯑꯃꯨꯛ ꯇꯧꯅꯩ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯩꯅꯣ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯗꯣ ꯀꯩꯅೋ ꯍꯥꯏꯗꯅ ꯃꯣꯏ ꯃꯆꯦꯒꯩꯅꯁꯨ ꯉꯥꯡꯉꯤ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯃꯆꯟꯅꯨꯄꯤꯅꯁꯨ ꯀꯩꯅꯣ ꯃꯕꯨꯡꯁꯤꯗ ꯁꯥꯎꯏ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥ ꯂꯣꯏ ꯉꯥꯡꯉꯦ ꯑꯁ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯗꯣ ꯇꯜꯂꯤ ꯑꯗꯨꯒꯨꯝꯕꯗꯨ ꯅꯨꯄꯤ ꯂꯣꯜꯂꯦꯒ ꯍꯥꯏꯕ ꯑꯗꯩ ꯑꯁ ꯃꯗꯨ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯊꯣꯛꯍꯜꯂꯛꯀꯅꯨꯍꯦ ꯍꯥꯏꯕꯁꯦ ꯂꯣꯏ ꯍꯥꯏ ꯃꯈꯨꯔꯥ ꯃꯇꯣꯟꯅꯁꯨ ꯆꯪꯉꯛꯑ ꯉꯥꯡꯉꯦ ꯇꯧꯗꯅ ꯅꯨꯄꯥꯁꯦ ꯑꯗꯨꯅ ꯄꯥꯡꯒꯟ ꯊꯣꯛꯄꯁꯦ ꯉꯝꯗꯕ ꯑꯗꯩ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯅ ꯅꯨꯄꯤꯁꯤꯅ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯀꯥꯎꯊꯣꯛꯆꯕ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯂꯣꯏ ꯅꯨꯡꯁꯤꯕꯤꯔꯤꯀꯣꯅꯀꯣ ꯃꯥ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯃꯧ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤꯅ ꯃꯣꯏ ꯅꯨꯄꯥꯒꯤ ꯃꯈꯨꯔꯥꯈꯩꯅꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯁꯦ ꯃꯣꯏꯅ ꯊꯕꯛ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗꯒꯁꯦ ꯃꯥꯅ ꯑꯗꯨꯝ ꯑꯆꯥꯄꯣꯠꯀꯁꯦ ꯂꯩꯔꯛꯄ ꯑꯗꯩ ꯃꯣꯏꯅ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯁꯦ ꯃꯣꯏ ꯒꯦꯠꯁꯦ ꯄꯨꯜꯂꯦꯕ ꯃꯣꯏ ꯌꯨꯝ ꯑꯍꯨꯝꯁꯦꯀꯣ ꯃꯈꯨꯔꯥ ꯑꯅꯤꯁꯤꯒ ꯃꯥꯅ ꯀꯀꯥ ꯑꯩ ꯂꯣꯜꯍꯧꯔꯒꯦ ꯍꯦꯛ ꯂꯣꯟꯕ ꯑꯗꯩ ꯃꯥꯅ ꯑꯗꯨ ꯊꯥꯒꯦꯅ ꯊꯣꯛꯂꯛꯄꯗ ꯃꯈꯨꯔꯥꯁꯦ ꯒꯥꯔꯤ ꯊꯧꯗꯣꯛꯇꯣꯏ ꯇꯧꯔꯗꯤ ꯃꯥꯅ ꯒꯦꯠꯁꯦꯒ ꯍꯥꯡꯕꯤꯕ ꯑꯗꯨꯅ ꯃꯈꯨꯔꯥꯈꯩꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯁꯦꯀꯣ ꯑꯗꯩꯗꯤ ꯃꯌꯥꯝꯁꯤꯒꯤ ꯑꯗꯨꯝ ꯑꯃꯒꯤ ꯆꯠꯊꯣꯛꯑꯦ ꯑꯉꯥꯡ ꯊꯝꯃꯝꯕ ꯑꯃꯒꯤ ꯑꯉꯥꯡ ꯂꯧꯕꯒꯁꯦ ꯏꯗꯣꯝꯆꯥ ꯑꯩ ꯂꯧꯕꯤꯔꯝꯃꯒꯦ ꯑꯉꯥꯡꯗꯨꯒ ꯅꯪꯅꯗꯕꯁꯦ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯅꯪ ꯑꯝꯇ ꯑꯉꯥꯡꯗꯣ ꯂꯧꯔꯝꯃꯣ ꯑꯩ ꯊꯦꯡꯉꯛꯇꯣꯔꯦ ꯀꯥꯏꯅ ꯑꯗꯨꯝ ꯑꯃꯒꯤ ꯃꯗꯣꯝꯆꯥ ꯑꯃꯒꯤ ꯑꯉꯥꯡ ꯅꯥꯔꯦ ꯃꯥꯁꯦ ꯆꯦꯟꯁꯤꯜꯂꯒ ꯑꯗꯨꯝ ꯌꯥꯎꯕꯤꯕ ꯑꯗꯩ ꯗꯥꯛꯇꯔ ꯄꯨꯈꯠꯂꯦ ꯑꯗꯨꯝ ꯌꯥꯎꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯃꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯃꯥꯁꯦ ꯂꯣꯏꯅꯃꯛꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯤ ꯑꯍꯥꯟꯕꯒꯤ ꯃꯥꯁꯤꯅ ꯊꯥ ꯁꯨꯔꯛꯄꯒꯤꯁꯤꯗ ꯃꯣꯏꯁꯦ ꯈꯔ ꯉꯪꯅꯩ ꯉꯔꯥꯡ ꯅꯪ ꯊꯣꯡ ꯂꯣꯜꯂꯦ ꯍꯥꯏꯁꯦ ꯀꯗꯥꯏ ꯆꯠꯂꯤꯅꯣꯅ ꯑꯩ ꯊꯕꯛ ꯆꯠꯄꯅꯤ ꯀꯩꯗꯧꯔꯦꯅ ꯀꯗꯥꯏꯗ ꯊꯕꯛꯅꯣꯅ ꯑꯗꯨꯝꯕꯒꯤ ꯈꯔꯁꯦ ꯉꯪꯅꯔꯦ ꯃꯕꯥꯅꯤꯁꯦ ꯑꯗꯨꯒꯗꯤ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯆꯟꯅꯨꯄꯤꯁꯤꯅ ꯃꯥꯁꯦ ꯊꯕꯛ ꯆꯠꯄꯗ ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯜꯂꯦꯗꯅ ꯊꯕꯛ ꯆꯠꯄꯗ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒꯁꯦ ꯒꯥꯔꯤ ꯊꯧꯔ ꯆꯠꯈꯤꯕꯁꯦ ꯃꯥꯅ ꯎꯔꯦꯕ ꯑꯗꯩꯗꯤ ꯀꯥꯔꯗꯅꯤꯀꯣ ꯇꯥꯟꯅꯔꯦꯕ ꯃꯥꯅ ꯇꯥꯟꯅꯔꯦ ꯃꯣꯏꯁꯦ ꯂꯥꯞꯅ ꯊꯧꯋꯤ ꯇꯥꯟꯅꯩ ꯅꯨꯄꯤꯁꯤꯁꯨ ꯃꯆꯟꯅꯨꯄꯤꯁꯤꯁꯨ ꯃꯥꯅ ꯒꯥꯔꯤ ꯊꯧꯅ ꯐꯣꯟ ꯇꯧꯈ꯭ꯔꯦ ꯏꯅꯝꯃ ꯅꯣꯏ ꯂꯥꯛꯑꯣ ꯏꯗꯣꯝꯆꯥ ꯍꯣꯏ ꯑꯗꯩ ꯏꯆꯦ ꯍꯣꯏ ꯅꯣꯏ ꯃꯊꯪ ꯄꯥꯎ ꯄꯤꯅꯈ꯭ꯔꯣ ꯂꯥꯛꯑꯣ ꯃꯕꯥꯅꯤ ꯁꯣꯝ ꯁꯥꯏꯗꯇ ꯍꯥꯏꯊꯔꯦ ꯑꯩ ꯇꯥꯟꯅꯔꯤ ꯑꯩ ꯉꯝꯅꯕ ꯇꯥꯟꯅꯔꯒ ꯃꯣꯏꯅ ꯈꯥꯝꯕ ꯃꯐꯝꯗꯨ ꯂꯩꯔꯝꯃꯒꯦ ꯅꯨꯄꯤꯁꯤ ꯉꯁꯤ ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯁꯤ ꯃꯥ ꯑꯅ ꯇꯧꯔꯦꯕ
ꯑꯩꯈꯣꯏꯅ ꯐꯥꯔꯤꯉꯩꯁꯤꯗ ꯉꯥꯡꯅꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯃꯉꯣꯟꯗ ꯉꯥꯡꯕꯗꯗꯤ ꯃꯥꯅ ꯀꯣꯏꯅꯗꯦ ꯑꯗꯨ ꯑꯗꯥ ꯅꯣꯏꯅ ꯄꯨꯊꯣꯛ ꯑꯗꯨ ꯇꯧꯅ ꯍꯥꯏꯕꯗꯣ ꯗꯥꯏꯔꯦꯛ ꯐꯥꯔꯁꯤꯅ ꯍꯥꯏꯔꯗꯩ ꯃꯣꯏꯁꯨ ꯅꯤꯡꯉꯣꯜ ꯑꯅꯤꯁꯨ ꯕꯖꯥꯔ ꯊꯦꯡꯅꯔꯁꯦ ꯅꯣꯏꯁꯨ ꯂꯥꯛꯑꯣꯅ ꯍꯥꯏꯔ ꯃꯗꯣꯝꯆꯥ ꯍꯣꯏ ꯑꯣꯐꯤꯁ ꯆꯠꯅꯈꯤꯕꯒꯁꯦ ꯍꯜꯂꯛꯇꯅ ꯑꯗꯩ ꯇꯧꯔꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯈꯣꯝꯃꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯅꯤꯁꯤꯗ ꯃꯗꯣꯝꯆꯥ ꯑꯅꯤꯌꯣ ꯃꯆꯦ ꯅꯤꯡꯉꯣꯜ ꯑꯅꯤꯌꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯥꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏ ꯃꯃꯥꯋꯣ ꯀꯩꯌꯣ ꯃꯣꯏ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯒꯥꯔꯤꯁꯦ ꯈꯥꯝꯃ ꯃꯕꯥꯅꯤꯅ ꯀꯩꯅꯣ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯆꯪꯒꯦꯅ ꯀꯨꯝꯃꯛꯄꯁꯤꯗ ꯀꯨꯝꯃꯒ ꯑꯗꯨꯝ ꯃꯣꯏꯗꯤ ꯐꯠꯂꯥꯎ ꯆꯪꯈ꯭ꯔꯦꯕ ꯑꯗꯨ ꯆꯪꯉꯒ ꯃꯆꯥꯅꯨꯄꯤꯁꯤꯅ ꯍꯦꯛ ꯆꯪꯕꯗꯤ ꯃꯥꯁꯦ ꯉꯝꯗ꯭ꯔꯕ ꯍꯦꯛ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯒ ꯑꯩ ꯁꯤꯗ ꯁꯪꯉ ꯂꯩꯔꯦ ꯅꯣꯏ ꯂꯥꯛꯑꯣ ꯍꯥꯏꯔꯦꯕ ꯅꯣꯏ ꯂꯥꯛꯑꯣꯅ ꯑꯗ ꯂꯝꯁꯤꯗꯤ ꯈꯔ ꯂꯥꯞꯅꯕꯅꯤꯅ ꯃꯣꯏꯁꯦ ꯔꯦꯁꯇꯨꯔꯦꯟ ꯆꯪꯉꯨꯔꯒ ꯃꯣꯏꯁꯤ ꯀꯩꯅꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯃꯐꯝꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯈꯪꯗꯦ ꯏꯊꯨ ꯊꯨꯅ ꯊꯣꯛꯂꯛꯄ ꯃꯤꯅꯤꯠ 10ꯃꯨꯛ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯃꯥꯁꯤꯅ ꯒꯥꯔꯤ ꯊꯧꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯔꯩꯁꯦ ꯇꯧꯅꯔꯦꯕ ꯏꯅꯝꯍꯣꯏ ꯏꯆꯦ ꯍꯣꯏ ꯑꯗꯩ ꯏꯃꯥ ꯍꯣꯏ ꯏꯗꯣꯝꯆꯥ ꯂꯣꯏ ꯒꯥꯔꯤ ꯊꯧꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯈꯤꯕ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯒꯗꯝꯃꯤ ꯑꯩꯈꯣই ꯏꯃꯨꯡꯁꯦ ꯅꯪꯅ ꯊꯨꯒꯥꯏꯗꯣꯔꯦ ꯏꯕꯨꯡꯁꯤꯒ ꯅꯨꯄꯤꯁꯤꯒꯁꯨ ꯐꯖꯅ ꯄꯥꯟꯕꯁꯦ ꯅꯪꯁꯨ ꯅꯌꯨꯝ ꯄꯥꯜꯂꯦ ꯅꯪ ꯐꯖꯅ ꯄꯥꯜꯂꯨ ꯌꯥꯗ꯭ꯔꯅ ꯑꯁ ꯉꯥꯡꯅꯗꯅ ꯃꯆꯥꯅꯨꯄꯤꯁꯤꯒ ꯅꯨꯄꯤꯁꯤꯒ ꯈꯠꯅꯗꯅ ꯑꯗꯩ ꯃꯕꯨꯡꯁꯤꯅꯁꯨ ꯃꯆꯥꯅꯨꯄꯤꯁꯦ ꯈꯨꯕꯥꯛꯅꯒ ꯊꯥꯗꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯗꯨ ꯇꯧꯕ꯭ꯔꯥꯅ ꯅꯪꯒꯤ ꯂꯝꯒꯤ ꯅꯨꯄꯤꯁꯤꯒꯤꯗꯃꯛꯇ ꯅꯆꯥꯅꯨꯄꯤ ꯑꯩꯉꯣꯟꯗ ꯉꯁꯤꯐꯥꯎ ꯅꯪ ꯈꯨꯕꯥꯛ ꯊꯥꯔꯛꯇ꯭ꯔꯤꯕ ꯈꯨꯠ ꯊꯥꯔꯛꯇ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯅꯪ ꯅꯨꯄꯤꯁꯤꯒꯤ ꯑꯗꯨꯝ ꯊꯥ ꯉꯝꯃꯕ ꯈꯠꯅꯗꯅꯗꯩ ꯆꯠꯂꯣ ꯍꯟꯗꯣꯛ ꯑꯅ ꯊꯧꯗꯣꯏꯒ ꯇꯧꯕꯁꯦ ꯃꯥꯅ ꯆꯣꯡꯁꯜꯂ ꯃꯥꯁꯨ ꯒꯥꯔꯤꯁꯦ ꯇꯣꯡꯁꯜꯂꯦ ꯃꯥꯏ ꯒꯥꯔꯤꯁꯤꯅ ꯁꯣꯠꯂꯣ ꯊꯝꯃꯝꯃꯦ ꯃꯥꯏꯅ ꯒꯥꯔꯤ ꯃꯆꯥꯅꯦꯕ ꯃꯥꯁꯨ ꯇꯣꯡꯁꯜꯂꯦ ꯑꯩꯁꯨ ꯇꯣꯡꯅꯤ ꯆꯠꯅꯤꯅ ꯇꯣꯡꯉꯦ ꯃꯕꯨꯡꯁꯤꯅ ꯅꯪ ꯊꯨꯅ ꯀꯨꯝꯃꯧ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦ ꯆꯤꯡꯊꯕꯁꯦ ꯉꯝꯗ꯭ꯔꯦ ꯑꯗꯩꯗꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯇꯣꯡꯉꯣ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯇꯣꯡ ꯉꯝꯒꯦꯅ ꯑꯁ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯅꯨꯄꯤꯁꯤꯒ ꯃꯆꯥꯅꯨꯄꯤꯁꯤꯒ ꯑꯃꯨꯛ ꯈꯠꯅ ꯃꯕꯨꯡꯁꯤꯒ ꯃꯆꯟꯁꯤꯒ ꯑꯃꯨꯛ ꯈꯠꯅ ꯇꯧꯔꯒ ꯃꯣꯏ ꯒꯥꯔꯤꯁꯦ ꯊꯧꯔꯦ ꯑꯩꯅ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯇꯣꯡꯁꯜꯂꯦ ꯒꯥꯔꯤꯁꯤꯗ ꯑꯗꯨꯒ ꯊꯧꯔꯦ ꯁꯣꯝꯗ ꯍꯥꯏꯊꯔꯦ ꯅꯣꯏ ꯑꯗꯨꯝ ꯍꯥꯏꯊꯔꯛꯑꯣꯅ ꯑꯃꯨꯛ ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯥꯏꯊꯔꯛꯈ꯭ꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯣꯏ ꯃꯌꯥꯝꯁꯤ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯀꯥꯟꯗꯗꯤ ꯈꯥꯝꯃꯒ ꯃꯐꯝ ꯑꯃꯗ ꯃꯕꯨꯡꯁꯤꯅ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯑꯗꯨꯗꯨꯅ ꯃꯣꯏꯁꯦ ꯇꯧꯔꯦ ꯑꯗꯨꯀꯥꯟꯗꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯁꯣꯝꯗꯒꯤ ꯇꯥꯟꯅꯔꯛꯄ ꯃꯤꯁꯨ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯄꯨꯂꯞ ꯑꯁ ꯉꯥꯡꯅꯔꯦ ꯈꯠꯅꯔꯦ ꯂꯥꯎꯅꯔꯦ ꯂꯝꯕꯤꯁꯤꯗ ꯁꯣꯔꯣꯛꯁꯤꯗ ꯂꯩꯀꯥꯏ ꯃꯤꯁꯨ ꯂꯣꯏ ꯊꯣꯡꯅꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯗ ꯃꯣꯏ ꯃꯗꯣꯝꯆꯥ ꯃꯄꯤ ꯑꯗꯩ ꯂꯥꯛꯏꯕ ꯃꯆꯦꯒ ꯅꯤꯡꯉꯣꯟꯈꯩ ꯑꯁ ꯉꯥꯡꯉꯦ ꯆꯩꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯅꯨꯄꯥꯁꯤꯅ ꯀꯟꯗꯅ ꯑꯩꯅ ꯄꯥꯝꯅ ꯀꯣꯏꯕ ꯅꯨꯄꯤꯅꯤ ꯅꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯩꯅ ꯂꯧꯒꯦ ꯂꯧꯔꯗꯤ ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯗꯨꯗꯨꯅ ꯑꯗꯩ ꯅꯨꯄꯤꯁꯤ ꯃꯌꯨꯝꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯄꯨꯂꯤꯁꯇ ꯄꯨꯔꯦ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯄꯨꯂꯤꯁꯇ ꯄꯨꯔꯦ ꯏꯔꯥꯡꯁꯦ ꯀꯟꯖꯟꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯂꯥꯛꯑ ꯂꯧꯕ ꯄꯨꯂꯤꯁꯅ ꯂꯥꯛꯑꯒ ꯃꯣꯏꯅ ꯀꯧꯕ ꯄꯨꯂꯤꯁꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯂꯤꯁꯁꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯁꯥꯔꯦ ꯄꯨꯂꯤꯁꯁꯤꯗꯁꯨ ꯌꯥꯝ ꯉꯥꯡꯉꯦ ꯄꯨꯂꯤꯁ ꯅꯨꯄꯤꯈꯩꯅꯁꯨ ꯃꯤꯁꯨ ꯃꯆꯥ ꯍꯧꯖꯤꯛꯁꯨ ꯃꯕꯨꯛ ꯊꯥ ꯁꯨꯗꯣꯔꯦ ꯍꯌꯦꯡꯁꯤꯇ ꯉꯥꯏꯔꯦ ꯑꯗꯨ ꯅꯪ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯁꯨ ꯍꯟꯖꯟꯅꯧ ꯅꯪ ꯅꯆꯥ ꯌꯥꯎꯔꯕꯅꯤ ꯅꯪꯁꯨ ꯅꯆꯥ ꯐꯖꯅ ꯌꯣꯛꯆꯣ ꯑꯗꯨꯅ ꯉꯥꯡꯉꯦ ꯑꯗꯩ ꯅꯨꯄꯤꯗꯨꯅꯁꯨ ꯑꯩ ꯇꯧꯖꯔꯔꯣꯏꯅ ꯑꯗ ꯁꯤꯗꯁꯨ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦꯕ ꯅꯪ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯑꯩꯅ ꯍꯦꯛ ꯍꯟꯖꯟꯅꯔꯛꯄꯗꯒꯤ ꯅꯪꯒ ꯀꯣꯏꯅꯔꯝꯗꯅ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯝ ꯑꯩ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯨꯅ ꯃꯇꯝ ꯈꯔ ꯅꯪꯁꯨ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯋꯥꯏ ꯁꯛꯅ ꯂꯩꯔꯨꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯣꯏꯅꯔꯝꯃꯦ ꯅꯕꯥꯅꯤꯁꯦ ꯑꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯅꯪ ꯉꯁꯤ ꯂꯥꯛꯑꯣ ꯂꯩꯔꯨ ꯂꯥꯛꯑꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯣꯏꯅꯩ ꯎꯟꯅꯩ ꯑꯗꯨ ꯋꯥꯔꯤ ꯁꯥꯏ ꯑꯗꯨꯅ ꯇꯧꯔꯒ ꯏꯃꯨꯡꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯃꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕ ꯊꯝꯃꯛꯇꯕ ꯅꯪꯒ ꯂꯣꯏꯅ ꯂꯥꯡꯃꯤꯟꯅꯗꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯅꯪꯒ ꯂꯥꯡꯃꯤꯟꯅꯅꯤꯡꯉꯦ ꯆꯠꯃꯤꯟꯅꯅꯤꯡꯉꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯅꯪꯒ ꯑꯗꯨꯝ ꯀꯦꯟꯅꯕ ꯑꯣꯏꯅꯕ ꯑꯗꯒꯤꯗꯤ ꯅꯪꯒ ꯂꯣꯏꯅꯃꯛ ꯈꯨꯗꯤꯡꯃꯛ ꯄꯥꯝꯃꯦ ꯑꯩꯉꯣꯟꯗ ꯃꯥ ꯑꯄꯥꯝꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯇꯨꯝꯃꯦ ꯃꯥ ꯊꯦꯡꯅ ꯍꯜꯂꯒ ꯑꯗꯨꯝ ꯃꯥ ꯆꯥꯛ ꯆꯥ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯅꯤ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯏꯇꯩ ꯏꯅꯥꯎ ꯍꯤꯡꯃꯤꯟꯅꯁꯤꯒꯤ ꯑꯥꯔꯊ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯅꯪꯗꯣ ꯉꯋꯥꯏꯁꯨ ꯑꯩꯅ ꯏꯆꯥ ꯃꯤꯔꯣꯟꯕ ꯑꯍꯟ ꯏꯆꯥꯁꯦ ꯃꯤꯔꯣꯜꯂꯛꯄ ꯀꯥꯟꯗꯅꯤ ꯅꯕꯥꯅꯤꯁꯦ ꯑꯃꯨꯛ ꯑꯩꯅ ꯍꯟꯖꯟꯅꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯀꯣꯏꯅꯔꯝꯗꯅ ꯏꯆꯥ ꯃꯤꯔꯣꯟꯕ ꯗꯨꯃ ꯃꯥꯅ ꯑꯩꯁꯦ ꯂꯨꯅ ꯁꯨꯡꯇꯧ ꯇꯧꯈꯤꯗ꯭ꯔꯕꯅꯤ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯉꯦ ꯍꯪꯈꯤꯗ꯭ꯔꯕꯅꯤ ꯑꯩꯅ ꯀꯣꯛꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯒꯅꯦ ꯑꯩꯁꯦ ꯏꯆꯥ ꯄꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯗꯩ ꯈꯤꯇꯪꯗꯤ ꯑꯩ ꯏꯪꯍꯧꯋꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯪ ꯅꯌꯨꯝ ꯄꯥꯟꯖꯈ꯭ꯔꯁꯨ ꯑꯩ ꯅꯨꯄꯥꯁꯤꯗꯤ ꯅꯪ ꯀꯥꯎ ꯉꯝꯗꯗꯅ ꯇꯥꯔ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯌꯦꯡꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯁꯨ ꯑꯩ ꯌꯥꯝ ꯋꯥꯅ ꯅꯨꯄꯤꯁꯦ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯃꯌꯨꯝ ꯃꯥꯒ ꯀꯣꯏꯅꯕ ꯌꯥꯔꯔꯣꯏꯀꯣ ꯑꯗꯨꯅ ꯑꯩ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯑꯩ ꯅꯨꯡꯁꯤꯔꯛꯀꯅꯤꯀꯣ ꯏꯆꯥꯁꯦ ꯄꯣꯛꯑꯒꯅ ꯑꯩ ꯑꯗꯨꯁꯨ ꯈꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯅꯕꯥꯅꯤꯁꯦ ꯑꯃꯨꯛ ꯆꯍꯤ 4 ꯀꯔꯤꯁꯦ ꯅꯪꯁꯨ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯩꯗꯤ ꯀꯣꯏꯅꯗ꯭ꯔꯦꯅ ꯂꯩꯔꯒ ꯍꯟꯗꯛ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯑꯩꯉꯣꯟꯁꯤꯗ ꯍꯟꯗꯛꯁꯨ ꯍꯧꯖꯤꯛꯁꯨ ꯑꯩꯁꯨ ꯃꯤꯔꯣꯜꯂꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯤꯔꯣꯟꯕ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯪ ꯂꯩꯒꯦꯒ ꯂꯩꯍꯧ ꯂꯥꯎ ꯍꯥꯏꯕꯗꯁꯨ ꯑꯩ ꯂꯩꯔꯣꯏ ꯍꯥꯏꯌꯦꯕ ꯑꯩ ꯂꯩꯔꯣꯏꯅ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯍꯣꯏꯅꯁꯨ ꯅꯪ ꯅꯨꯄꯥ ꯋꯥꯔꯧ ꯅꯨꯄꯥ ꯊꯥꯔꯛꯀꯅꯨ ꯃꯥꯅ ꯍꯧꯗꯅꯅꯤ ꯑꯩ ꯏꯆꯥꯁꯤꯗ ꯊꯥꯔꯛꯀꯅꯨ ꯑꯗꯩ ꯃꯣꯏ ꯁꯣꯝꯗꯁꯨ ꯅꯣꯏ ꯂꯥꯛꯑꯗꯤ ꯃꯈꯣꯡꯂ ꯃꯈꯨꯠꯂ ꯊꯨꯗꯦꯛꯑ ꯊꯥꯔꯛꯑꯣ ꯑꯩꯈꯣꯏ ꯀꯔꯤꯝ ꯍꯥꯏꯔꯣꯏ ꯀꯦꯁ ꯇꯧꯔꯛꯑꯣꯏ
ꯅꯣꯏ ꯃꯌꯥꯝ ꯆꯪꯗ ꯅꯣꯏ ꯂꯩꯀꯥꯏ ꯈꯨꯟ ꯆꯪꯗ ꯐꯨꯔ ꯊꯥꯔꯛꯑꯣ ꯍꯥꯏꯌꯦꯕ ꯃꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯄꯨꯂꯤꯁꯁꯤꯗ ꯌꯥꯝ ꯊꯤꯅ ꯉꯥꯡꯅꯗꯅ ꯅꯩꯅꯗꯅ ꯂꯥꯎꯅꯗꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯆꯦ ꯏꯟꯅꯔꯒ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯅꯗꯕꯅ ꯂꯣꯏꯁꯟꯅꯈꯤꯕ ꯑꯗꯨꯗ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯤ ꯋꯥꯈꯜꯁꯦ ꯀꯥꯎꯕ ꯉꯝꯃꯗ꯭ꯔꯥꯅ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯃꯨꯟꯅ ꯍꯪꯉꯦ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯁꯤꯗꯩ ꯅꯕꯥꯅꯤ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏ ꯄꯨꯂꯤꯁꯇ ꯁꯨꯃꯥꯏꯅ ꯇꯧꯅꯔꯨꯔꯃꯤꯅ ꯑꯩꯈꯣꯏꯅ ꯐꯥꯔꯨꯔꯃꯤꯅ ꯑꯗꯩ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯀꯧꯗꯕꯤ ꯉꯥꯡꯗꯕꯤ ꯅꯪꯁꯦ ꯅꯨꯄꯤꯁꯤꯒ ꯀꯥꯏꯅꯔꯦ ꯄꯥꯎ ꯐꯥꯎꯅ ꯐꯪꯗ꯭ꯔꯦꯅ ꯄꯨꯔꯥ ꯅꯪꯁꯦ ꯇꯥꯔ ꯂꯩꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯏ ꯑꯩ ꯑꯗꯨꯗꯣ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯅ ꯅꯪꯅ ꯇꯁꯦꯡꯅ ꯅꯨꯄꯤꯁꯦ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯗꯤ ꯂꯧꯍꯧ ꯑꯩ ꯑꯗꯨꯝ ꯏꯄꯥꯝꯗ ꯂꯩꯈꯤꯒꯦꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛꯇ ꯌꯥꯎꯔꯤꯕ ꯃꯆꯥꯁꯤ ꯄꯥꯏꯔ ꯋꯥꯁꯛꯑꯦꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯣꯏꯔꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯃꯥ ꯍꯣꯏꯁꯤꯅꯁꯨ ꯌꯥꯝ ꯃꯨꯟꯅ ꯍꯪꯉꯤ ꯅꯪꯅ ꯅꯨꯄꯤꯒꯤ ꯃꯃꯥ ꯍꯣꯏꯁꯤꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯣꯏꯔꯗꯤ ꯏꯆꯥꯁꯤꯒꯤ ꯅꯨꯡꯁꯤꯕ ꯂꯩꯔꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯄꯨꯈꯤꯒꯦꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟꯖꯤꯅꯁꯨ ꯅꯪꯉꯣꯟꯗ ꯍꯦꯛ ꯂꯩꯔꯗꯤ ꯃꯄꯨꯟꯁꯤꯒꯤ ꯃꯃꯤꯇꯩ ꯃꯄꯤ ꯀꯪꯉꯣꯏ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯕ ꯐꯪꯉꯣꯏ ꯌꯥꯝ ꯁꯥꯊꯤꯅ ꯐꯠꯇꯦ ꯆꯥꯟꯅꯗꯦ ꯃꯕꯥꯏꯅꯁꯦ ꯁꯨꯡꯄꯛ ꯄꯛꯅꯗꯦꯅ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤꯅ ꯍꯥꯏꯌꯦꯕ ꯃꯃꯥꯗꯨꯅꯁꯨ ꯑꯗꯨ ꯅꯨꯄꯥꯁꯤꯅ ꯃꯕꯨꯛꯇ ꯌꯥꯎꯔꯤꯕ ꯃꯆꯥꯗꯨ ꯄꯥꯏꯔ ꯋꯥꯁꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤꯗꯤ ꯍꯟꯖꯟꯅꯈ꯭ꯔꯦꯀꯣ ꯑꯗꯩ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯃ ꯄꯣꯛꯇꯅ ꯈꯣꯠꯇꯅ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤ ꯑꯃꯨꯛ ꯄꯣꯛꯑꯦ ꯈꯣꯠꯂꯦ ꯑꯉꯥꯡꯁꯤ ꯆꯍꯤ 3ꯃꯨꯛ ꯀꯩꯃꯨꯛ ꯍꯧꯖꯤꯛ 3-4 ꯐꯥꯔꯛꯑꯦ ꯃꯣꯏ ꯑꯅꯤ ꯑꯗꯨꯝ ꯌꯨꯝ ꯄꯥꯜꯂꯛꯏꯁꯦ ꯆꯍꯤ 10ꯃꯨꯛ ꯁꯨꯃꯥꯏꯅ ꯁꯨꯔꯛꯑꯕꯅꯤ ꯃꯇꯝꯁꯦ ꯑꯗꯣ ꯌꯥꯝ ꯊꯥꯖꯗꯅ ꯍꯟꯗꯛ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯑꯃꯨꯛ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒꯁꯦ ꯄꯥꯎꯁꯦ ꯐꯥꯎꯅꯈꯠꯂꯛꯑꯦ ꯑꯔꯣꯏꯕꯤꯗ ꯐꯥꯎꯅꯈꯠꯂꯛꯑꯦ ꯅꯨꯄꯥꯁꯤꯅꯅꯦ ꯅꯨꯄꯤꯁꯤꯗ ꯂꯣꯠꯄ ꯉꯝꯃꯛꯇ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯋꯥꯔꯤ ꯂꯤꯔꯦꯕ ꯑꯗꯨꯝ ꯃꯕꯥꯅꯤ ꯈꯛ ꯇꯨꯃꯤꯟꯅ ꯍꯤꯡꯃꯤꯟꯅꯕ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯄꯨꯟꯁꯤꯒꯤꯁꯨ ꯑꯩꯅ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯃꯥꯁꯦ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯅꯤ ꯏꯕꯥꯅꯤꯃꯛꯁꯦ ꯃꯥꯅꯁꯨ ꯑꯩ ꯀꯥꯎ ꯉꯝꯗ꯭ꯔꯦ ꯒꯥꯏꯅꯀꯣ ꯁꯨꯝ ꯅꯨꯄꯤꯁꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯂꯤꯅꯤꯡꯕ ꯃꯉꯣꯟꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯤꯔꯤꯁꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯇꯥꯅꯤꯡꯗꯣꯏꯅꯣꯅ ꯅꯨꯄꯤꯁꯤ ꯃꯕꯥꯅꯤꯁꯦ ꯈꯠꯅꯩꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯏꯟꯁꯥꯡ ꯊꯣꯡꯉꯦꯗꯅꯀꯣ ꯅꯨꯄꯤꯁꯤꯅ ꯊꯣꯡꯕꯁꯦ ꯍꯥꯎꯇꯦ ꯑꯗꯩ ꯃꯥꯅ ꯊꯣꯡꯕꯗꯤ ꯌꯥꯝ ꯍꯥꯎꯏ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯥꯔꯨꯔꯤꯕ ꯗꯨꯀꯥꯟꯗ ꯊꯤꯜꯂꯛꯏ ꯍꯥꯏꯒꯠꯂꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯪꯅꯈꯠꯂꯛꯑꯦꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯐꯣꯟꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯦ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯗꯨꯝ ꯈꯠꯅꯕ ꯈꯣꯠꯄꯁꯦ ꯍꯦꯟꯒꯠꯂꯛꯑꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯀꯧꯅꯗꯕꯤ ꯉꯥꯡꯅꯗꯕꯤ ꯑꯗꯨꯝ ꯀꯧꯅꯗ꯭ꯔꯦ ꯊꯥ 5 ꯇꯨꯛꯀꯁꯦ ꯀꯧꯅꯗꯕ ꯃꯕꯥꯅꯤꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯕ ꯅꯄꯥꯗꯣ ꯆꯥꯒꯗ ꯂꯩꯔꯕꯅꯦꯌꯨ ꯅꯨꯄꯤꯁꯤꯅꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯏꯕ ꯑꯗ ꯃꯥꯗꯤ ꯇꯁꯦꯡꯅ ꯃꯆꯥꯅꯤ ꯄꯨꯔꯒ ꯃꯥ ꯅꯨꯄꯤ ꯀꯣꯏ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯟꯕꯗꯨꯗꯤ ꯃꯥꯁꯦ ꯄꯥꯝꯗ꯭ꯔꯦꯕ ꯑꯗ ꯃꯥꯅꯁꯨ ꯂꯧꯒꯦ ꯍꯥꯏꯔꯁꯨ ꯃꯣꯏꯅꯤ ꯂꯝꯗ ꯂꯧꯔꯒ ꯂꯩꯖꯈ꯭ꯔꯖꯅꯤ ꯑꯗꯣ ꯑꯩꯗꯤ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯤꯒ ꯑꯩ ꯌꯨꯝꯅꯤꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯥꯗꯤ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯩ ꯊꯛꯆꯜꯂ ꯆꯥꯁꯜꯂ ꯑꯗꯨꯝ ꯃꯥꯅ ꯅꯨꯄꯤꯁꯦ ꯋꯥꯔꯤ ꯂꯤꯕ ꯃꯁꯥ ꯐꯠꯇꯦ ꯃꯥꯗꯣ ꯌꯥꯝꯅ ꯗꯥꯛꯇꯔ ꯆꯠꯃꯤꯟꯅꯔꯨꯏ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯕꯤꯔꯝꯕꯅꯤ ꯑꯗꯣ ꯃꯥꯅ ꯆꯍꯤ 40ꯃꯨꯛ ꯁꯨꯔꯗꯤ ꯃꯁꯥ ꯐꯠꯇꯕꯅꯤ나 ꯑꯩꯗꯤ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯇꯕ ꯌꯥꯔꯔꯣꯏ 40ꯐꯧꯗꯤ ꯁꯤꯗ ꯂꯩꯕꯤꯔꯒꯦ ꯀꯥꯏ ꯍꯥꯏꯔꯛꯄꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥ ꯄꯜꯂꯛꯏꯗꯨꯕꯣ ꯑꯩꯉꯣꯟꯗ ꯏꯃꯨꯡꯁꯤꯗ ꯃꯥꯏ ꯋꯥꯔꯤ ꯄꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣꯅ ꯃꯥꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯕꯩ ꯄꯜꯂꯤꯕ ꯆꯞ ꯃꯥꯟꯅꯩ ꯅꯪꯒ ꯃꯥꯒ ꯀꯥꯏꯅ ꯑꯗꯨꯒꯤ ꯈꯠꯅꯔꯦꯕ ꯉꯪꯅꯔꯦ ꯄꯜꯂꯛꯀꯅꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯁꯨ ꯄꯜꯂꯛꯀꯅꯣ ꯑꯩꯉꯣꯟꯗ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤ나 ꯈꯨꯕꯥꯡ ꯊꯥꯏꯌꯦꯕꯀꯣ ꯃꯈꯖꯥꯏꯁꯦ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯅꯪꯅ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯕꯥꯡ ꯊꯥ ꯉꯝꯃꯕ ꯅꯪꯑꯅ ꯈꯠꯅꯔꯦ ꯃꯕꯥꯅꯤꯁꯦꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯍꯦꯟꯅ ꯐꯨꯖꯜꯂꯛꯑꯦ ꯅꯨꯄꯤꯁꯨ ꯃꯈꯨꯠ ꯍꯜꯂꯦ ꯑꯗꯩ ꯃꯌꯥꯝꯁꯦ ꯆꯪꯁꯤꯟꯅꯔꯦ ꯀꯩꯒꯤꯅꯣ ꯇꯧꯔꯦ ꯃꯥꯅ ꯅꯨꯄꯤꯁꯦ ꯃꯥꯅ ꯂꯣꯟꯅ ꯀꯣꯏꯖꯈ꯭ꯔꯣ ꯑꯩ ꯊꯤꯒꯠꯂꯔꯣꯏ ꯀꯩꯝꯇ ꯈꯪꯉꯒ ꯑꯩ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦꯅ ꯑꯩ ꯊꯤꯒꯠꯇ꯭ꯔꯦ ꯀꯣꯏꯖꯈ꯭ꯔꯣ ꯃꯥ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯥꯅ ꯅꯨꯄꯤꯁꯤꯒꯤ ꯋꯥꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯊꯦꯡ ꯍꯜꯂꯛꯑꯒ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗꯁꯨ ꯅꯨꯄꯤꯁꯤꯒꯤ ꯃꯕꯥꯅꯤ ꯎꯅꯔꯨꯕꯒꯤ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯏꯟꯖꯥꯡ ꯄꯣꯔꯛꯄ ꯍꯥꯎꯏ ꯃꯁꯥ ꯐꯠꯇ꯭ꯔꯦ ꯂꯥꯏꯌꯦꯡꯉꯨꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯋꯥꯔꯤ ꯂꯤꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯉꯥꯡꯉꯦꯕ ꯅꯨꯄꯥꯁꯦ ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯃꯗꯨ ꯁꯤꯒꯦꯒ ꯁꯤꯈ꯭ꯔꯣ ꯀꯔꯤꯅꯣ ꯃꯥꯅ ꯁꯨꯝ ꯌꯦꯠꯇꯅ ꯏꯃꯨꯡꯁꯤꯗꯅ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅꯁꯨ ꯉꯥꯡꯉꯦꯕ ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯗꯒꯗꯤ ꯅꯪ ꯑꯗꯨ ꯅꯨꯄꯤꯗꯨ ꯅꯪ ꯍꯦꯛ ꯄꯨꯔꯛꯄꯒꯥꯏꯌꯦ ꯅꯪꯑꯅ ꯑꯗꯩ ꯃꯈꯨꯔꯥ ꯃꯇꯣꯟꯒꯁꯤꯅ ꯂꯣꯏ ꯉꯥꯡꯉꯦꯕ ꯆꯪꯉꯛꯑꯒ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯈꯟꯅꯕ ꯈꯣꯠꯄꯁꯦ ꯇꯣꯏꯅ ꯊꯣꯛꯑꯦ ꯈꯟꯅꯕꯁꯦ ꯑꯗꯨꯝ ꯆꯪꯉꯛꯑꯒ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯌꯥꯝꯁꯤꯅ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯐꯨꯏꯌꯦꯕ ꯉꯥꯡꯉꯦꯕ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯩ ꯃꯆꯦ ꯅꯤꯉꯣꯟ ꯀꯩꯀꯥꯁꯦ ꯂꯣꯏ ꯉꯥꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯕꯥꯅꯤꯁꯦ ꯑꯗꯩ ꯃꯆꯦ ꯑꯣꯏꯅꯁꯨ ꯐꯣꯟ ꯇꯧꯔ ꯅꯨꯄꯤꯁꯤꯗ ꯉꯥꯡꯉꯤ ꯅꯪ ꯃꯈꯥ ꯇꯥꯅꯒꯅꯨ ꯑꯗꯨꯅ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥꯗ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯩ ꯃꯊꯧ ꯇꯥꯗꯦ ꯃꯥꯅ ꯉꯝꯃꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯦ ꯃꯥꯅ ꯑꯩ ꯊꯥꯗꯣꯛ ꯉꯝꯃꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯣ ꯅꯪꯅ ꯐꯣꯟꯗꯣ ꯕ꯭ꯂꯣꯛ ꯊꯝꯃꯣ ꯅꯝꯕꯔ ꯈꯪꯍꯜꯂꯅꯨ
ꯅꯪꯅ ꯌꯥꯔꯅꯨ ꯃꯆꯥ ꯑꯅꯤ ꯂꯩꯔꯕꯅꯤ ꯄꯨꯡꯀꯥꯏ ꯀꯥꯏꯅꯔꯦ ꯁꯣꯝꯗ ꯈꯠꯅꯗꯅ ꯅꯨꯡꯇꯤꯒꯤ 이몽제 산티 오이드래 한잘락바가 칸나래 누피지 마삭 영닝드래 너원도 뿡따오 따오래 뿡룹룹베 누빠지디 하이다나 내난 까리 보셈 따위 하나 칸나래 바 모이주 포한지다 저 뿌라 좀 마통무랑 강나드래 모이지다 따오나리제 이몽지다 산티 야지 좀 레이레드래 아데 마사제 아마나 자히 니판 묵초갈라바니 아마나 자히 마리 묵파갈라바니 마사 아니지 마사 아니막 라이따마바니고 마이나 마사 아니 보고 마가 바가 자 힘다 칸나락비 콧비지다 텐션 레이레바 강 끼레바 다설라 레이레 갑베 마마다 꼰잔다나 갑베 마복도 꼰잔다나 갑베 아데 마빠지가 마빠지디 강이 잉 쭈빠마 강이 아데 낭나 빰 쌀로버데 톡바니 아두니 노이 나빠 와이기 와가지 고토 강칼레 노이 나빠 오이나 한잔잔 삐다바 마리락 삐다바 아잉원다 아이부 빰다바 아두 떠우다바 아세다 강칼레 아두 마사는 비불로나 고토 운나라가 adu macam pura sakiba kana tawi adu tawi aseta kot kot na ngakale ai ba bu khongpang kawrak pa adu to hekta mapa jina yare to ma tu chau bai pung tau tau na gimne ai ka chu khande hana taudana noina hanjan jan chen baduda chau bage aingon do intai narak pa gaina mapa jina chu hai ba nangna tu pan mai ma thau ta de na dai di dumai dum imung je pura kainom tau na re no pa ju no pi ga je thau ga singa lai dong lai minare matai manau mo be nu sinaba nungaina फजना तानरगा लेमिनाबजे सुलै लेमिनाद्रे नुपीजो अदम 24 आवर टेंशन द लैरे नुपाजी मसकसे उबगा दम कनोम तौरे मबानजे कोइ चलमगदरा ngasi मबानजे वाइ सानारमगदरा फोन पाइनरमगदरा न नुपीजे तौ सलेंगनि वाइटिंग लैनि नागले मु तौ सलेंगनि वाइटिंग लैनि ओ अदे अदुना माजु दम टेंशन द लैरे बस माइदि सांग सिटना माने हेक मयुम द थानि पा लैरोगा हलकपा मिकुपतगी सुमाइना दम अमु कोइनारमबी अमु लाथोकनाबा अमु सुमाइना लैरखरबनेबा अदु नुंगाइत्रे को माजे कइनो सागई गा कइ लोइ खंगना थौदोम जु चाउना फादना थोकना गरेदना को नुंगाइत्रे माजे दुम सुम नुंगाइबम खंगद्र सुम नुंगाइबम खंगद्रे मबानी माक्ता नुसिनाबा लैत्रे इसांग सिना दुमाइना दुम कौना दबी गांगना दबी मबानी गी नुसिनाबा लैतबा नुपाजना माइ नुपीनि हाइबगी माइ मसादा बौ थेंनिंद्रे सोकनिंद्रे मागा बौ नकना तुमिना निंद्रे माइना माइ फमुंगमदा तुमे मचा पाहनगा चा नुपी अतोमबीजिगना जुगी माइ नुपीजिगा तुमे माइना वा गांगनाद्रेबा मबानी युम पानमिनाबे कइनोजे नुसिनाबजे लैत्रेबको नुपीजु दुम थोंगफम थोकबा थोंगी मचागा स्कूल नंगनाबा माइ नुपा दुकान नंगनाबा थोंगफम थोकबा थोंगी होनै मोइ चखरे माइ मागी स्कूल चटपा दुकान जमाना होनबम थोकबा होनहौई मंगा दुम माजु लै तौगा मियोइबगी हिंगबगी नुंगाइबा हाबजे कइनो खंगत्रेबा अदे हंदक अरोइबगी थौदोकसे कमाइ तौगेदा नुपी नुमिसि नुपीजिना फमुंजे लोइसनबदा नुपाजिगी मोन मखादा दुकान सोजे थमममेबे कईनो मा दुकान चलगा दुकान सो पूदना चलीजे ना माजे खल्ले अदैदि फोन जे तौरे माना सों पाइ पाइरक्त्रे मदैदि माजे चिंगनारे लै याद्रे माजे कोइगेरा कोइजरा जनु आई वा ngangaroin लै थौरबनेबा कैदौरदोइनो ना इपाम चपजु पामदे आइना दे फुरो वारकजु कैसु यारोइ पुलिस तबौ यौनारे मखुरा मतोना पना ngange चैरे कनाइ जगत पुना मंगना ngange सागै जुना माबो अमता सपोर्ट तौबना ते दु याद्रमिना उपाय लेरोइना ngauning ngaujara janu ngauba ngaubi moyena ai chaagi dam dum hingbam tok pa hingage yana lai thobane du ma se lai bi yarak treba ani ga cha je thaure ko du ga moina yam sat kan ba line je amana phangi adom da haidagi nu pi du ga hek hairak pa adu ma kai su thiru drabane ba numi sidi ma je lai yadre ba ko lai am injan ba dongna chat le thauda re mana ti re du ba ti yam ta ja dana koi ma gi nu pa ji gari je kham bo ure ba kar sa de mana kar sida ngai re ma se ngai re chung tok tholak te ko pung kaino sai de gini drama thoi ma khai sai de gini mana ngai khale je gari chu tok tholak te pung ani mu ta khale tholak te adai mana somda masan nu pi hoi kai hoi gari di lai re noi la ona pau pi khrabane ba adu ga loi na la moi gi man dom sa ma pi mam se loi la ko ningon ka kai je loi la doga moi jang koi ti thire ba moi yamak padagi di mabani je sang dana dai gi yung gai kai gai je ko adu moi jina lai ba jaga smai to ba khoi gi lau je pang na lau se sing lau je lai gi ba duga yum je am lan na lai ba jaga ne hai ba adu mo yum ji da ne moi to ji adai gi yung khara je koi ka ma ha pa nu pi nu pa mai una na ba moi ga yana ba sin ba una han ba paisa lau ba ado jiki juju mabani lairamibasi angang karana asiji ju
ꯎꯅꯍꯟꯕꯅꯤ ꯉꯁꯥꯏ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯆꯪꯈꯤꯕ ꯎꯏ ꯍꯥꯏꯕꯗ ꯃꯣꯏꯅꯗꯤ ꯑꯗꯨꯁꯦ ꯊꯥꯖꯔꯨꯗꯕ ꯆꯦꯛ ꯇꯧꯔꯨꯗꯕ ꯍꯥꯏꯕꯗꯤ ꯄꯥꯈꯟ ꯌꯥꯝ ꯅꯦꯝꯃꯦ ꯍꯥꯏꯌꯦꯀꯣ ꯌꯥꯝ ꯅꯦꯝꯕ ꯌꯥꯝꯁꯨ ꯃꯜꯂꯦ ꯍꯥꯏ ꯄꯥꯈꯟꯁꯦ ꯐꯖꯅꯁꯨ ꯆꯥꯅꯒ ꯂꯩꯕ ꯅꯠꯇꯦ ꯍꯥꯏ ꯂꯧꯕꯨꯛ ꯃꯌꯥꯏꯁꯤꯗ ꯑꯗꯨꯒꯅꯦ ꯌꯥꯝꯁꯨ ꯁꯣꯡꯉꯦ ꯍꯥꯏꯌꯦꯕ ꯑꯗꯨꯋꯥꯏꯗꯣ ꯑꯗꯨꯒ ꯃꯣꯏꯅ ꯂꯧꯕꯨꯛꯁꯤꯗꯩ ꯆꯠꯄꯖꯥꯠꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯧꯁꯦ ꯂꯣꯏ ꯍꯧꯅꯔꯦꯗꯅ ꯑꯗꯨꯒ ꯂꯧꯕꯨꯛꯁꯤꯗꯩ ꯆꯠꯂꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥꯡꯁꯦ ꯊꯣꯡ ꯂꯣꯜꯂꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯃꯃꯥꯡꯁꯦ ꯊꯣꯡ ꯂꯣꯟꯕ ꯃꯣꯏꯅ ꯀꯩꯅꯣꯅꯦ ꯊꯣꯡ ꯂꯣꯜꯂꯤꯗ ꯁꯤ ꯂꯩꯔꯝꯃꯣꯏꯗ ꯍꯥꯏꯔꯒꯅꯦ ꯑꯗꯩꯗꯤ ꯃꯣꯏꯗꯤ ꯃꯃꯥꯡꯁꯤꯗ ꯁꯨꯝ ꯂꯦꯞꯅ ꯂꯩꯔꯕꯀꯣ ꯂꯦꯞꯅ ꯂꯩꯔꯕ ꯃꯃꯥꯡꯁꯤꯗ ꯑꯗꯣ ꯃꯣꯏꯅ ꯁꯨꯝ ꯌꯦꯡꯊꯣꯛꯎꯕꯗꯅꯦ ꯆꯠꯂꯁꯤꯗꯅ ꯃꯣꯏꯁꯨ ꯊꯣꯛꯂꯛꯄꯤꯗꯣ ꯊꯣꯡ ꯂꯣꯜꯂꯕꯅꯤꯅ ꯑꯗꯨꯒꯗꯤ ꯍꯦꯛꯇ ꯅꯨꯄꯤꯁꯤ ꯂꯥꯞꯅ ꯃꯣꯏꯅ ꯆꯦꯟꯈꯤꯕꯁꯤ ꯎꯕꯅꯦ ꯑꯁꯤꯗ ꯆꯦꯟꯈ꯭ꯔꯦꯅ ꯃꯣꯏꯁꯨ ꯇꯥꯟꯅꯔꯕꯗꯩ ꯊꯣꯡꯁꯦ ꯁꯤꯗꯤ ꯀꯔꯣꯝꯗꯩ ꯍꯥꯡꯉꯤꯕ ꯊꯣꯡꯅꯣꯅ ꯅꯨꯄꯤꯁꯦ ꯇꯥꯟꯅꯒꯦꯅ ꯆꯠꯄ ꯍꯧꯕꯩ ꯁꯣꯝ ꯇꯧꯕ ꯃꯅꯤꯡ ꯊꯣꯡꯁꯦ ꯍꯥꯡꯉꯝꯃꯕ ꯃꯣꯏꯗꯤ ꯃꯅꯤꯡ ꯊꯣꯡꯗ ꯆꯪꯕꯖꯥꯠꯅꯤꯅꯦꯅ ꯑꯗꯨꯒꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯄꯨꯔꯥ ꯃꯅꯨꯡꯁꯤꯗꯅꯦ ꯐꯛ ꯑꯃꯟꯕ ꯑꯃ ꯊꯥꯔꯝꯃꯦ ꯍꯥꯏꯌꯦ ꯃꯅꯨꯡꯁꯨ ꯌꯥꯝ ꯃꯣꯠꯂꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯃꯌꯥꯝ ꯃꯤꯔꯥꯡ ꯅꯨꯡꯂꯥꯡ ꯃꯌꯥꯝ ꯑꯗꯨꯗ ꯅꯨꯄꯥꯁꯤꯗꯤ ꯄꯨꯔꯥꯅꯦ ꯇꯨꯝꯃ ꯂꯩꯔꯝꯃꯦ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯣꯏꯁꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯃꯣꯏꯅꯤꯅ ꯆꯥꯃꯤꯟꯅꯕ ꯈꯣꯠꯄꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯀꯣ ꯌꯨꯒ ꯊꯛꯃꯤꯟꯅꯕꯒꯤꯀꯣ ꯑꯗꯨꯝꯕ ꯑꯗꯩꯗꯤ ꯃꯣꯏ ꯈꯔ ꯑꯃꯅ ꯇꯥꯟꯅꯈ꯭ꯔꯦ ꯑꯗꯩ ꯈꯔ ꯑꯃꯅ ꯅꯨꯄꯥꯁꯦ ꯐꯨꯔꯦ ꯅꯥꯄꯤꯅ ꯁꯦꯠꯆꯜꯂꯨ ꯀꯔꯤꯒꯤ ꯑꯆꯨꯝ ꯃꯣꯠꯈ꯭ꯔꯕꯁꯤꯗ ꯇꯨꯀꯠꯆꯗ꯭ꯔꯥ ꯑꯗꯨ ꯅꯪ ꯀꯌꯥꯝ ꯄꯥꯝꯃꯤ ꯁꯤꯒꯨꯝꯕꯁꯦ ꯅꯪ ꯑꯗꯨꯗꯨꯅ ꯃꯣꯏ ꯈꯔ ꯑꯃꯅ ꯃꯗꯣꯝꯆꯥꯒꯤ ꯃꯄꯤ ꯑꯣꯏꯁꯤꯅ ꯅꯨꯄꯥꯁꯦ ꯐꯨꯔꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯇꯥꯟꯅꯔꯦꯀꯣ ꯑꯁ ꯂꯧꯕꯨꯛꯁꯤꯗ ꯂꯣꯠꯇꯅ ꯈꯣꯠꯇꯅ ꯂꯧꯄꯥꯛꯁꯤꯗ ꯃꯣꯏꯁꯤꯅ ꯊꯤꯗꯅ ꯇꯥꯟꯅꯗꯅ ꯇꯧꯕꯗꯩ ꯅꯨꯡꯊꯤꯟ ꯐꯪꯉꯦ ꯅꯨꯄꯤꯁꯦ ꯄꯨꯡ 2:30 ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯩ ꯉꯥꯡꯅꯔꯦ ꯈꯟꯅꯔꯦ ꯃꯣꯏꯒ ꯈꯨꯠꯁꯨ ꯊꯥꯅꯔꯦ ꯍꯥꯏ ꯑꯗꯩ ꯃꯣꯏ ꯂꯩꯀꯥꯏꯁꯨ ꯊꯣꯛꯅꯔꯛꯑꯕ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯟꯅꯔꯦ ꯑꯗꯩ ꯎꯅꯍꯜꯂꯤꯕ ꯏꯃꯨꯡꯗꯨꯅ ꯑꯃꯨꯛ ꯃꯣꯏꯗꯤ ꯀꯩꯅꯣꯅꯦ ꯍꯥꯏ ꯃꯇꯩ ꯃꯅꯥꯎꯅꯦ ꯍꯥꯏ ꯑꯗꯨ ꯈꯥꯏꯅꯔꯒ ꯃꯇꯝ ꯈꯔ ꯂꯩꯕꯅꯦ ꯑꯗꯨꯗ ꯍꯟꯖꯟꯅꯕꯁꯦ ꯑꯍꯟꯈꯩꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦꯅ ꯍꯥꯏꯔꯛꯑꯦ ꯌꯨꯝꯕꯨꯁꯤꯗꯤꯀꯣ ꯑꯗꯩ ꯃꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯁꯤꯒꯨꯝꯕ ꯅꯨꯄꯤ ꯅꯨꯄꯥ ꯎꯅꯐꯝꯁꯦ ꯊꯝꯃꯅꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯈꯨꯜ ꯂꯩꯀꯥꯏ ꯆꯦꯟꯊꯩ ꯑꯗꯨꯗꯨꯅ ꯉꯥꯡꯅꯗꯅ ꯑꯁ ꯌꯥꯝꯈ꯭ꯔꯕ ꯃꯤꯅꯦ ꯍꯥꯏ ꯃꯧ ꯅꯨꯄꯥ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯃꯒ ꯐꯥꯔꯦꯅ ꯂꯣꯏꯅ ꯍꯨꯛꯇꯣꯛꯅꯔꯛꯇꯅ ꯂꯧꯄꯥꯛꯁꯦ ꯌꯦꯡꯅꯗꯅ ꯇꯧꯔꯒ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯉꯥꯡꯅꯕ ꯈꯠꯅꯕ ꯇꯧꯅꯕ ꯀꯥꯟꯁꯤꯗꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯃꯥꯏ ꯐꯣꯟꯒ ꯂꯣꯏ ꯍꯨꯟꯗꯣꯛꯑꯝꯃꯦꯕ ꯃꯥꯏ ꯈꯣꯡꯎꯞ ꯕꯦꯒ ꯂꯣꯏ ꯍꯨꯟꯗꯣꯛꯑꯝꯃꯦ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯑꯃꯨꯛꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯈꯔ ꯇꯥꯛꯂꯤ ꯇꯧꯅꯔꯛꯄ ꯈꯔ ꯆꯪꯅꯈ꯭ꯔꯒ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯒ ꯇꯧꯕꯁꯦ ꯃꯣꯏꯅ ꯄꯨꯂꯤꯁ ꯀꯧꯁꯤꯔꯥ ꯑꯗꯩ ꯃꯣꯏ ꯃꯌꯨꯝꯁꯦ ꯀꯧꯕ ꯃꯌꯨꯝꯒꯤ ꯃꯤꯁꯦ ꯂꯥꯛꯎ ꯌꯥꯗꯕ ꯑꯗꯨꯒꯤ ꯁꯨꯝ ꯁꯔꯛ ꯇꯥꯟꯖꯥꯁꯤꯗꯅꯦ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕꯅꯦ ꯑꯃꯨꯛꯀꯣ ꯌꯥꯝ ꯍꯩꯅ ꯃꯥꯡꯈꯤ ꯍꯥꯏꯌꯦ ꯃꯥꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯗꯤꯅꯦ ꯊꯤꯕꯝꯁꯦ ꯑꯗꯨꯝ ꯈꯪꯅꯗ꯭ꯔꯕ ꯃꯣꯏꯁꯨ ꯉꯥꯏꯅꯔꯤꯅ ꯁꯨꯝ ꯉꯥꯡꯅꯔꯝꯕꯗꯒꯤ ꯋꯥꯅꯔꯛꯄꯅꯤꯅ ꯃꯥꯏ ꯖꯒꯣ ꯀꯣꯏꯁꯜꯂ ꯁꯨꯝ ꯂꯩꯅꯕꯤꯗꯣ ꯑꯗꯨ ꯀꯥꯟꯁꯤꯗ ꯃꯥꯁꯤ ꯌꯥꯝ ꯍꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤ ꯍꯥꯏꯌꯦꯕ ꯒꯥꯔꯤ ꯑꯃ ꯂꯥꯛꯄꯗ ꯃꯥꯁꯨ ꯁꯠꯂꯥꯎ ꯇꯣꯡꯉꯤꯕ ꯃꯥꯜꯂꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯑꯗꯨꯒꯗꯤ ꯃꯣꯏꯅ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏꯅ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯃꯣꯏ ꯂꯩꯀꯥꯏꯗ ꯇꯥꯛꯑꯦ ꯅꯨꯄꯤꯁꯤꯒꯤ ꯑꯗꯩ ꯁꯣꯝꯒꯤꯁꯨ ꯇꯥꯛꯑꯦ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯧꯅꯒꯦ ꯍꯥꯏꯔꯒꯅ ꯂꯧꯅꯖꯔꯖꯅꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯌꯨꯝꯁꯦ ꯑꯩꯅ ꯂꯦꯡꯗꯅ ꯂꯩꯔꯒꯦ ꯅꯨꯄꯥꯁꯦ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒꯦ ꯃꯕꯥꯅꯤ ꯂꯧꯅꯒꯦ ꯍꯥꯏꯔꯒꯅ ꯕꯔꯥꯗ ꯂꯩꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯂꯧꯅꯧ ꯍꯥꯏꯔꯒꯦꯅ ꯃꯥꯅ ꯆꯦꯁꯦ ꯊꯥꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯀꯥꯟꯗ ꯅꯨꯄꯤꯒꯤ ꯂꯩꯀꯥꯏꯁꯤꯗ ꯐꯝꯃꯦ ꯃꯣꯏ ꯁꯣꯝꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯆꯠꯇꯅ ꯑꯍꯜ ꯂꯃꯟ ꯁꯣꯝꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯣꯏ ꯆꯠꯇꯅ ꯑꯁ ꯀ꯭ꯂꯕꯈꯩ ꯃꯩꯔꯥꯈꯩꯁꯤꯅ ꯌꯥꯝ ꯉꯥꯡꯉꯦ ꯍꯥꯏꯌꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯑꯅꯤꯃꯛꯁꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯃꯤꯒꯤ ꯅꯨꯄꯤ ꯂꯩ ꯃꯆꯥ 2 ꯂꯩ ꯑꯅ ꯀꯩꯒꯨꯝꯕ ꯅꯪꯅ ꯁꯤꯒꯨꯝꯕ ꯑꯃꯨꯛꯅ ꯅꯨꯄꯥꯁꯦ ꯀꯣꯏꯅꯔꯝꯃꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯅꯪꯅ ꯅꯨꯄꯤꯁꯦ ꯑꯃꯨꯛꯅ ꯀꯣꯏꯅꯔꯝꯃꯕ ꯇꯥꯟꯊꯣꯛꯀꯅꯤ ꯅꯨꯄꯤꯁꯦ ꯄꯨꯁꯜꯂꯛꯄꯁꯨ ꯌꯥꯔꯣꯏ ꯇꯥꯟꯊꯣꯛꯀꯅꯤ ꯂꯩꯍꯜꯂꯣꯏ ꯆꯪꯍꯜꯂꯣꯏ ꯅꯨꯄꯤ ꯂꯣꯟꯕ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯣꯏ ꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯂꯩꯀꯥꯏ ꯑꯅꯤꯁꯤꯅ ꯇꯧꯔꯀꯥꯟꯗ ꯋꯥꯔꯦꯞ ꯇꯥꯟꯅꯗꯅ ꯆꯦ ꯏꯅꯗꯅ ꯑꯃꯨꯛ ꯑꯅꯧꯕ ꯍꯥꯏꯁꯦ ꯂꯣꯏꯅꯗꯕꯅ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯗꯕꯅ ꯏꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯛꯏ ꯍꯥꯏꯌꯦꯕ ꯑꯗ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯥꯛꯑꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯟꯅꯔꯕꯅꯦꯕ ꯑꯁ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯝꯒꯤꯁꯨ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯃ ꯃꯆꯦ ꯃꯅꯝ ꯃꯟꯗꯣꯝꯆꯥ ꯃꯄꯤ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨ ꯌꯥꯎꯔꯛꯑꯦ ꯃꯣꯏꯁꯤ ꯌꯥꯝꯃꯦ ꯂꯥꯛꯏꯁꯦꯀꯣ ꯑꯗꯩꯗ ꯋꯥꯔꯤꯁꯦ ꯃꯣꯏꯅ ꯑꯗꯨꯗ ꯂꯤꯔꯔꯕꯅꯦꯕ ꯁꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏ ꯈꯣꯠꯂꯤ ꯑꯗꯣ ꯁꯨꯝꯕꯁꯦ ꯃꯧꯁꯤꯡꯁꯦ ꯅꯨꯄꯥ ꯀꯣꯏꯗꯅꯕ ꯃꯧ ꯍꯜꯂꯛꯑ ꯂꯩꯕꯁꯦ ꯃꯤ ꯅꯨꯄꯤ ꯂꯩꯕ ꯀꯣꯏꯗꯅꯕ ꯑꯗꯩ ꯅꯨꯄꯥꯅꯁꯨ ꯃꯁꯥꯒꯤ ꯅꯨꯄꯤ ꯂꯩꯔꯒ ꯀꯣꯏꯗꯅꯕꯁꯦ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯂꯩꯀꯥꯏ ꯀ꯭ꯂꯕꯁꯤꯡꯁꯤꯅ ꯊꯧꯗꯥꯡ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯕꯁꯦꯅ ꯃꯣꯏꯁꯦ ꯋꯥꯔꯤ ꯂꯤꯔꯕꯅꯦꯕ ꯑꯁ
ꯌꯥꯝ ꯄꯦꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯊꯃꯣꯏꯁꯤꯗꯀꯣ ꯅꯨꯄꯥꯔꯣꯝꯒꯤ ꯃꯤ ꯃꯌꯥꯝꯒ ꯂꯥꯛꯑꯒ ꯅꯨꯄꯤꯔꯣꯝꯒꯤꯁꯨ ꯑꯃꯠꯇꯒ ꯑꯣꯏꯅꯔꯒ ꯑꯇꯩꯗꯗꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯀꯣꯏꯔꯦ ꯅꯨꯄꯤ ꯂꯣꯜꯂꯦꯒ ꯍꯥꯏꯔꯗꯤ ꯑꯁ ꯈꯠꯅꯔꯛꯑꯅꯤ ꯅꯨꯄꯥꯅ ꯃꯌꯨꯝ ꯅꯨꯄꯤ ꯃꯌꯨꯝꯁꯦ ꯐꯒꯦꯔꯥ ꯐꯔꯣꯏꯔ ꯅꯨꯄꯥ ꯃꯌꯨꯝꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯆꯪ ꯆꯪꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯔꯛ ꯇꯥꯅꯩꯌꯦꯕ ꯑꯗ ꯃꯣꯏꯒꯤꯗꯤ ꯌꯦꯡꯉꯨ ꯑꯗꯩ ꯅꯨꯄꯥꯗꯤ ꯆꯥꯝꯃꯤ ꯃꯄꯨꯅꯤ ꯑꯗꯨ ꯑꯗꯥꯅ ꯇꯧꯅꯗꯅ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯔꯦ ꯆꯦꯜꯂꯦ ꯂꯣꯜꯂꯦ ꯍꯥꯏꯕꯁꯤꯗ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯁꯤ ꯃꯤꯆꯪ ꯑꯝꯇ ꯂꯩꯄꯣꯟꯇꯦ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯤꯒꯤ ꯃꯤꯆꯪ ꯂꯣꯏ ꯆꯪꯈꯤꯗꯣꯏꯅꯤ ꯃꯣꯏꯒꯤ ꯃꯆꯦ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯌꯥꯝꯁꯦ ꯃꯃꯥ ꯃꯄꯥꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯗꯤ ꯌꯦꯡꯉꯣ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯤꯗ ꯅꯨꯄꯤ ꯂꯣꯟꯕ ꯌꯥꯔꯣꯏ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯔꯣꯏꯅ ꯃꯣꯏ ꯃꯌꯥꯝꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯅ ꯌꯦꯡꯉꯨ ꯁꯤꯗ ꯐꯥꯔꯦ ꯁꯤꯗ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯇꯅꯗꯩ ꯃꯆꯟꯗꯨꯅꯒ ꯅꯨꯄꯤꯗꯨꯒ ꯑꯩꯈꯣꯏ ꯗꯗꯥꯁꯤꯒ ꯍꯥꯏꯊꯈ꯭ꯔꯦ ꯅꯣꯏ ꯂꯥꯛꯑꯣꯅ ꯃꯆꯟ ꯅꯨꯄꯤꯅꯒ ꯐꯥꯗꯅ ꯌꯦꯡꯉꯣꯕ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯄꯤ ꯂꯣꯟꯕꯁꯤꯗꯤ ꯁꯞꯄꯣꯔꯠ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯐꯖꯩ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯀꯣ ꯏꯃꯨꯡꯗꯨꯒꯤ ꯃꯣꯏꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯆꯟ ꯃꯆꯦꯁꯤꯡꯗꯨꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯌꯥꯝ ꯐꯖꯈ꯭ꯔꯦꯕ ꯑꯗꯣ ꯑꯃꯔꯣꯝꯗꯁꯨ ꯃꯧꯗꯨꯅ ꯐꯕꯩꯁꯨꯅꯦꯕ ꯃꯧꯗꯨꯅ ꯄꯩꯗꯅ ꯄꯣꯝꯗꯅ ꯅꯤꯉꯣꯜꯈꯩꯗꯣ ꯂꯥꯛꯄꯗ ꯍꯔꯥꯎ ꯇꯧꯗꯅ ꯀꯧꯗꯅ ꯇꯧꯔꯗꯤ ꯃꯧꯗꯨꯒꯤ ꯃꯤꯆꯪꯁꯨ ꯆꯪꯅꯤꯡꯉꯣꯏꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯗꯤꯅꯦ ꯅꯨꯄꯥꯒꯤ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯣꯏ ꯈꯪꯍꯟꯕ ꯃꯣꯏꯒ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯧꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯣꯏꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯗꯨꯅ ꯂꯧꯕꯤꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯅꯍꯟꯗꯅ ꯃꯇꯨꯡ ꯇꯧꯕ ꯌꯥꯔꯣꯏ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯂꯝꯁꯤꯗ ꯂꯩꯍꯜꯂꯣꯏ ꯆꯪꯍꯜꯂꯣꯏ ꯀꯥꯏꯅ ꯃꯣꯏꯅ ꯇꯧꯕꯤꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯔꯦ ꯍꯥꯏꯕꯁꯤꯡꯁꯤꯅ ꯃꯥꯏꯒꯤ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯦ ꯇꯥꯛꯑꯕ ꯅꯨꯄꯤꯔꯣꯝꯒꯤ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯇꯨꯗ ꯑꯃꯨꯛ ꯁꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯇꯨꯅ ꯑꯃꯨꯛ ꯄꯥꯎ ꯄꯤꯅꯔꯒ ꯑꯩꯈꯣꯏ ꯑꯃ ꯁꯤꯜꯂꯁꯤꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯌꯥꯔꯣꯏ ꯅꯨꯄꯤ ꯂꯩꯕꯅ ꯅꯨꯄా ꯀꯣꯏꯕ ꯑꯗꯩ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯣꯏꯅ ꯃꯥꯏꯀꯩ ꯑꯅꯤꯁꯤꯅ ꯈꯔ ꯁꯨꯃꯥꯏꯅ ꯗꯥꯏꯇ ꯂꯧꯕꯤꯔꯒꯗꯤ ꯈꯔꯗꯤ ꯀꯤꯅꯅꯤ ꯍꯟꯅꯅꯤ ꯑꯗꯨꯅ ꯏꯃꯨꯡꯗ ꯃꯥꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯔꯛꯏꯕ ꯃꯌꯥꯝ ꯀꯥꯏꯅꯔꯛꯏꯕ ꯃꯌꯥꯝ ꯐꯨꯅꯗꯅ ꯃꯆꯥ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗꯨꯗ ꯀꯥꯏꯅꯕ ꯈꯥꯏꯅꯕ ꯃꯃꯥ ꯃꯄꯥ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯃꯆꯥ ꯑꯣꯏꯍꯜꯂꯛꯄ ꯑꯗꯩ ꯃꯃꯥ ꯃꯄꯥꯅ ꯈꯠꯅꯕꯗ ꯇꯦꯟꯁꯟ ꯂꯩꯍꯜꯂꯛꯄ ꯑꯉꯥꯡꯈꯩꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥ ꯌꯥꯔꯛꯇꯕ ꯑꯀꯤ ꯑꯈꯪ ꯂꯩꯔꯛꯄ ꯍꯌꯦꯡꯗꯤ ꯇꯦꯁ ꯂꯩꯌꯦꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯗꯕ ꯑꯉꯥꯡꯗꯣ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯈꯠꯅ ꯂꯩꯔꯦ ꯂꯥꯎꯅꯗꯅ ꯄꯣꯠ ꯊꯨꯒꯥꯏꯅꯗꯅ ꯑꯉꯥꯡꯗꯣ ꯀꯥꯏꯗꯩ ꯂꯥꯏꯔꯤꯛ ꯆꯪꯗꯣꯔꯤ ꯃꯥꯡꯕ ꯑꯉꯥꯡ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯧꯔꯛꯏꯕ ꯃꯣꯏ ꯅꯨꯄꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤꯅ ꯃꯆꯥꯗꯤ ꯂꯩꯅꯔꯦꯗꯅ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯈꯜꯂꯒ ꯁꯨꯃꯥꯏꯅꯅꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯁꯤꯡꯁꯤꯅ ꯂꯝꯒꯤ ꯊꯧꯗꯥꯡ ꯂꯧꯕꯤꯕ ꯑꯃ ꯆꯪꯉꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯣꯏꯅ ꯂꯧꯔꯝꯃꯤꯕ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯊꯧꯗꯥꯡꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯁꯤꯡ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯤ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯃꯧꯁꯦ ꯃꯧꯖꯣꯡꯁꯨ ꯑꯩꯈꯣꯏ ꯁꯤ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯤꯕ ꯇꯥꯛꯄꯤꯕ ꯑꯗꯨꯒꯅꯦ ꯅꯨꯄꯤ ꯀꯣꯏꯕꯐꯧꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯕ ꯅꯨꯄꯤ ꯂꯣꯟꯕꯐꯧꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯕ ꯃꯁꯤꯗꯤ ꯇꯧꯅꯨꯍꯦ ꯍꯥꯏꯅ ꯃꯌꯥꯝ ꯆꯪꯗꯅꯕꯨ ꯁꯥꯒꯩꯗꯨꯃꯛꯅꯅꯦ ꯌꯥꯔꯣꯏꯅ ꯊꯤꯡꯉꯗꯤꯅꯦ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯣꯟꯕ ꯉꯝꯃꯣꯏꯕ ꯑꯗ ꯃꯃꯥ ꯃꯄꯥ ꯑꯗꯩ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯣꯏ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯈꯔꯅ ꯍꯦꯛ ꯄꯥꯝꯕꯣꯝ ꯇꯤꯡꯈ꯭ꯔꯕ ꯑꯗꯨꯝ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯀꯣꯏꯅꯤ ꯂꯣꯟꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯈꯤꯇꯪ ꯑꯩꯈꯣই ꯃꯌꯥꯝ ꯊꯦꯡꯅꯃꯤꯟꯅꯁꯤ ꯑꯗꯣ ꯑꯍꯥꯟꯕ ꯋꯥꯔꯤ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯀꯣꯏꯕꯗ ꯂꯩꯕ ꯇꯦꯟꯁꯟꯅ ꯍꯥꯏꯕꯀꯣ ꯁꯤꯒꯤ ꯑꯍꯥꯟꯕ ꯑꯍꯥꯟꯕꯁꯤꯃ ꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯤꯖꯒꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤ ꯑꯣꯖꯥꯅ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯀꯃꯦꯟꯠꯁ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝꯒꯤ ꯃꯣꯠ ꯃꯌꯥꯝꯗꯣ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ ꯃꯌꯥꯝ ꯈꯟꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯐꯕ ꯃꯆꯪ ꯑꯣꯏꯕ ꯈꯟꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯀꯃꯦꯟꯠꯁ ꯈꯨꯠꯊꯥꯡꯗ ꯊꯝꯕꯤꯔꯛꯎ ꯃꯌꯥꯝꯒꯤ ꯀꯃꯦꯟꯠꯁꯨꯅꯁꯨ ꯑꯩꯈꯣꯏꯗ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕꯅꯤ ꯑꯗꯨꯒ ꯀꯃꯦꯟꯠꯁꯇꯒꯤ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯍꯦꯟꯕ ꯅꯣꯂꯦꯖ ꯀꯌꯥ ꯑꯃ ꯐꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯁꯤ ꯆꯥꯎꯈꯠꯄ ꯐꯖꯕ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯃꯇꯥꯡ ꯑꯁꯤ ꯂꯧꯃꯤꯟꯅꯁꯤ 아이가 얌드래. 아이기 시엔노네. 세. 부고세. 마이테다. 아이가 럭선비요. 야로이네. 이몽 문웅도 부가리기 시엔노. 야래 부그러. 타라네야. 아이가 아목 역자르게. 레옹. 이제 레호레고. 호이. 파자리바세. 가이노 거이노 집 떠오도시보. 신음은 어들어. 아이노나도 다이네냐. 따모. 라오. 마님 파오고 라오. 잘로. 라오바. 라오. 솜사크로. 자크로바. 카라투로. ꯑꯩ ꯄꯣꯛꯄ ꯏꯃꯥꯗꯣ ꯕ꯭ꯂꯗ ꯀꯦꯟꯁꯔꯅ ꯂꯩꯈꯤꯗꯕꯅꯤ ꯑꯩ ꯍꯟꯗꯛ ꯃꯔꯛꯁꯦ ꯍꯛꯆꯥꯡꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯏ ꯑꯩꯈꯣꯏ ꯑꯦꯒꯥꯗ ꯌꯦꯡꯍꯜꯂꯨꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯆꯤꯡꯅꯔꯤꯁꯦ ꯍꯦꯛ ꯑꯣꯏꯔꯝꯃꯕ ꯏꯃꯨꯡꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯔꯅꯤ
ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯁꯦ ꯑꯗꯣ ꯕ꯭ꯂꯗ ꯇꯦꯁ ꯀꯩꯀꯩꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯉꯁꯤ ꯇꯧꯊꯣꯛꯑꯁꯦ ꯅꯪꯒꯤ ꯐꯥꯔꯁ ꯇ꯭ꯔꯤꯠꯃꯦꯟꯗꯣ ꯍꯥꯟꯅ ꯂꯧꯈꯣ ꯍꯣꯏ ꯍꯣꯏ ꯌꯦꯡꯁꯦ ꯌꯥꯝꯅ ꯐꯕ ꯑꯩꯒꯥ ꯑꯃꯅ ꯏꯁꯥꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯅꯨꯄꯥꯗꯨꯁꯨ ꯀꯣꯂꯦꯖ ꯑꯣꯖꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯁꯨꯝ ꯈꯟꯅꯁꯦꯅ ꯀꯧꯕꯅꯤꯗ ꯅꯕꯨꯡ ꯍꯣꯏ ꯅꯣꯏ ꯅꯅꯝꯃ ꯍꯣꯏꯒꯁꯨ ꯈꯪꯅꯕ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨꯗꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯁꯤꯟꯅꯔꯤꯕꯅꯤꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯗ ꯑꯁ ꯌꯨꯝ ꯑꯝꯇ ꯄꯥꯅꯤꯡꯗ꯭ꯔꯦꯗ ꯏꯃꯥ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯁꯤ ꯀꯩ ꯀꯥꯏꯒꯦ ꯏꯃꯥ ꯃꯌꯥꯝꯕꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯔꯤꯁ ꯅꯥꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯆꯥꯝꯃꯒ ꯁꯨꯞꯅ ꯑꯅꯤ ꯁꯨꯕ ꯍꯥꯏꯕꯗꯤ एपिसोड 102 गी एपिसोडनी अदुगा मयामना अखोगी क्राइम डायरीज पु सौगतपीदुना अखोगी फैमिली अमा सेंबिरगा प्लेटफॉर्म अमा सेंबिरगा मयामना क्राइम डायरीज पु सौगतपीबगे दमकता हन थागचरी ngasi चामगा सुपना अनि योबा एपिसोड हाबसे मयामदा क्रेडिट थमजरी अदुगा मयामगी अखोगी सपोर्ट तुना एनर्जी तुना अखोइदसु हेना अखोइदा इनोट पीरगा अखोइसी मयामगी दमकता अखोइना सेवा तोबा ngमजबनी हाबसे थमजगे अदुगा ब्रेक की ममांगदा ओजाना थंबिखिबा टॉपिक वारी दुगी मतुंगिना मयाम कमेंट्स फीडबैक सुंसोय सोयदन थंबिरो हाने थमजगे लोइनना क्राइम डायरीज हाबसे मयाम गिनी प्लेटफॉर्म असिदगे अखोइसे क्राइम से मिटिगेट तमिनरगा मणिपुर सोसाइटी दा अखोइगे हेल्दी सोसाइटी अमा पुरकपदा मयाम सु सपोर्ट तबियो लोइनना अहेनबा सब्सक्राइबर अहेनबा व्यूअर्स के अमा पुथोकमिनरगा अखोइगे मयाम सि अखोइगे अफबा खुनाय अमा पुरकपदा थौदांग लोमिना सि हाइना हाइजरगा ब्रेक की मखा ताबसी ओजादगी नुंगाइरबा वारी अमु लोमिना सि ओजादा सिनजगे क्राइम अपडेट से असुके मतिक लइए असिदे पेंटिंग की वारी जो खरा आपसगे अदो क्राइम अपडेट सी अंगांग तोंगान बा नो लाइबा मैम सिदने पुंगांग आइजो अदो अइना मतम जे फंगदबनिना हप्ता आम बौजिदा अइना थेंगनरिबा मैम लाइबा मैम जे अइना लोइन लीबा जे ngamde अदु नमजन ले हवे सुमाइना चे जिदा अइगोन जिदा नमजन ले हवे अदो कोई ngasi अहानबै क्राइम अपडेट से कमाइन तौगे हाबदा अखोगी इसे अमखको माय मचान पिजे क्लास 10 खतनेबा द मागा नुसिनबा नुपाजी मोय मयुमदा थम्मे दुगा नुपाजु ला स्कूल तम्मेबा चमाने नुपिजु नुपाजी क्लास अदे माबा अदुम मोयदा मायना हंदक चही जे प्राण लैरब जानेबा नुपास अदुगा खनई खोनई मबानी जे दुगा मयुमदा चटखरे खोखरे नुपाजी केम हारक्तरे खोत्रे चानुपीजे कप्तन लेरे खोलेना माजे तानारेब अना करिनो ने इसे नोइबो क्लास 9 10 जिदा नुपा कोइबदा लोन कोइनै नि कोइगनो कोकनो दु नोइना नचानुपी कोइबदु युमदा थमजलेदो करिगिनो न अदुगा युमदा थमजलेदो करिगिनो दुबो करिनो करमबा वाखन्नो नोइबो न नुपाजु याम फै अदुदा कोइना बा सेमगतपीगे तौबनी जानो जाम नुसि नुपादु जाम नुसिदना हयेंग मयुम पांगा खाइनाबो खोटबो वटपा नैबा अदुमबदो कनानो कइनो खंगदबदो पालुरगाना दमाजु याम फबदुदा इचाजे माना याम पामजदना नुसिदना को तान तौबदो अदुम बानी मक सेमगतपीगेना अदुम तौबने अस कायदे वानुदा अदु यादेदा नचानुपी कोइबो नुपाबो युमदा थमजले करिनो ना अदुगा मु नुपाजुना दु फारे मा चखदि दुम चलनग्रो इसे तोकना हल्लो अदुमाइना तौगनो हाबदा तोकनबा यारारोय हाइरेबा तोकनबा यारारोय न हाइजदि वा लैत्रा अदुदि मबानिदो थमजल्लबनिना युमदुदा अकाइबदि दुम तौरक ताबनेबा अदु खंगदिदो करिगिनोबा अइना अस इसे जा से ताइ हे माना पोकै ताद्रि बोय नचानुपी क्लास 10 खक ngaइरिबदुना नुपा कोइरगबो नयुमदा थमगा नयुमदा थमन नोइना सेमनेना स्कूल चले चमिना तहल्ले करिनो नचादो मांगोना थादोबगा सब मानै नुपा कोइबो कोइबे यारोइन थिंगनैनि लोलोना किकिंग कोइनैनि नोइगिना युमदो थमजल्ला लेमिना हल्ले आ मपानदा रूम शेयर तो लेमिनै अदु तौमिनै करिना तौरिबदुदा नोइगिना युमदुदा पुरा थमगा नोइना अदुदि अदुम होय नोइनाबुदि एनुपादुगिना का तोंगाले हारजु मबानिदो दुम नक्सनरकपा ताबनि इसे अना अइना अदुमाय हाइखिबा अदुना ngakpa ताबदा को याम ngakpa अदु नुपादो मोतो चानरक्ते लेमिनारामिना चानरक्ते अदु नुपादो चखरे अदै फोन नुंदो लोइ ब्लॉक थमजंगरे फाउनद्रे अदुदि मचानुपीदुदि लापनबा यारारोय हाइरे अदुदि येंगो याम अंगांग ओइना मचानुपीजे मांगहौद्रा द करमबा वाखन्नो ना आइजि थंदंग एबको ए अदुमाय तौबिनु इसे मदु युमदुदि लेहल्लुरनु दुगा
ꯅꯣꯏ ꯍꯣꯏ ꯃꯥꯅ ꯂꯥꯞꯊꯣꯛꯈꯤꯕꯗꯨꯏꯗꯤ ꯅꯣꯏ ꯌꯦꯡꯉꯣ ꯀꯩ ꯍꯥꯏꯔꯛꯀꯦ ꯈꯣꯠꯀꯦ ꯃꯇꯝ ꯈꯤꯇꯪꯗꯤ ꯑꯗꯨꯒ ꯃꯣꯏ ꯃꯃꯥ ꯍꯣꯏꯁꯨ ꯅꯨꯄꯥ ꯍꯣꯏꯒꯤꯁꯤꯒꯤ ꯃꯃꯥ ꯍꯣꯏꯁꯨ ꯂꯣꯏ ꯈꯪꯉꯒ ꯊꯝꯃꯤꯅꯦꯕ ꯃꯣꯏꯁꯦ ꯆꯠꯇꯅ ꯅꯨꯄꯥꯗꯨꯒꯤ ꯕꯥꯔꯗꯦꯗꯒ ꯆꯠꯇꯅ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯃꯆꯥꯅꯨꯄꯤ ꯃꯣꯏ ꯑꯁꯣꯝꯗ ꯆꯥꯛ ꯆꯥꯔꯨꯗꯅ ꯇꯧꯗꯅ ꯃꯣꯏꯁꯦ ꯃꯇꯝ ꯆꯥꯔ ꯄꯤꯅꯖꯦ ꯂꯩꯅꯕꯖꯥꯠꯅꯤ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤꯕ ꯅꯨꯄꯥꯁꯨ ꯑꯇꯣꯞꯄ ꯄꯥꯝꯃꯛꯄ ꯅꯨꯄꯤꯁꯨ ꯄꯥꯝꯃꯛꯄ ꯑꯗꯩ ꯃꯣꯏ ꯃꯣꯠ ꯆꯥꯅꯔꯛꯇꯕ ꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯦꯕ ꯁꯥꯡꯉꯤꯕ ꯂꯝꯕꯤꯗꯣ ꯑꯗꯨꯗꯨꯅ ꯅꯨꯄꯤ ꯃꯥꯈꯛ ꯃꯥꯡꯍꯧꯅꯦ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯃꯇꯨꯡꯗꯤ ꯏꯆꯦ ꯊꯝꯃꯨꯔꯅꯨ ꯑꯗꯨ ꯃꯥꯁꯨ ꯀꯩꯅꯣ ꯕꯣꯔꯗꯤꯡꯗ ꯂꯩꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯅꯨꯄꯥꯗꯣ ꯅꯣꯏ ꯌꯨꯝꯗꯗꯤ ꯊꯝꯃꯨꯔꯅꯨ ꯃꯗꯨ ꯌꯥꯝ ꯑꯀꯥꯏꯕ ꯑꯣꯏꯔꯛꯀꯅꯤꯅ ꯑꯩꯅ ꯍꯥꯏꯈꯤꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅꯦ ꯑꯉꯛꯄꯁꯦ ꯂꯥꯛꯏꯌꯦ ꯑꯃꯈꯛꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯑꯉꯥꯡꯅꯦꯕ ꯌꯥꯝ ꯑꯉꯥꯡ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅꯗꯤ ꯆꯍꯤ 10ꯃꯨꯛꯁꯦ ꯍꯜꯂꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯦ ꯃꯣꯏꯅꯤꯁꯦ ꯑꯍꯥꯟꯕ ꯈꯪꯅꯔꯒ ꯀꯣꯏꯅꯕꯗ ꯉꯥꯏꯔꯤꯀꯣ ꯍꯟꯗꯛ ꯈꯛꯇꯅꯤ ꯍꯟꯗꯛꯀꯤ ꯀꯩꯅꯣꯗꯨꯗ ꯀꯥꯡꯗꯨꯗ ꯈꯪꯅꯔꯒ ꯀꯥꯡꯁꯤꯗ ꯅꯨꯄꯤ ꯍꯣꯏꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯂꯥꯛꯄ ꯑꯗꯨꯗ ꯅꯨꯄꯥꯁꯤꯅ ꯎꯕꯗꯒꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅꯁꯨ ꯌꯥꯔꯛꯑꯦ ꯃꯥꯅꯁꯨ ꯄꯥꯝꯖꯔꯦꯕ ꯑꯉꯥꯡꯁꯦ ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯕꯖꯥꯠꯅꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯀꯣ ꯑꯗꯩꯗꯤ ꯃꯥꯁꯤ ꯑꯗꯨꯝ ꯃꯁꯥꯏ ꯗꯨꯀꯥꯟꯒ ꯐꯝꯃ ꯅꯨꯄꯥꯁꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒ ꯑꯗꯨꯝ ꯄꯥꯏꯖꯔꯒ ꯑꯗꯨꯝ ꯂꯩꯖꯔꯕ ꯅꯨꯄꯥ ꯑꯃꯅꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯌꯦ ꯐꯅꯗ ꯑꯗꯨꯒꯗꯤ ꯀꯣꯏꯕ ꯆꯠꯇꯅ ꯈꯣꯠꯇꯅ ꯃꯣꯏꯁꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤ ꯀꯣꯏꯅꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯅꯣꯡꯃ ꯂꯥꯛꯑꯣ ꯅꯪ ꯌꯥꯝ ꯊꯨꯞ ꯂꯥꯛꯑꯣ ꯂꯥꯛꯇ꯭ꯔꯤꯕꯁꯨ ꯑꯩ ꯊꯣꯛꯑꯦ ꯑꯩ ꯏꯃꯥꯒ ꯈꯟꯅꯩ ꯑꯩ ꯂꯩꯔꯣꯏ ꯁꯤ ꯌꯨꯝꯁꯤꯗ ꯅꯪ ꯌꯥꯝ ꯊꯨꯞ ꯂꯥꯛꯑꯣꯅ ꯐꯣꯟꯁꯦ ꯇꯧꯔꯛꯄ ꯀꯧꯔꯛꯄ ꯅꯨꯡꯗꯥꯡ ꯄꯨꯡ 9 ꯑꯁ ꯀꯩꯅꯣ ꯍꯦꯛ ꯐꯖꯅ ꯆꯪꯉꯣꯏ ꯑꯩ ꯆꯪꯉꯣꯏ ꯑꯅ ꯆꯪꯉꯣ ꯃꯤ ꯐꯖꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯅꯪ ꯑꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯤꯅ ꯑꯉꯥꯡꯅꯦꯕꯀꯣ ꯑꯗꯨꯒꯗꯤ ꯌꯨꯝ ꯄꯥꯟꯕꯩ ꯆꯍꯤꯐꯧ ꯁꯨꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯊꯤꯅ ꯑꯉꯥꯡꯅꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏꯃꯟꯗꯅꯅꯦ ꯄꯨꯡ 9 ꯁ꯭ꯋꯥꯏꯗꯒꯤ ꯐꯣꯟ ꯇꯧꯕꯁꯦ 9 ꯐꯥꯎꯁꯦ ꯂꯦꯞꯇꯅ ꯇꯧꯔꯛꯑꯕꯅꯤꯅ ꯆꯠꯂꯦ ꯑꯗꯨꯒ ꯆꯦꯜꯂꯦ ꯑꯗꯨꯗꯩꯗꯤ ꯃꯣꯏꯁꯦ ꯍꯔꯥꯎ ꯑꯗꯨꯝ ꯃꯣꯏ ꯅꯨꯄꯥꯁꯤ ꯐꯕꯅꯤꯅ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯣꯏꯁꯦ ꯋꯥꯔꯣꯏꯄꯣꯠꯀ ꯄꯨꯊꯣꯛꯑꯦ ꯑꯗꯨꯒ ꯍꯣꯡꯉꯁꯤ ꯈꯣꯠꯂꯁꯤ ꯈꯔ ꯂꯩꯔꯒ ꯃꯥ ꯆꯍꯤ ꯍꯦꯛ ꯁꯨꯕꯒꯅ ꯃꯣꯏꯁꯦ ꯉꯥꯏꯅ ꯂꯩꯕꯖꯥꯠꯅꯤꯗ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅꯅꯦ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯃꯣꯏꯁꯦ ꯋꯥꯔꯣꯏꯄꯣꯠꯁꯦ ꯑꯗꯨꯝ ꯈꯔ ꯊꯨꯅ ꯄꯨꯁꯟꯈ꯭ꯔꯦꯕ ꯁꯠꯂꯥꯎꯅꯀꯣ ꯅꯨꯄꯤꯁꯤꯅ ꯋꯥꯔꯣꯏꯄꯣꯠ ꯅꯣꯡꯉꯥꯟꯕꯁꯤꯗ ꯅꯨꯄꯥꯁꯤꯗ ꯐꯣꯟ ꯇꯧꯔꯛꯑꯕꯖꯥꯠꯅꯤ ꯀꯞꯄꯒ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩ ꯑꯗꯣ ꯃꯥꯒ ꯈꯠꯅꯕꯒꯤ ꯑꯩꯁꯦ ꯃꯥꯒ ꯆꯦꯂꯦꯟꯖ ꯇꯧꯅꯔꯒ ꯅꯉꯣꯟꯗ ꯑꯍꯦꯟꯕ ꯅꯨꯄꯥ ꯀꯣꯏꯒꯦ ꯑꯅ ꯃꯥ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯅ ꯇꯧꯕꯒꯤ ꯑꯩ ꯅꯪ ꯊꯝꯃꯨꯕꯅꯤ ꯗꯗꯥ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯇꯤ ꯂꯥꯜꯂꯦ ꯍꯥꯏꯖꯔꯦ ꯏꯕꯥꯅꯤ ꯎꯅꯔꯨꯔꯦ ꯑꯗꯣ ꯃꯥꯅ ꯑꯩ ꯆꯦꯜꯂꯨꯔꯁꯨ ꯂꯧꯒꯦ ꯍꯥꯏꯔꯦ ꯑꯗꯨ ꯗꯗꯥ ꯏꯕꯥꯅꯤ ꯊꯨꯡꯅꯍꯟꯕꯤꯌꯨ ꯅꯪ ꯗꯗꯥ ꯑꯩ ꯉꯥꯛꯄꯤꯌꯨ ꯋꯥꯁꯨ ꯂꯣꯏꯁꯟꯅꯕꯤꯌꯨ ꯑꯩꯅ ꯂꯩ ꯉꯝꯃꯔꯣꯏ ꯍꯥꯏꯔꯗꯤ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯑꯩꯁꯦ ꯂꯥꯟ ꯇꯥꯔꯅꯤ ꯑꯗꯨꯅ ꯗꯗꯥꯅ ꯑꯣꯏꯅ ꯅꯨꯄꯤꯗꯣ ꯂꯧ ꯉꯝꯃꯔꯣꯏꯅ ꯍꯥꯏꯕꯤꯔꯛꯎꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯑꯗ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗꯐꯥꯎ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯐꯣꯟ ꯇꯧꯔꯛꯑꯒ ꯅꯨꯄꯥꯗꯣ ꯎꯅꯔꯨꯔꯦ ꯍꯟꯖꯟꯅꯔꯦ ꯀꯥꯏꯅꯗꯩ ꯅꯪꯅ ꯂꯨꯍꯣꯡ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯎ ꯀꯥꯏꯗꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯨꯔꯗꯤ ꯀꯥꯏꯗꯩ ꯅꯨꯄꯤ ꯃꯌꯨꯝꯗꯨꯅ ꯂꯥꯟ ꯇꯥꯔꯛꯑꯣꯏꯗ꯭ꯔꯕꯀꯣ ꯃꯥꯅ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅꯦꯕꯗꯩ ꯑꯩ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯊꯨꯡꯅꯍꯟꯕꯤꯌꯨ ꯁꯤꯅꯦꯕ ꯀꯌꯥ ꯉꯝꯈ꯭ꯔꯕꯅꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯁꯦ ꯐꯣꯟꯗ ꯈꯔ ꯈꯠꯅꯔꯦ ꯅꯪꯅ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯣ ꯑꯩꯒꯤ ꯏꯖꯠꯁꯦ ꯀꯩꯝ ꯌꯦꯡꯗ꯭ꯔꯥ ꯑꯩꯒꯤ ꯏꯖꯠꯁꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯄꯥꯈꯪ ꯅꯠꯇ꯭ꯔꯦ ꯅꯨꯄꯤ ꯆꯦꯜꯂꯨꯕ ꯅꯨꯄꯥꯅ ꯂꯩꯀꯥꯏꯗ ꯂꯣꯏ ꯍꯥꯏꯅꯔꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯦ ꯂꯨꯍꯣꯡꯕꯩ ꯃꯇꯝ ꯉꯥꯏꯅꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪ ꯑꯅ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯑꯩꯉꯣꯟꯗꯒ ꯑꯩ ꯆꯦꯜꯂꯨꯕ ꯅꯨꯄꯥ ꯊꯨꯡꯅꯍꯟꯕꯤꯌꯣꯗꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥꯅ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇꯅꯦ ꯅꯨꯄꯥꯁꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯗꯤ ꯂꯩꯕ ꯉꯝꯃꯣꯏ ꯅꯪꯉꯣꯟꯗꯅ ꯍꯥꯏꯗꯣꯛꯑꯝꯃꯕ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯂꯥꯛꯑꯒ ꯃꯌꯨꯝꯗ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯑꯔꯣꯏꯕꯤꯗ ꯁꯥꯎꯅꯤꯡꯉꯦ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯑꯃꯨꯛꯁꯨ ꯅꯨꯄꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯗꯣ ꯆꯦꯟꯈꯤꯕꯩ ꯋꯥꯅꯤꯗ ꯍꯥꯏꯕꯁꯨ ꯂꯥꯛꯑꯝꯃꯒ ꯑꯃꯨꯛ ꯆꯦꯟꯈꯤꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅ ꯁꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯌꯥꯏ ꯈꯣꯠꯂꯤ ꯋꯥꯔꯣꯏꯄꯣꯠꯁꯨ ꯄꯨꯈ꯭ꯔꯕꯅꯤꯅ ꯇꯥꯟꯅꯕ ꯂꯥꯛꯑꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯦ ꯆꯍꯤ ꯁꯨꯗꯕꯅꯤꯅ ꯅꯣꯏꯅ ꯀꯔꯤꯝ ꯇꯧꯔꯨꯕ ꯌꯥꯔꯣꯏ ꯅꯣꯏꯒꯤꯕꯨ ꯂꯦꯝꯅ ꯋꯥ ꯂꯣꯏꯁꯟꯅꯍꯧꯕ ꯅꯠꯇꯅꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯏ ꯅꯆꯥꯅꯨꯄꯤꯁꯦ ꯆꯦꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯦ ꯁꯣꯏ ꯇꯧꯕꯤꯔꯝꯃꯣꯅ ꯑꯗꯨꯃꯥꯏꯅ ꯋꯥ ꯂꯣꯏꯁꯟꯅꯍꯧꯕ ꯅꯠꯇꯅ ꯅꯣꯏꯅ ꯃꯥ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯒ ꯑꯇꯣꯞꯄꯗ ꯆꯦꯟꯊꯣꯛꯈ꯭ꯔꯅꯤ ꯖꯇꯥꯕꯤ ꯇꯥꯜꯂꯨꯕ ꯈꯣꯠꯂꯨꯕ ꯌꯥꯔꯣꯏ ꯅꯨꯄꯤꯁꯦ ꯆꯍꯤ ꯁꯨꯗꯕꯅꯤꯅ ꯑꯅ ꯇꯧꯔꯀꯥꯟꯗꯗꯤ ꯅꯣꯏꯗ ꯑꯣꯏꯅ ꯑꯣꯟꯈꯠꯂ ꯃꯥꯅ ꯄꯣꯛꯁꯣ ꯄꯥꯜꯂꯛꯄ ꯌꯥꯏꯌꯦꯅ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤꯗꯤ ꯌꯥꯝ ꯍꯩꯅ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯆꯦ ꯆꯥꯡꯗꯣ ꯑꯩꯈꯣꯏꯅ ꯁꯤꯜꯂꯒ ꯅꯨꯄꯤ ꯃꯌꯨꯝꯗꯁꯨ ꯄꯥꯎ ꯄꯤꯔꯒ ꯅꯣꯏ ꯅꯆꯥꯁꯤꯅ ꯁꯨꯃꯥꯏꯅ ꯆꯦꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯅꯣꯏ ꯁꯣꯏꯗꯣ ꯄꯤꯊꯣꯛꯑꯒꯦꯔꯅ ꯃꯣꯏ ꯑꯗꯨꯝ ꯁꯣꯏ ꯇꯧꯊꯣꯛꯅꯩꯕꯀꯣ ꯑꯗꯣ ꯎꯀꯤꯜꯅ ꯃꯣꯏ ꯆꯦ ꯆꯥꯡ ꯏꯟꯅꯔ ꯃꯣꯏ ꯃꯥꯏꯀꯩ ꯑꯅꯤ ꯇꯧꯔꯒ ꯎꯀꯤꯜ ꯄꯨꯔ ꯆꯠꯂꯒ ꯅꯨꯄꯤ ꯃꯌꯨꯝꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯆꯠꯂ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯟꯅꯈꯤꯕ ꯃꯣꯏ ꯌꯥꯅꯔꯒ ꯑꯗꯨꯒ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯌꯦꯡꯉꯣ ꯅꯨꯄꯤꯁꯤꯅ ꯉꯝꯈꯠꯂꯛꯏꯁꯦ ꯅꯨꯄꯥꯁꯤꯅ ꯆꯠꯂꯒ ꯑꯩ ꯅꯪ ꯂꯧ ꯉꯝꯃꯣꯏ
na hairuba oidi nupi mayumsina nupado hingnabu tharakidraba usittaba nangana ko adai nupidunaju aibu mana sielaga wala pot puraga nupi atopa magi hana koinamdo lauge haiba ko yumda la haidok lakpa usittaba I nupi je kaichu laitara khanbana loidoineba nupi dugi manam mapi mache mana madomja mapi mama ekta loidoini mabung makura maton sagai na taijina usittaba na yengo da nupi dadi laga ma haidomineba adai masada ga chengune phone taraga I nungsinaba nupa thongnan biu gaina lohong ba haidor o gaina adu nupa jin oina ga mangon daga phone taraga ai nungsinaba nupi je oina sielage iban je thongnan biu ka hairuradi loidoineba ko kaptana laudana adu nupi ajina mangon dagi hek nupa na laithokhiba jidine yadaba hundo men nupi je sana potlana ai bo so sitana na do nupi jina hek nupa je hundo min gai di kaichu kandaba sigi kaino jidi akhoida yam nungaiteba ko yam nungaite haba dudi koigi kaino jida nupa jingna nupi hundombada yadaba nupi lauroi habada yadaba smaina nupi naju nupa je hundokpa yadaba lauroi habaji yadaba samanana ainda animakse leiramagadi yam nungai gadamneba ko ada nupi nadi leiroi habda masai hak oibanina sieluraga jungaire aina leiroi hadi masai gi hak oibanina kaisu tawba yade dana nupa na ko chana leiroi hajabanina ada nupa je nupi je laugadaba oibagi ain jida dumai toromineba duga nupi sieluba nupa gi di matung thoidokna mayamna nokna ba khotpa nupi sielure makha ta ba yum pan ba da thoidokna kaisu leitaba ada nupi gi di sieluba je sielure yana nupa pakhangi ma pa na pam daba dei matung gi yum pam da problem leiba minong maisa nupi na kitang hena sothai society je haidana aina thamammineba adugi khudong sabe je lauraga jiti nupi jingna juna ngam khalakpa aduda koina nungaiteba ona taina aina leiba phajagarba kaino je lauksalakpa khudong jaba moina adai mu adu nupa adunaga moi nupi dui mayumda mai chara haido nupi nga sien gi boiradi akoi gi isa je sen chena nang na to pa chen jalakpa na loidoineba adu nupi mana di chen thokrineba da chahi du chudamnina adu nupa aduna maonde kai gumba hakhara thangat kadaba khor kadaba tan kadaba ain gi mateng laugadaba du adum upai laiteba nupi du chahi chudribanina da koina jo haijaningi je akoi di yam tanaba la eba ko cha nupa je chahi di nupi di sieluraba nupi je chahi di chudaba aduga atopa chen thokhiba sije jadabi lauba yagadra mana kes thangalaga na adu nupi du chahi chudaba oiragadi yadeba ko adu mangonda oina nupi duna oina pokso palakpa yarineba adudana dum upai laiteba chahi chudaba nupi sieluba jidi ko adumaina thokhi siju nupa ji thaja am nungaitana lei ko majo adai mu kaino ji koigi mathang jina koigi laisabi ama maje kaino ga je lai chu ga je pra masa je qualify ni ko ngam sa ma chu na tre hada mana laisabi oi ba da nupi thiramba nupa amaga mabani se nupa masa lai masa ji nupi du ga laiki aduga wadi loisanadriba moi je case se court laina bajane ba aduga mabani je sieleba kuiraba ma nupi je mayumda laiki je sai taren mo phare case dum chathana leibu ju kuiraba ko sai ani mo sai surab jani case na da dum nupa jina nupi je siele moi ni je ko kuina nusina ra ban siele adu laisabi oibanina lohonga je na mo yam thona di sille lohong ba ton do loi chale adu lohong ba hangsit ni habda hajung poti pu garaba nupi je court gi se tharaktana ko koigi lohong ba thingale ba lohong ba je kai re ba ko aduna laisabi ji am thina ikai ja bai tare ne po chai ju loi langjan naru re ani mak yengo aduna ai sa gi nupi yam lui ko ji nupa jing na yam lai na nupi thiraga khaina ba kot ba yam lai khali je wa loi chan nadragadi koigi nupi ma lohong ba ai je te ya ba na te ba koi moina lona thupna kana ko na lokhola khola ga pangai marai minagi ba yawi adu hek kes ka tharaga na launa de haiba adu lohong do de na yam sauna sin ba jidi sindaba na phai ba ikai ba yam nang nei ba sidi ko adu che thara kan da rem ba do ji geng ikai ba loi lang na ra adu le sabi je ma mang ta su ikai re adu ga ma je adu duna ka khoi karam kan da ko ki kes ri loi doino haiba ngam de yeng dai ma di sahi ju yame adu kamai to go da ge na tanara ine ba ko ado khoina dum phajana hai ai dum hai moida enoi gi kano do
ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯀꯤ ꯀꯦꯁꯇꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤꯗꯅ ꯑꯗ ꯃꯥꯒꯤ ꯑꯗꯨꯝ ꯄꯤꯐꯝ ꯊꯣꯛꯄ ꯃꯦꯟꯇꯦꯅꯦꯟꯁꯇꯨ ꯄꯤꯔꯒ ꯃꯕꯥꯅꯤꯗꯨ ꯀꯨꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯂꯥꯞꯊꯣꯛꯅꯔꯕꯅꯤꯅ ꯑꯗꯨꯒ ꯁꯨꯝ ꯂꯨꯍꯣꯡꯕꯩꯗꯤ ꯊꯧꯔꯥꯡ ꯇꯧꯔꯨꯔꯅꯨ ꯑꯗꯨꯒ ꯅꯣꯏ ꯂꯧꯈꯠꯂ ꯈꯣꯠꯂꯒ ꯑꯗꯨꯝ ꯂꯣꯟꯅ ꯃꯅꯨꯡꯗ ꯍꯦꯛ ꯃꯤ ꯈꯪꯍꯟꯗꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯣꯏꯅ ꯄꯥꯟꯃꯤꯟꯅꯅꯤꯡꯉꯒꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯃꯄꯥꯟꯗ ꯀꯩꯗ ꯂꯩꯔꯒ ꯑꯗ ꯃꯣꯏꯁꯦ ꯃꯄꯥꯟꯗꯁꯨ ꯊꯕꯛ ꯇꯧꯔ ꯂꯩꯃꯤꯟꯅꯕꯅꯦꯕ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯒꯦꯒ ꯍꯦꯛ ꯂꯩꯃꯤꯟꯅꯧ ꯑꯗꯨꯝ ꯀꯣꯔꯠꯇ ꯀꯩꯗ ꯁꯣꯝꯗꯗꯤ ꯈꯪꯍꯟꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯅꯣꯏ ꯀꯦꯁꯇꯨ ꯊꯦꯡꯅꯔ ꯃꯥꯏꯁꯨ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯄꯤꯈꯣ ꯍꯥꯏꯌꯦꯕ ꯑꯩꯅ ꯑꯗꯨꯏꯁꯨ ꯃꯣꯏꯗꯤ ꯂꯩꯁꯥꯕꯤꯅꯤꯅ ꯃꯣꯏꯗꯨ ꯂꯨꯍꯣꯡꯉꯒ ꯐꯖꯅ ꯂꯦꯝꯅ ꯂꯧꯅꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯑꯣꯏꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯕꯦꯔꯥ ꯀꯥꯟꯅꯩꯌꯦꯕꯀꯣ ꯑꯔꯦꯝꯕꯗ ꯃꯊꯥꯅꯦꯕ ꯃꯌꯥꯝ ꯁꯥꯔꯤꯁꯦꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯃꯊꯪꯁꯤꯅ ꯃꯥꯏ ꯅꯨꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯃꯃꯥꯒꯤ ꯃꯄꯥꯝꯗꯅꯦ ꯃꯥꯅ ꯂꯩꯔꯤꯁꯦ ꯃꯥꯏ ꯅꯨꯄꯥ ꯂꯩꯈꯤꯗꯕꯗꯩ ꯃꯥꯁꯦ ꯍꯜꯂꯛꯑ ꯂꯩꯔꯦꯕ ꯑꯗꯣ ꯃꯄꯥꯝꯗ ꯃꯆꯥ ꯑꯅꯤꯒ ꯂꯩꯕ ꯑꯗ ꯃꯄꯥꯝꯁꯤꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯄꯥꯝꯁꯤꯒꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯃꯨꯛ ꯁꯤꯈꯔꯦꯕ ꯃꯃꯥꯒꯤ ꯍꯤꯡꯒꯣꯜ ꯁꯔꯨꯛꯇ ꯂꯩꯕ ꯃꯄꯥꯒꯤꯗ ꯂꯩꯇꯦꯕ ꯃꯥꯁꯦ ꯃꯄꯥꯒꯤꯗꯤ ꯍꯤꯡꯒꯣꯜ ꯂꯩꯇ꯭ꯔꯦꯕ ꯃꯃꯥꯒꯤ ꯑꯎꯟ ꯍꯤꯡꯒꯣꯜꯗ ꯂꯩꯕ ꯑꯗꯨꯒꯤ ꯍꯤꯡꯒꯣꯜꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯗꯣꯝꯆꯥꯁꯦ ꯁꯤꯒ ꯅꯨꯄꯤꯁꯤꯒꯤ ꯃꯆꯦꯒ ꯃꯣꯏꯁꯤꯅꯁꯨ ꯑꯃꯨꯛ ꯍꯤꯡꯒꯣꯜꯁꯦ ꯄꯥꯝꯃꯛꯄ ꯃꯣꯏ ꯁꯔꯨꯛ ꯄꯤꯌꯨ ꯈꯣꯠꯂꯣꯅ ꯇꯧꯔꯛꯄꯀꯣ ꯑꯗꯩ ꯃꯥꯁꯦ ꯅꯨꯄꯥꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯅꯆꯥ ꯌꯥꯎꯅꯤꯅ ꯂꯩꯀꯣ ꯈꯣꯠꯀꯣꯅ ꯈꯔ ꯑꯗ ꯃꯥꯅ ꯇꯥꯟꯅꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯑꯗ ꯑꯩꯅ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯅ ꯍꯛ ꯂꯩ ꯅꯣꯏ ꯏꯕꯣꯛ ꯏꯄꯨꯒꯤ ꯍꯤꯡꯒꯣꯜ ꯑꯣꯏꯕꯅꯤꯅ ꯅꯣꯏ ꯏꯃꯥ ꯏꯄꯥꯝꯒꯤ ꯍꯤꯡꯒꯣꯜ ꯂꯩꯕꯅꯤ나 ꯅꯣꯏ ꯏꯃꯥ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯗꯨ ꯅꯆꯦꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯏꯗꯩ ꯆꯨꯝꯃꯤꯅ ꯃꯥꯒꯤ ꯃꯅꯥꯎꯄꯤ ꯃꯗꯣꯝꯆꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯏ ꯑꯗꯨꯅ ꯅꯣꯏ ꯌꯦꯟꯅꯗꯕ ꯌꯥꯔꯣꯏꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯈꯤꯕꯀꯣ ꯑꯗꯩ ꯀꯩꯅꯣ ꯃꯊꯪꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯐꯤꯂꯝ ꯁꯨꯇꯤꯡꯁꯦ ꯅꯥꯏꯠ ꯇꯧꯔꯒ ꯍꯜꯂꯛꯄꯁꯦ ꯌꯥꯝ ꯊꯦꯡꯉꯦꯀꯣ ꯄꯨꯡ 2 ꯇꯥꯔꯦ ꯆꯞ ꯆꯥꯅ 2 2:45 ꯇꯥꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯁꯦ ꯆꯥꯛꯁꯦ ꯅꯨꯡꯗꯥꯡꯒꯤꯗꯤ ꯂꯥꯡꯗꯦꯕ ꯑꯌꯨꯛꯀꯤꯗꯤ ꯂꯥꯡꯉ ꯆꯥꯔꯒ ꯅꯨꯡꯗꯥꯡꯁꯦ ꯌꯥꯝ ꯃꯅꯨꯡ ꯆꯪꯕ ꯃꯐꯝ ꯑꯃꯗꯁꯨ ꯅꯝꯃꯨꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯤꯂꯝ ꯅꯨꯡꯁꯤ ꯆꯩꯔꯥꯛꯁꯦꯀꯣ ꯑꯗꯨꯒꯤ ꯆꯤꯡ ꯑꯃꯗ ꯅꯝꯃꯨꯔꯒ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯄꯗ ꯆꯥꯛꯁꯦ ꯂꯥꯝꯅꯔꯦꯅ ꯆꯥꯛ ꯆꯥꯈꯤꯁꯤꯅꯗ ꯃꯌꯥꯝꯅꯗꯤ ꯑꯍꯤꯡꯗ ꯆꯥꯛ ꯆꯥꯅꯤꯡꯉꯗꯤ ꯑꯜ ꯍꯌꯥꯠ ꯑꯅ ꯂꯤꯂꯣꯡꯗ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯑꯗꯩ ꯆꯥꯛ ꯑꯣꯏꯒꯦꯔꯥ ꯕꯤꯔꯌꯥꯅꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯣꯏ ꯐꯪꯉꯤ ꯆꯥꯅꯤꯡꯕ ꯂꯤꯂꯣꯡꯒꯤꯁꯦ ꯄꯨꯔꯥ 24 hour ꯁꯥꯔꯚꯤꯁꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯁꯨꯝ ꯍꯥꯏꯅꯩꯀꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯅꯣꯡꯇ ꯆꯠꯂꯨꯗꯕꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯅꯨꯄꯤꯒꯤ ꯊꯕꯛ ꯇꯧꯖꯔꯒꯁꯨ ꯋꯨꯃꯦꯟ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯁꯦ ꯏꯄꯨꯔꯣꯏꯕꯒꯤ ꯃꯈꯥꯗ ꯁꯣꯁꯥꯏꯇꯤꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯈꯣꯠꯅ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄ ꯀꯣꯏꯆꯠ ꯆꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀꯌꯥ ꯆꯠꯅꯗꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯟꯖꯜꯍꯧꯕ ꯗꯨꯛ ꯊꯥꯡꯃꯩ ꯀꯠꯍꯧꯕ ꯏꯆꯥꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯏꯔꯦꯟꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯅ ꯁꯤꯗ ꯑꯗꯨꯝ ꯂꯩꯖꯕꯅꯤꯅ ꯑꯩꯈꯣꯏ ꯈꯪꯗꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯆꯪꯉꯨꯕꯁꯤꯗ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯌꯥꯝ ꯂꯩꯔꯝꯃꯦꯀꯣ ꯃꯨꯁꯂꯤꯝꯁꯨ ꯃꯩꯇꯩꯁꯨ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯌꯥꯝ ꯂꯩꯔꯝꯃꯤ ꯃꯣꯏꯁꯦ ꯑꯌꯥꯝꯕ ꯃꯣꯏꯅ ꯆꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯐ ꯕꯤꯔꯌꯥꯅꯤꯁꯦ ꯕꯤꯔꯌꯥꯅꯤꯁꯦ ꯃꯣꯏ ꯆꯥꯅꯩ ꯌꯥꯝꯅꯀꯣ ꯃꯥꯏ ꯑꯜ ꯍꯌꯥꯠꯀꯤ ꯃꯣꯏꯒꯤꯁꯦ ꯕꯤꯐꯀꯤ ꯉꯥꯛꯇꯅꯤꯗ ꯃꯣꯏ ꯃꯈꯜꯁꯦꯀꯣ ꯑꯗ ꯃꯣꯏꯁꯦ ꯑꯌꯥꯝꯕ ꯃꯣꯏ ꯆꯥꯅꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯉꯥꯛꯇꯅ ꯑꯌꯥꯝꯕꯅꯤꯀꯣ ꯑꯗꯨꯗ ꯅꯨꯄꯤ ꯈꯔꯁꯨ ꯌꯥꯎꯔꯝꯃꯦꯕ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏꯕꯗꯅꯦ ꯑꯜ ꯍꯌꯥꯠ ꯑꯁꯦ ꯂꯤꯂꯣꯡ ꯍꯥꯏꯕꯁꯤ ꯃꯨꯁꯂꯤꯝꯒꯤ ꯖꯒꯥꯅꯤ ꯂꯤꯂꯣꯡ ꯃꯨꯁꯂꯤꯝꯒꯤ ꯍꯣꯇꯦꯜꯅꯤꯀꯣ ꯑꯗꯨꯗꯩꯗ ꯌꯦꯡꯉꯨꯅꯦ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯃꯩꯇꯩ ꯅꯨꯄꯥꯁꯨ ꯌꯥꯎꯏ ꯑꯗꯨꯗ ꯃꯨꯁꯂꯤꯝ ꯅꯨꯄꯤꯗꯤ ꯂꯩꯔꯝꯗꯦꯕ ꯑꯍꯤꯡꯗꯨꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯄꯨꯡ 2:30 ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯌꯥꯍꯧ ꯉꯟꯕꯗꯤ 3:30 ꯍꯧꯒꯠꯂꯤꯅꯤꯀꯣ ꯋꯥꯛꯀꯤꯡ ꯆꯠꯄ ꯖꯣꯒ ꯁꯥꯟꯅꯕ ꯑꯦꯔꯣꯕꯤꯛ ꯆꯠꯄ ꯃꯤꯗꯤ ꯅꯣꯡꯉꯥꯜꯗꯧꯔꯕ ꯃꯇꯝꯅꯦꯕ ꯑꯗꯨ ꯃꯩꯇꯩ ꯅꯨꯄꯤ ꯂꯩꯔꯝꯕ ꯋꯥꯅꯤꯁꯦ ꯑꯩꯈꯣই ꯃꯩꯇꯩ ꯅꯨꯄꯥ ꯈꯔꯒ ꯃꯣꯏ ꯑꯆꯥꯄꯣꯠ ꯆꯥ ꯂꯩꯔꯝꯃꯦꯕ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯀꯣ ꯑꯗꯨꯁꯨ ꯐꯤꯔꯣꯟꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝꯁꯨ ꯂꯩꯔꯤꯕ ꯃꯐꯝꯅꯤ ꯑꯍꯤꯡꯅꯤ ꯑꯗ ꯐꯤꯔꯣꯟꯁꯦ ꯑꯩꯈꯣꯏ ꯃꯔꯤꯁꯤ ꯐꯨꯔꯤꯠꯀꯤ ꯃꯔꯤꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯌꯥꯝ ꯊꯤꯅ ꯀꯣꯠꯄꯀꯣ ꯅꯪꯒꯟꯁꯤ ꯀꯩꯅꯣꯁꯤ ꯂꯣꯏꯅ ꯑꯗꯩ ꯃꯔꯤ ꯃꯆꯥ ꯑꯃꯈꯛ ꯐꯥꯕꯤ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯁ ꯌꯦꯡꯕꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯅꯨꯄꯥꯁꯤꯡꯗꯣ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯅꯔꯦ ꯃꯣꯏꯗ ꯃꯤꯒꯤ ꯃꯨꯁꯂꯤꯝꯒꯤ ꯍꯣꯇꯦꯜ ꯃꯨꯁꯂꯤꯝꯒꯤ ꯂꯝꯗꯨꯗ ꯃꯨꯁꯂꯤꯝ ꯅꯨꯄꯤꯗꯤ ꯂꯩꯔꯝꯗꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯂꯩꯔꯝꯃꯦꯕ ꯏꯀꯥꯏꯕ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯕꯒꯤ ꯑꯩꯈꯣꯏ ꯊꯕꯛ ꯆꯠꯂꯨꯔ ꯊꯦꯡꯉꯦ ꯈꯣꯠꯂꯦꯅ ꯀꯩꯅꯣꯝ ꯆꯥꯁꯦꯅ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯆꯪꯕꯗꯤ ꯌꯥꯏꯀꯣ ꯑꯍꯤꯡꯗ ꯑꯝꯇ ꯍꯥꯡꯅꯗ꯭ꯔꯃꯤꯅ ꯑꯗꯨꯗ ꯃꯣꯏꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯃꯣꯏꯅ ꯁꯦꯠꯂꯝꯃꯤꯕ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯑꯍꯤꯡ ꯆꯥꯛꯇꯥꯕꯤ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯂꯣꯏ ꯌꯦꯡꯅꯔꯦ ꯃꯌꯥꯝꯗꯣ ꯃꯩꯇꯩꯅꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯏꯀꯥꯏꯖꯩꯕꯀꯣ ꯑꯗꯨꯗꯣ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯑꯍꯤꯡ
ꯁꯨꯝ ꯑꯁꯨꯃꯥꯏꯅ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯄꯁꯦ ꯌꯥꯝ ꯆꯥꯎꯈꯠꯄ ꯑꯣꯏꯅ ꯈꯟꯅꯔꯒꯅꯦ ꯆꯠꯅꯔꯤꯕ ꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯆꯠꯅꯩꯀꯣ ꯁꯤꯁꯦ ꯑꯍꯤꯡꯗ ꯑꯆꯥꯄꯣꯠ ꯆꯥꯕꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯠꯂꯤꯕ ꯅꯨꯄꯤꯁꯦ ꯅꯨꯄꯥꯁꯤꯡꯗꯨꯒ ꯊꯨꯡꯅꯈ꯭ꯔꯗꯤ ꯐꯩ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯅꯨꯄꯥꯁꯤꯡꯗꯨꯅ ꯁꯥꯟꯅꯄꯣꯠ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯕ ꯑꯣꯏꯅ ꯑꯗꯨꯝ ꯍꯌꯦꯡ ꯅꯣꯏ ꯂꯥꯞꯊꯣꯛꯅꯔꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯍꯥꯏꯀꯣ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯨꯄꯥꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗꯤ ꯅꯨꯄꯤꯁꯤꯡꯅ ꯌꯥꯔꯣꯏꯗꯕꯅꯦꯕ ꯑꯗꯣ ꯈꯪꯗꯦ ꯑꯌꯥꯝꯕꯅ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯂꯩꯁꯥꯕꯤꯗꯤ ꯑꯃꯨꯛ ꯑꯣꯏꯗꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯣꯏꯗꯣ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ ꯃꯣꯏꯅ ꯐꯅꯌꯥꯝ ꯃꯦꯗꯤ ꯁꯦꯠꯂꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯁꯨ ꯁ꯭ꯀꯔꯠ ꯁꯦꯠꯂꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯃꯧ ꯍꯜꯂꯛꯑ ꯂꯩꯕꯅꯤ ꯁꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯕ ꯑꯌꯥꯝꯕꯅ ꯍꯜꯂꯛꯑ ꯂꯩꯔꯒ ꯅꯨꯄꯥꯒ ꯉꯥꯎꯁꯟꯅꯔꯒ ꯚꯔꯥꯗ ꯂꯩꯔꯒ ꯌꯥꯝ ꯂꯩꯔꯦꯕ ꯁꯤꯁꯤꯅꯅꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯤꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯈꯣꯏꯅꯒ ꯆꯪꯗꯅ ꯑꯗꯨꯅꯒ ꯍꯦꯛꯇ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯍꯥꯏꯔꯨ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏꯒ ꯑꯣꯏꯅ ꯈꯠꯅꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯗ꯭ꯔꯥꯏꯕꯅꯤ ꯔꯦꯁꯇꯨꯔꯦꯟ ꯗ꯭ꯔꯥꯏꯕꯅꯤ ꯑꯗꯨꯅꯦꯅ ꯆꯠꯄ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯔꯅꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯊꯕꯛ ꯆꯠꯄꯗ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯆꯥꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯆꯪꯉꯒ ꯅꯪ ꯁꯦꯠꯂꯤꯁꯦ ꯐꯩ ꯐꯠꯇꯦ ꯑꯗꯒꯤꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯑꯍꯤꯡꯁꯤꯗ ꯅꯣꯏ ꯇꯧꯔꯤꯁꯦ ꯍꯥꯏꯔꯨ ꯌꯥꯕ ꯅꯠꯇꯦꯕ ꯅꯊꯧ ꯀꯩ ꯂꯩ ꯍꯥꯏꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯁꯥ ꯃꯁꯥꯅ ꯃꯥꯡꯖꯒꯗꯕꯅꯤꯅ ꯃꯁꯥ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯗ ꯑꯦꯋꯥꯔꯅꯦꯁꯁꯨ ꯄꯤꯅꯤꯡꯗꯦ ꯋꯥꯁꯨ ꯉꯥꯡꯅꯤꯡꯗꯦ ꯀꯩ ꯍꯥꯏꯅꯤ ꯈꯅꯥꯎ ꯅꯥꯕꯅꯕꯅꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯗꯨꯅ ꯃꯁꯥ ꯃꯁꯥꯅ ꯍꯌꯦꯡ ꯃꯥꯡꯉꯛꯑꯀꯥꯟꯗ ꯀꯞꯄꯛꯑꯀꯥꯟꯗ ꯅꯨꯄꯥꯁꯤꯡꯗꯨꯅꯅꯦ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯤꯖꯤꯟꯅꯊꯣꯛꯑ ꯁꯥꯟꯅꯄꯣꯠꯇꯧ ꯁꯥꯟꯅꯔꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯄꯤꯔꯝꯃꯦꯗꯅ ꯑꯗꯨꯀꯥꯟꯗ ꯃꯁꯥꯅ ꯃꯥꯡꯖꯔꯀꯥꯟꯗ ꯀꯞꯄ ꯑꯗꯨꯝ ꯂꯩꯍꯧꯒꯗꯕꯅꯦꯕ ꯃꯁꯥꯅ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃ ꯐꯪꯉꯛꯀꯗꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯔꯨꯕ ꯉꯥꯡꯕꯤꯔꯨꯕ ꯇꯥꯛꯄꯤꯔꯨꯕ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯗ ꯅꯣꯏ ꯅꯊꯧ ꯀꯩ ꯂꯩ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯃꯁꯥꯅ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯔꯛꯑꯀꯥꯟꯗ ꯑꯗꯣ ꯃꯣꯏ ꯃꯁꯦꯟ ꯃꯣꯏ ꯌꯥꯅꯖꯔꯛꯇ꯭ꯔꯀꯥꯟꯗ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯀꯞꯆꯔꯛꯀꯗꯕ ꯄꯣꯠꯅꯦꯕ ꯐꯪꯖꯔꯛꯀꯗꯕ ꯃꯁꯥꯅ ꯑꯗꯨꯝ ꯐꯪꯖꯔꯛꯀꯗꯕ ꯄꯣꯠꯅꯦꯕ ꯑꯗꯣ ꯉꯛꯇꯤ ꯌꯥꯝ ꯉꯛꯑꯦꯕ ꯑꯩꯅꯀꯣ ꯑꯍꯤꯡꯗꯨꯗ ꯑꯗꯨꯃꯥꯏꯅꯒ ꯂꯩꯔꯝꯕꯗꯣ ꯑꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯝ ꯌꯦꯡꯉꯦꯕ ꯑꯗ ꯑꯆꯥꯄꯣꯠ ꯆꯥꯔꯤꯕ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯗ ꯂꯣꯏꯅ ꯑꯆꯥꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯆꯥꯕ ꯃꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛ ꯌꯦꯡꯕ ꯂꯣꯏꯅ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯃꯩꯇꯩ ꯅꯨꯄꯥ ꯂꯩꯔꯤ ꯃꯌꯥꯝꯗꯨꯅ ꯃꯣꯏ ꯑꯅꯤꯗ ꯑꯣꯏꯅ ꯂꯣꯏ ꯌꯦꯡꯉꯦꯕ ꯃꯌꯥꯝꯗꯨꯅꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛꯇꯤ ꯑꯩꯈꯣꯏꯗꯤ ꯍꯩꯅꯗꯗꯅꯅꯦ ꯑꯗꯨꯝ ꯏꯀꯥꯏꯗꯅ ꯑꯩꯈꯣꯏ ꯑꯣꯏꯅ ꯏꯀꯥꯏꯔꯕ ꯃꯌꯥꯝ ꯆꯪꯗꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯇꯤꯟꯐꯝꯗꯨꯗ ꯑꯍꯤꯡꯗꯨꯗ ꯌꯦꯡꯉꯣ ꯑꯗꯨꯝꯕ ꯐꯤꯖꯦꯠꯇꯣ ꯁꯦꯠꯂꯒ ꯑꯗ ꯍꯩꯅꯗꯗꯅ ꯑꯩꯈꯣꯏꯁꯦ ꯅꯣꯏ ꯆꯥꯍꯧꯔꯣꯍꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯔ ꯊꯣꯛꯂꯛꯑꯦꯕ ꯑꯗꯣ ꯃꯣꯏ ꯆꯥꯕꯩ ꯑꯗꯨꯝ ꯄꯨꯁꯟꯕꯤꯕꯅꯦ ꯑꯩꯗꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯍꯟꯅꯤꯡꯗꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯑꯗꯨꯒꯗꯤ ꯑꯃꯈꯛꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯁꯤ ꯃꯥꯏ ꯅꯨꯄꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯉꯥꯡ ꯈꯔ ꯑꯣꯏꯅ ꯃꯣꯏꯁꯦ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯒ ꯆꯍꯤ 7ꯃꯨꯛꯁꯦ ꯃꯆꯥ ꯌꯥꯎꯗꯕ ꯑꯗꯨꯒꯤ ꯃꯆꯥ ꯌꯥꯎꯗꯕ ꯃꯇꯝꯁꯤꯗꯁꯨ ꯑꯁ ꯍꯦꯛꯇ ꯉꯥꯡꯕꯤ ꯆꯩꯕꯤ ꯃꯣꯏꯒꯤ ꯑꯗꯨꯝ ꯈꯥꯏꯅꯍꯟꯅꯤꯡꯕ ꯅꯨꯄꯤ ꯑꯃ ꯊꯤꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔ ꯃꯇꯝ ꯂꯩꯔꯤꯉꯩꯗꯅ ꯁꯨꯒꯨꯝꯕꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯅ ꯅꯨꯄꯥꯒꯤ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯥꯒꯤ ꯃꯃꯥꯁꯤꯗꯤ ꯑꯃꯨꯛ ꯈꯔ ꯐꯩꯌꯦꯕ ꯃꯄꯥꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯌꯥꯝ ꯂꯨꯗꯕ ꯃꯆꯤꯟ ꯃꯈꯥ ꯊꯤꯕ ꯃꯧꯗ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯉꯣꯏꯗꯕ ꯃꯀꯨꯕꯣꯝꯅ ꯃꯧꯗ ꯃꯆꯤꯟ ꯊꯤꯕ ꯌꯥꯗꯕ ꯃꯧꯁꯤꯗ ꯉꯥꯡꯕꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗꯗꯤ ꯀꯦꯃꯦꯔꯥ ꯃꯥꯡꯅꯤꯅ ꯗꯥꯏꯔꯦꯛ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯃꯧꯁꯤꯅꯒ ꯅꯨꯄꯤꯁꯤꯅꯒ ꯑꯩꯉꯣꯟꯗ ꯇꯝꯃꯛꯄꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯇꯥꯕꯗꯨꯗ ꯑꯩꯕꯧ ꯅꯨꯡꯉꯥꯏꯇꯦꯕ ꯃꯆꯥ ꯅꯨꯄꯤꯗꯐꯧ ꯃꯄꯥꯅꯐꯧ ꯆꯩꯗꯕ ꯀꯩꯅꯣꯅꯦꯕ ꯑꯗꯨꯗꯣ ꯅꯨꯄꯤ ꯃꯁꯦꯟ ꯃꯃꯥꯅꯐꯧ ꯃꯆꯥ ꯋꯥꯔꯛꯄꯗ ꯁꯤꯖꯤꯟꯅꯗꯕ ꯋꯥꯍꯩꯅꯦꯕꯀꯣ ꯃꯧꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯁꯉꯥꯡꯁꯦ ꯑꯗꯣ ꯑꯗꯨꯝꯕꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏ ꯊꯦꯡꯅ ꯌꯨ ꯊꯛ ꯍꯜꯂꯛꯑꯒ ꯆꯥꯛ ꯊꯥꯡꯗꯣꯔꯛꯑꯣꯅ ꯍꯦꯛ ꯍꯥꯏꯕ ꯑꯗꯩ ꯕꯕꯥ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯃꯥꯗ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯍꯧꯖꯤꯛꯇꯤ ꯅ ꯍꯥꯏꯕꯁꯦ ꯅꯪ ꯂꯩꯔꯤꯁꯦ ꯀꯩꯗꯧꯗꯣꯏꯕ ꯑꯗꯨꯗꯤ ꯍꯥꯏꯕ ꯑꯗꯩꯗꯤ ꯁꯤ ꯀꯣꯟꯁꯦ ꯐꯦꯡꯗꯣꯛ ꯂꯥꯎꯅ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯦ ꯑꯗꯩ ꯌꯨ ꯅꯨꯡ ꯊꯛꯑꯃꯤꯅ ꯑꯍꯤꯡ ꯑꯣꯏꯕꯅꯤꯅ ꯃꯧꯁꯤꯅꯗꯤ ꯀꯌꯥ ꯆꯪꯅꯤꯡꯗꯕꯗꯣ ꯕꯕꯥ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯇꯧꯍꯧꯔꯒꯦ ꯍꯥꯏꯔꯦꯗꯅ ꯎꯁꯤꯠꯇꯕꯅ ꯀꯣꯟꯒꯁꯦ ꯀ꯭ꯔꯥꯡ ꯀꯥꯎꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯗꯩ ꯃꯆꯤꯟ ꯃꯈꯥꯁꯨ ꯊꯤꯕꯀꯣ ꯅꯆꯥꯁꯨ ꯄꯣꯏꯗꯕ ꯅꯪꯕꯨ ꯑꯗꯨꯗꯨꯅ ꯑꯗꯨꯝꯕꯒꯤ ꯁꯨꯝ ꯇꯧꯈꯤꯕꯒꯤ ꯃꯣꯏ ꯑꯅꯤꯁꯦ ꯏꯆꯥ ꯑꯝꯇꯗꯤ ꯄꯣꯛꯁꯦꯅ ꯅꯨꯄꯤꯁꯤꯅ ꯀꯞꯇꯅ ꯇꯧꯕꯗꯒꯤ ಮಪಾಂದ ಚಲಗ ಸಹಿ ತರುಕ್ ಮುಕ್ ಮಪಾಂಜೆ ಕಂಪನಿ ಥꯕꯛꯁꯦ ꯇꯧꯃꯤꯟꯅꯔꯒ ꯇꯥꯜꯂꯒ ꯂꯨꯄꯥ ꯑꯝꯇ ꯀꯥꯏꯊꯣꯛꯇꯅ ꯆꯍꯤ 5ꯃꯨꯛꯁꯦ ꯃꯄꯥꯟ ꯊꯣꯛꯇꯦ ꯍꯥꯏ ꯃꯅꯤꯄꯨꯔꯗꯒ ꯊꯣꯛꯇꯦ ꯍꯥꯏ ꯃꯕꯥꯅꯤ ꯑꯗꯨꯒ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ IVF ꯇꯧꯔꯒ ꯃꯆꯥ ꯑꯃꯈꯛ ꯌꯥꯝ ꯇꯥꯡꯅ ꯐꯪꯖꯔꯦꯕ ꯃꯆꯥꯁꯦ ꯄꯣꯕꯅꯤꯅ ꯅꯪꯗꯤ ꯌꯨꯝꯗ ꯂꯩꯔꯣꯅ ꯅꯨꯄꯥꯁꯤꯅ ꯂꯩꯍꯜꯂꯦ ꯑꯗꯣ ꯃꯥꯗꯤ ꯀꯝꯄꯅꯤ ꯊꯕꯛ ꯇꯧꯕ ꯑꯃꯨꯛ ꯆꯪꯈꯤꯕ ꯑꯉꯥꯡꯁꯦ ꯄꯤ ꯆꯍꯤꯃꯨꯛꯇ ꯉꯥꯏꯔꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯗꯤ ꯃꯀꯨꯕꯣꯛꯁꯤꯅꯅꯦ ꯑꯗꯨꯝ ꯑꯍꯤꯡ ꯃꯇꯝ ꯆꯥꯗꯅ ꯀꯧꯊꯣꯔꯛꯄꯤ ꯌꯥꯗ꯭ꯔꯦ ꯉꯥꯡꯕꯤ
ꯃꯥ ꯆꯥꯛ ꯆꯥꯕꯗ ꯁꯪꯉꯨ ꯂꯥꯛꯑꯣꯅ ꯁꯪꯍꯟꯅꯤꯡꯕ ꯄꯨꯔꯥ ꯃꯥꯏ ꯅꯨꯄꯤꯗ ꯍꯥꯏꯒꯗꯕꯁꯦ ꯃꯧꯁꯤꯗ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯌꯥꯗꯕꯩ ꯑꯗꯨꯝ ꯃꯧꯁꯤꯅ ꯑꯆꯤꯟ ꯑꯀꯥꯁꯤ ꯉꯥꯡꯉꯒ ꯀꯥꯝꯄꯦ ꯊꯥꯡꯉꯒ ꯇꯥꯕ ꯈꯣꯠꯄꯁꯤ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕ ꯃꯥꯁꯨ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦꯕ ꯑꯗꯩ ꯃꯥꯁꯦ ꯃꯄꯥꯝꯗ ꯑꯣꯏꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯂꯩꯔꯝꯃꯣ ꯅꯪ ꯅꯄꯥꯝꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯦ ꯈꯔ ꯈꯠꯅꯕꯗꯒꯤ ꯃꯀꯨꯕꯣꯛꯁꯤꯒ ꯕꯕꯥꯅ ꯃꯥꯁꯨ ꯈꯨꯝꯗꯦ ꯍꯥꯏꯌꯦꯕ ꯅꯃꯧ ꯅꯨꯄꯤ ꯑꯃꯗꯕꯨ ꯕꯕꯥꯅ ꯑꯗꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣ ꯕꯕꯥ ꯅꯪꯅ ꯌꯨ ꯊꯛꯑꯒ ꯑꯍꯤꯡꯁꯤꯗꯕꯨ ꯑꯩꯅ ꯁꯦꯕꯥ ꯇꯧꯕ ꯂꯩꯕ ꯕꯕꯥ ꯆꯥꯛ ꯆꯥꯕ ꯈꯣꯠꯄꯁꯨ ꯁꯪꯉꯒ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯏꯆꯥ ꯑꯄꯤꯛꯄꯁꯨ ꯆꯦꯜꯂꯤ ꯁꯪꯉꯤ ꯑꯩ ꯅꯨꯄꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯣ ꯏꯃꯥ ꯁꯤꯈꯤꯕꯁꯨ ꯅꯠꯇꯦ ꯏꯅꯦꯝꯕꯣꯛ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯏꯅꯦꯝꯕꯣꯛꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯍꯧꯒꯠꯂꯛꯇꯦ ꯕꯕꯥꯅ ꯕꯕꯥ ꯆꯥꯛ ꯆꯥꯕꯗ ꯑꯩꯅ ꯁꯪꯗꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯏꯁꯧ ꯂꯥꯡꯉꯤꯁꯦ ꯕꯕꯥ ꯀꯔꯤꯅꯣꯅ ꯈꯔ ꯈꯠꯅꯔꯦꯕ ꯑꯗꯨꯗꯩ ꯃꯥꯁꯨ ꯃꯄꯥꯝ ꯀꯧꯔꯦꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯍꯪꯉꯦ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯆꯠꯂꯣ ꯅꯪ ꯌꯨꯝꯗ ꯂꯩꯔꯨꯔꯣ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ ꯂꯩꯕꯁꯤꯗ ꯅꯨꯄꯥꯁꯦ ꯍꯟꯗꯛꯁꯦ ꯃꯥꯁꯨ ꯃꯆꯥꯗꯨꯒꯁꯨ ꯃꯥꯏ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯅꯤꯡꯕ ꯀꯧꯕꯅꯤꯅ ꯃꯥꯁꯦ ꯊꯣꯛꯂꯛꯑꯒꯦ ꯍꯌꯦꯡꯁꯦ ꯑꯗꯨ ꯍꯟꯗꯛꯁꯦ ꯊꯣꯛꯂꯛꯑꯒꯦ ꯑꯗꯨ ꯅꯪ ꯀꯩꯅꯣ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯩ ꯉꯥꯏꯔꯝꯃꯣ ꯑꯗꯨꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯄ ꯃꯕꯥꯅꯤꯗꯤ ꯑꯗꯨꯝ ꯐꯣꯟ ꯐꯥꯎꯅꯩ ꯀꯩꯝꯕ ꯃꯕꯥꯅꯤ ꯈꯟꯅꯕ ꯈꯣꯠꯄ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯒꯗꯤ ꯃꯣꯏ ꯅꯨꯄꯤ ꯃꯄꯥꯝꯁꯤꯅ ꯍꯥꯏꯁꯤꯅ ꯁꯤꯗ ꯆꯪꯉꯍꯜꯂꯣ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯨ ꯀꯧꯍꯜꯂꯁꯤ ꯑꯗꯨꯒ ꯃꯇꯨꯡ ꯑꯗꯨꯝꯕꯗꯣ ꯉꯥꯡꯉꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯔꯒ ꯅꯪ ꯐꯖꯅ ꯆꯠꯈꯣ ꯀꯩꯝꯇ ꯍꯥꯏꯅꯗꯕꯤꯗ ꯆꯠꯂꯁꯤ ꯅꯪ ꯅꯀꯨꯕꯣꯛꯅ ꯎꯁꯤꯠꯂꯣꯏ ꯍꯥꯏꯕ ꯍꯣꯏ ꯑꯃꯔꯣꯝꯗꯗꯤ ꯃꯣꯏꯅ ꯍꯥꯏꯗꯣ ꯆꯨꯝꯃꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯋꯥꯔꯧꯔꯒ ꯁꯥꯎꯔꯒ ꯑꯩ ꯀꯔꯤ ꯏꯔꯥꯟ ꯅꯣꯏꯒ ꯈꯠꯅꯕ ꯌꯥꯎꯕ꯭ꯔꯥ ꯑꯅ ꯍꯥꯏꯔꯒ ꯑꯩ ꯏꯃꯥ ꯏꯄꯥꯗꯣ ꯑꯩꯅ ꯑꯗꯨꯝ ꯑꯩ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝꯕ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄꯗ ꯑꯩꯒ ꯑꯗꯨꯝ ꯊꯦꯡꯅꯒꯦ ꯑꯗꯣ ꯑꯃꯨꯛ ꯀꯧꯅꯗꯅ ꯑꯍꯜ ꯂꯃꯟ ꯀꯧꯗꯅ ꯋꯥ ꯌꯥꯝ ꯆꯥꯎꯊꯣꯛꯅꯕꯗꯣ ꯅꯨꯄꯥꯗꯨꯅꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯑꯩ ꯊꯣꯛꯂꯛꯑꯅꯤ ꯑꯦꯌꯥꯔꯄꯣꯔꯠꯇ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯛꯏꯕꯅꯤ나 ꯅꯨꯄꯤꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯀꯗ꯭ꯔꯅ ꯃꯥ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯦꯕ ꯃꯗꯨ ꯂꯥꯛꯑꯒ ꯅꯣꯏꯅ ꯌꯨꯝꯗ ꯑꯃꯨꯛ ꯉꯥꯡꯅ ꯁꯛꯅꯗꯕꯅꯦ ꯅꯣꯏ ꯏꯃꯥ ꯕꯕꯥ ꯑꯃꯨꯛ ꯇꯧꯗ ꯏꯕꯦꯝꯃ ꯅꯪꯒ ꯅꯨꯄꯥꯁꯤꯒ ꯈꯠꯅꯕ ꯅꯠꯇꯦ ꯅꯨꯄꯥꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤ ꯆꯍꯤ 5 ꯇꯔꯨꯛ ꯅꯄꯥꯏ ꯀꯝꯄꯅꯤ ꯊꯕꯛ ꯇꯧꯃꯤꯟꯅꯗꯅ ꯌꯦꯡꯉꯨ IVF ꯇꯧꯗꯅ ꯂꯥꯛ ꯌꯥꯝ ꯆꯪꯅ ꯅꯆꯥꯗꯣ ꯄꯣꯛꯇꯅ ꯑꯗꯩ ꯈꯟꯅꯔꯦ ꯁꯨꯃꯥꯏꯅ ꯕꯕꯥꯅ ꯉꯥꯡꯉꯦ ꯍꯥꯏꯕꯗꯤ ꯑꯗꯨꯗꯤ ꯅꯪ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯣꯅ ꯅꯪ ꯅꯨꯄꯥꯁꯤꯅꯁꯨ ꯃꯁꯥꯅ ꯌꯥꯅ ꯕꯕꯥꯅ ꯉꯥꯡꯕꯨ ꯄꯉꯥꯡꯕꯅꯤ ꯉꯥꯡꯖꯁꯅꯨ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯦ ꯅꯪ ꯆꯠꯂꯣꯅ ꯑꯗꯨꯝ ꯆꯠꯂꯨꯔꯤ ꯑꯗꯣ ꯃꯥ ꯊꯣꯛꯂꯛꯑꯦ ꯂꯥꯛꯑꯣ ꯑꯩ ꯑꯣꯛꯑꯝꯃꯣ ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯪꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯕꯗꯨꯕꯨ ꯑꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯅꯣꯏ ꯑꯍꯜ ꯂꯃꯟꯅ ꯁꯤ ꯍꯥꯏꯅ ꯇꯧꯔꯨꯕꯗ ꯃꯥꯒꯗꯤ ꯁꯥꯎꯅꯕ ꯈꯣꯠꯄ ꯑꯝꯇ ꯌꯥꯎꯗꯕꯅꯤꯅ ꯃꯥꯏ ꯃꯃꯥ ꯌꯦꯡꯉꯣ ꯆꯠꯃꯤꯟꯅꯔꯣ ꯑꯦꯌꯥꯔꯄꯣꯔꯠꯇ ꯉꯥꯏꯔꯒ ꯑꯗꯨꯒ ꯅꯪ ꯑꯍꯟꯈꯩ ꯐꯖꯅ ꯍꯥꯏꯌꯨ ꯃꯥ ꯂꯩꯔꯀꯥꯟꯗ ꯃꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯄ ꯈꯣꯠꯂꯛꯄꯗ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯐꯖꯅ ꯍꯥꯏꯌꯨ ꯑꯗꯨꯒ ꯅꯪ ꯅꯨꯄꯥꯗꯣ ꯔꯦꯀꯣꯔꯠ ꯇꯧꯍꯧ ꯅꯀꯨꯕꯣꯛꯅ ꯆꯀꯠ ꯉꯥꯡꯉꯦꯗ ꯑꯗꯨ ꯇꯥꯍꯜꯂꯣ ꯑꯗꯣ ꯃꯥꯅ ꯑꯗꯨꯝ ꯕꯕꯥ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯣꯅ ꯃꯥꯅ ꯗꯥꯏꯇ ꯂꯧꯍꯜꯂꯣ ꯑꯗ ꯅꯄꯥꯝꯒꯤ ꯃꯤ ꯃꯌꯥꯝ ꯇꯧꯔꯒ ꯉꯥꯡꯉꯨꯕ ꯈꯣꯠꯂꯨꯕꯗ ꯀꯩꯅꯣ ꯇꯧꯅꯤ ꯑꯗꯣ ꯍꯣꯏ ꯅꯪ ꯅꯨꯄꯥꯗꯨꯅꯁꯨ ꯗꯥꯏꯇ ꯂꯧꯗ꯭ꯔꯦ ꯑꯗꯨꯝ ꯉꯥꯡꯉꯦ ꯈꯣꯠꯂꯦ ꯍꯥꯏꯔꯕꯨꯗꯤ ꯅꯄꯥꯝꯗ ꯑꯃꯨꯛ ꯆꯠꯂ ꯅꯄꯥꯝꯒꯤ ꯃꯤꯒ ꯀꯧꯅꯔ ꯇꯧꯅꯕ ꯌꯥꯏ ꯑꯗꯨꯅ ꯏꯕꯦꯝꯃ ꯃꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯩ ꯊꯣꯛꯂꯛꯀꯗꯧꯔꯦ ꯑꯩ ꯏꯆꯥꯁꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯑꯗꯩ ꯅꯪꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯅꯤꯡꯉꯦ ꯑꯗꯨꯗ ꯑꯣꯏꯅ ꯑꯩ ꯊꯕꯛ ꯊꯤꯔꯒꯦꯅ ꯃꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯦꯌꯥꯔꯄꯣꯔꯠꯇ ꯉꯥꯏꯔꯝꯃꯣ ꯍꯥꯏꯕꯗꯨꯗ ꯅꯣꯏ ꯁꯥꯒꯩꯅ ꯑꯃꯨꯛ ꯃꯄꯥ ꯀꯧ ꯃꯃꯥ ꯀꯧ ꯁꯤꯗ ꯂꯥꯛꯑꯣꯌꯣꯅ ꯇꯧꯅꯔꯗꯤ ꯍꯥꯏꯗꯅ ꯑꯩꯅ ꯐꯖꯅ ꯍꯥꯏꯈꯤꯕ ꯑꯗ ꯃꯥꯁꯨ ꯍꯣꯏ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦꯅ ꯃꯥꯁꯨ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤ ꯃꯌꯥꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯟꯁꯟꯁꯦ ꯌꯥꯝ ꯂꯩꯅꯩꯌꯦꯕꯀꯣ ꯑꯗꯩꯗꯤ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯍꯪꯉꯛꯑꯦ ꯏꯕꯨꯡꯉꯣ ꯑꯃꯈꯛꯅꯀꯣ ꯃꯥꯒ ꯅꯨꯄꯤꯁꯤꯒꯁꯦ ꯃꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯦ ꯃꯥꯁꯨ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯒ ꯄꯥꯟꯕꯅꯤ ꯑꯗ ꯃꯥꯏ ꯅꯨꯄꯤꯁꯤꯁꯨ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯄꯨꯔꯥ ꯈꯥꯏꯅꯔ ꯋꯥ ꯄꯨꯔꯥ ꯂꯣꯏꯁꯟꯅꯔ ꯄꯥꯟꯕꯅꯤ ꯑꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯗꯤ ꯃꯌꯨꯝ ꯄꯥꯜꯍꯧꯗ꯭ꯔꯤ ꯍꯧꯖꯤꯛ ꯃꯆꯥꯁꯦ ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛꯀꯤ ꯃꯕꯥꯅꯤ ꯂꯧꯅꯩꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗꯤ ꯃꯆꯥ ꯄꯣꯛꯇꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯧꯅꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯍꯥꯟꯅꯩ ꯃꯆꯥꯁꯦ ꯃꯄꯨꯔꯣꯏꯕꯩ ꯃꯌꯨꯝꯗ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯕꯁꯦ ꯌꯨ ꯊꯛ ꯈꯣꯠꯂ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯐꯨꯔꯦ ꯈꯣꯠꯂꯦ ꯑꯉꯥꯡꯁꯦ ꯐꯖꯅ ꯏꯔꯦꯟꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯒ ꯉꯋꯥꯏ ꯇꯤꯟꯅꯔꯝꯕ ꯁꯥꯒꯩꯗꯨꯒꯤ ꯃꯧꯁꯤꯡ ꯀꯩꯁꯤꯡꯅ ꯁꯨꯝ ꯄꯥꯎ ꯄꯤꯔꯛꯁꯥꯅꯤꯗ ꯑꯉꯥꯡꯗꯣ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤꯅ ꯑꯗꯨꯒꯤ ꯃꯥꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯅꯥꯔꯒ ꯋꯥꯈꯜ ꯑꯗꯨꯝ ꯀꯞꯄ ꯈꯣꯠꯂ ꯇꯨꯝꯃꯒ ꯂꯩꯕ ꯊꯕꯛ ꯏꯟꯊꯤꯉꯥꯏ ꯁꯨꯕ ꯈꯣꯠꯄ ꯁꯨꯝ ꯃꯉꯣꯟꯗ ꯇꯜꯂꯛꯄ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯦꯟꯁꯟꯁꯦ ꯂꯩꯕ ꯏꯆꯥꯗꯣ ꯂꯧꯕꯤꯌꯨ ꯉꯪꯕꯁꯤꯗ ꯃꯥꯅ ꯇꯥꯟꯅꯔꯛꯄꯅꯦꯕ ꯑꯉꯥꯡꯁꯦ ꯑꯝꯇ ꯂꯧꯕꯤꯌꯨ ꯌꯥꯒꯗ꯭ꯔꯥꯅ ꯑꯗꯨꯗꯤ ꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪꯗꯤ ꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯃꯄꯥꯒ ꯅꯨꯄꯥ ꯑꯇꯣꯝꯕꯒꯗꯤ ꯍꯛꯁꯦ ꯃꯄꯥꯅ ꯆꯥꯎꯋꯤ ꯑꯗꯨꯅ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯑꯕꯅꯤꯅ ꯄꯥꯟꯊꯣꯛꯇꯕꯤꯗ ꯃꯕꯥꯅꯤ ꯑꯉꯥꯡ ꯃꯨꯟꯅꯕꯣꯏꯗꯤ ꯐꯩ ꯃꯥꯅ ꯁꯥꯒꯩ ꯑꯃ ꯑꯣꯡꯉꯕꯅꯤꯅ ꯑꯗꯨꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯀꯣ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯅ
ꯃꯤꯒꯤ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡꯗꯨꯕꯨ ꯂꯧꯔꯒ ꯃꯄꯥ ꯑꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯩꯍꯟꯕ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯆꯥ ꯌꯥꯎꯔꯒ ꯈꯥꯏꯅꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯋꯥꯕꯅꯤ ꯈꯥꯏꯅꯔꯦꯗꯤ ꯊꯣꯛꯀꯅꯤ ꯑꯃꯗ ꯑꯃꯨꯛ ꯄꯥꯟꯅꯅꯤ ꯑꯗꯣ ꯃꯆꯥ ꯀꯧꯕꯗꯨꯗꯤ ꯂꯩꯍꯧꯕꯅꯤ나 ꯅꯤꯡꯁꯤꯡꯉꯛꯇꯕ ꯉꯝꯗꯦ ꯃꯆꯥꯗꯣ ꯅꯨꯡꯁꯤꯔꯛꯏ ꯃꯆꯥꯗꯣ ꯍꯪꯅꯤꯡꯉꯛꯏ ꯑꯗꯩ ꯃꯆꯥꯁꯤꯅ ꯑꯗꯨꯝ ꯗꯣꯔꯤ ꯑꯣꯏꯔꯒ ꯀꯥꯏꯅꯖꯩ ꯍꯥꯏꯕ ꯋꯥꯅꯤ ꯃꯥꯒ ꯂꯨꯍꯣꯡꯗꯅ ꯃꯌꯨꯝ ꯄꯥꯟꯗꯅ ꯃꯆꯥ ꯂꯩꯍꯧꯔꯕꯗꯨꯕꯨ ꯃꯕꯥꯅꯤꯁꯤꯒꯤ ꯃꯔꯤ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯒ꯭ꯔꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯉꯥꯡꯁꯤꯒꯤ ꯀꯩꯅꯣꯗꯒꯤ ꯌꯥꯝ ꯕꯦꯔꯥ ꯀꯥꯟꯅꯩꯕꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯂꯩ ꯑꯗꯨ ꯃꯊꯪꯁꯤꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤ ꯅꯨꯄꯥꯁꯤꯅꯗꯤ ꯆꯍꯤ ꯅꯨꯄꯥꯁꯤꯅ 10 ꯍꯜꯂꯦ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯑꯉꯥꯡꯅꯦ ꯃꯇꯝꯁꯤꯗꯀꯣ ꯃꯥꯁꯦ ꯀ꯭ꯂꯥꯁ 11 ꯈꯛ ꯀꯥꯔꯤꯕꯖꯥꯠꯅꯦꯕ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤꯁꯦ ꯁꯨꯗ꯭ꯔꯤ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯄꯥꯝꯖꯩ ꯃꯥꯁꯦ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠꯀꯁꯦ ꯃꯌꯥꯝ ꯄꯣꯔꯛꯇꯅ ꯈꯣꯠꯂꯛꯇꯅ ꯑꯩꯈꯣꯏ ꯇꯥꯟꯅ ꯇꯥꯟꯅꯒꯩ ꯀꯣꯏꯕ ꯑꯗ ꯅꯨꯄꯤꯁꯤꯅꯗꯤ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯁꯨꯡꯌꯥ ꯌꯥꯖꯗꯕ ꯑꯍꯥꯟꯕꯗ ꯑꯗꯩ ꯍꯩꯃꯟꯗꯅ ꯇꯛꯃꯟꯗꯅ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯄꯤ ꯑꯆꯥꯄꯣꯠꯁꯦ ꯂꯩꯗꯅ ꯑꯗꯩ ꯊꯥꯕꯜ ꯆꯣꯡꯉꯦ ꯑꯆꯥꯄꯣꯠꯁꯦ ꯍꯦꯛꯇ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯌꯥꯝꯁꯦ ꯂꯩꯗꯅ ꯇꯧꯕꯗꯩ ꯐꯩ ꯌꯥꯎ ꯈꯣꯠꯂꯣꯅ ꯃꯌꯥꯝ ꯆꯪꯗꯅ ꯌꯥꯍꯜꯂꯦ ꯒ꯭ꯌꯥꯟ ꯇꯥꯏ ꯁꯨꯝꯕꯗꯅ ꯅꯨꯡꯉꯥꯏꯗꯣꯏꯃꯤꯅꯦ ꯅꯣꯏ ꯈꯨꯄꯥꯡ ꯁꯦꯠ ꯊꯥꯔꯣꯏꯗꯣꯏꯃꯤꯅꯦ ꯂꯣꯡꯒꯥ ꯃꯁꯦꯜ ꯂꯧꯅꯕꯗꯤ ꯍꯌꯦꯡ ꯐꯨꯅꯗꯣꯏꯅꯤꯅꯦ ꯂꯥꯎꯊꯠꯅꯗꯣꯏꯅꯤ ꯅꯆꯤꯟ ꯈꯨꯝꯅꯗꯣꯏꯅꯤ ꯒꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯁꯤꯅ ꯍꯥꯏꯕꯗꯩ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯗꯅ ꯏꯕꯥꯅꯤ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯄꯥꯝꯖꯅ ꯃꯥꯁꯤ ꯀꯣꯏꯕꯤꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯈꯜꯂꯒ ꯃꯕꯥꯅꯤꯁꯦ ꯆꯦꯜꯂꯁꯦꯅ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯗꯨꯒ ꯆꯦꯜꯂꯒ ꯂꯨꯍꯣꯡꯕꯁꯦ ꯂꯦꯞꯅꯔꯦ ꯂꯨꯍꯣꯡꯊꯣꯛꯑꯁꯦꯅ ꯑꯗꯨꯒ ꯃꯣꯏꯁꯦ ꯍꯩꯖꯤꯡꯄꯣꯠꯁꯦ ꯄꯨꯔꯦ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ ꯂꯨꯍꯣꯡꯕ ꯍꯩꯖꯤꯡꯄꯣꯠꯁꯦ ꯄꯨꯔꯦ ꯎꯄꯨ ꯀꯥꯡꯊꯣꯟꯐꯥꯎ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯣꯏ ꯊꯥꯡꯈ꯭ರೆ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯦ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅ ꯁꯨꯃꯥꯏꯅ ꯆꯍꯤ ꯁꯨꯗ꯭ꯔꯤ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏꯗ ꯆꯦ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯑꯦꯕ ꯅꯨꯄꯤꯁꯤ ꯃꯌꯨꯝꯁꯤ ꯂꯥꯛꯇꯦ ꯆꯦ ꯑꯃ ꯄꯤꯔꯝꯃꯦꯅ ꯑꯩꯈꯣꯏ ꯑꯝꯇ ꯂꯥꯛꯀꯦ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯔꯣꯏ ꯍꯦꯛ ꯍꯣꯡꯉꯗꯤ ꯑꯩꯈꯣꯏ ꯐꯥꯅꯦꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯃꯦꯅ ꯆꯦꯁꯦ ꯄꯨꯔ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜ ꯂꯥꯏꯟꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯏꯜ ꯋꯦꯜꯐꯤꯌꯔ ꯀꯃꯤꯇꯤ ꯀꯥꯏꯅ ꯂꯩꯗꯅ ꯑꯉꯥꯡ ꯂꯨꯍꯣꯡꯕ ꯊꯤꯡꯕ ꯈꯣꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯉꯥꯡꯅꯔꯦ ꯌꯦꯠꯅꯔꯦ ꯇꯧꯔꯒ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯤꯅ ꯐꯥꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯉꯥꯡ ꯆꯍꯤ ꯅꯨꯄꯤꯗꯨ ꯁꯨꯗ꯭ꯔꯤꯕꯅꯤ나 ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯄꯗ ꯇꯥꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯣꯛꯅꯔ ꯂꯩꯅꯈ꯭ರೆ ꯑꯗꯩ ꯁꯥꯎꯅꯤꯡꯅꯔꯦ ꯃꯣꯏꯅꯁꯨ ꯅꯨꯄꯤꯁꯦ ꯄꯥꯝꯗꯗꯅ ꯃꯣꯏꯅ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯃꯣꯏꯅ ꯁꯤꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯗꯤ ꯂꯥꯛꯇꯦꯁꯦ ꯀꯅꯥꯅ ꯄꯥꯎ ꯐꯪꯗꯣꯏꯕ ꯃꯤ ꯃꯌꯥꯝꯁꯨ ꯂꯨꯍꯣꯡꯅꯔꯤ ꯆꯍꯤ ꯁꯨꯗꯕ ꯃꯁꯥꯅꯕꯨ ꯌꯥꯅꯔꯗꯤ ꯀꯅꯥꯝ ꯖꯦꯟ ꯆꯪꯗꯦ ꯑꯗꯩꯗꯤ ꯃꯣꯏꯅ ꯁꯤꯟꯕꯅꯤ ꯃꯣꯏꯅ ꯂꯨꯍꯣꯡꯅꯤꯡꯗꯕꯒꯤ ꯍꯩꯖꯤꯡꯄꯣꯠꯄꯨ ꯄꯨꯔꯕ ꯎꯟꯄꯣꯠꯄꯨ ꯃꯣꯏꯗ ꯊꯥꯡꯈ꯭ꯔꯕ ꯑꯗꯨꯒ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯁꯥꯎꯅꯗꯅ ꯄꯥꯎꯁꯦ ꯅꯨꯄꯤꯁꯤꯒ ꯅꯨꯄꯥꯁꯤꯒ ꯐꯥꯎꯅ ꯌꯥꯔꯣꯏꯅ ꯑꯝꯇ ꯐꯥꯎꯅꯍꯟꯗ꯭ꯔꯦꯕ ꯆꯍꯤ 5 ꯍꯧꯈ꯭ರೆ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒ ꯂꯣꯏꯗꯅ ꯃꯥꯁꯇꯔꯒ ꯇꯧꯔꯦꯕ ꯑꯗꯨꯀꯥꯟꯗ ꯃꯥꯁꯨ ꯅꯨꯄꯥꯁꯤꯅ ꯀꯔꯤꯝ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯋꯥꯁꯦ ꯂꯣꯏꯁꯟꯅꯔꯒꯦ ꯎꯟꯄꯣꯠꯁꯦ ꯂꯧꯔꯒꯅ ꯍꯥꯏ ꯑꯗ ꯃꯇꯝꯁꯤꯗ ꯃꯣꯏ ꯂꯨꯍꯣꯡꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯉꯤꯗꯅ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯗꯨ ꯄꯥꯡꯅꯒꯦ ꯑꯗꯨꯒ ꯃꯣꯏꯁꯤꯅ ꯋꯥꯁꯦ ꯂꯣꯏꯁꯟꯅꯔꯒꯦ ꯎꯟꯄꯣꯠꯁꯤꯁꯨ ꯂꯧꯊꯣꯛꯑꯒꯦꯅ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅ ꯎꯟꯄꯣꯠ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯔꯦꯕ ꯋꯥꯗꯤ ꯂꯣꯏꯁꯟꯅꯁꯤ ꯅꯨꯄꯤ ꯃꯌꯨꯝꯁꯤꯅ ꯃꯥꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒ ꯀꯔꯤꯝ ꯇꯥꯟꯕ ꯈꯣꯠꯄ ꯑꯗꯨꯒ ꯄꯟꯗ꯭ꯔꯦ ꯃꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯎꯄꯨ ꯀꯥꯡꯊꯣꯟ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯊꯥꯡꯗꯣꯛꯈꯤꯕꯁꯦ ꯌꯥꯝ ꯆꯥꯎꯅ ꯏꯖꯠ ꯃꯥꯡꯉꯤ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯎꯄꯨ ꯀꯥꯡꯊꯣꯟ ꯄꯤꯕꯗꯤ ꯉꯝꯃꯣꯏꯅ ꯃꯣꯏꯁꯦ ꯌꯦꯠꯅꯔꯦꯕ ꯑꯔꯣꯏꯕꯤꯅꯤ ꯃꯣꯏ ꯌꯦꯠꯅꯩꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯤꯁꯦ ꯌꯥꯝ ꯋꯥꯅꯩꯌꯦꯕ ꯁꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯌꯥꯝ ꯊꯣꯛꯅꯩꯌꯦꯕꯀꯣ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯁꯨꯝꯕ ꯍꯦꯛ ꯇꯧꯕ ꯑꯗꯣ ꯀꯅꯥꯅ ꯄꯥꯎ ꯄꯤꯔꯤꯅꯣ ꯀꯔꯤꯅꯣ ꯑꯗꯣ ꯍꯥꯏꯕꯗꯤ ꯍꯧꯗꯣꯛꯄꯗꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯍꯥꯟꯅ ꯍꯧꯗꯣꯔꯛꯑꯦ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯧꯗꯣꯔꯛꯄꯗꯤ ꯅꯠꯇ꯭ꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯏꯃꯨꯡꯗ ꯌꯥꯝ ꯊꯣꯛꯅꯩꯌꯦꯕ ꯑꯗꯣ ꯃꯤꯒꯤ ꯑꯎꯟꯄꯣꯠꯀ ꯂꯣꯏ ꯊꯥꯡꯉꯀꯥꯟꯗ ꯍꯩꯖꯤꯡꯄꯣꯠꯁꯨ ꯄꯨꯈ꯭ꯔꯀꯥꯟꯗ ꯂꯨꯍꯣꯡꯕꯒ ꯀꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯌꯦꯡꯉꯣ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯃꯥꯡꯅꯩꯅꯤ ꯏꯖꯠꯁꯨ ꯂꯣꯏ ꯃꯥꯡꯅꯩꯅꯦꯕꯀꯣ ꯑꯗꯨꯅ ꯆꯍꯤ ꯁꯨꯗ꯭ꯔꯒꯗꯤ ꯂꯨꯍꯣꯡꯕꯁꯦ ꯁꯨꯡꯆꯤꯟ ꯁꯤꯟꯕꯤꯒꯅꯣꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯐꯣꯟꯗꯐꯥꯎꯗ ꯍꯧꯖꯤꯛ ꯆꯦꯜꯂꯨꯕꯒꯤ ꯕꯣꯔꯒ ꯄꯤꯅꯔꯒ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯒꯤ ꯃꯈꯣꯡꯒ ꯁꯣꯛꯇꯅ ꯈꯣꯏꯔꯝꯗꯅ ꯇꯧꯔꯒ ꯅꯨꯄꯥꯅ ꯄꯩꯁꯥꯒ ꯄꯤꯕ ꯑꯗꯨꯒꯤ ꯃꯌꯥꯝ ꯊꯥꯒꯠꯂꯦꯕ ꯑꯉꯥꯡ ꯃꯅꯥꯗ ꯁꯅꯥꯕꯣꯟ ꯌꯥꯟꯕ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯗꯨꯗꯣ ꯀꯔꯤꯅꯣ ꯑꯗꯩ ꯑꯗꯨꯝ ꯂꯨꯍꯣꯡꯉꯦꯕ ꯂꯣꯏꯅꯀꯣ ꯂꯨꯍꯣꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯃꯤꯠꯅ ꯎꯅꯩꯁꯤꯅꯦꯕ ꯆꯍꯤ ꯁꯨꯗꯕ ꯃꯌꯥꯝ ꯂꯨꯍꯣꯡꯉ ꯂꯩꯅꯔꯤꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯆꯍꯤ ꯁꯨꯗ꯭ꯔꯒꯗꯤ ꯁꯨꯡꯂꯣꯡ ꯂꯨꯍꯣꯡꯕꯤꯒꯅꯣꯕ ꯑꯉꯥꯡꯈꯩꯗꯨꯅꯁꯨ ꯑꯃꯨꯛ ꯍꯌꯦꯡ ꯌꯨꯝ ꯄꯥꯟꯕ ꯍꯩꯇꯦꯕ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕ ꯍꯩꯇꯦ ꯌꯥꯝꯁꯨ ꯈꯥꯏꯅꯩꯌꯦꯕ ꯑꯗꯨ ꯈꯥꯏꯅꯔꯒꯁꯨ ꯍꯌꯦꯡ ꯕꯦꯔꯥ ꯀꯥꯟꯅꯔꯛꯀꯅꯦꯕꯀꯣ ꯈꯥꯏꯅꯕ ꯌꯨꯝ ꯄꯩꯁꯥ ꯂꯥꯡꯅꯅꯤ ꯂꯥꯎꯅꯅꯤ ꯑꯗꯨꯅ ꯆꯍꯤ ꯍꯦꯛ ꯁꯨꯗ꯭ꯔꯤꯐꯥꯎꯗꯤꯅꯦ ꯂꯨꯍꯣꯡꯕꯤꯗꯕ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯉꯥꯏꯔꯦ ꯑꯗꯨ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯥꯏꯔꯛꯑꯁꯨ ꯍꯣꯡꯕꯤꯔꯨꯅꯣꯕ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯇꯥꯟꯅꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯆꯍꯤ ꯁꯨꯗ꯭ꯔꯤ ꯑꯗꯣ
nupi mayamna hong je haire na koi mari lena bo authority na dum tingal lakeba adumai troga sahi sudati so hong bi gano sigi da sa mayam je ta dana ba ko do hojik se kano se koi gi loisal lak pa hai tare ko loisal lak pa je dadi mai taw hojik kan je khaina bai sang se wange ka su na tabda ne mare je tauna ba aduga do mai mi je nupi mayam sang sang ma nupa mayam sang sang ba troga yam khaina bai sang ji wange ba ko aduga mu su ne koi gi mai nupa jina yu tha khola phui onlin nei ngangi yam ti ngangi na pam cha ko noi na ma na pa na warak taba na ma imai pa pale dei ma sin ma kha thiraga ngangi habaje si je hairaga moi jina waka chu thangale dana ada pamina kanda dine haide ai haide hekta haide ba nupa jina ko ada imu koi gi mai nupa ji mai ai das mai lei thokra ne ba duga mai nupi na mai nupa da thangat pa waka chidane mai nupi jiga mau jiga maniam jiga oina ngang khana ra ne ba nupa jina mai ai da tumin na lai ga da ba aduga maniam jiga mau jiga oina du tawi usette koina ngang laude adai di ka su phu ba na te ka su ngang ba na te adai nuti khana ba na te islu na taw gra poni du na tor ga ne maniam bok jiga mau jiga oina khana ra ne ba akta adai di mau du na di smaina ngak thi chapi khori chapi meli samje poira chingdai phui adai ti ngangi kolik langkai kau khai adu asata aroi bi warda li doi ba hai doi ba adai nupa gi mama jina dine kari imte hek thok ta ba sa dauna hai ba adu macha nupa na yu tha tek tek hala khanai do moi mamiti ui dana adu bok da ne oi isa ju phatte mau ju ma sing khumi smai hai da ba kaem thak ta ba sa da ba nupa je gyan yam ta na macha pa je thabak su chali mi tu tai mi ma loi chura thai mi na kaem tek mau ju khubang bok se tha da ba gilas phek lang da ba nupi da wahai athi ba boy hai da ba long da bo khanna da ba dong na wai jili thore e ba adana yamna kaino taw ya ba ada adum de nupi jing jina di khang di loi khangnari ne ba yum kai da na ba khota na ba ge do ngawai di khang ba gi kaino je yam leina ra mi hai tare ne akhoi gi miron bo hai tare akhoi gi marol akhoi gi makha sai bo khara di leina ra me do hojik angang sahi mari mangai round sai gi dai pan badagi chai bok je khang ba jingam na rakte ko moida khang ba gi kaino si yaw rak tre aduna asidi khaina bi chang jam sathi na wange aduga muk sune koi gi nupa na ga han ba yum pa ma chahi di sudri ba aduga mayum inthoki ba ma pa na ga ni rak che le khole ga na lohong ba juna ta ba dai lohong gi ba ju yawe sugum ba jida ne tha ni ga pa la ga hum ga pa la ga ko so le nai de yam thi na phure na la e ba ko nau gra bai cha ji smai khupang tha ba dai chai je green ka lai pong khar lai adai mana ton da I tai da gi mana kong kai I tai kho le na tat pi ma pa jina de adai mana tu ngang ba tu tau ba na han ba khana ba da amoni khana rak ba da sigi yam khaina re koi ji ado koi nu pa gi mayum na de mo koi na ngang ba tak ba da lo de hai ba je sung lo de lo dra mina ngange aina ngange adai san pa yaw sele masing khumme adai di nang ima da mai ngang ya bra na phu bani kubang na ni ro lak ta ni tha ba phu ba hai ne mo nu pa mayum na ado hujik di khang ba je hai tre ba adu boy na phu ba kaya khangge na khang gi ba da di makhut tek pa makko kai ba bo yaw thang thin bo hek yaw ado khangge khang gi ba nu pi khaina ba jam I kai ja ba nu pi ma sa ga gi khala ma pam da su lai pham je na tai sa da ba adu gi khangge na khang ba mi na khange adai kari adamai ngang ya bra adamai tau ya bra na hujikti yam khaina re ba du amuk long bai paisa ju changure dana du tha ni khak lai ru ba jida paisa ma gi amuk maintenance tan ba da ti nu pa mim na pining de ba koi chahi manga tara lai minare ma sa mani yaw re le sang sin nu pa jna ot nei ba am khan jana ba amuk khaina ba phuman da lam chat pa mai yam nan nei na ra ba kan da bu ma sa jing sem ba khot pa adai hanjana re chahi kui re yum pan ba har ga noi kaina ra da bani na mam samoi taw pam thok taw bi go na imung ama le ram baduna ani tholak pane ba adugi imung ama dugi bibam thok khara pi go hai ba gum bane ba aduga tha ni um khak lai ga paisa je lak ta pi da mi kun pi da ni akhoi cha bo ga na yam hojik ti taw re adu yam lu re ko koi mane ma ko oi ba yam hai ta ba ya dre ngang ning ne ngang thok ba ya dre phara ga thab ba adu si taw ne nang bos main taw ne hai ba mau je hai je lawrak ta ba ilak ta ba sida ne khoi taw de chau ga lak ba adu ju ne maning lom da thoe da na ko mau ju han da bida aswai da hingol lom da kaino thi ne ngang tho ba
ꯃꯁꯥꯗꯤ ꯇꯥꯍꯟꯗꯕ ꯑꯗꯩ ꯃꯁꯥꯒ ꯈꯔ ꯇꯥꯈ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯦ ꯏꯅꯦꯝꯕꯣꯛꯅ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯉꯥꯡꯅꯤꯡꯉꯦ ꯑꯩ ꯌꯨꯝꯅꯦ ꯀꯥꯏꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕꯤꯔꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯨꯝ ꯄꯥꯟꯕ ꯍꯩꯇ꯭ꯔꯦꯕ ꯃꯅꯦꯝꯕꯣꯛ ꯌꯥꯝ ꯋꯥꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯗ ꯑꯃꯨꯛ ꯐꯣꯟꯒꯤ ꯃꯇꯝꯅꯤꯅ ꯐꯣꯟꯁꯤda ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯏꯅꯦꯝꯕꯣꯛꯅ ꯊꯨꯝ ꯌꯥꯏ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯅꯨꯄꯥꯅ ꯑꯗꯨ ꯍꯥꯏꯔꯦ ꯍꯥꯏꯕꯁꯦ ꯂꯣꯏ ꯇꯝꯃꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨ ꯍꯥꯏ ꯌꯥꯕ꯭ꯔꯥꯅ ꯃꯄꯥꯝꯁꯦ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯅꯦꯕ ꯑꯗꯨꯅ ꯑꯁ ꯐꯣꯟꯒ ꯇꯧꯔꯛꯀꯅꯨꯗ ꯉꯝꯅ ꯉꯝꯅꯕ ꯌꯥꯅ ꯌꯥꯅꯕ ꯂꯩꯀꯣ ꯈꯣꯠꯀꯣꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯈꯔꯁꯨ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯍꯥꯏꯕ ꯆꯪꯉꯦꯕ ꯑꯗꯨꯒ ꯈꯟꯅꯔꯦ ꯐꯨꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯔꯅꯤ ꯑꯗꯩ ꯑꯩ ꯏꯆꯥꯗꯣ ꯐꯨꯔꯦ ꯍꯥꯏꯔꯃꯤꯅ ꯆꯦꯜꯂꯛꯑꯅꯦꯕ ꯑꯍꯤꯡꯗ ꯀꯩꯗ ꯈꯪꯗꯦ ꯈꯟꯅꯩꯁꯦ ꯑꯌꯥꯝꯕꯅ ꯅꯨꯡꯗꯥꯡ ꯊꯦꯡꯉꯀꯥꯟꯗ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯑꯗꯩ ꯑꯃꯨꯛ ꯈꯟꯅꯔꯅꯤ ꯅꯨꯄꯤ ꯃꯌꯨꯝ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯁꯦ ꯀꯣꯛꯀ ꯉꯥꯎꯕꯤꯖꯥꯠꯅꯦꯕ ꯑꯗꯨꯅ ꯍꯣꯏ ꯈꯔꯗꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯗꯨꯝ ꯅꯨꯄꯥꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯁꯦ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥ ꯅꯨꯄꯥꯒꯤ ꯃꯤꯈꯩꯅ ꯃꯆꯟ ꯃꯆꯦ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯜꯂꯨꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛꯇꯤ ꯈꯔꯗꯤ ꯊꯦꯡꯅꯩ ꯈꯔꯗꯤ ꯈꯥꯡꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯈꯥꯡꯕꯁꯨ ꯌꯥꯎꯋꯦ ꯃꯔꯝ ꯆꯥꯕ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯔꯝ ꯆꯥꯕ ꯃꯥꯅ ꯈꯥꯡꯉꯝꯕꯗꯣ ꯅꯨꯄꯤ ꯌꯥꯝ ꯍꯣꯠꯅꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜ ꯍꯩꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯃꯨꯛꯁꯨ ꯉꯥꯡꯉꯦ ꯂꯧꯗꯕꯤ ꯇꯥꯛꯑꯦ ꯂꯧꯗꯕꯤ ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯕꯤ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯅꯥꯟꯅ ꯊꯝꯅꯤ ꯈꯪꯗꯕꯤ ꯄꯨꯔꯥ ꯇꯦꯟꯁꯟ ꯂꯩꯕ ꯃꯅꯦꯝ ꯃꯀꯨ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯗꯨꯝꯕꯁꯨ ꯌꯥꯎꯔꯤꯕꯀꯣ ꯅꯨꯄꯤꯅ ꯂꯣꯏ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦꯕ ꯑꯃꯨꯛꯁꯨ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯥꯅꯒ ꯌꯨꯝꯁꯦ ꯄꯥꯜꯂꯝꯃꯕ ꯅꯨꯄꯤꯔꯣꯝꯗ ꯅꯨꯄꯤꯅ ꯅꯨꯄꯥꯁꯦ ꯂꯧꯔꯝꯃꯕ ꯂꯣꯏ ꯈꯥꯏꯅꯅꯤ ꯅꯨꯄꯥꯅꯗꯤ ꯇꯥꯕ ꯍꯩꯕ ꯈꯥꯡꯕꯗꯤ ꯉꯝꯃꯣꯏꯕ ꯑꯗꯣ ꯈꯥꯡꯗꯤ ꯈꯥꯡꯅꯔꯤꯅꯤꯀꯣ ꯅꯨꯄꯤꯈꯩꯁꯤꯅ ꯅꯣꯏ ꯅꯃꯥꯅ ꯄꯥꯛꯑꯒ ꯄꯟꯕꯗꯩ ꯅꯄꯥꯝ ꯆꯠꯈꯣ ꯑꯗꯩ ꯅꯣꯏ ꯅꯕꯨꯡ ꯅꯨꯄꯥꯅ ꯀꯔꯤ ꯍꯦꯟꯗꯅ ꯅꯣꯏ ꯅꯕꯨꯡ ꯅꯨꯄꯥꯗꯣ ꯀꯧꯔꯧꯒ ꯍꯥꯏꯗꯅ ꯑꯗꯩ ꯃꯆꯤꯟ ꯃꯈꯥꯁꯦ ꯊꯤꯗꯅ ꯉꯥꯡꯕ ꯃꯌꯥꯝꯁꯦ ꯑꯗꯩ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯌꯦꯕ ꯌꯥꯝ ꯊꯨꯝ ꯊꯥꯛꯄ ꯌꯥꯝ ꯁꯣꯛꯄ ꯅꯨꯄꯤꯅ ꯌꯥꯝ ꯁꯣꯛꯄ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯅꯨꯄꯤꯅ ꯈꯔꯗꯤ ꯈꯥꯡꯉꯤꯅꯤꯀꯣ ꯑꯗꯣ ꯅꯨꯄꯥꯅ ꯌꯨꯝꯁꯦ ꯄꯥꯜꯂꯝꯕ ꯑꯣꯏꯔꯗꯤ ꯂꯣꯏꯗꯤ ꯈꯥꯏꯅꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯌꯥꯕ꯭ꯔꯥ ꯅꯋꯥ ꯂꯧꯗꯦꯍꯦ ꯀꯥꯏ ꯇꯣꯛꯀ ꯍꯨꯟꯗꯣꯛꯑꯃ ꯆꯠꯈꯤꯅꯦꯕ ꯑꯗꯣ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯁꯨ ꯈꯥꯡꯊꯗꯕꯁꯨ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯀꯩꯅꯣꯁꯤꯒꯤ ꯈꯜꯂꯒ ꯈꯤꯇꯪꯁꯨ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯈꯥꯡꯗꯣꯛ ꯈꯥꯡꯖꯤꯟ ꯇꯧꯗꯕꯁꯨ ꯑꯃꯨꯛ ꯌꯥꯗꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯁꯦ ꯍꯩꯅꯔꯛꯇꯕꯅꯤꯅ ꯈꯥꯏꯅꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯈꯠꯂꯛꯄ ꯈꯥꯏꯅꯔꯒ ꯑꯃꯨꯛ ꯅꯨꯄꯤꯗꯨꯁꯨ ꯅꯍꯥꯅꯤꯅ ꯑꯇꯣꯞꯄ ꯄꯥꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯀꯅꯤ ꯑꯉꯥꯡꯅꯤꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯦ ꯐꯅꯦꯛ ꯁꯦꯠꯇ꯭ꯔꯦ ꯐꯅꯦꯛ ꯁꯦꯠꯂꯁꯨ ꯐꯤ ꯏꯟꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯁꯥꯔꯦ ꯑꯗꯩꯗꯤ ꯊꯥꯕꯜ ꯆꯣꯡ ꯌꯥꯎꯔꯨꯅꯤ ꯀꯣꯂꯦꯖ ꯆꯠꯂꯨꯅꯤ ꯂꯩꯁꯥꯕꯤꯅꯦꯅ ꯄꯥꯈꯪꯅ ꯀꯣꯏꯔꯛꯀꯅꯤ ꯑꯗꯨꯒꯤ ꯑꯃꯨꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯅꯨꯄꯤꯗꯗꯤ ꯑꯗꯣ ꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯤ ꯈꯥꯏꯅꯈꯤꯕ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯆꯦꯜꯂꯨꯕ ꯑꯣꯏꯒꯦꯔꯥ ꯃꯥꯅ ꯂꯩꯁꯥꯕꯤ ꯀꯣꯏꯔꯨꯕꯗ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯦꯕ ꯀꯩꯁꯨ ꯌꯥꯝꯅ ꯅꯨꯄꯥ ꯃꯌꯨꯝꯅ ꯏꯈꯟ ꯈꯟꯅꯗꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯌꯥꯝ ꯍꯦꯟꯖꯜꯂꯦ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯁꯤ ꯑꯣꯏꯔꯛꯑꯕꯅꯤ나 ꯈꯪꯉꯛꯑꯦꯕ ꯌꯥꯝꯅꯀꯣ ꯉꯋꯥꯏ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯪꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯈꯪꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯏꯆꯥ ꯆꯥꯎꯔꯛꯑꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦꯕ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯏꯆꯥꯈꯩꯅ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥꯗ ꯂꯣꯏꯅꯃꯛ ꯑꯁ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯖꯅ ꯁꯦꯝꯕꯤꯗꯦ ꯅꯤꯡꯕ ꯊꯨꯡꯗꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯂꯩꯌꯨ ꯍꯥꯏꯕꯗ ꯅꯣꯡ ꯈꯣꯡꯗ꯭ꯔꯤꯐꯥꯎ ꯀꯞꯄꯒ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯂꯩꯗꯦ ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯐꯥꯎ ꯂꯩꯗꯦ ꯀꯥꯏꯅ ꯃꯆꯥꯁꯤꯡꯁꯤꯅ ꯌꯥꯝ ꯄꯦꯟꯗꯕ ꯃꯃꯥ ꯃꯄꯥꯗ ꯂꯩꯌꯦꯕ ꯁꯤ ꯑꯩꯈꯣꯏꯃꯛꯁꯨ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯋꯥꯔꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯖꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯗꯤ ꯌꯨꯗꯒ ꯃꯥꯁꯇꯔꯒ ꯂꯣꯏꯗꯅ ꯗꯦꯜꯂꯤꯗꯒ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯌꯧ ꯃꯇꯣꯟ ꯂꯣꯝꯗꯒ ꯇꯝꯅꯤꯡꯕ ꯃꯄꯥꯟ ꯂꯝꯗꯒ ꯇꯝꯅꯤꯡꯕ ꯑꯗꯩ ꯃꯄꯥꯟ ꯂꯝꯒ ꯇꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏꯁꯤꯅ ꯑꯃꯨꯛ ꯈꯨꯡꯒꯪꯗꯩ ꯍꯧꯔꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯒ ꯇꯝꯅꯤꯡꯕ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯀꯩꯗ ꯖꯤ.ꯄꯤꯗꯒ ꯑꯝꯇ ꯐꯪꯉꯛꯇꯦꯀꯣ ꯑꯗꯣ ꯌꯥꯝ ꯋꯥꯔꯧꯈꯤꯕ ꯏꯃꯥ ꯏꯄꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯈꯤ ꯌꯥꯝ ꯁꯥꯊꯤ ꯋꯥꯔꯧꯈ꯭ꯔꯖꯥꯠꯅꯤ ꯁꯦꯝꯕꯤꯗꯦ ꯈꯣꯠꯄꯤꯗꯦ ꯑꯗꯨ ꯇꯧꯗꯦꯅ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛꯁꯦ ꯀ꯭ꯂꯥꯁ 8 ꯐꯥꯎꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯅ ꯑꯃ ꯂꯩꯅꯒꯅꯦꯕꯀꯣ ꯁꯤꯗ ꯇꯝꯒꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯑꯃꯨꯛ 9, 10ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤ ꯈꯨꯟ 30, 40ꯁꯦ ꯂꯣꯏ ꯄꯨꯟꯗꯣꯏꯅꯤꯀꯣ ꯀ꯭ꯂꯥꯁ 8 ꯐꯥꯎꯗꯤ ꯃꯥꯒꯤ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯁꯦ ꯂꯣꯏ ꯂꯩꯅꯩꯌꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯏꯔꯤꯄꯣꯛ ꯍꯥꯏ ꯁ꯭ꯀꯨꯜꯁꯤꯗ ꯑꯃꯨꯛ 9, 10ꯁꯦ ꯂꯣꯏ ꯄꯨꯟꯗꯣꯏꯕ ꯑꯗꯩ 11, 12ꯁꯦ ꯑꯃꯨꯛ ꯌꯥꯏꯔꯤꯄꯣꯛꯇ ꯏꯅꯣꯁꯦꯟ ꯀꯣꯂꯦꯖ ꯃꯇꯝꯗꯨꯗ ꯑꯗꯩ ꯑꯖꯥꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯅ ꯂꯩ ꯁꯤꯗ ꯑꯃꯨꯛ ꯂꯣꯏ ꯇꯝꯅꯩ ꯑꯗꯨꯒ ꯈꯤꯇꯪ ꯊꯧꯕꯥꯜꯐꯥꯎ ꯑꯃꯨꯛ ꯊꯣꯛꯅꯔꯦꯀꯣ 11, 12ꯁꯦ ꯑꯗꯩ ꯀꯅꯥꯒꯨꯝꯕꯅ ꯑꯃꯨꯛ ꯊꯧꯕꯥꯜꯗ ꯀꯣꯂꯦꯖ ꯇꯝꯕ ꯌꯥꯎꯔꯦ ꯊꯧꯕꯥꯜ ꯀꯣꯂꯦꯖ ꯋꯥꯏꯈꯣꯝ ꯃꯅꯤ ꯒꯥꯔꯜꯁꯇ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯦꯟꯅ ꯊꯣꯛꯀꯦ ꯍꯥꯏꯔꯒꯅ ꯀꯣꯂꯦꯖꯀꯤ ꯊꯥꯛꯇꯅ ꯑꯃꯨꯛ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯑꯃꯨꯛ ꯆꯠꯅꯩꯌꯦꯕ ꯗꯤ.ꯑꯦꯝꯗ ꯖꯤ.ꯄꯤꯗ ꯑꯗꯩ ꯏꯝꯐꯥꯜ ꯀꯣꯂꯦꯖ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯅ ꯇꯧꯅꯗꯅ ꯁꯨꯃꯥꯏꯅ ꯑꯗꯨ ꯑꯩꯈꯣꯏꯁꯤꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ 11, 12ꯁꯨ ꯑꯗꯨꯝ ꯌꯥꯏꯔꯤꯄꯣꯛꯇ ꯇꯝꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯕꯀꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯔꯛꯇꯕꯁꯤꯗ ꯑꯗꯨꯝ ꯌꯥꯝ ꯅꯤꯡꯕ ꯊꯨꯡꯉꯛꯇꯕꯗꯣ ꯍꯧꯖꯤꯛꯈꯛ ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔ ꯈꯪꯉꯦꯕꯀꯣ ꯏꯆꯥꯗꯤ
ꯃꯊꯪ ꯃꯊꯪ ꯆꯥꯎꯁꯜꯂꯛꯄ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯄꯩꯁꯥ ꯆꯪꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤ ꯑꯍꯜ GP ꯇꯝꯃꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯑꯩꯅꯒ ꯈꯟꯒꯦ ꯑꯩ ꯅꯤꯡꯕ ꯊꯨꯡꯗꯁꯨ ꯑꯩ ꯏꯆꯥꯗꯤ ꯍꯌꯦꯡ DUꯗ ꯇꯝꯍꯟꯒꯦ ꯒꯥꯏꯅ ꯑꯗꯨ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯏꯃꯥ ꯏꯄꯥꯗ ꯋꯥꯔꯧꯔꯝꯕꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯈꯪꯉꯦꯕ ꯑꯩꯈꯣꯏꯁꯨ ꯉꯝꯗꯦꯕ ꯅꯤꯡꯊꯨꯡꯅ ꯏꯆꯥꯗꯣ ꯇꯝꯍꯟꯅꯤꯡꯉꯦ ꯈꯣꯠꯍꯟꯅꯤꯡꯉꯦ ꯄꯩꯁꯥꯁꯦ ꯆꯪꯕ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯍꯧꯕ ꯀꯔꯕꯥꯔ ꯅꯨꯡꯕꯥꯔ ꯆꯥꯎꯅ ꯇꯧꯅ ꯖꯣꯝ ꯅꯨꯡꯉꯥꯏꯕ ꯅꯠꯇꯕꯅꯤꯅ ꯑꯗꯩ ꯁꯤꯗ ꯑꯃꯨꯛ ꯁꯃꯥꯖꯀꯤꯅꯤ ꯃꯌꯥꯝꯒꯤꯅꯤ ꯊꯕꯛ ꯆꯦꯜꯂꯦ ꯃꯤ ꯎꯅꯕ ꯂꯥꯛꯄ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯄꯩꯁꯥ ꯇꯥꯟꯗꯅ ꯈꯣꯠꯇꯅ ꯏꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯗꯅ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯊꯕꯛꯅꯦꯅ ꯎꯅꯕ ꯑꯃꯨꯛ ꯂꯥꯛꯁꯜꯂꯤ ꯇꯥꯟꯅꯕꯗꯩ ꯐꯣꯟ ꯇꯧꯔꯛꯏ ꯏꯁꯥꯒꯤ ꯏꯃꯨꯡꯒꯤ ꯃꯇꯝꯐꯧ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯁꯣꯝꯗ ꯑꯌꯥꯝꯕ ꯃꯇꯝꯁꯦ ꯂꯣꯏ ꯃꯥꯡꯉꯛꯄꯅꯤ나 ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯁꯦꯝꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯀꯩꯁꯨ ꯅꯤꯡꯕꯁꯦ ꯊꯨꯡꯗꯦꯕ ꯑꯗꯨꯅ ꯁꯤ ꯃꯇꯝꯁꯤꯗ ꯈꯪꯉꯦꯕꯀꯣ ꯑꯩꯈꯣꯏꯅ ꯉꯋꯥꯏ ꯋꯥꯔꯧꯈꯤꯕꯗꯣ ꯍꯧꯖꯤꯛ ꯈꯛ ꯀꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯅꯦ ꯏꯃꯥ ꯏꯄꯥꯗ ꯋꯥꯔꯧꯈꯤꯕꯗꯣ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯁꯦꯝꯅꯤꯡꯉꯝꯒꯅꯤꯀꯣ ꯉꯝꯗ ꯇꯧꯔꯝꯒꯅꯤꯀꯣꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯅꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯅꯅꯦ ꯑꯩꯈꯣꯏ ꯏꯄꯥꯁꯤꯅ ꯏꯃꯥꯁꯤꯅ ꯑꯩꯈꯣꯏ ꯉꯥꯡꯒꯗꯕ ꯐꯨꯒꯗꯕꯁꯤꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦꯕ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯝ ꯍꯦꯟꯕꯩ ꯈꯣꯠꯄꯩ ꯑꯗꯨꯒ ꯈꯔ ꯆꯥꯎꯈꯠꯂꯛꯈ꯭ꯔꯒꯗꯤ ꯀ꯭ꯂꯥꯁ 7, 8, 9, 10 ꯈꯔ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯒꯠꯂꯒꯅ ꯏꯕꯨꯡꯈꯩꯅ ꯋꯥꯔꯛꯄꯁꯦ ꯁꯤꯁꯦ ꯑꯃꯨꯛ ꯌꯥꯝ ꯂꯩꯅꯔꯝꯃꯦꯕ ꯃꯇꯝꯗꯨꯗꯗꯤ ꯑꯁ ꯑꯩꯈꯣꯏꯒꯗꯤ ꯑꯩꯈꯣꯏ ꯁꯥꯒꯩꯁꯦ ꯌꯥꯝ ꯆꯥꯎꯋꯤꯀꯣ ꯀꯣꯟꯊꯧꯖꯝ ꯁꯪꯁꯥꯡ ꯌꯨꯝꯖꯥꯡ ꯑꯅ ꯏꯕꯨꯡꯁꯦ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯃꯅꯤꯡ ꯊꯣꯛꯑꯦ ꯏꯕꯨꯡ ꯃꯃꯥꯡ ꯊꯣꯛꯑꯦ ꯏꯕꯨꯡ ꯁꯣꯝꯒꯤ ꯌꯨꯝꯗꯁꯨ ꯏꯕꯨꯡ ꯁꯣꯝꯒꯤ ꯌꯨꯝꯗꯁꯨ ꯏꯕꯨꯡ ꯃꯌꯥꯝꯁꯤꯅ ꯈꯣꯡ ꯊꯥꯡꯐꯝ ꯂꯩꯇꯦ ꯑꯗꯨꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯁꯦ ꯏꯕꯨꯡ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯞꯄꯒ ꯆꯥꯎꯔꯛꯄꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯃꯌꯥꯝꯁꯤ나 ꯉꯥꯡꯕ ꯆꯩꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯁꯦꯠꯂꯁꯨ ꯆꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯦꯛꯁꯟꯅ ꯁꯦꯠꯄ ꯆꯥꯕ ꯁꯨꯝ ꯂꯝꯗꯟꯅꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯀ꯭ꯋꯥ ꯅꯨꯡ ꯆꯥꯗ꯭ꯔꯤꯕ ꯑꯩꯈꯣꯏꯗ ꯇꯂꯞ ꯅꯨꯡꯂꯞ ꯆꯥꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯏꯕꯨꯡꯈꯩꯗꯨꯒꯤ ꯈꯨꯗꯣꯜꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯗꯦꯕ ꯃꯣꯏꯅ ꯌꯥꯗꯦ ꯐꯨꯔꯤꯠꯁꯦ ꯑꯩꯈꯣꯏ ꯈꯨꯗꯥꯡ ꯌꯥꯎꯗꯕ ꯂꯤꯠꯄ ꯌꯥꯗꯦ ꯄꯨꯔꯥ ꯑꯀꯛꯄ ꯐꯨꯔꯤꯠ ꯂꯤꯠꯄ ꯌꯥꯗꯦ ꯑꯗꯩ ꯐꯨꯔꯤꯠ ꯑꯀꯣꯠꯄ ꯂꯤꯠꯄ ꯌꯥꯗꯦ ꯉꯛꯁꯝ ꯌꯥꯝ ꯀꯣꯠꯄ ꯐꯨꯔꯤꯠ ꯂꯤꯠꯄ ꯌꯥꯗꯦ ꯑꯗꯩ ꯁꯝ ꯅꯨꯡ ꯑꯉꯥꯡꯕ ꯁꯪꯕꯤ ꯑꯗꯨꯝꯕ ꯌꯥꯗꯦ ꯐꯦꯁꯟ ꯐꯦꯔꯥꯡ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯧꯕ ꯑꯗꯒꯤ ꯀ꯭ꯋꯥ ꯇꯂꯞ ꯁꯨꯝꯕꯁꯤ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯏꯕꯨꯡꯈꯩꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯈꯩꯒ ꯑꯩꯈꯣꯏꯒꯤ ꯒꯥ ꯂꯥꯡꯉꯒ ꯆꯠꯃꯤꯟꯅꯕ ꯅꯨꯄꯥꯈꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯂꯥꯡꯕ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯂꯒ ꯌꯥꯝ ꯅꯣꯛꯑꯒ ꯂꯥꯡꯉꯒ ꯆꯠꯄ ꯌꯥꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯒ ꯅꯨꯄꯥ ꯊꯝꯁꯦ ꯌꯥꯝ ꯀꯤꯅ ꯏꯕꯨꯡꯈꯩꯁꯨ ꯎꯈꯤꯅꯤ ꯎꯅꯕ ꯀꯥꯏꯅ ꯌꯥꯝ ꯍꯩꯅ ꯊꯝꯃꯛꯑꯦꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯅ ꯏꯕꯨꯡꯈꯩꯁꯦ ꯌꯥꯝ ꯀꯤꯅ ꯆꯠꯂꯛꯄ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯐꯤꯖꯦꯠ ꯆꯥꯖꯦꯠ ꯆꯦꯠꯁꯤꯜꯂꯛꯏ ꯑꯩꯈꯣꯏꯅ ꯆꯥꯒꯗꯕ ꯑꯍꯦꯟꯕ ꯆꯤꯟꯖꯥꯛ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡ ꯑꯗꯨꯝ ꯔꯝ ꯊꯛꯄ ꯌꯨ ꯕꯤꯌꯥꯔ ꯗꯨꯗꯥꯅ ꯃꯌꯥꯝ ꯄꯥꯔꯇꯤ ꯆꯠꯄꯒ ꯇꯧꯔꯤꯗꯅ ꯅꯨꯡꯗꯥꯡ ꯆꯠꯄꯒꯥꯅ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯈꯨꯟꯁꯤꯗ ꯊꯥꯕꯜ ꯆꯣꯡꯕ ꯂꯤꯂꯥ ꯇꯧꯕ ꯏꯁꯩ ꯇꯧꯕ ꯁꯤ ꯅꯠꯇꯅ ꯈꯨꯟꯒꯤ ꯋꯥꯡꯃ ꯑꯩꯈꯣꯏ ꯑꯪꯊꯥ ꯋꯥꯡꯈꯦꯝ ꯈꯣꯏꯗꯣꯝ ꯂꯩꯀꯥꯏ ꯀꯥꯏꯅ ꯑꯩꯈꯣꯏ ꯈꯨꯟ ꯊꯪꯅꯕ ꯃꯌꯥꯝ ꯂꯩꯔꯤꯅꯤꯀꯣ ꯑꯗꯨ ꯁꯤ ꯍꯦꯛ ꯊꯪꯅꯕ ꯈꯨꯟꯁꯦ ꯆꯠꯄ ꯌꯥꯗꯦꯕ ꯊꯪꯅꯕ ꯈꯨꯟꯁꯤꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ ꯌꯥꯗꯦ ꯑꯗꯒꯤꯗꯤ ꯏꯁꯩ ꯇꯧꯔꯦ ꯆꯠꯄ ꯌꯥꯗꯦ ꯏꯁꯩ ꯃꯈꯣꯟꯗꯤ ꯇꯥꯕ ꯆꯠꯅꯤꯡꯕ ꯃꯣꯏ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯦ ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯊꯝꯃꯛꯄ ꯑꯊꯤꯡꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁꯥ ꯆꯦꯛꯁꯤꯟꯖꯅꯕ ꯑꯣꯏꯌꯦꯕ ꯁꯨꯃꯥꯏꯅ ꯃꯕꯨꯡꯁꯤꯡꯁꯤꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕ ꯃꯇꯝꯁꯨ ꯍꯧꯖꯤꯛꯁꯦ ꯑꯣꯏꯌꯦꯕꯀꯣ ꯑꯗꯩ ꯌꯥꯝ ꯅꯨꯡꯁꯤꯑꯦ ꯑꯩꯈꯣꯏ ꯏꯕꯨꯡꯈꯩꯁꯦꯀꯣ ꯑꯩꯈꯣꯏꯅꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣই ꯏꯕꯨꯡ ꯔꯟꯖꯤꯠ ꯀꯥꯏꯅ ꯂꯩꯔꯦꯕ ꯃꯣꯏꯁꯤꯅ ꯏꯕꯨꯡꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯕꯅꯥꯟ ꯁ꯭ꯄꯦꯂꯤꯡꯁꯦ ꯌꯥꯝ ꯂꯤꯡꯅ ꯃꯈꯣꯡꯗꯒꯤ ꯁꯦꯝꯕꯤꯔꯛꯄꯗꯣ ꯏꯪꯂꯤꯁꯀꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯒꯤꯁꯨ ꯍꯤꯟꯗꯤꯒꯤꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯥꯅ ꯃꯈꯣꯡ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯑꯃ ꯂꯩꯌꯦ ꯆꯤꯡꯌꯥꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯍꯩꯅꯧ ꯍꯧꯋꯦ ꯁꯤ ꯃꯈꯥꯗ ꯐꯛꯁꯦ ꯊꯥꯔꯒ ꯏꯕꯨꯡꯁꯤꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯊꯤꯟꯁꯦ ꯂꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯑꯦꯕ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯃꯥꯅ ꯑꯗꯨꯒ ꯁ꯭ꯄꯦꯂꯤꯡꯁꯦ ꯑꯔꯨꯝ ꯃꯌꯥꯡ ꯗꯥꯂꯕꯦꯁꯥ ꯁꯤꯖꯤꯟꯅꯒꯗꯕ ꯗꯟꯖꯦꯁꯥ ꯁꯤꯖꯤꯟꯅꯒꯗꯕ ꯑꯗꯩ ꯏꯪꯂꯤꯁꯇꯁꯨ SI ꯁꯤꯖꯤꯟꯅꯒꯗꯕ S ꯈꯛ ꯁꯤꯖꯤꯟꯅꯒꯗꯕꯒꯥꯁꯦ ꯃꯥꯅ ꯁ꯭ꯄꯦꯂꯤꯡꯁꯦ ꯌꯥꯝ ꯃꯥꯅ ꯇꯥꯛꯄꯤꯔꯦꯕ ꯐꯖꯅ ꯑꯗꯩ ꯍꯤꯟꯗꯤꯒꯤꯒꯥꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯁ꯭ꯄꯦꯂꯤꯡꯁꯦ ꯑꯗꯨꯅ ꯃꯈꯣꯡꯗꯣ ꯁꯦꯡꯉꯛꯄꯅꯤꯅ ꯑꯗꯨꯒꯨꯝꯕꯁꯦ ꯁ꯭ꯄꯦꯂꯤꯡꯁꯦ ꯂꯤꯡꯉꯦꯕ ꯑꯗꯣ ꯏꯕꯨꯡꯁꯤꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯍꯩꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯏꯕꯨꯡ ꯂꯥꯛꯄꯇꯤꯒ ꯂꯩ ꯌꯥꯝ ꯖꯥꯠꯊꯩꯕ ꯑꯁ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒ ꯎꯅꯔꯨꯕꯁꯦ ꯏꯆꯦꯈꯩꯁꯦꯀꯣ ꯃꯥꯅ ꯍꯜꯂꯛꯄꯗꯒ ꯒꯥꯔꯤ ꯊꯧꯔꯛꯄꯗꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯄꯥꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯝꯕ ꯂꯩꯗꯥꯏꯅꯦ ꯎꯅꯕ ꯀꯥꯏꯅ ꯎꯅꯕ ꯅꯠꯇꯦꯀꯣ ꯑꯗꯨ ꯎꯔꯛꯄꯒꯁꯦ ꯌꯨꯝꯗ ꯍꯜꯂꯒ ꯉꯥꯏꯔꯒ ꯊꯣꯡꯒꯥꯟꯁꯤꯗ ꯍꯟꯒꯠ ꯍꯟꯗꯥꯒ ꯆꯠꯂꯦꯗꯅꯀꯣ ꯑꯗꯣ ꯁꯦꯟꯗꯅ ꯀꯟꯗꯣꯏꯅꯤꯀꯣ ꯐꯨꯗꯣꯏꯅꯦꯕ ꯅꯨꯄꯥ ꯎꯅꯩ ꯈꯣꯠꯅꯩ ꯑꯗꯨ ꯑꯗꯩ ꯑꯩꯈꯣꯏꯅꯒ ꯁꯥꯎꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯑꯝꯇ ꯄꯥꯟ ꯈꯪꯍꯜꯂꯔꯣꯏꯒꯦꯔ ꯈꯪꯗꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯏꯕꯨꯡꯁꯤꯡꯁꯦ ꯌꯥꯝ ꯊꯤꯕ ꯑꯗꯩꯗꯤ ꯍꯣꯏ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯟꯅ ꯅꯣꯛꯄꯒꯁꯦ ꯀꯩ ꯈꯨꯅꯣꯛ ꯆꯥꯡꯅꯣꯛꯅ ꯉꯥꯡꯉꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯒ ꯀꯩꯁꯦ ꯑꯃꯐꯥꯎ ꯌꯥꯔꯛꯇꯦꯕ ꯑꯗꯩ ꯑꯗꯨꯝ ꯅꯨꯄꯥꯒ ꯇꯤꯟꯅꯕ ꯑꯗꯨꯝ ꯁꯨꯝꯕꯒꯁꯦ ꯑꯝꯇ ꯌꯥꯔꯛꯇꯦꯕ ꯅꯨꯄꯤꯅ ꯅꯨꯄꯤꯒ ꯇꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯥꯛꯂꯛꯄꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯔꯥꯙꯦꯁ꯭ꯌꯥꯝ ꯀꯥꯏꯅꯅꯦ ꯏꯕꯨꯡ ꯅꯤꯜꯀꯃꯣꯍꯟ ꯀꯥꯏꯅ ꯑꯗꯩ ꯏꯕꯨꯡ ꯁꯅꯥꯇꯣꯝꯕ ꯖꯥꯠ ꯌꯥꯝ ꯊꯤꯖꯩ ꯑꯗꯨꯒ ꯏꯕꯨꯡ ꯁꯣꯚꯥ ꯃꯣꯏꯁꯦ ꯏꯕꯨꯡ ꯏꯅꯥꯎꯆꯥ ꯃꯣꯏꯁꯦ ꯖꯥꯠ ꯊꯤ ꯈꯔ ꯃꯣꯏꯁꯦ ꯑꯗꯨꯒꯁꯦ
ꯑꯩꯈꯣꯏ ꯃꯣꯏꯅꯒ ꯃꯄꯥꯟꯗ ꯃꯣꯏꯁꯦ ꯂꯣꯏ ꯂꯥꯏ ꯇꯝ ꯆꯠꯂꯦꯕ ꯑꯗꯣ ꯃꯣꯏꯅꯒ ꯑꯩꯈꯣꯏꯒꯤ ꯑꯐ꯭ꯔꯤꯀꯥ ꯃꯆꯥ ꯑꯗꯒꯤ ꯀꯩꯅꯣ ꯂꯝꯒꯤꯅꯦ ꯐꯣꯔꯦꯅꯔꯒꯁꯦ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯨꯗꯒ ꯃꯣꯏꯒ ꯑꯥꯗ ꯂꯩꯃꯤꯟꯅꯕꯅꯦꯒ ꯂꯥꯛꯑꯦꯕꯀꯣ ꯃꯈꯟ ꯃꯈꯟꯁꯦ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯏꯕꯨꯡꯁꯤꯡꯁꯦ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯏꯕꯨꯡ ꯃꯣꯃꯣ ꯆꯥꯒꯥꯅ ꯃꯥꯁꯤꯅ ꯈꯔ ꯃꯥꯗꯤ ꯏꯪꯉꯦ ꯌꯥꯝꯅꯀꯣ ꯌꯥꯝ ꯁꯥꯎꯒꯟꯗꯦꯕ ꯃꯥꯁꯤꯅ ꯑꯃꯨꯛ ꯃꯥꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯑꯣꯏꯔ ꯂꯩ ꯑꯗꯩ ꯏꯕꯨꯡ ꯏꯅꯥꯎꯆꯥꯒꯥꯏꯗꯣ ꯀꯅꯥꯗꯥꯗ ꯑꯗꯒꯤꯗꯤ ꯕꯦꯡꯀꯣꯛꯇ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯕꯦꯡꯀꯣꯛꯇ ꯍꯟꯇ꯭ꯔꯃꯩꯁꯦ ꯀꯅꯥꯗꯥ ꯊꯕꯛ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯏꯌꯥꯏꯑꯅ ꯑꯩꯈꯣꯏꯅ ꯏꯕꯨꯡ ꯏꯅꯥꯎꯕꯤꯒ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯇꯞꯄꯦ ꯌꯥꯝ ꯏꯪꯉꯦꯕ ꯃꯥꯁꯤꯅ ꯀꯔꯤꯝ ꯉꯥꯡꯗꯕ ꯅꯣꯏꯕꯨ ꯇꯧꯅꯣꯃꯤ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ ꯃꯥꯒꯤꯅ ꯑꯃꯨꯛꯀꯣ ꯏꯕꯨꯡꯁꯤꯡꯁꯤꯗꯁꯨ ꯃꯈꯟꯁꯦ ꯌꯥꯝꯃꯦꯕ ꯑꯗꯩ ꯏꯕꯨꯡꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏ ꯏꯕꯨꯡ ꯎꯇꯔꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯁꯤꯅ ꯑꯃꯨꯛꯅꯦ ꯃꯥꯁꯦ ꯁꯨꯡꯉꯥꯡ ꯉꯥꯡꯉꯣꯏꯕ ꯃꯃꯤꯠꯁꯦ ꯂꯥꯎꯋꯦ ꯃꯥꯁꯦꯀꯣ ꯃꯥ ꯌꯥꯅꯤꯡꯗꯕꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃ ꯂꯩꯊꯣꯛꯈꯤꯗꯣꯏꯕ ꯃꯥꯁꯤꯅ ꯑꯗꯣ ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯏꯕꯨꯡꯗꯣ ꯌꯥꯝ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯏꯕꯨꯡ ꯁꯥꯃꯣ ꯑꯗꯩ ꯏꯕꯨꯡ ꯒꯣꯕꯤꯟ ꯑꯗꯒꯤꯗꯤ ꯕꯣꯕꯣꯏ ꯁꯨꯔꯥ ꯀꯥꯏꯅ ꯁꯟꯖꯤꯠ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯃꯌꯥꯝꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯅꯒ ꯗꯥꯏꯔꯤꯗ ꯐꯝꯃ ꯈꯣꯡ ꯌꯥꯟꯗꯔ ꯐꯝꯕꯁꯦ ꯏꯕꯨꯡꯈꯩꯁꯦ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯈ꯭ꯔꯕ ꯆꯦꯟꯖꯟꯅꯔꯅꯤ ꯑꯩꯈꯣꯏ ꯃꯈꯣꯟꯐꯥꯎ ꯇꯥꯍꯜꯂꯔꯣꯏꯕ ꯑꯩꯈꯣꯏꯗ ꯑꯗꯨ ꯃꯣꯏꯅꯒ ꯖꯥꯊꯤꯕ ꯃꯣꯏꯁꯤꯅꯅꯦ ꯅꯣꯡ ꯐꯥꯗꯣꯛꯀꯁꯨꯅꯦꯀꯣ ꯃꯣꯏ ꯈꯔ ꯑꯃꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯈꯔ ꯆꯥꯎꯈꯠꯂꯛꯄꯗ ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯈꯔ ꯑꯃꯗꯤ ꯊꯤꯔꯝꯗ꯭ꯔꯤ ꯄꯥꯈꯪ ꯑꯣꯏꯔꯤꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏꯒ ꯏꯕꯨꯡꯗꯤ ꯑꯣꯏꯔꯒ ꯊꯧꯕꯨ ꯅꯧꯕ ꯑꯣꯏꯕꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯉꯣꯕꯤ ꯑꯗꯩ ꯅꯅꯥꯎꯒ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒ ꯃꯣꯏꯒꯁꯦ ꯊꯧꯕꯨ ꯅꯧꯕ ꯑꯣꯏꯌꯦꯕ ꯀ꯭ꯂꯥꯁ ꯑꯃꯈꯛ ꯍꯦꯟꯅꯕꯗꯣ ꯑꯗ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩꯌꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥ ꯀꯣꯏꯕꯩ ꯅꯨꯄꯤ ꯀꯣꯏꯕꯩ ꯑꯗ ꯃꯣꯏꯒꯤ ꯀꯣꯏꯕ ꯅꯨꯄꯤꯒꯁꯦ ꯑꯩꯈꯣꯏꯁꯦ ꯐꯥꯔꯝ ꯋꯥꯔꯤꯃꯨꯛ ꯂꯤꯗꯣꯏꯅꯦꯕꯀꯣ ꯅꯣꯡ ꯐꯥꯗꯣꯛꯅ ꯑꯗꯩ ꯅꯣꯏ ꯅꯅꯝꯃ ꯎꯅꯔꯨꯔꯦ ꯉꯁꯤꯗꯤ ꯑꯗꯨꯗꯣ ꯑꯆꯥꯄꯣꯠꯇꯣ ꯂꯩꯔꯝꯃꯦ ꯀꯥꯏꯅꯒꯅꯦ ꯃꯣꯏ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯂꯤꯁꯜꯂꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯗꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅꯒ ꯐꯝꯃꯤꯟꯅꯔꯒ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯑꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯏꯕꯨꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯨꯝꯕꯁꯦ ꯑꯁ ꯃꯣꯏꯁꯦ ꯊꯣꯛꯑꯒ ꯀꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯨꯃꯥꯡꯁꯦ ꯉꯥꯏ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯒꯅꯦ ꯃꯥ ꯂꯥꯛꯑꯦ ꯑꯗꯩ ꯑꯗꯨ ꯂꯥꯛꯑꯦ ꯁꯅꯥꯝꯕꯤ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯏꯅꯥꯎ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯂꯥꯛꯑꯦ ꯊꯣꯏꯕꯤ ꯂꯥꯛꯑꯦ ꯑꯗꯨ ꯂꯥꯛꯑꯦ ꯀꯥꯟꯗꯅꯦ ꯃꯊꯪꯅꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯩꯇꯕꯒꯤ ꯆꯥꯛꯀꯧꯕ ꯂꯥꯛꯇꯕꯁꯨ ꯌꯥꯎꯋꯤꯗꯅ ꯑꯗꯨ ꯂꯥꯛꯇꯕꯁꯨ ꯃꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯕꯨꯡ ꯃꯌꯥꯝꯁꯤꯅꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛꯑꯦꯗꯅ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯃꯌꯥꯝꯁꯦ ꯄꯨꯟꯕꯗ ꯃꯣꯏꯅ ꯍꯔꯥꯎꯖꯩꯕ ꯑꯗꯩ ꯃꯤ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯒꯤ ꯍꯥꯏꯕꯗ ꯄꯨꯟꯕꯁꯦ ꯃꯥꯗꯤ ꯂꯥꯛꯑꯕ ꯑꯗꯨꯗꯤ ꯂꯥꯛꯑꯕ ꯐꯔꯦ ꯑꯗꯩ ꯗꯗꯥ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯑꯗꯩ ꯑꯗꯨ ꯏꯖꯧ ꯑꯩꯈꯣꯏ ꯂꯥꯛꯑꯦꯒ ꯍꯥꯏꯕꯁꯦ ꯑꯣ ꯐꯔꯦ ꯆꯪꯉꯣ ꯑꯉꯥꯡꯈꯩꯗꯤ ꯌꯥꯎꯔꯛꯄ꯭ꯔꯥ ꯑꯗꯨ ꯌꯥꯎꯔꯛꯄ꯭ꯔꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯣꯏꯅ ꯑꯩꯈꯣꯏꯁꯨ ꯇꯧꯋꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯅꯒ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ 2011-12 ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯆꯦꯐꯣꯡ ꯑꯗꯩ ꯋꯨꯃꯦꯟ ꯑꯦꯟ ꯀ꯭ꯔꯥꯏꯝ ꯑꯗꯩ ꯌꯪ ꯋꯨꯃꯦꯟ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯥꯏꯅ ꯑꯍꯥꯟꯕ ꯇꯧꯔꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯑꯗꯩ ꯋꯨꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝ ꯀꯥꯏꯅ ꯇꯧꯔꯛꯄ ꯁꯤꯒꯤ ꯌꯪ ꯑꯩꯈꯣꯏꯒꯤ ꯈꯕꯔꯗ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯀꯩ ꯍꯣꯇꯦꯜ ꯗ꯭ꯔꯥꯏꯚ ꯔꯦꯁꯇꯨꯔꯦꯟ ꯗ꯭ꯔꯥꯏꯚꯀꯤ ꯑꯗꯩ ꯆꯦꯐꯣꯡꯁꯦ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯒꯁꯦ ꯌꯥꯝ ꯆꯈꯠꯂꯛꯄ ꯃꯇꯝꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯏꯕꯨꯡꯁꯤꯡꯁꯤꯅ ꯌꯥꯝ ꯃꯣꯏꯗ ꯆꯥꯎꯊꯣꯛꯆꯕꯗꯣ ꯏꯆꯟꯅꯤ ꯍꯥꯏꯕꯒꯤꯀꯣ ꯀꯩꯅꯣ ꯃꯤꯅꯒ ꯃꯣꯏꯗ ꯇꯥꯟꯅꯔꯛꯄ ꯅꯣꯏ ꯅꯆꯥꯅꯨꯄꯤꯅꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯒ ꯐꯣꯟ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃ ꯑꯩꯒ ꯁꯤꯗ ꯊꯕꯛ ꯇꯥꯃꯤꯟꯅꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯦ ꯀꯥꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤ ꯈꯛꯀꯤ ꯅꯠꯇꯦ ꯑꯩꯈꯣই ꯈꯨꯜꯁꯤꯒꯤꯅꯦ ꯏꯕꯨꯡꯈꯩꯁꯦ ꯑꯗꯩ ꯏꯄ꯭ꯋꯥꯈꯩꯒꯁꯦ ꯃꯣꯏꯒ ꯇꯤꯟꯅꯕꯒꯤ ꯃꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯣꯏꯒꯤ ꯃꯤꯒꯤ ꯏꯆꯦ ꯑꯗꯩ ꯏꯆꯟꯅꯒ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯗꯩ ꯏꯕꯨꯡꯁꯤꯡꯁꯤꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯏꯕ ꯑꯩꯅꯒ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯃꯌꯥꯝꯒ ꯇꯧꯈꯠꯂꯛꯄ ꯃꯃꯤꯡꯒ ꯂꯩꯈꯠꯂꯛꯄꯁꯤꯗ ꯍꯔꯥꯎꯖꯗꯅ ꯑꯗꯩ ꯆꯥꯛ ꯆꯥꯕꯗꯒꯁꯦ ꯂꯛꯅꯗꯅ ꯑꯗꯨ ꯃꯌꯥꯝꯅꯗꯤ ꯑꯩꯁꯦ ꯑꯥꯗꯗꯤ ꯔꯣꯕꯤꯇꯥꯗꯤ ꯀꯅꯥꯝ ꯀꯧꯅꯗꯦꯕꯀꯣ ꯑꯩꯁꯦ ꯏꯅꯥꯎꯅ ꯂꯣꯏ ꯀꯧꯋꯦ ꯃꯌꯥꯝꯒꯤ ꯁꯨꯝ ꯑꯩ ꯃꯈꯥ ꯇꯥꯕ ꯑꯣꯏꯈꯤꯕꯗꯣ ꯑꯗ ꯑꯩꯈꯣꯏ ꯏꯅꯥꯎꯗꯤ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯑꯗꯨꯅ ꯏꯕꯨꯡ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩꯕ ꯑꯩ ꯂꯥꯛꯄꯒꯁꯦ ꯂꯥꯛꯑꯦ ꯃꯦꯗꯥꯝ ꯂꯥꯛꯑꯦ ꯀꯥꯟꯗꯀꯣ ꯐꯥꯒꯤ ꯇꯧꯕꯣꯏ ꯂꯛꯅꯕꯣꯏ ꯑꯗꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯨꯝ ꯁꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯅ ꯇꯧꯕꯁꯦ ꯑꯁ ꯅꯪ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ ꯐꯣꯟꯁꯤꯗ ꯅꯪ ꯅꯀꯣꯟ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯕꯦꯝꯃ ꯂꯧꯗꯁꯨ ꯉꯥꯏꯔꯦ ꯑꯗꯩ ꯏꯕꯨꯡ ꯀꯃꯥꯟꯗꯣꯒ ꯑꯣꯏꯕ ꯂꯩꯕ ꯑꯗꯣ ꯑꯁ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯇꯥꯕꯒꯤ ꯃꯇꯝ ꯉꯥꯏꯕꯗ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯁꯣꯝꯗꯁꯨ ꯊꯥꯒꯠꯂꯛꯀꯅꯤ ꯀꯥꯏꯅ ꯏꯕꯨꯡ ꯃꯌꯥꯝꯁꯤꯅ ꯇꯧꯋꯦꯕ ꯃꯣꯏꯅ ꯁꯨꯝ ꯍꯔꯥꯎꯖꯩꯕ ꯃꯆꯟ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯕꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯃꯕꯨꯡꯁꯤꯡꯅ ꯋꯥꯔꯛꯄ ꯍꯥꯏꯕꯁꯤ ꯂꯩꯅꯗ꯭ꯔꯦꯕ ꯑꯗꯨꯅꯁꯨ ꯑꯌꯥꯝꯕ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯀꯥꯝꯃꯛꯏꯕ ꯑꯗꯩꯗꯤ ꯂꯥꯡꯕ ꯈꯣꯠꯄ ꯈꯠꯄ ꯅꯨꯄꯥ ꯑꯃꯨꯛ ꯊꯝ ꯑꯗ ꯁꯨꯝꯕ ꯍꯦꯟꯒꯠꯂꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯗꯩ ꯅꯨꯡꯗꯥꯡꯗ ꯀꯩꯗ ꯕꯥꯔꯗꯦꯅꯤ ꯑꯗꯨꯏ ꯄꯥꯔꯇꯤꯅꯤ ꯑꯗꯨꯅꯦꯒ ꯆꯈꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯃꯕꯨꯡꯒꯨꯝꯕꯅ ꯋꯥꯔꯛꯄꯩ ꯆꯥꯡꯁꯦ ꯍꯟꯊꯔꯛꯇꯣꯏꯅꯦꯕ ꯑꯗꯨ ꯇꯁꯦꯡꯅꯅꯦ ꯃꯕꯨꯡꯁꯤꯡꯅ ꯋꯥꯔꯛꯍꯟꯅꯤꯡꯉꯦꯕ ꯌꯥꯝ ꯋꯥꯔꯛ ꯆꯦꯜꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯐꯩꯌꯦꯕ ꯑꯩꯈꯣꯏꯗ ꯑꯗꯨꯗꯣ ꯅꯨꯄꯤꯗ ꯅꯝꯖꯟꯕ ꯅꯠꯇꯦꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯦ ꯄꯨꯟꯁꯤꯒꯤ ꯁꯤ ꯁꯣꯏꯗꯅꯕ ꯏꯕꯨꯡꯁꯤꯡꯅ ꯑꯩꯈꯣꯏꯁꯦ ꯒꯥꯏꯗ ꯇꯧꯕ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯥꯝ ꯆꯦꯛꯁꯟꯅ ꯈꯣꯠꯅ ꯁꯨꯃꯥꯏꯅꯒ ꯁꯤꯒꯤ ꯊꯥꯛ ꯌꯧꯖꯗꯅ ꯃꯌꯥꯝꯒꯤ ꯈꯤꯇꯪ ꯇꯧ ꯉꯝꯗꯅ ꯌꯥꯝ ꯆꯦꯛꯁꯟꯅ ꯈꯣꯠꯅ ꯆꯤꯟꯖꯥꯛ ꯍꯥꯏꯔꯣ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯍꯥꯏꯔో ꯑꯩꯈꯣꯏꯅ ꯌꯥꯝ ꯈꯨꯗꯤꯡꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏ ꯏꯕꯨꯡꯁꯤꯡꯗꯨꯒꯤ ꯋꯥꯔꯛꯄꯒꯤ ꯃꯄꯥꯟꯗꯨꯅꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯋꯥꯔꯛꯄꯤꯔꯝꯗ꯭ꯔꯕ
ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯠꯇꯅ ꯂꯥꯡꯗꯅ ꯅꯨꯄꯥ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯊꯣꯛꯇꯅ ꯇꯧꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯏꯕꯨꯡꯁꯤꯡꯅ ꯌꯥꯝ ꯋꯥꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯅꯨꯄꯤꯁꯤꯡꯒꯤ ꯀꯩꯅꯣꯁꯦ ꯀꯦꯔꯦꯛꯇꯔ ꯑꯗꯩ ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯗꯩ ꯃꯥꯏ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯌꯥꯝ ꯁꯣꯏꯊꯔꯛꯄꯅꯤꯅꯀꯣ ꯃꯕꯨꯡꯁꯤꯡꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯨꯝꯕꯁꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯇꯧꯍꯟꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯒꯤ ꯑꯩꯈꯣꯏ 8ꯁꯦ ꯆꯞ ꯃꯥꯟꯅꯅ ꯃꯦꯇ꯭ꯔꯤꯛꯁꯦ ꯊꯥꯃꯤꯟꯅꯩꯕ ꯀ꯭ꯂꯥꯁ 10ꯁꯦꯀꯣ ꯑꯗ ꯑꯩꯈꯣꯏ ꯀꯦꯀꯨꯒꯤ ꯑꯣꯖꯥ ꯃꯇꯝꯗꯨ ꯃꯥꯁꯦ ꯏꯪꯂꯤꯁꯇꯨꯒꯤ ꯃꯃꯤꯡ ꯆꯠꯂꯦ ꯕꯤꯔꯦꯟꯗ꯭ꯔꯣꯅꯀꯣ ꯁꯥꯔꯁꯦ ꯃꯃꯤꯡ ꯆꯠꯂꯦ ꯃꯥꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤꯗ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯝꯗꯥꯏꯁꯦ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯏ ꯀꯥ ꯑꯃꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯁꯇꯣꯞꯀ ꯄꯨꯔꯒ ꯆꯦꯡ ꯑꯗꯩ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯣꯏ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯊꯣꯡꯉꯒ ꯆꯥꯖꯩꯅꯦꯕ ꯂꯥꯏꯔꯤꯛ ꯄꯥꯕꯩ ꯂꯩꯕ ꯑꯣꯖꯥ ꯃꯌꯨꯝꯗ ꯂꯩꯅꯩꯕ ꯑꯗꯨꯝꯕꯁꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯅꯣꯛꯄꯁꯨ ꯌꯥꯝ ꯀꯟꯕ ꯑꯩꯈꯣꯏ 8ꯁꯦ ꯑꯗꯨꯒ ꯃꯣꯏ ꯑꯣꯖꯥꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯑꯃ ꯌꯥꯟꯊꯠꯂꯒ ꯇꯨꯔ ꯂꯩꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯩꯈꯣꯏꯁꯦ ꯄꯔꯦꯡ ꯁꯥꯅ ꯐꯝꯃ ꯏꯔꯨ ꯂꯨꯖꯗꯣꯏꯅꯦꯕ ꯑꯗꯨꯗ ꯅꯣꯛꯇꯣꯏꯅꯤ ꯂꯥꯡꯗꯣꯏꯅꯤ ꯅꯤꯟꯗꯣꯏꯅꯤ ꯑꯗꯣ ꯑꯣꯖꯥꯁꯤꯅꯗꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯗꯣꯀꯣ ꯌꯥꯝ ꯇꯧꯍꯟꯅꯤꯡꯗꯕꯗꯣ ꯑꯗ ꯅꯣꯡꯃꯗꯤ ꯑꯣꯖꯥꯁꯤꯅ ꯁꯨꯃꯥꯏ ꯍꯥꯏꯕ ꯅꯣꯏꯕꯨ ꯑꯁ ꯈꯥ ꯋꯥꯡ ꯊꯪꯅꯕꯈꯩꯁꯤꯅ ꯁꯤꯈꯩꯁꯤꯕꯨ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏ ꯂꯥꯡꯉꯤꯕ ꯈꯠꯅ ꯈꯛꯏꯕ ꯂꯩꯁꯥꯕꯤ ꯃꯆꯥꯅꯕꯨ ꯅꯣꯛꯄꯅ ꯃꯔꯣꯝ ꯍꯧꯔꯤꯕ ꯑꯁꯤꯈꯩꯁꯤꯕꯨꯅ ꯍꯥꯏ ꯃꯦꯇ꯭ꯔꯤꯛ ꯐꯥꯎ ꯑꯝꯇ ꯄꯥꯁ ꯇꯧ ꯉꯝꯃꯣꯏ ꯍꯥꯏ ꯅꯣꯏꯁꯦ ꯑꯩꯗꯤꯅ ꯉꯪꯉꯒ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕ ꯃꯥꯡꯒꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯝꯆꯦꯠꯀ ꯍꯥꯜꯂ ꯐꯝ ꯂꯩꯉꯩꯗꯅꯤꯀꯣ ꯃꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯥꯡꯒꯣꯟꯁꯦ ꯑꯩꯈꯣই ꯁꯥꯔꯣꯏꯒꯤ ꯑꯁꯇꯔ ꯆꯜꯂꯦꯕ ꯉꯥꯡꯅ ꯆꯟꯕꯗꯣ ꯑꯁꯇꯔꯁꯦ ꯑꯗꯩ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯑꯩꯁꯦ ꯀꯔꯤꯕ ꯁꯥꯔ ꯑꯩꯈꯣꯏꯕꯨ ꯃꯣꯏꯅ ꯄꯥꯁ ꯇꯧ ꯉꯝꯃꯣꯏ ꯍꯥꯏꯌꯦꯕ ꯂꯣꯏ ꯇꯧꯕꯤꯒꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯂꯣꯏ ꯄꯥꯁ ꯇꯧꯕꯤꯒꯦ ꯌꯦꯡꯉꯣ ꯍꯦꯛ ꯇꯧꯗ꯭ꯔꯕ ꯁꯥꯔꯒꯤ ꯃꯃꯥꯏ ꯍꯦꯛ ꯉꯥꯛꯄ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯅꯖꯦ ꯍꯥꯏꯔ ꯈꯨꯠꯇꯨꯝꯁꯤꯅ ꯑꯩꯅꯒ ꯑꯩꯈꯣꯏꯒꯤ ꯑꯁꯇꯔ ꯃꯥꯡꯒꯣꯟꯗꯨꯗ ꯇꯣꯛꯀ ꯊꯣꯝꯃꯦꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯉꯥꯔꯤꯒ ꯂꯩꯕ ꯊꯣꯛꯄ ꯀꯩꯅꯣꯝ ꯊꯨꯝꯒ ꯋꯥꯠꯂꯦꯒ ꯂꯩꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯗꯤ ꯏꯟꯈꯠꯂꯛꯄꯅꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕꯗꯣꯀꯣ ꯌꯥꯝ ꯑꯗꯨ ꯂꯩꯁꯥꯕꯤ 5 ꯄꯥꯔ ꯅꯣꯛꯑꯒ ꯂꯥꯡꯉ ꯁꯣꯔꯣꯛ ꯆꯠꯄ ꯑꯁꯤꯗꯤ ꯈꯠꯂꯤ ꯂꯥꯡ ꯍꯦꯛꯇꯗꯤ ꯍꯥꯏꯅꯩꯕ ꯑꯩꯈꯣꯏꯃꯛꯁꯨ ꯍꯥꯏꯌꯦꯕ ꯍꯧꯖꯤꯛꯀꯣ ꯃꯇꯝꯗꯨꯗ ꯑꯗꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯎꯋꯦꯕ ꯀꯔꯤ ꯅꯣꯛꯄꯁꯤꯕꯨ ꯈꯠꯄ ꯁꯤꯡꯕꯒ ꯍꯥꯏꯔꯒꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯩ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩꯀꯣ ꯈꯤꯇꯪ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯝ ꯐꯥꯒꯤ ꯑꯃ ꯇꯧꯔ ꯅꯣꯛꯇꯣꯏꯗꯤ ꯍꯧꯔꯛꯑꯕ ꯅꯣꯛꯄꯗꯤ ꯑꯗ ꯅꯥꯆꯤꯟ ꯈꯨꯝꯃꯨ ꯂꯩꯁꯥꯕꯤꯅ ꯀꯟꯅ ꯅꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯈꯨꯝꯃꯒ ꯏꯛ ꯑꯅ ꯇꯧꯅꯒꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯈꯠꯂꯦ ꯍꯥꯏꯔꯛꯀꯅꯤꯅ ꯆꯤꯟꯒ ꯈꯨꯝꯃꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯑꯣꯖꯥꯁꯤꯅ ꯃꯥꯁꯤꯅ ꯑꯩꯈꯣꯏꯁꯦ ꯃꯤꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ ꯏꯀꯥꯏꯖꯕꯗꯣ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅꯗꯤ ꯂꯥꯡꯈꯠꯂꯛꯄꯅꯤꯅ ꯑꯩꯈꯣꯏ ꯈꯔ ꯄꯥꯈ꯭ꯔꯗꯤ ꯁꯤꯅꯥ ꯀꯤ ꯄꯣꯟꯇꯦꯗꯣ ꯑꯗꯩꯗ ꯑꯩꯈꯣꯏꯁꯨ ꯀ꯭ꯂꯥꯁ 10ꯗꯣ ꯂꯣꯏ ꯄꯥꯁ ꯇꯧꯔꯛꯑꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯁꯥꯔꯗꯣ ꯃꯥ ꯑꯩꯈꯣꯏ ꯂꯣꯏ ꯄꯥꯁ ꯇꯧꯕꯤꯔꯛꯀꯦꯗ ꯇꯧꯕꯤꯔꯦꯅꯦ ꯂꯦꯇꯔꯐꯥꯎ ꯆꯠꯊꯣꯔꯛꯑꯦ ꯀꯥꯏꯅꯀꯣ ꯑꯩꯁꯦ ꯂꯦꯇꯔ ꯆꯠꯂꯒ ꯀꯩꯅꯣꯝ ꯁꯦꯀꯦꯟꯗ ꯌꯥꯎꯏꯗꯅ ꯑꯗ ꯑꯩꯈꯣꯏꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯕꯁꯦ ꯂꯦꯇꯔꯒ ꯆꯠ ꯉꯝꯃꯕ ꯑꯗꯨ ꯁꯦꯀꯦꯟꯗꯒ ꯌꯥꯎ ꯉꯝꯃꯗꯤ ꯌꯥꯝ ꯂꯥꯏꯔꯤꯛ ꯍꯩꯔꯦꯅ ꯈꯟꯅꯩꯕ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯕꯁꯦ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯁꯤꯅ ꯑꯃꯨꯛ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯛꯀꯗꯕꯅꯤ ꯑꯗꯩ ꯁꯔꯀꯥꯔꯒꯤꯗ ꯇꯝꯕꯅ 3rd ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯛꯀꯗꯕꯅꯤ ꯀꯥꯏꯅꯀꯣ ꯑꯗꯒꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯕꯁꯤꯅ ꯈꯔ ꯍꯩꯕꯅ ꯁꯦꯀꯦꯟꯗ ꯌꯥꯎꯔꯛꯀꯅꯤ ꯑꯗꯩ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯇꯝꯕꯁꯤꯅ ꯈꯔ ꯍꯩꯇꯕꯁꯤ나 ꯁꯦꯀꯦꯟꯗ ꯌꯥꯎꯔꯛꯀꯅꯤ ꯀꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯇꯝꯕꯩ ꯍꯩꯇꯕꯗꯨꯒ ꯁꯔꯀꯥꯔꯒꯤꯗ ꯇꯝꯕꯒꯤ ꯑꯍꯩꯕꯗꯨꯒ ꯃꯥꯟꯅꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅꯒ ꯑꯣꯖꯥꯗꯨꯒꯤ ꯃꯥꯅ ꯏꯀꯥꯏꯕ ꯃꯤꯅꯒ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯃꯃꯥꯏꯗꯣ ꯉꯥꯛꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁ ꯌꯥꯎꯕꯤꯔꯦꯅꯦ ꯃꯥꯅ ꯃꯃꯥꯏꯗꯣ ꯏꯀꯥꯏꯔꯝꯃꯔꯣꯏꯅꯦ ꯃꯣꯏ ꯃꯤ ꯃꯌꯥꯝꯅꯒ ꯑꯩꯈꯣꯏꯁꯦ ꯑꯝꯇ ꯄꯥꯁ ꯇꯧ ꯉꯝꯃꯣꯏ ꯁꯤꯕꯨ ꯄꯥꯁ ꯇꯧ ꯉꯝꯒꯗ꯭ꯔꯒ ꯍꯥꯏ ꯍꯥꯏꯕꯗꯣ ꯒꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯃꯈꯛꯅꯅꯦ ꯑꯩꯈꯣꯏꯗ ꯂꯩꯕ ꯏꯕꯦꯝꯃ ꯑꯃꯈꯛ ꯑꯩꯅ ꯃꯆꯥ ꯅꯨꯄꯤ 2ꯅꯤ ꯑꯗꯨ ꯃꯥꯏ ꯅꯨꯄꯥꯗꯣ ꯃꯄꯨꯔꯣꯏꯕꯗꯣ ꯅꯨꯄꯤ ꯑꯃ ꯂꯣꯜꯂꯒ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯁ ꯑꯩꯅꯦ ꯉꯛꯏꯀꯣ ꯉꯁꯥꯏꯅ ꯁꯦꯕꯥ ꯁꯦꯕꯤ ꯑꯩꯒꯤ ꯌꯥꯝ ꯐꯖꯅ ꯇꯧꯋꯤ ꯀꯥꯏꯅ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯠꯇꯁꯨ ꯂꯤꯗꯅ ꯑꯉꯥꯡ ꯃꯥꯒꯤꯗꯣ ꯆꯍꯤ 2.5 ꯉꯥꯏꯔꯤ ꯌꯥꯝ ꯄꯤꯕꯀꯣ ꯑꯉꯥꯡ ꯑꯇꯣꯝꯕꯤꯁꯦ ꯑꯍꯟꯗꯨꯅ ꯆꯍꯤ 5 ꯈꯛꯇꯅꯦꯕꯀோ ꯑꯗꯨꯒꯤ ꯑꯉꯥꯡ ꯄꯤꯕ ꯆꯍꯤ 2.5ꯗꯣ ꯃꯕꯣꯛ ꯈꯣꯟꯖꯦꯜꯒꯁꯦ ꯅꯨꯡꯁꯤꯖꯥꯅꯤ ꯑꯩꯉꯣꯟꯁꯤꯗꯅꯦ ꯃꯉꯣꯟꯗ ꯑꯩꯁꯤꯗ ꯏꯕꯣꯛ ꯀꯧ ꯑꯗꯨ ꯀꯧꯁꯦ ꯀꯅꯥꯝ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯉꯣꯟꯗ ꯃꯥꯅ ꯕꯣꯕꯣꯛ ꯀꯧꯋꯦꯕꯀꯣ ꯑꯗꯨꯒꯗꯤ ꯃꯃꯥꯁꯤꯁꯨ ꯑꯉꯥꯡꯅꯤ ꯉꯟꯅ ꯃꯌꯨꯝ ꯄꯥꯜꯂꯤꯅꯤ ꯆꯍꯤ 30 ꯁꯨꯄꯣꯟꯇ꯭ꯔꯤꯕ ꯑꯗꯨꯒꯗꯤ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯈꯔꯅꯤ ꯄꯨꯔꯥ ꯑꯃꯨꯛ ꯂꯩꯕ ꯑꯥꯗ ꯑꯃꯨꯛ ꯁꯪꯒꯥꯏꯗ ꯑꯃꯨꯛ ꯂꯩꯔꯨꯕ ꯇꯧꯋꯦꯕ ꯄꯤꯛꯏꯕꯅꯤꯅ ꯑꯗꯣ ꯌꯥꯝ ꯍꯩꯅ ꯂꯩꯕ ꯑꯉꯥꯡ ꯆꯍꯤ 2.5ꯗꯨꯅ ꯃꯃꯥꯗꯣ ꯊꯤꯗꯦ ꯍꯥꯏꯕ ꯑꯥꯗ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒ ꯂꯩꯃꯤꯟꯅꯕꯗ ꯑꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯤꯛꯃꯜꯂꯤ ꯈꯔꯁꯨ ꯂꯧꯈꯠꯂꯣꯅ ꯑꯃꯨꯛ ꯍꯟꯗꯛꯁꯦ ꯑꯩꯅ ꯂꯧꯈꯠꯍꯜꯂꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯩꯍꯜꯂꯦꯕ ꯕꯣꯕꯣꯛ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯕꯣꯕꯣꯛ ꯅꯪ ꯍꯜꯂꯛꯑꯕꯣꯅ ꯑꯩꯐꯧꯗ ꯑꯉꯥꯡꯗꯨꯃ ꯂꯩꯕꯗꯅꯦ ꯑꯩꯁꯦ ꯑꯆꯥꯄꯣꯠ ꯂꯩꯕꯩ ꯃꯇꯝ ꯁꯨꯡꯁꯪ ꯁꯪꯗꯦꯕ ꯑꯩꯁꯦ ꯏꯆꯥꯈꯩꯒꯤ ꯏꯆꯥ 3ꯁꯤꯒꯤ ꯑꯩ ꯑꯆꯥꯄꯣꯠ ꯅꯣꯡꯇ ꯂꯩꯔ ꯍꯟꯖꯟꯗꯦ ꯑꯩ ꯊꯕꯛ ꯆꯠꯄ ꯑꯩ ꯅꯨꯄꯥꯅ ꯉꯥꯡꯗꯅꯕ ꯉꯟꯅ ꯍꯟꯖꯜꯍꯧꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯉꯥꯡꯗꯨ ꯂꯩꯔꯕꯅꯤꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯀꯩꯅꯣꯝꯇꯁꯨ ꯂꯩꯔ ꯍꯟꯖꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯒꯥꯔꯤ ꯅꯨꯡꯁꯤꯕꯒꯤ ꯑꯩ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯔꯒꯗꯤ ꯃꯥ ꯆꯦꯟꯁꯤꯜꯂꯛꯀꯅꯦꯕ ꯕꯣꯕꯣꯛ ꯅꯪ ꯍꯜꯂꯛꯑꯕꯣꯅ ꯑꯗꯨꯒꯤ ꯑꯉꯥꯡ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯧꯈ꯭ꯔꯕꯗꯨꯕꯨ ꯑꯁ ꯀꯔꯤꯝ ꯍꯦꯛ ꯅꯨꯡꯁꯤꯕ ꯉꯝꯗꯒꯩ ꯃꯥꯅ ꯅꯨꯄꯤ ꯂꯣꯜꯂ ꯂꯩꯊꯣꯛꯏꯗꯣ ꯑꯩ ꯃꯗꯨꯃꯨꯛ ꯉꯛꯄ ꯑꯩ ꯀꯩꯅꯣ ꯂꯩꯇꯦ
ꯍꯣꯏ ꯑꯗꯨꯗꯩꯗꯤ ꯉꯍꯥꯟꯗꯤꯅꯦ ꯍꯧꯖꯤꯛꯀꯤ ꯃꯧꯁꯤꯅꯅꯦ ꯃꯧ ꯃꯆꯥꯁꯤꯅ ꯏꯁꯩ ꯑꯃꯈꯛ ꯁꯛꯑꯝꯃꯦꯕꯀꯣ ꯑꯩꯁꯦ ꯅꯣꯛꯄꯗ ꯏꯁꯩꯁꯤꯀꯣ ꯑꯩꯅ ꯃꯁꯤꯗꯗꯤ ꯑꯩ ꯍꯥꯏꯔꯅꯤ ꯅꯪ ꯏꯁꯩꯗꯣꯅ ꯑꯩꯅ ꯄꯣꯏꯟ ꯇꯧꯔꯒ ꯑꯩꯁꯦ ꯌꯥꯝꯁꯨ ꯀꯥꯎꯒꯜꯂꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤ ꯑꯩꯁꯦ ꯏꯁꯜꯂ ꯊꯝꯃꯕꯅꯤꯀꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯛꯑꯦ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗ꯭ꯔꯥꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯣ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯑꯩꯗꯤ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯍꯧꯔꯣꯏ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯗ ꯃꯥꯅ ꯁꯛꯑꯝꯃꯤꯁꯤꯅ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯑꯩꯗꯤ ꯌꯦꯡꯉꯒ ꯂꯩꯍꯧꯔꯦ ꯁꯦꯝꯗꯣꯛꯑꯒ ꯑꯩꯅ ꯀꯔꯤꯕ ꯅꯪ ꯏꯁꯩꯗꯣ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯨꯒꯤꯅꯦ ꯃꯥ ꯑꯗꯨꯝ ꯆꯥ ꯂꯩꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯌꯦꯡꯉ ꯂꯩꯍꯧꯔꯦ ꯁꯦꯝꯗꯣꯛꯆꯔꯛꯑꯕ ꯑꯗꯒꯤꯗꯤ ꯀꯔꯤ ꯈꯥꯡꯕ ꯀꯜꯂꯒ ꯃꯤꯒꯤ ꯑꯣꯏꯒꯤ ꯉꯥꯏꯕ ꯀꯜꯂꯒ ꯉꯥꯏꯕ ꯀꯜꯂ ꯃꯤꯒꯤ ꯑꯣꯏꯒꯤ ꯈꯥꯡꯕ ꯀꯜꯂ ꯈꯣꯟꯊꯤ ꯆꯥꯏꯒ ꯍꯥꯏꯅꯦꯕ ꯃꯥꯅ ꯃꯣꯏ ꯃꯤꯈꯩꯁꯤꯅ ꯑꯣꯏꯔꯣꯏ ꯑꯁꯤ ꯅꯨꯄꯥꯁꯤ ꯑꯣꯏꯔꯣꯏ ꯑꯅ ꯌꯥꯝ ꯉꯥꯡꯕꯗꯣ ꯃꯥꯅ ꯑꯗꯨꯝ ꯈꯥꯡꯈꯤꯗꯅꯀോ ꯑꯗꯩ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯁꯤ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦꯕ ꯃꯆꯥ ꯑꯅꯤꯁꯤꯒ ꯃꯥꯅ ꯑꯩꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯡꯈ꯭ꯔꯦ ꯑꯩ ꯍꯥꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯒ ꯑꯃꯨꯛ ꯐꯖꯅ ꯂꯩꯃꯤꯟꯅꯒꯗ꯭ꯔꯅ ꯉꯥꯏꯖꯔꯤꯅꯦꯕ ꯑꯗꯨꯅꯦ ꯉꯥꯏꯕ ꯀꯜꯂ ꯃꯤꯒꯤ ꯑꯣꯏꯈꯤ ꯑꯗꯨꯅꯦꯕ ꯑꯗꯩ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯑꯩꯗꯤ ꯌꯦꯡꯉꯒ ꯂꯩꯍꯧꯔꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯅꯣꯛꯑꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯁꯤꯗꯅꯀꯣ ꯀꯩꯅꯣꯁꯦ ꯀꯩꯁꯨ ꯅꯠꯇꯕꯗꯅꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯦꯁꯁꯦ ꯊꯦꯡꯅꯕꯗꯀꯣ ꯃꯔꯩꯁꯦ ꯌꯥꯝ ꯀꯟꯅꯕ ꯍꯟꯊꯗꯕ ꯅꯨꯄꯤꯅꯁꯨ ꯍꯟꯊꯗꯕ ꯅꯨꯄꯥꯅꯁꯨ ꯅꯨꯡꯁꯤꯕ ꯌꯥꯎꯗꯕ ꯁꯤꯗ ꯌꯥꯝ ꯁꯣꯏꯅꯩꯌꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯁꯨꯅꯦ ꯌꯨꯝ ꯄꯥꯜꯂꯤꯅꯦꯕꯀꯣ ꯏꯄꯨꯔꯣꯏꯕꯩ ꯃꯈꯥꯗ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯅꯦ ꯈꯪꯉꯦꯕ ꯌꯨꯝ ꯄꯥꯟꯕꯩ ꯀꯩꯅꯣ ꯅꯨꯄꯥꯒꯤ ꯋꯥꯉꯥꯡ ꯋꯥꯇꯥ ꯆꯩꯒꯟꯕ ꯉꯥꯡꯒꯟꯕꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯉꯥꯡꯉꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯇꯧꯋꯦꯅ ꯍꯥꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯁꯨ ꯇꯥꯛꯑꯦꯕ ꯏꯕꯦꯝꯃ ꯈꯔꯗꯤ ꯉꯥꯡꯒꯟꯕꯅꯤ ꯅꯨꯄꯥꯁꯦ ꯈꯔꯗꯤꯅꯦ ꯃꯄꯥ ꯑꯃꯁꯦ ꯄꯟꯒꯟꯕꯅꯤ ꯃꯃꯥ ꯃꯄꯥ ꯄꯟꯒꯟꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯅꯨꯄꯥꯁꯦ ꯑꯗꯨ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯅꯨꯄꯥꯒꯤ ꯍꯧꯅꯕꯤꯅꯤ ꯑꯗꯣ ꯀꯥꯏꯅꯀꯣ ꯑꯗ ꯅꯣꯡꯃ ꯑꯃꯅ ꯃꯧ ꯑꯃꯅ ꯀꯦꯁ ꯑꯃꯗ ꯋꯥꯔꯤ ꯑꯃꯈꯛ ꯌꯥꯎꯈꯤꯕ ꯑꯩꯅ ꯃꯇꯦꯛ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯄ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯣꯏ ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤꯔꯛꯇ꯭ꯔꯥ ꯅꯣꯏ ꯅꯃꯥ ꯅꯄꯥꯗꯣ ꯀꯧ ꯀꯥꯏꯅ ꯅꯃꯥ ꯅꯄꯥꯁꯦ ꯌꯥꯝ ꯍꯥꯏꯒꯟꯕ ꯑꯗꯨꯗ ꯃꯥꯅ ꯈꯟꯂꯦꯀꯣ ꯃꯥꯅ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯦꯌꯦ ꯀꯔꯤ ꯅꯪꯅ ꯏꯃꯥ ꯏꯄꯥ ꯄꯟ ꯌꯥꯕ꯭ꯔꯥ ꯏꯃꯥ ꯏꯄꯥꯅ ꯀꯩ ꯁꯣꯛꯏ ꯀꯩ ꯂꯥꯛꯑ ꯆꯣꯡꯁꯤꯜꯂ ꯍꯦꯛꯇ ꯈꯠꯅꯗꯅ ꯈꯣꯠꯆꯤꯟꯅꯒ ꯈꯣꯠꯇꯠꯅꯗꯅ ꯃꯕꯥꯏꯁꯦ ꯇꯧꯋꯦ ꯑꯗꯩ ꯁꯨꯝ ꯄꯜꯂꯛꯑꯃꯤꯅꯀꯣ ꯃꯆꯥꯁꯤꯅꯗꯤ ꯅꯥꯎꯔꯣꯟ ꯑꯃꯅꯤ ꯁꯨꯖꯜꯂꯦ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ 3 ꯅꯨꯄꯥꯅ ꯁꯨꯔꯛꯑꯃꯤꯅ ꯁꯨꯝ ꯉꯥꯡꯉꯛꯑꯃꯤꯅ ꯍꯩꯅꯔꯛꯑꯕꯗꯣ ꯑꯗꯩ ꯃꯥꯁꯦ ꯂꯥꯁꯇꯗꯤ ꯈꯜꯂꯦꯌꯦ ꯃꯥꯅ ꯍꯥꯏꯅꯤꯀꯣ ꯀꯥꯏꯔꯦ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪꯅ ꯃꯣꯏ ꯏꯃꯥ ꯏꯄꯥ ꯄꯟꯅꯤ ꯅꯣꯏ ꯅꯆꯟ ꯅꯨꯄꯤ ꯅꯆꯦ ꯃꯌꯨꯝ ꯄꯥꯟꯒꯦꯗꯨꯅ ꯑꯃꯨꯛ ꯃꯣꯏ ꯅꯨꯄꯥꯗꯨꯅ ꯅꯪ ꯅꯃꯥ ꯅꯄꯥꯁꯦ ꯑꯃꯨꯛ ꯄꯜꯂꯝꯒꯅꯤ ꯑꯥꯗ ꯑꯗꯒꯤ ꯆꯞ ꯃꯥꯟꯅꯕꯗꯣ ꯑꯗꯩ ꯑꯩ ꯏꯕꯨꯡ ꯏꯄ꯭ꯋꯥꯅꯁꯨ ꯑꯥꯗ ꯂꯩꯔꯤꯕ ꯏꯅꯝꯃꯁꯤꯡꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯑꯃꯨꯛ ꯄꯜꯂꯝꯒꯅꯤ ꯀꯩ ꯃꯊꯧ ꯇꯥꯔꯦ ꯏꯃꯥꯟ ꯃꯥꯟꯅꯔꯦꯅ ꯗꯔꯀꯥꯔ ꯑꯣꯏꯔꯛꯇ꯭ꯔꯦꯅ ꯃꯥꯅ ꯍꯥꯏꯈꯤꯕꯀꯣ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯅꯣꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯗꯣꯛꯄ ꯑꯃꯁꯨ ꯆꯪꯉꯦꯕ ꯍꯣꯏ ꯃꯥꯅꯦ ꯑꯗꯒꯤ ꯃꯆꯥ ꯃꯇꯦꯛ ꯃꯌꯥꯗ ꯌꯥꯝ ꯈꯟꯖꯟꯅꯕ ꯍꯣꯏ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕꯗ ꯅꯨꯄꯤꯁꯤꯅ ꯃꯄꯥꯝꯗ ꯑꯩꯈꯣꯏ ꯅꯥꯏ ꯀꯥꯏꯅ ꯑꯍꯤꯡ ꯑꯃ ꯂꯦꯛꯎꯕꯩꯒ ꯑꯔꯧꯅꯗꯅꯀꯣ ꯇꯧꯋꯦꯕ ꯗꯥꯛꯇꯔ ꯆꯧꯔꯒ ꯍꯜꯂꯛꯄꯁꯤꯗ ꯌꯨꯝꯗ ꯂꯩꯍꯧꯔꯒꯦ ꯑꯩ ꯌꯨꯝꯗ ꯅꯥꯔꯛꯑꯗꯤ ꯃꯤꯁꯦ ꯃꯥꯏ ꯃꯤ ꯎꯅꯤꯡꯕ ꯄꯣꯊꯥꯅꯤꯡꯉꯛꯄꯗꯣ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯗꯗꯤ ꯃꯥꯏꯅ ꯅꯥꯔꯦꯅ ꯇꯨꯝꯊꯣꯛꯑ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯒꯤ ꯂꯩꯕꯗꯒ ꯅꯥꯔꯒ ꯃꯌꯨꯝ ꯂꯩꯍꯧꯏꯒ ꯋꯥꯔꯧꯗꯅ ꯀꯧꯕ ꯆꯠꯇꯕ ꯁꯣꯝꯅꯁꯨ ꯂꯧ ꯂꯥꯛꯇ꯭ꯔꯗꯤ ꯊꯤꯜꯂꯣꯏ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯔꯩ ꯇꯧꯅꯔꯒꯅꯦ ꯑꯗꯩ ꯅꯨꯄꯤꯒ ꯅꯨꯄꯥꯁꯤꯒ ꯃꯕꯥꯅꯤꯅ ꯐꯃꯨꯡꯗ ꯉꯪꯅꯈꯤꯕ ꯁꯥꯎꯅꯈꯤꯕ ꯃꯔꯩ ꯇꯧꯅꯈꯤꯕ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯟ ꯃꯆꯦꯗ ꯍꯨꯟꯈꯤꯕ ꯌꯣꯟꯈꯤꯕ ꯃꯉꯣꯟꯗ ꯃꯥꯏ ꯅꯨꯄꯥꯅ ꯄꯥꯎ ꯇꯝꯖꯈꯤꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯃꯄꯥꯝꯒꯤ ꯃꯤ ꯎꯁꯤꯠꯇꯅ ꯉꯥꯡꯈꯤꯕ ꯈꯠꯅꯕꯗ ꯃꯔꯩꯗ ꯑꯗꯨꯁꯦ ꯂꯣꯏ ꯇꯝꯊꯣꯛꯅꯔꯅꯤ ꯃꯥꯏ ꯃꯤꯗ ꯑꯗꯨ ꯍꯥꯏ ꯃꯥꯅ ꯑꯗꯨ ꯍꯥꯏ ꯑꯗꯨ ꯇꯧꯔꯒꯅꯦ ꯑꯗꯨꯁꯦ ꯑꯃꯨꯛ ꯑꯗꯩ ꯁꯥꯒꯠꯅꯔꯅꯤ ꯃꯥꯏ ꯏꯔꯥꯡꯁꯦ ꯇꯧꯔꯒ ꯈꯟꯅꯕꯁꯦ ꯆꯥꯎꯊꯣꯛꯅꯔꯒꯅꯦ ꯑꯩꯈꯣꯏꯗ ꯋꯥꯇꯦꯝꯕꯤꯌꯣꯅ ꯂꯥꯛꯄ ꯌꯥꯎꯋꯦꯕ ꯑꯗꯣ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯀꯥꯟꯗꯗꯤ ꯀꯔꯤꯝ ꯌꯥꯎꯗꯕ ꯀꯩꯁꯨꯝ ꯅꯠꯇꯕꯤꯗ ꯃꯣꯏꯒꯩ ꯄꯪꯁꯥ ꯁꯥꯒꯠꯅꯕ ꯑꯗꯩꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯁꯦ ꯄꯥꯜꯂꯛꯏꯕꯅꯦꯕꯀꯣ ꯏꯆꯥ ꯑꯍꯨꯝ ꯄꯣꯛꯇꯅ ꯑꯗ ꯑꯩꯗꯤ ꯀꯔꯤꯝꯇꯅꯦ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯋꯨꯃꯦꯟ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏ ꯑꯗꯨ ꯑꯣꯏ ꯅꯨꯄꯤꯁꯦ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯂꯩꯔꯣꯏꯗꯕꯅꯦ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯐꯨꯔꯒ ꯈꯣꯠꯂꯒ ꯉꯥꯡ ꯑꯩꯈꯣꯏ ꯀꯩꯗꯧꯕꯩ ꯈꯥꯡꯗꯣꯏꯕ ꯆꯞ ꯃꯥꯟꯅꯩ ꯔꯥꯏꯠ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯁꯨ ꯏꯟꯖꯜꯂꯣꯏꯕ ꯀꯩꯗꯧꯉꯩꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯁꯤꯅ ꯍꯦꯛ ꯂꯩꯔꯤꯉꯩꯅꯦ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗ ꯅꯨꯄꯤꯒ ꯅꯨꯄꯥꯒꯁꯦ ꯈꯤꯇꯪ ꯅꯦꯝꯅ ꯈꯤꯇꯪ ꯋꯥꯡꯅ ꯑꯃꯅ ꯈꯤꯇꯪ ꯍꯟꯊꯕ ꯑꯃꯅꯈꯤꯇꯪ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯅꯤꯁꯦ ꯌꯥꯎꯗꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯆꯞ ꯃꯥꯟꯅꯒꯦ ꯍꯥꯏꯔꯗꯤꯅꯦ ꯌꯨꯝ ꯑꯝꯇ ꯄꯥꯜꯂꯣꯏ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯃ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯈ꯭ꯔꯗꯤ ꯈꯥꯏꯅꯔ ꯃꯥꯏ ꯊꯣꯛ ꯄꯨꯡꯂꯩ ꯂꯩꯅꯕ ꯑꯃꯒ ꯑꯃꯨꯛ ꯀꯣꯏꯅ ꯑꯃꯒ ꯑꯃꯨꯛ ꯑꯃꯗ ꯑꯃꯨꯛ ꯄꯥꯟ ꯑꯗꯨꯃꯥꯏꯅ ꯄꯨꯔꯥ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯇꯨꯡꯒꯤ ꯈꯟꯗꯕꯤꯗ ꯂꯩꯅꯔꯁꯦ ꯍꯥꯏꯔꯗꯤ ꯄꯪꯈꯥꯏ ꯈꯥꯏꯅꯔꯣ ꯅꯨꯄꯥꯅ ꯈꯨꯕꯥꯛ ꯁꯦꯠ ꯊꯥꯕꯩꯁꯨ ꯈꯥꯏꯅꯔꯣ
khara ngang bai ju khaina ro ado khitang de nupi na ne khoi pali ba yum je kai da na ba gi handa da ba su ya de ha ba ma di sima de khoi na khang ga dau ne ba da sige mung marum da ne kai da wa da khoi gi nupa jina ne nung si ba ji yaw ga dam ne ba nupi ji da ado nupa jina nung si ba je yaw rak tra ga di ne nupi na khang ba ngam moi ba ado khoi ju khoi yum pali je khoi ipuroi ba khoi gi lai ri ba je chati gar ba jani ko khoi gi morok met pa ji nupa gi morok pa ji karom da hap ka ne ha ju soi ba ya ba mi na te ba khoi na chat pa thabak se mawon da gi pung asuk ta la ka ni ai chali je si ne ha da khoi gi yam chon tha na ina haning matam da hanjan ba ya ba na te ko yam wa na khoi na haina ra ga ngang na ra ga khoi gi chai sing ga pha na pi tho pi ja tho ga ko tap na khoi gi sor pung bang ga ji yeng ga ai nga se ti si lai ye si sa uge ga ha ga yamna admaina haina khona tawrakan da khoi ju yum je pala ine ba kitang thengak pa kholak pa tawrak pa da phone je tawra ini law ra ga kedau dige sinu pa ga hongna bi ne ba ko aduna ya dro admain dum lai ga bro adai imung ki kaim khan dro ba admain taw doi na yum pa lu ya dro law toi ne ba ko adu akhoi je dum handa ra ga ne as ya da ni hala ge khola ga dai ki ne yum jang doi ni adai pai na pom na lai ki doi ni ado khoi na sia ta ni du da thabaka taw sanaraga ade ke tang sor hon dare ingda gare nem da gare hai kanda khoi je mai nak chang doi ni almai tor ga khoi ju adjust taw ha ba duga khoi nu pa gi di khoi na phone tawrak pa taw ba da moi da ko moi na parak ta bai di khoi na ju phone parak te du khoi ke ju hai de ba ado moi na once phone tawrak pa da khoi na pa hau da ba gi di cái đâu phone pai đi no hai je nu pa ayam ba taw gal li ko akhoi gi nu pa ju ma ne phone tawrak pa je pai du se de ma na tawrak pa phone da ne waiting lai ba mi nga wai sari na mai phone pai ka lo da ba ga ya ba na te kana gi akhoi da di prime minister ga ai wari cha jano ba DGP ga wai cha jano ba ai ko akhoi manipur gi chief minister wai cha jano ba ko ma lo de ai nu pai phola di chat pai khatoi me ba pai khataba ya ba na te ha ba ko mani ado adu bogi adai phone je koina kainom chala ju kainom to imang ja thamaga ne meeting toroba function toroba lu ma tam je phone pai khat ya da ba je mi ta ki phone je pai khat la roi ai no pa ji di yeng a lai doi ni ko ek lak pa pai hau de ya phone te ba sigi thak ta ne ba koina yum pan na ri je ado akhoi ju yang khang e hujik je yum pan ba koira ba ni na koi nu pi na ai lai ba nu pa je si je kamai na ma je chau gal le mai mo mo taw je kamai taw ha je ai na khoi na hana pa khang thok pam sang e ba ko adui ma tang je na khum hau dra ba ade o ma je si kan da ai je wa ngang dra ba ga jam khang ba adui ji ma na ngak tang ngang ning ba je ro ngang thok ra ai na su khum bi dra di adu ma than to khra ne ba tan da na ko sang da na roi ba aduga akhoi na mu adu na mu khum jalo ra di chak ma na ne ba chai ju cha ra ni adai di adum pochai ju tugai ni adai adum ngang ba sak da ai na kai da ngai da ai nu pa na ngang do he na ma da ngang ge ya roi dam ne nu pa na di nu pi da na ma na pa pan ge ma chin ti ga ma to ge ra ngang ba da mi na ju mai na pi da warak pani na ta na doi ne ba khum mun he ma nong nu hai doi ne da sa ma na ai na du ga nu pa nang na du hai ya bra nang na du hai di ai ju hai ni na hai ro ga di is tok ma chin kan gre hai do ba ne ba adu na khoi isa na dum hai na sa sa bam tai ba kai do doi no khan na ra ga ko ado khoi mai pa na khoi na yum da le pa da imai pa na khoi je warak wa tem ba pu ba sai ba ngang ba ji tawrak tra adu mai na adu do khoi na domestic violence ni na khan ba ya de ba ko thak thong pa na khoi je warak wa tem ba ni khan ra adu mai na ai gi puroi ba ba je ai imai pa ni na khal la ga ma na ngang ba sai ba ji khoi na adu mai na thak thang ba na imung ji gi khoi gi ma pu ji na akhoi je soi da ngam da ngang ba ne khan dok pa tai ba da niyam ni ti ma charak tra ba nung si ba ma su au yaw tra ba adu de mu su ya roi ba khang bu dong am oi ba ado akhoi ju mai na ngang i ba sai ba mayam ge thabak tor pa ni na theng na halak pa yawi do khwai da gi ne ma puroi ba da chin thi ba nu pi ju ai oiram doi ni thabak to ba nu pi ga oiram doi ni kai no ha da thang ga da meeting am sau ge ha di kari thang ga ta na ma mi mana lak thol toi ni thawban bau da nambol bau da hairam doi ni chat pa na a da dai thabak na ai adum ta sau ge thabak te ama hairam doi ni chat pa na som thabak aniom che lauri mi nang na ba si wa gra ja ni ko dai thabak san di ama ba ni na adai mim gi sora sau ge har ga yum da gi di sora sab je thok toi ba adai sora si mamang ji da atop thabang chal hau toi ba adai sora se phat po yeng bi thoma ga sora si matung da amam chat toi ba sumaina yam wa na khoi ji hot nei ba do akhoi ju yam saugal le ba khoi proi ba yam thi tin saugal ra ba mi ne ba ko wangang changang ga je aduga
ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯌꯥꯎꯋꯦ ꯍꯥꯏꯕ ꯃꯉꯣꯟꯗꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯌꯥꯎꯕꯗꯨꯅ ꯉꯥꯡꯊꯣꯛꯈ꯭ꯔꯒꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯗꯨ ꯑꯁꯤꯅ ꯅꯨꯡꯁꯤꯕꯗꯣ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯁꯤꯐꯥꯎ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯉꯝꯃꯤꯅꯦꯕ ꯅꯨꯡꯁꯤꯕꯁꯤꯃ ꯌꯥꯎꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯨꯄꯥꯅ ꯁꯥꯎꯒꯦꯔꯥ ꯉꯥꯡꯒꯦꯔꯥ ꯐꯨꯒꯦꯔꯥ ꯊꯤꯅ ꯉꯥꯡꯒꯦꯔꯥ ꯑꯗꯨꯝ ꯈꯥꯡꯉꯣꯗꯤ ꯑꯩ ꯍꯥꯏꯔꯣꯏꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯌꯥꯎꯕꯤꯒꯗꯧꯅꯦꯕ ꯉꯥꯏꯍꯥꯛꯀꯤ ꯉꯥꯡꯊꯣꯛꯈꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯄꯥꯁꯦ ꯈꯔ ꯉꯥꯡꯒꯜꯂꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯪꯒꯜꯂꯤ ꯑꯗꯨ ꯀꯩꯝ ꯀꯥꯏꯗꯦ ꯅꯨꯄꯥꯒꯤ ꯏꯗ ꯌꯥꯎꯖꯕꯅꯤ ꯃꯗꯨ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯃꯥꯏ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯕꯤꯒꯗꯕꯅꯦꯕ ꯁꯤꯃꯗꯤ ꯌꯥꯎꯅꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯈꯛꯅꯦ ꯑꯩꯈꯣꯏ ꯏꯁꯩ ꯑꯅꯤꯈꯛ ꯂꯩꯌꯦ ꯏꯁꯩ ꯑꯅꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩ ꯑꯅꯤꯁꯦꯀꯣ ꯌꯥꯝ ꯄꯥꯝꯖꯕ ꯑꯃꯅ ꯀꯩ ꯏꯁꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯑꯐꯥꯎꯒꯤ ꯏꯁꯩꯁꯦ ꯃꯥꯒꯤ ꯁꯦꯠ ꯁꯣꯡ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯁꯦꯀꯣ ꯑꯐꯥꯎꯒꯤ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯍꯤꯡꯕꯤꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯀꯩꯅꯣ ꯀꯌꯥ ꯂꯥꯟꯕ ꯉꯝꯒꯅꯤ ꯑꯗꯒꯤ ꯋꯥꯡꯂꯕ ꯍꯤꯃꯥꯂꯌꯒꯤ ꯆꯤꯡꯖꯥꯎ ꯀꯌꯥ ꯂꯥꯟꯕ ꯉꯝꯅꯤꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯏꯁꯩꯁꯦ ꯌꯥꯝ ꯄꯥꯝꯖꯩꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅꯀꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯤꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯗꯤ ꯂꯣꯏ ꯉꯝꯅꯤ ꯍꯥꯏꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤꯒꯤ ꯑꯥꯔꯊꯁꯦ ꯌꯥꯝꯅ ꯑꯥꯔꯊꯁꯦ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯏꯁꯩꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯩ ꯁꯤ ꯏꯁꯩꯁꯦ ꯃꯥꯏ ꯂꯦꯞꯄꯤꯕ ꯑꯃ ꯆꯪꯅꯩ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯦ ꯃꯇꯪ ꯊꯦꯡꯅꯔꯛꯄꯁꯦ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯥꯏꯅꯕꯒꯤ ꯁꯦ ꯌꯥꯝ ꯂꯥꯛꯏꯗꯅꯀꯣ ꯀꯥꯏꯅꯕꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤ ꯁꯣꯛꯏ ꯁꯣꯟꯊꯩ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯕ ꯃꯤꯁꯤꯅ ꯆꯥꯛꯆꯕꯁꯦ ꯑꯩꯈꯣꯏꯗ ꯄꯥꯜꯂꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯍꯦꯛ ꯃꯣꯏꯒꯤ ꯋꯥꯔꯤꯁꯤ ꯂꯤꯕ ꯂꯥꯛꯄꯗ ꯑꯩꯅ ꯏꯁꯩ ꯑꯃꯈꯛ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯁꯤ ꯏꯁꯩꯁꯦꯀꯣ ꯐꯥꯎꯒꯤꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯃꯤꯔꯥꯏꯔꯝꯂꯒꯁꯦ ꯑꯁ ꯃꯣꯏꯒꯤꯗꯃꯛꯇ ꯁꯤ ꯏꯁꯩꯁꯦ ꯅꯤꯡꯁꯤꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯏꯁꯩꯁꯦ ꯑꯩꯅ ꯃꯣꯏꯒꯤꯗꯃꯛ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯕ ꯁꯨꯃꯥꯏꯅ ꯃꯤꯔꯥꯏꯕꯤꯔꯝꯕ ꯃꯤꯗꯨ ꯀꯩꯅꯣꯁꯤꯅ ꯆꯥꯛꯍꯧꯕꯗꯣ ꯑꯗꯨ ꯏꯁꯩꯗꯣ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯃꯈꯟꯁꯦ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯂꯣꯏꯕ ナꯏꯗꯦ ꯌꯥꯝ ꯊꯦꯡꯅꯩ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯩ ꯑꯩꯈꯣꯏꯁꯨꯅꯤ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯑꯃꯅ ꯈꯤꯇꯪ ꯍꯟꯊꯕ ꯑꯃꯅ ꯅꯨꯡꯁꯤꯕꯤꯕ ꯌꯥꯎꯕ ꯁꯤ ꯑꯅꯤꯁꯤꯗ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯤ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯑꯝꯇ ꯇꯧꯔꯣꯏꯗꯣꯏꯅꯤꯗꯣ ꯑꯗ ꯅꯨꯡꯁꯤꯕꯗꯨꯃ ꯌꯥꯎꯔꯒꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯒꯁꯨ ꯇꯥꯕꯤꯕ ꯑꯃꯒꯤ ꯍꯥꯏꯗꯤ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟꯗꯣ ꯉꯝꯗꯣꯏꯅꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯗ ꯍꯦꯜꯄꯔꯁꯦ ꯌꯥꯝ ꯀꯧꯔꯤꯕꯀꯣ ꯊꯕꯛꯁꯤ ꯌꯥꯝ ꯁꯤꯜꯂꯦ ꯌꯥꯝ ꯁꯤꯟꯈ꯭ꯔꯦ ꯃꯄꯥꯟ ꯂꯝꯗꯁꯨ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯁꯨ ꯄꯤꯕꯐꯥꯎ ꯉꯝꯗꯦ ꯊꯕꯛ ꯂꯧꯒꯦ ꯍꯥꯏꯕꯁꯤꯅ ꯍꯦꯟꯖꯜꯂꯛꯄ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯗꯦꯜꯂꯤꯗꯁꯨ ꯑꯩꯈꯣꯏ ꯏꯌꯥꯔ ꯍꯣꯁꯇꯦꯁ ꯑꯣꯏꯔꯒ ꯂꯩꯕꯤꯕ ꯑꯃꯒꯤ ꯕꯦꯕꯤ ꯁꯤꯇꯔ ꯀꯣ ꯑꯉꯥꯡ ꯃꯥꯒꯤ ꯂꯧꯕꯤꯅꯕ ꯑꯃꯈꯛ ꯄꯥꯝꯖꯩꯌꯦꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯩ ꯒꯨꯋꯥꯍꯥꯇꯤꯗ ꯀꯜꯀꯇꯥꯗ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯀꯩꯅꯣ ꯁꯤꯂꯣꯡꯗ ꯁꯤ ꯍꯥꯏꯔꯤꯈꯩꯁꯦ ꯃꯤ ꯑꯗꯨꯝ ꯋꯥꯠꯇꯦ ꯑꯗꯨꯝ ꯀꯧꯔꯤꯁꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯅꯤꯡꯕꯈꯩꯁꯨꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯀꯧꯔꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤꯀꯣ ꯑꯗꯨꯅ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯐꯅꯌꯥꯝ ꯅꯨꯄꯤꯁꯤꯡ ꯁꯦꯟ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯂꯩꯔꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯤꯁꯦ ꯁꯤꯟꯕꯤꯕꯅꯦꯕ ꯃꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗꯣ ꯈꯤꯇꯪ ꯁꯦꯟꯊꯣꯛ ꯑꯩꯈꯣꯏ ꯂꯝꯁꯤꯗ ꯍꯧꯖꯤꯛ ꯁꯦꯟꯊꯣꯛ ꯌꯥꯝ ꯂꯩꯇꯦꯕ ꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯊꯥ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ 10,000 ꯇꯥꯟꯕ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯀꯔꯤꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯣꯠꯅꯒꯗꯕꯅꯤ ꯃꯤꯒꯤ ꯃꯄꯥꯟ ꯇꯥꯡꯗ ꯂꯣꯏꯔꯦ ꯑꯔꯥꯟꯕ ꯇꯧꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯦꯔꯒ ꯂꯝꯆꯠ ꯁꯥꯖꯠ ꯀꯥꯝꯃꯒ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯃꯤ ꯀꯅꯥꯝ ꯌꯥꯅꯗꯦ ꯃꯣꯠꯂꯒꯅꯦ ꯅꯤꯌꯝ ꯆꯨꯝꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯍꯣꯠꯅꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯊꯥꯒꯠꯂꯦ ꯃꯌꯥꯝꯅ ꯑꯗꯨꯅ ꯍꯦꯟꯅ ꯊꯥꯒꯠꯂꯦ ꯃꯥꯗꯤ ꯃꯤꯒꯤꯗ ꯍꯦꯜꯄꯔ ꯑꯣꯏ ꯆꯠꯂꯦꯅ ꯅꯣꯛꯅꯕ ꯍꯟꯊꯕ ꯌꯦꯡꯕ ꯇꯧꯗ꯭ꯔꯦ ꯑꯁ ꯃꯥꯗꯤ ꯀꯦꯅ ꯆꯠꯂꯒ ꯅꯨꯄꯥꯒ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦꯌꯦ ꯃꯥꯅ ꯐꯅꯌꯥꯝ ꯀꯦꯖꯅꯨ ꯃꯥꯅ ꯐꯅꯌꯥꯝ ꯃꯐꯤ ꯅꯥꯟꯖꯅꯨ ꯃꯌꯥꯝꯅ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯁꯠ ꯍꯥꯏꯕꯤꯔꯛꯎ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯦꯇ꯭ꯔꯤꯃꯣꯅꯤꯌꯦꯜꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟꯒꯤꯁꯦ ꯁꯤꯁꯨ ꯑꯅꯧꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯁꯤ ꯑꯩꯅ ꯁꯤꯗꯩꯗ ꯄꯣꯏꯟꯗꯣ ꯂꯣꯏ ꯂꯥꯎꯊꯣꯛꯑ ꯂꯩꯕ ꯉꯝꯗꯦꯕ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯆꯥꯎꯅ ꯇꯧꯕ ꯅꯨꯄꯥꯁꯤꯡ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯇꯧꯕ ꯑꯗꯩ ꯊꯕꯛꯃꯛꯇꯤ ꯇꯧꯗꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯏꯁꯥꯒꯤ ꯀꯩꯅꯣꯁꯤꯡ ꯑꯗꯨꯝ ꯂꯥꯛꯁꯟꯕꯤꯌꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯝ ꯁꯤꯁꯦ ꯃꯣꯏꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯕꯗꯣ ꯃꯥꯏ ꯆꯥꯅꯕ ꯂꯩꯇꯕꯒꯤ ꯑꯗꯨꯒꯤ ꯑꯗꯨꯝ ꯄꯨꯟꯁꯤ ꯀꯩꯅꯣ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯥꯒꯤ ꯀꯔꯤꯌꯔꯗ ꯉꯥꯛꯇ ꯐꯣꯀꯁ ꯇꯧꯔꯒ ꯆꯍꯤꯗꯨꯅ ꯍꯦꯟꯒꯠꯂꯛꯑꯒꯗꯤ ꯌꯨꯝ ꯄꯥꯅꯤꯡꯕ ꯄꯥꯟꯗꯕꯁꯨ ꯌꯥꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤꯗꯅꯀꯣ ꯌꯥꯔꯤꯈꯩꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯔꯨꯔꯕꯅꯤꯅ ꯃꯇꯦꯡꯁꯦ ꯑꯗꯨꯝ ꯄꯥꯡꯅꯤꯡꯕ ꯃꯤꯁꯤꯃꯒꯤ ꯑꯩꯅ ꯄꯩꯁꯥꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯃꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯃ ꯄꯥꯡꯒꯦ ꯍꯥꯏꯕꯗ ꯃꯤꯗꯨꯅ ꯅꯨꯡꯉꯥꯏꯖꯈꯤꯕꯗꯣ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯄꯦꯟꯖꯩꯌꯦꯕ ꯑꯗꯣ ꯑꯩꯅ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯌꯥꯝ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯦꯀꯣ ꯃꯣꯏꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔ ꯑꯣꯏꯅ ꯍꯦꯛ ꯆꯠꯄꯁꯤꯗꯤ ꯂꯩꯁꯥꯕꯤꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯦꯛ ꯃꯤꯅꯁꯨ ꯊꯥꯛ ꯍꯟꯗꯅ ꯈꯟꯕꯤ ꯑꯗꯨꯏ ꯃꯊꯛꯇ
ꯏꯃꯥ ꯏꯄꯥꯅꯁꯨ ꯌꯥꯗꯦ ꯀꯃꯥꯏꯅ ꯃꯤ ꯃꯌꯥꯝꯗ ꯊꯕꯛ ꯁꯨ ꯆꯠꯇꯣꯏꯅꯣ ꯑꯗꯩ ꯅꯨꯄꯥ ꯅꯍꯥꯒ ꯀꯩ ꯃꯤꯅ ꯂꯩꯔꯝꯕ ꯃꯥꯏ ꯅꯨꯄꯥ ꯏꯃꯨꯡꯗꯨꯒꯤ ꯂꯩꯕꯅꯤꯅꯀꯣ ꯅꯍꯥꯒꯤ ꯉꯥꯛꯇꯅꯤ ꯍꯦꯜꯄꯔ ꯀꯧꯔꯤꯁꯤꯁꯨ ꯃꯧ ꯅꯍꯥ ꯃꯆꯥ ꯑꯄꯤꯛꯄ ꯆꯦꯟꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯃꯥꯏ ꯅꯨꯄꯥꯁꯨ ꯅꯍꯥꯅꯤꯗꯅ ꯑꯗꯨꯝꯕꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯃꯛꯅ ꯆꯠꯄꯗꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯊꯦꯡꯅꯩꯌꯦꯕ ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗ ꯀꯩꯗ ꯆꯠꯄꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔ ꯂꯩꯕ ꯇꯧꯔꯤꯕ ꯑꯗꯩ 12ꯀ ꯂꯣꯏꯔ ꯑꯗꯨꯝ ꯇꯣꯛꯑꯕ 10ꯒ ꯂꯣꯏꯔꯒ ꯈꯔ ꯋꯥꯕ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯒꯤ ꯑꯔꯥꯞꯄꯒꯤꯒꯁꯦ ꯌꯥꯝ ꯇꯧꯔꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯁꯨꯐꯝ ꯅꯣꯝꯐꯝꯁꯦ ꯂꯩꯅꯔꯛꯇꯕꯅꯤꯅꯀꯣ ꯈꯤꯇꯪ ꯋꯥꯈꯜ ꯊꯥꯗꯕ ꯉꯝꯕ ꯃꯦꯆꯣꯔ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯩꯗ ꯑꯩꯅ ꯑꯁ ꯅꯨꯡꯉꯥꯏꯇꯦꯕ ꯃꯣꯏꯁꯦꯀꯣ ꯏꯆꯦ ꯍꯦꯜꯄꯔꯃꯛ ꯑꯗꯨꯝꯕ ꯕꯦꯕꯤ ꯁꯤꯇꯔꯃꯛ ꯃꯤ ꯏꯃꯨꯡꯗ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯕ ꯏꯆꯦ ꯈꯤꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯌꯦꯕꯀꯣ ꯁꯨꯝ ꯑꯗ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯈꯜꯂꯦ ꯑꯩꯅꯀꯣ ꯑꯗꯩ ꯃꯧꯁꯨ ꯉꯥꯏꯔꯦ ꯃꯌꯨꯝ ꯄꯥꯜꯂ ꯃꯆꯥꯁꯦ ꯄꯤꯛꯄ ꯃꯆꯥ ꯑꯃ ꯑꯅꯤꯒ ꯂꯩꯕ ꯑꯗꯣ ꯃꯄꯥꯝꯗꯁꯨ ꯍꯜꯂꯛꯑꯒꯗꯤ ꯂꯩꯅꯤꯡꯗꯕꯀꯣ ꯃꯕꯨꯡ ꯃꯧꯄꯥꯁꯨ ꯂꯣꯏ ꯋꯥꯅꯕ ꯃꯃꯥ ꯃꯄꯥꯒ ꯑꯍꯜ ꯑꯣꯏꯕꯩ ꯂꯥꯛꯀꯅꯣꯗ ꯍꯥꯏꯕ ꯈꯟꯅꯩ ꯐꯨꯔꯦ ꯍꯥꯏꯔꯕꯨ ꯍꯦꯛ ꯂꯥꯛꯄꯤꯌꯨ ꯌꯥꯗꯕ ꯈꯥꯏꯅꯔꯛꯑꯅꯤ ꯍꯜꯂꯛꯑꯅꯤ ꯍꯥꯏꯕꯁꯤꯒꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯗꯩ ꯅꯨꯄꯥꯔꯣꯝꯅꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯅ ꯐꯣꯔꯒ ꯆꯥꯁꯜꯂ ꯒꯨꯂꯤꯒ ꯆꯥꯔꯒ ꯌꯨꯒꯁꯦ ꯄꯨꯔꯥ ꯑꯦꯗꯤꯛ ꯑꯣꯏꯔꯒ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯅꯨꯄꯥ ꯌꯥꯎꯔꯤꯕ ꯆꯨꯝꯅꯒꯤ ꯅꯠꯇꯕ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣꯃ ꯏꯆꯥ ꯑꯅꯤꯁꯤꯒ ꯍꯤꯡꯅꯤꯡꯉꯦꯅ ꯄꯩꯁꯥꯗꯤ ꯊꯣꯛꯇꯕꯗꯤ ꯌꯥꯄꯣꯟꯇꯦꯗꯅ ꯀꯗꯥꯏꯗꯩ ꯍꯣꯝꯗ ꯀꯩꯗꯒ ꯆꯪꯖꯔ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯄꯨꯔꯥ ꯄꯤꯗꯣꯟꯕꯅ ꯂꯩꯒꯗꯕ ꯑꯣꯏꯅ ꯈꯟꯅꯩꯗꯅ ꯑꯗꯨꯃꯛꯇꯤ ꯑꯃꯨꯛ ꯇꯟꯕꯀꯣ ꯃꯆꯥꯈꯩꯒ ꯄꯨꯔꯥ ꯍꯣꯝꯗꯒ ꯂꯩꯕꯗꯨꯅ ꯉꯥꯎꯔ ꯍꯤꯡꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯗ ꯑꯩꯅ ꯁꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯈꯜꯂꯦ ꯑꯩꯁꯦꯀꯣ ꯌꯥꯝ ꯈꯜꯂꯦ ꯑꯗ ꯑꯩꯁꯨꯅꯦ ꯊꯕꯛ ꯆꯍꯤꯁꯦ ꯌꯥꯝ ꯈꯜꯂꯛꯏꯈꯩ ꯄꯣꯊꯥꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯑꯣꯏꯅ ꯍꯦꯟꯒꯠꯂꯛꯑꯦꯕ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯗꯤ ꯐꯔꯦꯅ ꯑꯩꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯁꯤꯇꯤ ꯑꯆꯧꯕꯁꯦ ꯗꯦꯜꯂꯤꯒꯨꯝꯕ ꯑꯗꯩ ꯕꯦꯡꯒ꯭ꯂꯣꯔꯒꯨꯝꯕꯁꯦ ꯁꯨꯝꯕꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦ ꯕꯤꯜꯗꯤꯡ ꯑꯃ ꯂꯧꯔꯒ ꯑꯩꯈꯣꯏ ꯏꯁꯥꯅ ꯔꯦꯟ ꯄꯤꯔꯒ ꯄꯨꯟꯅ ꯊꯥꯒꯤ ꯔꯦꯟꯁꯦ 40,000 50,000 ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯑꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯃ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯂꯩꯐꯝ ꯑꯃ ꯍꯥꯡꯕꯤꯔꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤꯁꯨ ꯁꯤꯟꯕꯤꯕ ꯃꯣꯏꯒꯤꯀꯣ ꯁꯤꯗ ꯑꯩꯅ ꯃꯃꯥꯡꯗ ꯊꯕꯛ ꯁꯤꯟꯈꯤꯕ ꯕꯦꯡꯒ꯭ꯂꯣꯔꯗ ꯗꯦꯜꯂꯤꯗ ꯊꯕꯛ ꯁꯤꯟꯈꯤꯕ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯆꯦꯟꯅꯥꯏꯗꯒ ꯇꯧꯕ ꯂꯩꯌꯦꯕ ꯃꯣꯏ ꯆꯦ ꯁꯤꯗ ꯊꯕꯛ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯁꯤꯟ ꯉꯝꯃꯦ ꯃꯣꯏꯁꯦ ꯀꯝꯄꯦꯅꯤ ꯇꯣꯉꯥꯟꯕ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕꯒꯤꯅ ꯈꯔ ꯊꯥꯛ ꯋꯥꯡꯕ ꯑꯍꯩꯕꯒꯤ ꯑꯗꯩ ꯂꯥꯏꯁꯨ ꯌꯥꯎꯗꯕ ꯂꯣꯜꯂꯤ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕꯒꯤꯅ ꯑꯩꯈꯣꯏ ꯐꯨꯔꯤꯠ ꯁꯥꯕꯩ ꯀꯝꯄꯅꯤ ꯂꯪ ꯃꯆꯨ ꯂꯥꯛꯄꯩ ꯀꯝꯄꯅꯤ ꯀꯥꯏꯅ ꯃꯥꯒꯤ ꯃꯈꯟ ꯀꯣ ꯀꯣꯜꯂꯤꯛꯀꯤ ꯀꯝꯄꯅꯤꯗ ꯃꯣꯏ ꯄꯦꯛ ꯇꯧꯔꯒ ꯇꯧꯕ ꯌꯥꯝ ꯑꯔꯥꯏꯕ ꯂꯥꯏꯔꯤꯛ ꯌꯥꯎꯗꯕ ꯂꯣꯜꯂꯤ ꯈꯪꯗꯕ ꯃꯤꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯁꯣꯞꯄꯤꯡ ꯃꯣꯜ ꯑꯆꯧꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯕꯤꯁꯥꯜꯒꯨꯝꯕꯒ ꯂꯩꯕ ꯁꯨꯝꯕꯒꯤ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅꯁꯨ ꯑꯥꯗ ꯗꯨꯀꯥꯟ ꯃꯌꯥꯝ ꯐꯝꯗ꯭ꯔꯥ ꯑꯗꯨꯝꯕꯒꯤ ꯗꯨꯀꯥꯟ ꯃꯩꯇꯩꯒꯤ ꯍꯣꯇꯦꯜ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯤꯡꯗ ꯏꯟꯖꯥꯡ ꯅꯥꯄꯤꯒꯁꯦ ꯌꯥꯝ ꯌꯣꯟꯅꯩ ꯍꯥꯏꯌꯦꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅꯀꯣ ꯑꯗꯨꯝꯕꯒꯤꯗ ꯌꯥꯎꯅꯕꯒꯤ ꯏꯆꯦ ꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯉꯝꯅꯤ ꯍꯥꯏꯌꯦꯕ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯈꯨꯡꯒꯪꯗꯩ ꯍꯧꯔꯛꯏ ꯑꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯂꯩꯈꯤꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯁꯨꯝ ꯆꯠꯈꯤꯕꯅꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯇ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯁꯤꯗ ꯂꯥꯟꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯇꯣꯡꯗ꯭ꯔꯤꯕ ꯑꯗꯒꯤ ꯐ꯭ꯂꯥꯏꯠ ꯇꯣꯡꯗ꯭ꯔꯤꯕ ꯒꯨꯍꯥꯇꯤꯐꯧ ꯌꯧꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯟꯕꯤꯅꯕ ꯂꯥꯡꯕꯤꯅꯕ ꯑꯗꯩ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯏꯄꯪ ꯄꯪꯅ ꯂꯩꯖꯕꯗꯨꯅꯗꯤ ꯈꯨꯡꯒꯪꯗ ꯂꯧꯃꯤ ꯑꯣꯏꯅ ꯂꯩꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯅꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕꯁꯦ ꯁꯤꯟꯕꯤꯅꯕꯁꯨ ꯂꯩꯇꯕ ꯃꯣꯏꯅ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯀꯤꯕ ꯅꯣꯏꯅ ꯂꯩꯔꯤꯗꯣꯏꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣ ꯑꯗꯩ ꯅꯨꯄꯥꯗꯤ ꯁꯦꯀꯨꯔꯤꯇꯤ ꯑꯣꯏꯈꯤꯒꯦꯔꯥ ꯑꯃ ꯑꯣꯏꯈꯤꯒꯦꯔꯥ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯄꯪꯂꯩ ꯂꯩꯈꯤꯕ ꯌꯥꯏ ꯅꯨꯄꯤꯗꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯗꯤ ꯑꯃꯨꯛꯀꯁꯨ ꯂꯨꯗ꯭ꯔꯥ ꯅꯣꯏꯅ ꯕꯣꯟ ꯑꯗꯩ ꯑꯃꯨꯛꯁꯨ ꯑꯥꯗ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯔꯨꯕ ꯃꯌꯥꯝ ꯐꯥꯎꯗ ꯑꯗꯩ ꯊꯕꯛ ꯇꯧꯔ ꯂꯩꯕꯁꯤꯗ ꯃꯣꯏꯒꯩ ꯄꯨꯟꯁꯟꯅꯔꯒ ꯊꯛꯃꯤꯟꯅꯩ ꯆꯥꯃꯤꯟꯅꯩ ꯑꯗꯩ ꯀꯩꯅꯣ ꯅꯨꯄꯥꯁꯤꯡꯒ ꯔꯨꯝꯁꯦ ꯇꯧꯔ ꯂꯩꯃꯤꯟꯅꯩ ꯉꯥꯎꯁꯟꯅꯩꯅ ꯃꯌꯥꯝꯁꯨ ꯍꯥꯏꯅꯔꯛꯑꯦ ꯊꯣꯛꯏꯗꯅ ꯊꯧꯗꯣꯛꯁꯦꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯑꯗꯨ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨ ꯊꯣꯛꯏꯁꯦ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯏꯇꯝꯒ ꯇꯝꯖꯍꯧꯗꯕ ꯈꯨꯡꯒꯪꯗ ꯀꯩꯗ ꯂꯩꯕ ꯃꯆꯥ ꯂꯩꯁꯥꯕꯤꯗꯨꯗꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯀꯃꯥꯏꯅ ꯊꯥꯅꯤꯡꯅꯤ ꯑꯥꯗꯀꯣ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅꯗꯤ ꯄꯩꯁꯥꯁꯦ ꯇꯥꯅꯤꯡꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯇ꯭ꯔꯦ ꯄꯩꯁꯥ ꯊꯣꯛꯐꯝ ꯂꯝꯕꯤꯗꯤꯀꯣ ꯑꯗꯨꯅ ꯏꯆꯦ ꯑꯣꯏꯅ ꯁꯤꯟꯕꯤꯔꯗꯤ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯗ ꯑꯩꯅ ꯃꯣꯏꯗꯤ ꯂꯩꯐꯝ ꯆꯥꯐꯝꯁꯨ ꯌꯥꯝ ꯂꯨꯗ꯭ꯔꯥ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕꯤꯔꯒ ꯊꯕꯛꯁꯤꯁꯨ ꯑꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯁꯤꯟꯕꯤꯕ ꯑꯗꯩ ꯃꯥꯏ ꯄꯨꯡ ꯑꯁꯨꯛꯇꯩ ꯑꯁꯨꯛꯐꯧꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏ ꯄꯨꯂꯞ ꯊꯥꯖꯟꯕꯤꯕ ꯑꯗꯨꯝ ꯑꯗꯩ ꯄꯨꯂꯞ ꯍꯜꯂꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯃꯣꯏꯗꯤ ꯑꯌꯥꯝꯕꯅ ꯃꯄꯥꯟꯒꯤ ꯀꯝꯄꯅꯤꯁꯤꯡꯁꯤꯗꯤ ꯒꯥꯔꯤ ꯄꯨꯂꯞ ꯊꯥꯔꯛꯇ꯭ꯔꯥ ꯒꯥꯔꯤ ꯊꯥ ꯂꯣꯏ ꯂꯧꯈꯠꯅꯩꯕ ꯑꯩꯅ ꯁꯨꯝ ꯍꯪꯕꯗ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯂꯧꯈꯠꯂꯅꯤ ꯃꯥꯏ ꯀꯝꯄꯅꯤ ꯒꯥꯔꯤꯗꯨ ꯑꯗꯨꯒ ꯃꯥꯏ ꯄꯨꯡ ꯑꯁꯨꯛꯇ ꯍꯜꯂꯛꯀꯗꯕ ꯃꯌꯥꯝꯁꯦ ꯃꯇꯝ ꯆꯥꯅ ꯃꯣꯏꯅ ꯉꯥꯎꯁꯟꯅꯒꯦ ꯂꯥꯡꯖꯟꯅꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯑꯗꯩ ꯌꯨ ꯅꯨꯡ ꯊꯛꯇꯅ ꯑꯃ ꯇꯧꯗꯅ ꯄꯥꯔꯇꯤ ꯇꯧꯕꯁꯦ ꯌꯥꯗꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯩ ꯀꯣꯏ ꯆꯧꯁꯦ ꯉꯁꯤꯗꯤ ꯗꯦꯜꯂꯤꯁꯤꯗꯗꯤ ꯄꯨꯔꯥ ꯁꯦꯟꯇꯔꯅꯤ ꯒꯣꯋꯥ ꯆꯠꯀꯦꯔꯥ ꯔꯤꯁꯤꯀꯦꯁ ꯆꯠꯀꯦꯔꯥ ꯇꯥꯖ ꯃꯍꯜ ꯆꯠꯀꯦꯔꯥ ꯑꯩꯈꯣꯏꯒꯩ ꯁꯟꯗꯦꯁꯤ ꯀꯣꯏꯊꯣꯛꯎꯁꯤ ꯄꯨꯂꯞ ꯀꯣꯏꯊꯣꯛꯄ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯩ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯔ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡ ꯑꯩꯈꯣꯏꯒꯩ ꯆꯥꯃꯤꯟꯅꯕ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯖꯅ ꯁꯤꯟꯕꯤꯕ ꯑꯃꯈꯛ ꯆꯪꯉꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯁꯨ
ꯊꯕꯛ ꯇꯧꯖꯔꯒ ꯃꯥꯏ ꯆꯍꯤ 5-10 ꯊꯕꯛ ꯇꯧꯖꯔꯒ ꯃꯣꯏꯅ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯃꯔꯨꯞ ꯊꯥꯔꯨꯝꯀ ꯌꯥꯎꯖꯔꯒ ꯑꯩꯈꯣꯏꯅ ꯃꯤ 40-50 ꯑꯁꯨꯃꯥꯏꯅ ꯂꯥꯛꯄꯗꯣ ꯁꯤꯟꯕꯤꯔꯦ ꯍꯥꯏꯔꯦꯅꯦ ꯃꯣꯏ 40-50ꯅ 10,000-10,000 ꯊꯥꯡꯕ ꯃꯣꯏꯒꯩ ꯃꯔꯨꯞ ꯑꯃ ꯇꯧꯖꯕꯗ ꯃꯣꯏ 50ꯅ lakh 5 ꯍꯦꯛꯇ ꯇꯥꯗꯣꯏꯅꯤ ꯆꯍꯤ 7-9 ꯑꯃ ꯑꯗꯨꯃꯥꯏꯅ ꯈꯪꯗꯣꯛꯑꯒ lakh 10-15 ꯄꯥꯏꯔꯒ mayum panjaradi mana manipura thola cosmetic ki dukan phamgera rani phi ki tawgera firon ki tawgera hojiti online da moi kolik pajab jab yon ba dei makhan sana gi kolugi na tawdra capital ki tang lei jagra di mangonda mana yum panjab da mai lambi im leira pangra di ma du mi kha poloi toine ba wakasi thok toine ai nga sa jagi ba khoi gi kaino che nupa jina selak pa numit tai hauna pina khuiramaga nupana paisa pibaje aidi khuramba jimadi ai hoi bebhani ka sukai deba khoi jo jik chathok padai puroiba khuiramaga khoi gi khutse ma sikhala manam namalaga khoi ji kokse manam namala chatle bako sidi bebhani ka sukai de aina ai gi yum da imai para torambado ai gi puroiba je ai gi imai pa oirabani na aina tawbane bako adu daida paisa piba simadi ai yam yaning deba yam nungai jadaiba paisa ga pibaje numitu dagi hauna maje nupa jina thakhrabani nangjaina thadabani haibagumbaneba adun paisa pibaji moina video hakolakpaje khurambadu respect ni adu khurambadu da nupana junu puraga nupidu da mana khuramena nupada na pura kholaga di tawdedana ma junu sinaga chingkhatpidana tawdra adumaina nupina ju respect tawba nupana junu sibiba sidi ka chukaide adu numisida mai paisa ga thiraga ga lokthoga pibaje ai sidi ko sa edra oh nupana smaina thakhrabani haibaneba koigi nupi jing je paisa thokte haibaneba aduna nupaduna loina daita longam garbadadi phaba ngamdabdadi mayam kharaktana tawrijineba adu paisa kharadi tho cha haningeba dai leisari ngai dadi as ai nupadi koi lekai leibaina maipi gai ibung gai se nupa ga yu tha ga mo ka motpa akoi pangai ga leiba je ubada asumba akoi nu hayang koi nupa de nana gas laina phimong nana selandoini koi di gas la asma yu tha pas pam de ga loi lai chabi haidoine ba ko kana anta yurai chuba adum banu pa do paning ponte ba adu yum pa la kan di nupa da ju pesa je kona raktab de yu da sum tai na gi ba adai koi phinung nana sening akta ba iru boy lo ning da ba adumain tawra kanda lainara ine ba aduna lai chabi msa jing je kitang moi gi kaino jima gai tawbidraga dina aina aigi ngamjaba thakta gai se tawninge ba ko mani adumai tawga thabak sidi yam yami ba adugi aina simtang ai je sinbi ge doi dile sabim sa kharadi koina phajana gai tawbi ba ngamgani moi kharadang orazu na aigi tha maramo ko hona ba singse koi lam gi hek koi gi kaino je idai cha je yam nungsiba ni dana koina thabak tawjai ji de duna aigi idai cha ijati ding khitang paisa thoksa ga di na do mapanda moi di company du da thabak tawba mayam leira koi sadi company ai jam bok lei ponte ba ma thokpo thodi haja singjara di hena jakhatoi adune adumaina khara di moi gi leibam japam je sinbi raga adumaina dai adumaina di aina tawge hana lei sabi jing ji gi da makta dai mo ji ki mau masa de leira ba masa apik pa matang leibada mau jina masa je thamama thabak sat ya de ba adu mana masa ju hundok amning da ba ko nu pa mayum da mai nupa aduna masa to kasu yengoi da ba pore mana masa to semba ngambai kaino su laita ba aduna animak irak mina ba ade angang di ai di yo haninge ba angang jina hek ai ne yo ingai ai je irak phalang jo kan thadok toine ba isa da lup toine ba mauna ha aduna masa to poraktraga di masa na maje mai pothabam magi adum thirakane ba angau sanna khine ba aduna isa do khoina admaina mau sai nupa je smain tawre paisa ju thokte dai di aina loi honai dai phui kholi for chai guli chai slai gar jani ko si je aduna ai je na haiba masa ma yawba ni yaw je khoina ju ki hai bam ju thambi radi angang pura lak pa je khoi gi angang sena na ba mi ma tolo pitho tham gra ne ba mana nu pi duna company da thabak chachara ne ba mai masa ama do ani do laura ma mata mang do chokudi masa du gi khoi gi thibam thokpa fees to thibi daga tham gi angang sena ba du da ising ani ni khangde ahum ni khangde masa porak pa gai du gi admain thira moina company thabak tau jaba adudi macha lairaga mayum paluraga yumban wayong chadraba nupi du ju macha do poraga company thabak ta sujaba yare ada angang do yawra di kai de company thabak suba chalu ya dori ada helper oi basin babo angang macha lai ba helper oi basin ba ya de bo ji angang ai chahi school chatri bo ada mama je dum chayet na doine ba ko le angang duma thadu amaga mana mafam amta thabak suba chatpa ya de ba ngahak lau kumba khotpa chalu ba natana aduna yam farak tai ba nupi da di nupi gi leibam mama di chafam lei si yam lui ko aduna smaina aina adugi kaino jimaju hawdok ke na khoi gi tim mama kanna mapana thabak torga
ꯑꯩꯈꯣꯏꯅ ꯉꯥꯏ ꯁꯤꯟꯈꯤꯕ ꯈꯣꯠꯈꯤꯕ ꯑꯥꯗ ꯀꯨꯏꯅ ꯂꯩꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯉꯥꯎꯔꯁꯨ ꯉꯥꯎꯁꯅꯥꯅ ꯋꯥꯔꯤ ꯂꯤꯈꯤꯕ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯒ ꯑꯩꯈꯣꯏꯒꯩꯁꯤ ꯇꯥꯟꯅꯔꯤꯕ ꯁꯨꯃꯥꯏꯅ ꯑꯃꯈꯛꯁꯨ ꯍꯧꯗꯣꯛꯁꯤ ꯈꯣꯠꯁꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯤꯡꯉꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯁꯤꯒꯤ ꯍꯦꯛ ꯌꯥꯔꯤꯈꯩ ꯑꯉꯝꯕ ꯊꯥꯛꯇ ꯑꯩ ꯍꯣꯠꯅꯅꯤꯡꯉꯤ ꯄꯥꯡꯅꯤꯡꯉꯤ ꯑꯗꯨꯅ ꯊꯕꯛꯇꯤ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯏ ꯊꯕꯛꯇꯤ ꯁꯨꯝ ꯍꯥꯞꯀꯠꯂꯛꯏ ꯑꯗꯩ ꯁꯣꯝꯗꯁꯨ ꯐꯤꯂꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯑꯃꯃꯝꯗꯤ ꯄꯨꯊꯣꯛꯅꯤꯡꯕ ꯗꯤꯔꯦꯛꯁꯟꯁꯦ ꯄꯤꯁꯜꯂꯨꯕꯅꯤꯅ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗ ꯂꯤꯕ ꯋꯥꯔꯤꯁꯤꯗ ꯌꯥꯝ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯕ ꯀꯥꯎꯅꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯐꯤꯂꯝ ꯑꯣꯏꯅ ꯁꯨꯝ ꯌꯦꯡꯅꯤꯡꯕ ꯌꯥꯎꯔꯤꯕ ꯑꯗ ꯑꯩꯅ ꯐꯤꯂꯝꯗꯗꯤ ꯑꯩꯈꯣই ꯏꯆꯝ ꯆꯝꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯗ ꯌꯥꯝꯗꯤ ꯐꯖꯕ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯑꯗꯨꯝꯕꯗꯨꯗꯤ ꯐꯤꯂꯝ ꯑꯣꯏꯅ ꯑꯩ ꯆꯥꯎꯅꯗꯤ ꯄꯨꯊꯣꯛꯅꯤꯡꯗꯦꯕ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯒ ꯍꯥꯏꯕꯁꯤꯗꯤ ꯄꯣꯛꯁꯣꯒꯤ ꯀꯩꯒꯤ ꯑꯗꯩ ꯅꯨꯄꯤ ꯃꯌꯨꯝ ꯅꯨꯄꯥ ꯃꯌꯨꯝ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯆꯥꯗꯅ ꯆꯦꯜꯂ ꯈꯠꯅꯔꯤꯕ ꯈꯣꯠꯅꯔꯤꯕꯗ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜꯗ ꯇꯧꯅꯔꯤꯕ ꯁꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯆꯦꯂꯦꯟꯖꯤꯡ ꯐꯨꯗꯠꯅꯕꯤ ꯃꯃꯥ ꯃꯄꯥꯅ ꯁꯣꯝꯗ ꯍꯥꯏꯔꯤꯗꯣ ꯀꯩꯝꯇꯒ ꯈꯟꯗꯕꯤ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯅ ꯃꯃꯥ ꯃꯄꯥꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯩ ꯅꯨꯄꯥ ꯄꯣꯛꯇꯕ ꯏꯃꯨꯡꯗ ꯅꯨꯄꯤꯗ ꯋꯥꯕ ꯃꯌꯥꯝ ꯁꯨꯝꯕꯒꯤ ꯎꯠꯊꯣꯛꯏꯗꯅ ꯁꯨꯃꯥꯏꯅ ꯎꯠꯊꯣꯛꯄ ꯅꯠꯇꯕ ꯁꯨꯞꯅꯒꯤ ꯔꯣꯃꯥꯟꯁꯀꯤ ꯄꯔꯤꯡ ꯑꯃꯈꯛꯇ ꯆꯠꯄ ꯋꯥꯔꯤꯗꯨꯗꯤ ꯑꯩꯅ ꯐꯤꯂꯝ ꯑꯣꯏꯅꯃꯛꯇꯤ ꯄꯨꯊꯣꯛꯅꯤꯡꯗꯦꯕꯀꯣ ꯌꯥꯝ ꯐꯤꯂꯝꯗꯤ ꯁ꯭ꯀꯣꯞꯇꯣ ꯌꯥꯝ ꯆꯥꯎꯋꯤ ꯃꯇꯝ ꯌꯥꯝ ꯆꯪꯉꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯁꯨ ꯚꯥꯕꯣꯛ ꯋꯥꯠꯂꯤꯗꯅ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯗꯨꯝꯕꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯈꯛꯇꯪ ꯍꯥꯞꯀꯠꯂꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯗ ꯀꯥꯏꯅꯕꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯁꯨꯝꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯁꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯇꯧꯅꯗꯅꯕ ꯃꯣꯏꯅ ꯔꯤꯂꯦꯁꯟ ꯊꯝꯅꯔꯒ ꯂꯩꯊꯣꯛꯅꯕ ꯁꯨꯝꯕꯒꯤ ꯃꯤ ꯑꯃꯅ ꯆꯥꯛꯍꯧꯕꯁꯦ ꯎꯠꯊꯣꯛꯄ ꯉꯝꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯒꯤ ꯊꯣꯛꯇꯅꯕꯀꯣ ꯑꯩꯅ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯐꯤꯂꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯑꯦꯞꯁꯇ ꯍꯥꯞꯀꯠꯂꯒ ꯏꯀꯣꯃꯦꯗꯤꯌꯥꯒꯤ ꯑꯦꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯂꯩꯔꯤꯗꯅꯀꯣ ꯁꯨꯝꯕꯁꯤꯗ ꯍꯥꯞꯀꯠꯂꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯨꯇꯨꯕꯇ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯥꯏ ꯄꯩꯁꯥ ꯐꯤꯂꯝꯗꯨꯒꯤ ꯍꯟꯖꯤꯟꯕ ꯉꯝꯖꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯤꯂꯝ ꯈꯔ ꯑꯃꯨꯛ ꯄꯨꯊꯣꯛꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯃꯈꯛꯁꯨ ꯑꯃꯨꯛ ꯌꯥꯠꯂꯤꯕ ꯑꯗꯨꯅ ꯊꯕꯛꯁꯤꯗꯤ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯄꯀꯣ ꯑꯗꯨꯅ ꯀꯣꯛꯁꯨ ꯉꯥꯎꯋꯦ ꯋꯥꯏ ꯃꯌꯥꯝꯁꯤꯒꯤ ꯑꯗꯩ ꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯨ ꯁꯣꯏꯗꯅꯕꯒꯤ ꯍꯣꯠꯅꯕ ꯌꯥꯝ ꯋꯥꯏ ꯇꯁꯦꯡꯅ ꯑꯗꯣ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯇꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯀꯃꯦꯟꯁꯨ ꯌꯥꯝ ꯂꯤꯛꯁꯜꯂꯛꯄꯒ ꯑꯗꯒꯤ ꯄꯥꯊꯣꯛꯇꯕꯒ ꯆꯥꯟꯅꯔꯛꯑꯦ ꯑꯗ ꯑꯩꯅ 100 ꯁꯨꯕ ꯏꯄꯤꯁꯣꯗꯇꯣ ꯑꯗꯣ ꯅꯍꯥꯛꯀꯤꯗꯒ ꯄꯤꯔꯛꯄ ꯀꯃꯦꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯎꯋꯦ ꯑꯗꯩ ꯃꯃꯥꯡꯒꯤꯗꯁꯨ ꯄꯤꯔꯛꯄ ꯀꯃꯦꯟꯁꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯈꯩꯁꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅꯒ ꯐꯤ ꯃꯆꯨ ꯂꯣꯛꯄꯒꯤ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛꯀꯣꯟꯒꯤ ꯕ꯭ꯔꯥꯏꯇꯔ ꯀꯩꯅꯣ ꯕ꯭ꯔꯥꯏꯇꯔ ꯁ꯭ꯀꯨꯜ ꯔꯣꯗꯇꯣ ꯑꯗꯨꯒꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯒꯁ ꯖꯤꯝꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯏꯅꯥꯎꯅꯨꯄꯤ ꯄ꯭ꯔꯤꯌꯥꯒꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯀꯩꯅꯣ ꯔꯥꯅꯤ ꯋꯥꯡꯈꯩ ꯄꯨꯝꯌꯥꯠ ꯐꯩꯖꯣꯝ ꯂꯣꯏꯅ ꯃꯆꯨ ꯂꯥꯛꯄ ꯈꯣꯠꯄ ꯑꯦꯅꯤ ꯀꯂꯔ ꯁꯪꯕ ꯑꯗꯩ ꯑꯆꯨꯕ ꯑꯣꯏꯔꯣ ꯀꯣꯛꯍꯟꯕ ꯑꯗꯩ ꯁꯦꯒꯥꯏꯕ ꯑꯣꯏꯔꯣ ꯃꯣꯏꯅ ꯁꯦꯝꯕ ꯂꯣꯏ ꯌꯥꯕꯁꯦ ꯁꯤꯒꯤꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯂꯦꯕꯤꯁ ꯀꯂꯦꯛꯁꯟ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯐꯤꯒꯤ ꯁꯥꯟꯕ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤꯗꯣ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯩꯉꯣꯟꯗ ꯃꯌꯥꯝꯁꯤꯅ ꯍꯥꯏꯔꯛꯑꯀꯥꯟꯗꯅꯦ ꯑꯩꯅ ꯂꯣꯏ ꯊꯥꯔ ꯂꯣꯏ ꯐꯤ ꯋꯥꯏꯒꯦ ꯍꯥꯏꯔꯁꯨ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯑꯗꯩ ꯑꯦꯡꯀꯤ ꯇꯦꯁꯇꯤꯒ ꯌꯥꯏꯁ꯭ꯀꯨꯜꯒꯤꯒꯗꯣ ꯏꯟꯖꯥꯡ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯌꯥꯎꯗꯤ ꯌꯥꯎꯈ꯭ꯔꯒ ꯅꯝꯕꯔꯁꯦ ꯃꯣꯏꯅ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯑꯩꯗꯤ ꯋꯥꯆꯞꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯊꯕꯛ ꯇꯧꯗꯅ ꯋꯥꯔꯤ ꯁꯥꯅ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯣꯏꯅ ꯂꯩꯕꯅꯤꯗꯅ ꯑꯩ ꯑꯗꯨꯝ ꯁꯨꯝ ꯌꯦꯡꯕꯤ ꯑꯗꯨꯒ ꯑꯊꯨꯕꯩ ꯊꯥꯅꯔꯛꯄꯅꯤꯅ ꯑꯩ ꯑꯗꯨꯝ ꯐꯠ ꯊꯥꯕꯤꯈꯤ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯑꯥꯏꯕꯤ ꯀꯦꯛ ꯑꯣꯏꯒꯦꯔꯥ ꯀꯦꯛꯀꯤ ꯑꯣꯔꯗꯔ ꯇꯧꯅꯤꯡꯕ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯁꯨꯃꯥꯏꯅ ꯐꯤ ꯃꯆꯨ ꯂꯥꯛꯄꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯑꯩꯈꯣꯏ ꯏꯄ꯭ꯋꯥꯁꯤꯡ ꯇꯨꯏꯁꯟꯒꯤ ꯀꯩꯒꯤ ꯑꯩꯅ ꯂꯥꯎꯊꯣꯛꯏꯕ ꯑꯗꯩ ꯑꯜꯀꯂꯥꯏ ꯋꯥꯇꯔꯒꯤꯀꯣ ꯑꯜꯀꯂꯥꯏ ꯀꯝꯄꯅꯤꯒꯤ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯝ ꯊꯥꯖꯟꯖꯔꯛꯀꯦ ꯑꯩꯈꯣꯏ 100 ꯁꯨꯕ ꯏꯄꯤꯁꯣꯗꯁꯤꯗ ꯄꯤꯔꯛꯈꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯀꯃꯦꯟꯁꯤꯡꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯊꯣꯛꯅꯤꯡꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯔꯖꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯏꯄꯤꯁꯣꯗ 100 ꯁꯨꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯊꯥꯝꯅꯤ ꯑꯗꯩ ꯋꯥꯎ ꯏꯄ꯭ꯋꯥ ꯁꯨꯔꯖꯀꯤ ꯏꯁꯩ ꯌꯥꯝ ꯍꯩꯔꯝꯃꯦ ꯍꯥꯏꯀꯣ ꯏꯄꯤꯁꯣꯗ 100 ꯌꯧꯔꯛꯄ ꯏꯆꯦ ꯑꯃꯁꯨ ꯇꯥꯃꯣꯁꯨ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯣꯏꯖꯒꯦ ꯑꯗꯩ ꯁꯥ ꯁꯨꯔꯖꯀꯤ ꯗ꯭ꯔꯦꯁꯁꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯉꯁꯤꯗꯤ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ 100 ꯁꯨꯕꯒꯤꯅꯦ ꯀꯩꯅꯣꯁꯦ ꯌꯥꯝ ꯄꯤꯅꯔꯛꯑꯦ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁꯀꯣ ꯑꯗꯩ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯁꯨꯔꯖꯁꯦ ꯍꯥꯏꯔꯛꯑꯦ ꯑꯗꯩꯗꯤ ꯏꯁꯩ ꯌꯥꯝ ꯍꯩꯕ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯍꯦꯄꯤ 100 ꯏꯄꯤꯁꯣꯗ ꯀꯥꯏꯅꯀꯣ ꯃꯈꯥ ꯇꯥꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯄꯨꯊꯣꯛꯄꯤꯌꯨ ꯀꯥꯏꯅ ꯑꯗꯒꯤ ꯉꯁꯤꯗꯤ ꯑꯣꯖꯥ ꯁꯨꯔꯖ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯍꯥꯏꯀꯣ ꯑꯗꯩ ꯐꯨꯜ ꯍꯦꯄꯤ ꯀꯥꯏꯅ ꯑꯗꯩ ꯉꯁꯤꯗꯤ ꯏꯄ꯭ꯋꯥ ꯁꯨꯔꯖꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯖꯕ ꯇꯥꯔꯦ ꯌꯥꯝ ꯀꯔꯤꯕ ꯌꯥꯝ ꯇꯥꯟ ꯆꯥꯅ ꯐꯣꯟꯁꯦ
ꯊꯥꯔꯨꯕꯗ ꯑꯗꯨꯝ ꯃꯨꯊꯠꯇ꯭ꯔꯦ ꯉꯥꯏꯔꯒ ꯂꯩꯖꯔꯦ ꯏꯅꯥꯎ ꯏꯕꯦꯝꯃ ꯃꯌꯥꯝꯂꯛꯇꯒꯤ ꯀꯥꯏꯅ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦ ꯃꯅꯥꯎ ꯑꯩꯕꯨꯁꯨ ꯑꯗꯩ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗꯁꯤꯅꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯁꯦ ꯂꯥꯛꯑꯦ ꯗꯥ ꯁꯨꯔꯖꯀꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯉꯥꯏꯅꯔꯝꯕꯗꯣ ꯄꯦꯟꯕꯤꯌꯨ ꯍꯥꯏꯇꯥꯕꯅꯤ ꯄꯦꯟꯕꯤꯕꯗꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯒꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯂꯩꯖꯩ ꯏꯆꯦ ꯅꯣꯡꯃ ꯂꯥꯛꯆꯒꯦ ꯅꯃꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯌꯥꯝ ꯍꯣꯏ ꯂꯥꯛꯄꯤꯌꯨ ꯁꯣꯏꯗꯅꯀോ ꯑꯗꯩꯗꯤ 100 ꯏꯄꯤꯁꯣꯗꯁꯦ ꯌꯥꯝ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯤ ꯀꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦ ꯑꯗꯩ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯔꯕꯗꯤ ꯍꯦꯟꯅ ꯃꯊꯧ ꯍꯥꯞꯀꯗꯕꯅꯤ ꯁꯨꯔꯖꯀꯤ ꯏꯁꯩ ꯌꯥꯔꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯦꯅ ꯃ꯭ꯌꯨꯖꯤꯛꯇꯣ ꯍꯥꯞꯄꯤꯗ꯭ꯔꯦꯗꯅ ꯍꯣꯏ ꯁꯨꯃꯥꯏꯅꯅꯦ ꯁꯤꯒꯤ ꯏꯄꯤꯁꯣꯗꯁꯤꯃ ꯌꯥꯝ ꯐꯖꯅ ꯃꯌꯥꯝꯅ ꯀꯩꯅꯣ ꯐꯣꯡꯗꯣꯛꯄꯤꯔꯛꯈꯤꯀꯣ ꯃꯥꯅꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇꯨꯒꯤꯅꯦ ꯌꯥꯝ ꯆꯥꯛꯄ ꯀꯃꯦꯟ ꯄꯤꯅꯔꯛꯈꯤꯕ ꯑꯩ ꯑꯗꯨ ꯈꯤꯇꯪꯒ ꯂꯧꯈꯠꯆꯒꯦ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯁꯣꯔ ꯐꯨꯜꯂꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯋꯥꯔꯤ ꯐꯖꯈ꯭ꯔꯦꯗ ꯋꯥꯔꯤꯁꯦꯅ ꯍꯥꯏꯕꯀꯣ ꯑꯗꯩ ꯋꯥꯔꯤ ꯇꯥꯕꯗ ꯑꯩ ꯀꯞꯄꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯈꯥꯏꯅꯔꯛꯑ ꯃꯇꯨꯡꯗ ꯑꯗꯩ ꯑꯍꯥꯟꯕ ꯋꯥꯔꯤꯒꯤ ꯑꯉꯥꯡꯗꯨ ꯌꯥꯝꯅ ꯁꯤꯡꯕꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯀꯣ ꯁꯤꯅ ꯑꯃꯨꯛ ꯋꯥꯔꯤꯁꯦ ꯈꯪꯕ ꯃꯤꯅ ꯊꯥꯔꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯩ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯦ ꯁꯣꯔ ꯐꯥꯎ ꯍꯦꯛ ꯐꯨꯜꯂꯦ ꯍꯥꯏꯀꯣ ꯑꯗꯩ ꯋꯥꯔꯤꯁꯦ ꯇꯥꯅ ꯃꯤꯠꯀꯤ ꯄꯤꯁꯦ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯀꯣ ꯑꯗꯩ ꯍꯟꯖꯟꯅꯔꯨꯔꯅꯨ ꯑꯃꯨꯛ ꯍꯟꯅ ꯑꯗꯩ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯇꯣꯜꯂꯤꯗꯀꯣ ꯒꯥꯅ ꯑꯗꯩꯗꯤ ꯏꯆꯦ ꯋꯥꯔꯤꯁꯦ ꯑꯁꯦꯡꯕꯒꯤ ꯀꯞꯄꯦ ꯍꯥꯏꯕ ꯑꯗꯩ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯄ ꯑꯗꯩ ꯑꯣꯟꯊꯣꯛꯄ ꯖꯥꯠꯀꯤ ꯋꯥꯔꯤꯕꯨ ꯇꯥꯏꯗ ꯍꯥꯞ ꯃꯇꯨꯡꯒꯤꯁꯤꯡꯁꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯋꯥꯔꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯁꯦ ꯀꯅꯥꯝꯇ ꯀꯃꯦꯟꯁ ꯄꯤꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯀꯣ ꯇꯧꯕꯗꯤ ꯀꯃꯦꯟꯁꯦ ꯉꯥꯎ ꯌꯥꯝ ꯄꯤꯅꯈ꯭ꯔꯦ ꯑꯗꯨꯅ ꯁꯨꯝ ꯆꯞ ꯃꯥꯟꯅ ꯁꯨꯝ ꯄꯤꯁꯜꯂꯛꯄꯗꯣ ꯇꯟꯅꯔꯛꯄꯒꯤꯁꯨ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯖꯥꯅꯤꯀꯣ ꯍꯥꯏꯀꯣ ꯑꯁꯦꯡꯕꯩꯅꯤ ꯖꯥꯅꯤ ꯑꯩꯁꯨ ꯑꯩ ꯇꯥꯅ ꯏꯁꯥ ꯏꯊꯟꯗꯅꯦꯀꯣ ꯑꯗꯩ ꯅꯨꯄꯥ ꯑꯅꯧꯕ ꯄꯨꯁꯤꯜꯂꯛꯄ ꯑꯗꯩꯗꯤ ꯃꯤ ꯃꯈꯩꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯩ ꯅꯨꯄꯤ ꯑꯅꯧꯕ ꯄꯨꯁꯜꯂꯛꯄ ꯍꯥꯏꯕꯅꯤ ꯃꯥ ꯍꯥꯏꯁꯦꯀꯣ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯀꯞꯍꯜꯂꯦ ꯑꯇꯥꯡꯕ ꯅꯨꯄꯥꯅꯦ ꯁꯅꯥꯅꯦ ꯅꯨꯄꯥꯗꯣ ꯍꯥꯏꯕ ꯃꯥꯅ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯖꯕꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯜꯂꯛꯆꯩꯌꯦꯕ ꯑꯗꯩ ꯀꯞꯄꯦ ꯏꯆꯦꯁꯨ ꯋꯥꯔꯤ ꯂꯤꯅ ꯍꯥꯏꯕ ꯑꯁꯦꯡꯕ ꯑꯩꯁꯦ ꯋꯥꯔꯤ ꯂꯤꯅꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯄꯤꯁꯦ ꯑꯗꯨꯝ ꯇꯥꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯤ ꯂꯥꯞꯅ ꯂꯧꯕꯒꯤ ꯈꯪꯗꯕꯅꯦꯕ ꯀꯦꯃꯦꯔꯥꯗ ꯑꯗꯨꯅ ꯑꯗꯨꯝ ꯄꯤꯁꯦ ꯇꯞ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯩꯊꯣꯛꯄ ꯑꯗꯩ ꯈꯥꯡꯒꯠꯄ ꯑꯗꯩ ꯁꯨꯃꯥꯏꯅꯒ ꯇꯧꯔ ꯄꯤꯁꯦ ꯅꯞꯊꯣꯛꯄ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕꯀꯣ ꯇꯁꯦꯡꯅ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯀꯞꯄꯦ ꯋꯥꯔꯤꯁꯦꯀꯣ ꯃꯥꯅ ꯂꯤꯕ ꯅꯨꯃꯤꯠꯇꯁꯨ ꯀꯞꯄꯤ ꯑꯗꯩ ꯑꯩꯅ ꯁꯤꯗ ꯂꯤꯕꯗꯁꯨ ꯑꯩ ꯑꯗꯨꯝ ꯄꯤꯁꯦ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯑꯩꯅ ꯑꯗꯨꯝ ꯋꯥꯔꯤꯗꯣ ꯂꯦꯞꯅꯤꯡꯗꯕꯒꯤ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯈꯥꯡꯒꯠꯂꯒ ꯑꯗꯨꯝ ꯂꯤꯌꯦꯕꯀோ ꯀꯞꯄꯗ ꯁꯤꯗꯣꯔꯦ ꯊꯕꯥꯛ ꯐꯨꯡꯒꯠꯂꯦ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯀꯞꯄꯦ ꯑꯩꯁꯦ ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯄ ꯀꯩꯅꯣ ꯂꯥꯏꯁꯦ ꯂꯩꯇꯦꯀꯣ ꯍꯥꯏꯕ ꯑꯗꯩꯗꯤ ꯅꯨꯄꯥ ꯂꯣꯟꯁꯤꯜꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯋꯥꯔꯤꯁꯦ ꯅꯨꯄꯥꯒꯤ ꯊꯃꯣꯏꯁꯤꯗꯤ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯑꯒ ꯂꯣꯏꯔꯦ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯒ ꯅꯨꯄꯥ ꯅꯪ ꯄꯪꯃꯜꯂꯦ ꯍꯥꯏꯕ ꯑꯁꯦꯡꯕꯒꯤꯅꯦ ꯃꯥꯏ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯗꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯝꯇ ꯌꯣꯛꯆꯒꯦ ꯀꯥꯏꯅ ꯂꯥꯛꯄꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯅꯨꯄꯥꯗꯨꯅ ꯃꯥꯏꯅ ꯆꯣꯡꯊꯣꯔꯛꯄꯗꯣꯀꯣ ꯀꯩꯅꯣ ꯋꯥꯔꯤ ꯈꯨꯅꯨꯡꯁꯤꯁꯤꯕꯨ ꯀꯞꯅꯤꯡꯉꯒ ꯀꯩꯅꯣ ꯈꯨꯅꯨꯡꯁꯤ ꯅꯁꯦ ꯍꯥꯏꯕ ꯀꯞꯅꯤꯡꯉꯦ ꯈꯨꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕ ꯃꯣꯏꯅꯒꯤ ꯅꯨꯡꯁꯤꯅꯕꯩ ꯃꯑꯣꯡꯗꯣ ꯏꯆꯦ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯀꯞꯄꯗ ꯁꯤꯔꯦ ꯍꯥꯏꯕꯀꯣ ꯑꯍꯥꯟꯕꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯥꯅ ꯀꯥꯏꯅꯔꯕꯧꯗ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯕꯧꯗꯅꯦ ꯃꯌꯥꯝꯅ ꯃꯥꯁꯦ ꯅꯨꯡꯁꯤꯗꯕ ꯉꯝꯅꯗꯦ ꯍꯥꯏꯕ ꯃꯥꯅ ꯅꯨꯡꯁꯤꯖꯕꯒꯤ ꯇꯧꯈꯤꯕꯗꯣ ꯑꯗꯩꯗꯤ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯋꯥꯕ ꯄꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯩ ꯋꯥꯔꯤ ꯅꯨꯡꯁꯤꯕ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯁꯨ ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯇꯥꯕꯗ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥꯏꯕ ꯑꯗꯩ ꯉꯁꯤꯗꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯄꯤꯒ ꯇꯥꯏꯌꯦ ꯑꯁꯨꯛ
ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯤꯕꯨ ꯍꯦꯛ ꯊꯨꯒꯥꯏꯕꯤꯗ ꯍꯥꯏꯕꯀꯣ ꯑꯗꯩ ꯋꯥꯔꯤ ꯍꯧꯔꯝꯗꯥꯏꯗ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯔꯤꯅꯤ ꯍꯥꯏꯔꯛꯄꯁꯦ ꯋꯥꯔꯤ ꯇꯥꯗꯧꯕ ꯀꯤꯔꯦ ꯑꯗꯣ ꯇꯥꯗꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯁꯦꯡꯕꯒꯤꯁꯨ ꯊꯃꯣꯏ ꯁꯣꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯁꯤ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯦ ꯑꯗꯩꯗꯤ ꯑꯌꯥꯝꯕꯅ ꯀꯞꯄꯒꯤ ꯈꯣꯠꯄꯒꯤ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯂꯣꯏ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯃꯥꯅꯦ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯕꯗꯣ ꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯩꯈꯣꯏ ꯐꯥꯎꯕ ꯀꯞꯄꯦ ꯍꯥꯏꯕ ꯑꯗꯩ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯦ ꯀꯞꯄꯦ ꯃꯥꯅ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗꯒꯤ ꯄꯤ ꯇꯥꯍꯜꯂꯝꯃꯣꯏꯅ ꯈꯥꯡꯒꯠꯄꯗꯣ ꯑꯗꯨꯏ ꯃꯇꯥꯡꯗꯣ ꯈꯥꯡ ꯉꯝꯗꯦ ꯑꯗꯩ ꯀꯩꯒꯤꯅꯣ ꯏꯁꯣꯔꯁꯤꯕꯨ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯖꯔꯤꯕꯁꯤꯗ ꯃꯆꯥ ꯑꯃꯇꯪ ꯄꯤꯕꯤꯔꯝꯗ꯭ꯔꯤꯁꯦ ꯒꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯅꯔꯛꯑꯦ ꯑꯗꯩꯗꯤ ꯄꯦꯟꯗꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯂꯥꯏꯁꯝ ꯇꯣꯝꯕ ꯁꯥꯎꯅꯤꯀꯣ ꯂꯥꯏꯁꯝ ꯇꯣꯝꯕ ꯁꯨꯝ ꯍꯥꯏꯕꯒꯤ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯕꯗ ꯇꯣꯝꯕꯒꯨꯝꯕ ꯂꯥꯏꯁꯝꯒꯨꯝꯕꯁꯦ ꯌꯥꯝ ꯍꯥꯏꯒꯟꯗ꯭ꯔꯥ ꯑꯗꯨꯒꯤꯅꯤ ꯑꯗꯒꯤꯗꯤ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃ ꯇꯧꯔꯦ ꯍꯧꯖꯤꯛ ꯀꯥꯟꯁꯦ ꯏꯆꯦꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯣꯏꯅ ꯄꯥꯜꯂꯦ ꯀꯩꯗꯧꯅꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯤꯅ ꯈꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯏꯆꯦꯒꯤ ꯋꯥꯔꯤ ꯅꯅꯥꯎ ꯂꯦꯞꯇꯅ ꯇꯥꯖꯔꯤ ꯍꯥꯏꯕ ꯏꯅꯥꯎ ꯑꯗꯨꯝ ꯇꯥꯕꯤꯌꯨꯀꯣ ꯃꯊꯪꯗꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯋꯥꯔꯤꯁꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯀꯩꯅꯣꯁꯦ ꯌꯥꯑꯣꯡ ꯑꯀꯣꯟꯕꯒꯤ ꯀꯩꯅꯣ ꯑꯗꯩ ꯑꯀꯣꯟꯕꯒꯤ ꯅꯨꯄꯥꯗꯣ ꯁꯥꯎꯔꯤꯕ ꯑꯀꯣꯟꯕꯒꯤ ꯅꯨꯄꯥ ꯅꯨꯄꯤꯁꯦ ꯊꯤ ꯉꯥꯡꯕꯗꯣ ꯑꯗꯨꯒꯤ ꯍꯥꯏꯔꯦ ꯑꯗꯩ ꯐꯠꯇꯕ ꯅꯨꯄꯥ ꯄꯔꯥ ꯇꯝꯕꯤꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯁꯦ ꯍꯥꯏꯀꯣ ꯑꯗꯩ ꯋꯥꯔꯤꯁꯤ ꯇꯥꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕꯁꯦ ꯈꯪꯍꯧꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯩ ꯑꯁ ꯑꯍꯥꯟꯕ ꯋꯥꯔꯤꯁꯦ ꯈꯨꯐꯖꯁꯦ ꯈꯨꯅꯨꯡꯁꯤꯁꯦ ꯏꯃꯣꯁꯅꯦꯜ ꯌꯥꯝ ꯑꯣꯏ ꯋꯥꯔꯤ ꯇꯥꯅ ꯏꯁꯥꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯎꯔꯦ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯀꯃꯦꯟ ꯏꯕ ꯉꯝꯗꯦ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯦ ꯈꯨꯠꯀ ꯅꯤꯛꯏ ꯌꯥꯝ ꯅꯨꯡꯁꯤ ꯀꯔꯤꯒꯤ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕꯅꯣ ꯏꯆꯦ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯅꯒ ꯍꯥꯏꯔꯦ ꯅꯨꯡꯉꯥꯏꯇꯅꯀꯣ ꯑꯗꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯜꯂꯗꯤ ꯃꯆꯥ ꯄꯣꯛꯅꯕ ꯑꯣꯏꯅ ꯂꯣꯏꯅ ꯎꯕꯤ ꯍꯥꯏꯕ ꯁꯤꯁꯨ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦ ꯍꯥꯏ ꯑꯗꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯔꯛꯄꯁꯦ ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯄꯗꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯀꯥꯏꯅꯕ ꯈꯨꯗꯤꯡꯃꯛ ꯁꯥꯎꯅꯔꯒ ꯀꯥꯏꯅꯕ ꯅꯠꯇꯦ ꯅꯨꯡꯁꯤꯅ ꯀꯥꯏꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕ ꯌꯥꯎꯋꯦ ꯁꯤꯁꯨ ꯑꯗꯩ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯅꯨꯄꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯏꯆꯥ ꯄꯣꯛꯇ꯭ꯔꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯍꯟꯗꯣ ꯑꯗꯨꯛ ꯅꯨꯡꯁꯤꯔꯒ ꯀꯔꯤꯒꯤ ꯅꯨꯄꯤ ꯂꯣꯟꯈ꯭ꯔꯤꯅꯣ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯈꯟꯗꯅ ꯀꯔꯤꯒꯤꯗꯃꯛ ꯄꯪꯊꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯔꯨꯔꯤꯅꯣ ꯍꯥꯏꯀꯣ ꯑꯗꯩ ꯑꯍꯥꯟꯕꯒꯤꯁꯦ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯄꯤꯁꯦ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯑꯦ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯊꯃꯣꯏꯁꯦ ꯐꯖꯅ ꯆꯥꯛꯏ ꯏꯁꯥꯗ ꯆꯤꯡꯁꯤꯜꯂꯨꯕꯗ ꯀꯩꯅꯣꯝ ꯐꯥꯎꯏ ꯍꯥꯏꯕꯀꯣ ꯑꯗꯩ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯨ ꯏꯆꯥ ꯌꯥꯎꯗꯕꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤ ꯆꯍꯤ 53 ꯁꯨꯔꯦ ꯃꯥꯅ ꯍꯜꯂꯣꯗꯤ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯈꯟꯊꯔꯨꯕꯗ ꯋꯥꯈꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏꯕꯀꯣ ꯁꯨꯃꯥꯏꯅ ꯆꯍꯤꯁꯨ ꯌꯥꯝꯃꯦ ꯑꯉꯥꯡ ꯌꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯆꯍꯤꯁꯨ ꯌꯥꯝꯕꯅꯤꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯅꯤ ꯈꯟꯕꯗ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯐꯥꯁꯀꯤ ꯋꯥꯔꯤꯁꯦ ꯄꯤꯒ ꯑꯣꯔꯣ ꯇꯥꯏ ꯀꯥꯏꯅ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯔꯛꯑꯦꯀꯣ ꯅꯨꯡꯁꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯁꯦꯡꯕ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯦ ꯑꯗꯩ ꯃꯥꯁꯨ ꯏꯕꯦꯝꯃꯗꯨꯗꯁꯨ ꯃꯥꯒꯤ ꯅꯝꯕꯔ ꯄꯤꯌꯨ ꯈꯣꯠꯂꯣꯅ ꯌꯥꯝ ꯍꯪꯅꯔꯛꯑꯦ ꯅꯨꯄꯤ ꯃꯌꯥꯝꯅꯀꯣ ꯃꯥꯒꯤ ꯈꯤꯇꯪ ꯊꯧꯅꯥ ꯍꯥꯞꯀꯠꯄꯤꯒꯦ ꯈꯣꯠꯀꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅꯁꯨ ꯑꯗꯨꯝ ꯅꯝꯕꯔ ꯄꯤꯖꯈꯤꯕꯀꯣ ꯑꯗꯒꯤ ꯃꯥꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯊꯧ ꯇꯥꯕꯅꯤꯅꯀꯣ ꯑꯗꯩ ꯊꯧꯅꯥ ꯌꯥꯝ ꯍꯥꯞꯀꯠꯂꯦ ꯑꯩꯉꯣꯟꯗ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟꯇ ꯄꯤꯕꯤꯔꯛꯄꯁꯦ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯋꯦ ꯀꯥꯏꯅꯅꯦ ꯃꯥꯁꯨ ꯐꯣꯡꯗꯣꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯀꯩꯅꯣꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯁꯦ ꯄꯤꯔꯛꯈ꯭ꯔꯒ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯁꯜꯂꯒ ꯑꯗꯨꯝ ꯊꯝꯍꯧꯕꯀꯣ ꯌꯥꯝꯅ ꯄꯥꯊꯣꯛꯅꯤꯡꯕ ꯑꯗꯨ ꯄꯥꯕꯁꯨ ꯁꯪꯗꯕ ꯉꯁꯤꯗꯤ ꯉꯝꯃꯤꯉꯩ ꯄꯥꯖꯔꯒꯦꯀꯣ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯃꯅꯀꯣ ꯅꯦꯅꯦ ꯉꯔꯥꯡ ꯊꯥꯒꯠꯂꯛꯄ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯒꯤ ꯅꯨꯄꯤꯗꯣ ꯑꯩꯒ ꯌꯥꯝ ꯃꯥꯟꯅꯩ ꯈꯦꯠꯅꯕ
ꯈꯣꯠꯄꯗꯤ ꯈꯔ ꯌꯥꯎꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯦꯛ ꯇꯥꯕꯒ ꯑꯩ ꯏꯁꯥꯗ ꯄꯥꯜꯂꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯤꯅꯤꯡꯕꯅꯦ ꯅꯣꯡꯃ ꯂꯥꯛꯀꯦ ꯑꯩ ꯍꯥꯏ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯃꯆꯥ ꯌꯥꯎꯗꯕꯒꯤꯅꯦꯕꯀꯣ ꯍꯣꯏ ꯏꯅꯥꯎ ꯂꯥꯛꯑꯣꯀꯣ ꯊꯦꯡꯅꯕ ꯃꯥꯟꯅꯕꯗꯣ ꯑꯗꯩ ꯃꯊꯪꯗꯅ ꯃꯦꯗꯥꯝ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯍꯜꯂꯛꯂꯒ ꯂꯩ ꯑꯗꯨꯕꯨ ꯃꯥ ꯁꯦꯟꯅꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯉꯥꯡꯅꯕ ꯁꯛꯅꯕꯁꯨ ꯂꯧꯗꯦ ꯁꯥꯒꯩ ꯀꯣꯏꯆꯠ ꯆꯠꯄ ꯐꯠꯇꯦ ꯇꯧꯒꯅꯨ ꯍꯥꯏꯅ ꯃꯥꯒꯤ ꯐꯅꯕ ꯉꯥꯡꯕꯁꯦ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯧꯕ ꯄꯩꯁꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯂꯧꯊꯣꯛꯄ ꯑꯗꯩ ꯁꯅꯥ ꯀꯥꯏꯊꯣꯛꯂꯝꯕ ꯑꯁ ꯃꯦꯗꯥꯝ ꯋꯥꯔꯦ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯀꯅꯤ ꯀꯔꯝꯕ ꯂꯨꯞꯇ ꯇꯥꯛꯂꯒ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯅꯤ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯁꯖꯦꯁ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯁꯨꯃꯥꯏꯅꯅꯦ ꯏꯃꯨꯡꯗ ꯃꯊꯥ ꯆꯥꯕ ꯌꯥꯝ ꯂꯩꯅꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯂꯝ ꯈꯔ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛꯇꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯉꯥꯏꯍꯥꯛꯃꯨꯛ ꯑꯩꯅ ꯋꯥꯔꯤ ꯑꯃ ꯂꯤꯈꯤꯕ ꯀꯩꯅꯣꯗ ꯐꯣꯟꯗ ꯖ꯭ꯋꯥꯔ ꯒꯦꯝ ꯁꯥꯟꯅꯕꯗ ꯄꯩꯁా ꯃꯌꯥꯝ ꯃꯥꯡꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯃꯈꯛꯁꯨ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯃꯥꯅꯁꯨꯅꯦ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯁꯤꯅ ꯅꯨꯄꯤ ꯀꯣꯏꯔꯝꯃꯤꯁꯦ ꯈꯨꯟ ꯁꯨꯔꯦꯌꯦ ꯀꯣꯏꯔꯝꯕꯁꯦ ꯈꯨꯜ ꯁꯨꯔꯦ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯒꯦꯝꯁꯦ ꯁꯥꯟꯅꯃꯤꯟꯅꯔꯒ ꯃꯥꯅ ꯀꯣꯏꯟ ꯀꯥꯞꯄꯤꯔꯤꯕ ꯅꯨꯄꯤꯈꯩꯁꯤꯗꯀꯣ ꯑꯗꯩ ꯄꯩꯁꯥ ꯊꯥꯔꯛꯄ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯔꯅꯤ ꯄꯩꯁꯥ ꯀꯥꯞꯅꯔꯅꯤ ꯏꯖꯠꯁꯨ ꯄꯥꯝꯃꯨꯗꯦ ꯑꯗꯩ ꯂꯩꯁꯥꯕꯤꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯃꯧ ꯍꯜꯂꯛꯄꯤꯁꯨ ꯌꯥꯎꯏ ꯃꯄꯨꯔꯣꯏꯕ ꯂꯩꯕꯁꯨ ꯌꯥꯎꯏ ꯃꯥ ꯍꯥꯏꯁꯦ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯪꯗꯅ ꯀꯣꯏꯅꯕ ꯑꯣꯏꯔꯗꯤ ꯐꯩ ꯃꯇꯨ ꯃꯆꯥ ꯂꯩ ꯈꯪꯅ ꯃꯣꯏꯒꯤ ꯄꯩꯁꯥ ꯈꯔꯗꯨꯒꯤꯗꯃꯛ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯃꯤꯟꯅꯔꯒ ꯃꯥꯏ ꯅꯨꯄꯥꯁꯨ ꯄꯨꯡꯃꯥꯡꯗꯅ ꯄꯩꯁా ꯄꯨꯊꯈꯤꯅ ꯃꯥꯅꯁꯨ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯅꯦ ꯍꯥꯏꯔꯛꯈꯤꯕ ꯃꯥꯅ ꯑꯗꯩ ꯑꯩꯒꯤꯁꯨ ꯂꯨꯍꯣꯡꯗꯧꯕ ꯃꯇꯥꯡꯗꯒꯤ ꯋꯥꯔꯤ ꯁꯨꯡꯆꯥꯟ ꯁꯥꯟꯅꯄꯣꯠꯇꯦ ꯃꯤꯒꯤꯗꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯦ ꯕꯣꯔ ꯀꯩꯅꯥ ꯋꯥ ꯇꯥꯟꯅꯩ ꯍꯥꯏ ꯑꯩꯒꯤꯗꯤ ꯑꯗꯨꯒ ꯐꯪꯈꯤꯗ꯭ꯔꯦ ꯃꯥꯅ ꯑꯗꯨꯝ ꯒꯦꯝꯗꯨꯒ ꯁꯥꯟꯅꯔꯒ ꯂꯩꯈ꯭ꯔꯦ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯣ ꯅꯨꯃꯤꯠꯇ ꯒꯦꯝ ꯁꯥꯟꯅꯃꯤꯟꯅꯔꯨꯕꯒꯤ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯊꯧꯅꯔꯛꯇꯅ ꯃꯤꯒꯤ ꯗꯥꯟꯒꯤ ꯄꯩꯁꯥꯗꯣ ꯄꯣꯠ ꯂꯦꯞꯅꯩ ꯍꯥꯏ ꯃꯤꯒꯤꯗꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯥꯒꯤ ꯄꯩꯁꯥ ꯁꯤꯡꯈꯤ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯣꯟꯁꯦ ꯌꯦꯡꯕꯗ ꯑꯩꯗꯤ ꯀꯩꯅꯣ ꯄꯨꯔꯥ ꯃꯪꯈ꯭ꯔꯕꯅꯦ ꯍꯥꯏꯕ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯎꯕꯗ ꯃꯣꯏ ꯑꯗꯨꯒꯤ ꯑꯦꯞꯇꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯂꯣꯏ ꯀꯩꯅꯣ ꯂꯝꯆꯠ ꯃꯥꯟꯅꯩ ꯒꯥꯏꯅ ꯃꯥꯅꯁꯨꯅꯦ ꯃꯣꯏꯒꯤ ꯒꯦꯝ ꯑꯃ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯝꯕꯗꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯥꯅꯁꯨ ꯁꯨꯃꯥꯏꯅ ꯊꯥꯔꯛꯈꯤꯕꯀꯣ ꯁꯤ ꯏꯕꯦꯝꯃꯁꯨ ꯀꯃꯦꯟꯗ ꯌꯥꯝ ꯋꯥꯔꯤ ꯂꯤꯔꯛꯄꯅꯦꯕ ꯃꯥꯏꯁꯦꯀꯣ ꯃꯥꯁꯦ JP ꯀꯣꯂꯦꯖꯇ ꯇꯝꯃꯤ ꯑꯗꯣ ꯑꯩꯅ ꯁꯦꯀꯦꯟ ꯏꯌꯥꯔ ꯇꯝꯕ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯁꯨꯇꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯀꯩꯅꯣꯒꯤꯅꯦ ꯑꯗꯨꯒꯤ ꯃꯥꯁꯦ ꯌꯨꯝꯗ ꯁꯨꯇꯤ ꯆꯠꯂꯦ ꯍꯥꯏꯕ ꯅꯣꯡ ꯅꯤꯅꯤ ꯃꯇꯦꯡ ꯄꯥꯡꯂꯨꯒꯦꯅ ꯑꯗꯨꯒ ꯑꯩꯈꯣই ꯒꯥꯔꯤ ꯇꯣꯡꯕꯗꯣ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯕꯀꯣ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯍꯜ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯗꯨꯅꯅꯦ ꯃꯥꯁꯤꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔ ꯂꯤꯔ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦꯅ ꯑꯗꯩ ꯒꯥꯔꯤꯗꯩ ꯀꯨꯝꯕꯁꯨ ꯃꯇꯨꯡ ꯀꯨꯏꯅꯗꯅ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯨ ꯑꯗꯨꯗꯨꯅ ꯆꯥ ꯕꯣꯔꯥ ꯍꯣꯇꯦꯜꯗ ꯄꯨꯁꯟꯅ ꯊꯛꯀꯤ ꯆꯥꯁꯦꯅ ꯀꯩꯅꯣ ꯇꯧꯗꯅ ꯏꯆꯥꯅꯨꯄꯥ ꯀꯣꯏꯅꯔꯗꯝꯃꯦ ꯍꯦꯛꯇ ꯒꯤꯒꯤ ꯇꯛꯇꯅ ꯇꯥꯟꯅꯗꯅ ꯅꯨꯡꯉꯥꯏꯇꯗꯅ ꯅꯝꯕꯔꯁꯦ ꯄꯤꯔꯝꯕ ꯑꯗꯨꯒꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯁꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯦꯀꯣ ꯌꯥꯝ ꯏꯃꯧ ꯌꯥꯝ ꯑꯣꯏꯅꯤꯡꯉꯤ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯑꯗꯨꯒ ꯁꯛ ꯈꯪꯅꯧꯅ ꯇꯛꯄ ꯑꯗꯨꯗ ꯃꯌꯨꯝ ꯌꯧꯕꯒ ꯃꯆꯥꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯍꯜꯂꯛꯑꯦꯌꯦ ꯑꯩꯈꯣই ꯃꯆꯥꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦꯌꯦ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯁꯥꯏꯀꯦꯇ꯭ꯔꯤꯁ ꯅꯥꯔꯕꯅꯤ ꯄꯦꯁꯦꯟꯅꯤ ꯑꯗꯣ ꯋꯥꯔꯧꯅꯨ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯑꯗꯨ ꯀꯩꯁꯨ ꯋꯥꯔꯧꯗꯦꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯐꯣꯟꯗꯤ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯃꯥꯁꯤꯅ ꯑꯗꯨꯝ ꯇꯧꯔꯛꯄ ꯇꯣꯏꯅꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯑꯗꯩ ꯌꯨꯝꯗꯒꯁꯦ ꯂꯥꯛꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯩ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯂꯥꯛꯄ ꯃꯥꯅ ꯄꯣꯔꯛꯑꯒꯀꯣ ꯑꯗ ꯃꯆꯥꯅꯨꯄꯥꯁꯤꯅꯗꯤ ꯃꯥꯅ ꯇꯛꯃꯟꯗꯅ ꯑꯩꯁꯦ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯤꯒꯤ ꯇꯛꯑ ꯈꯣꯠꯂꯒ ꯃꯥꯁꯦ ꯃꯃꯥꯁꯤꯅ ꯑꯣꯏꯅ ꯀꯣꯏꯕꯗꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯣꯏ ꯀꯩꯅꯣ ꯃꯉꯣꯟꯁꯤꯗ
ꯇꯦꯟꯁꯟ ꯄꯤꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯈꯣꯠꯈꯤꯅ ꯃꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯩꯅꯣꯁꯦ ꯋꯥꯔꯤꯁꯦ ꯃꯥꯅ ꯂꯤꯔꯛꯈꯤꯕꯀꯣ ꯃꯥꯒꯤ ꯋꯥꯔꯤꯁꯤꯅ ꯑꯃꯨꯛꯅꯦ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩꯗ ꯂꯩꯔꯛꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄꯗꯩ ꯑꯗꯨꯅ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯇꯤꯟꯅꯕ ꯈꯣꯠꯄꯁꯨ ꯃꯥꯁꯨ ꯃꯤ ꯃꯌꯥꯝ ꯇꯤꯟꯅꯕ ꯂꯣꯏꯅꯕꯁꯨ ꯃꯣꯏꯁꯨ ꯐꯪꯉꯛꯇ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯃꯛꯄ ꯑꯗꯩ ꯃꯃꯥꯟꯅꯕꯁꯨ ꯀꯌꯥ ꯄꯨꯜꯂꯛꯇꯕ ꯑꯗꯩ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯝꯁꯦ ꯐꯣꯀꯁ ꯇꯧꯔꯒ ꯃꯥꯅ ꯀꯣꯏꯕ ꯂꯥꯡꯕ ꯅꯨꯄꯥꯗ ꯏꯟꯇꯔꯦꯁ ꯀꯩꯝ ꯊꯝꯗꯕ ꯑꯗꯒꯤꯗꯤ ꯃꯥꯏ ꯃꯃꯥꯁꯤꯅ ꯑꯩꯕꯨ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯤꯐꯧ ꯅꯨꯄꯥ ꯀꯣꯏꯅꯅꯣꯅ ꯋꯥꯁꯛꯍꯟꯕ ꯑꯗꯩꯗꯤ ꯃꯥꯁꯨ ꯉꯥꯛꯑꯒ ꯆꯠꯆꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯥꯔ ꯐꯦꯃꯤꯂꯤꯗ ꯆꯥꯎꯔꯛꯄꯒꯤ ꯏꯃꯥꯟꯅꯕꯤ ꯀꯌꯥ ꯂꯣꯏꯅꯔꯛꯇꯕ ꯃꯔꯝ ꯑꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯏꯅ ꯃꯥꯅꯁꯨ ꯈꯟꯖꯕꯀꯣ ꯃꯥꯁꯨ ꯃꯤ ꯂꯣꯏꯅꯕ ꯈꯣꯠꯄꯁꯦ ꯑꯗꯨ ꯀꯌా ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯉꯪꯕ ꯌꯥꯝ ꯐꯣꯟꯒ ꯇꯧꯁꯜꯂꯒ ꯑꯗꯨꯝꯕꯁꯦ ꯃꯥꯁꯨ ꯀꯌꯥ ꯍꯩꯇꯕ ꯃꯥꯅ ꯆꯤꯡꯅꯔꯤꯕꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯥ ꯂꯤꯖꯔꯛꯀꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯠꯇ ꯂꯧꯁꯤꯡ ꯃꯤꯕꯨ ꯁꯥꯟꯅꯕ ꯑꯗꯩ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯗꯩꯗꯤ ꯃꯤ ꯑꯃꯕꯨ ꯃꯥꯡꯍꯟꯅꯕ ꯇꯥꯛꯍꯟꯕ ꯉꯝꯕ ꯁꯥꯊꯤꯕ ꯃꯤ ꯑꯃꯁꯦ ꯃꯤꯗꯤ ꯃꯥꯟꯕ ꯃꯤꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯁꯨꯈꯪ ꯈꯪꯍꯧꯗꯦ ꯍꯥꯏꯕ ꯃꯥꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯃꯃꯥꯁꯤꯅ ꯅꯝꯗꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯃꯥꯅ ꯐꯣꯟ ꯇꯧꯕꯅ ꯇꯛꯑꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯇꯥꯔꯤ ꯂꯥꯎ ꯊꯥꯏꯅꯤ ꯍꯥꯏꯔ ꯁꯨꯝ ꯐꯣꯟ ꯇꯧꯔꯛꯈꯤꯕ ꯃꯃꯥꯗꯣ ꯅꯥꯏ ꯍꯥꯏꯕꯅꯤꯅ ꯃꯃꯥꯁꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯉꯣꯟ ꯇꯧꯔꯛꯄ ꯃꯥꯁꯦ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯂꯩꯕ ꯇꯦꯟꯁꯟ ꯌꯥꯝ ꯂꯩꯕ ꯑꯩꯈꯣꯏ ꯃꯥꯗꯣ ꯁꯥꯏꯀ꯭ꯔꯤꯇꯤꯁ ꯁꯨꯃꯥꯏꯅ ꯅꯥꯔꯕꯅꯤ ꯁꯥꯏꯀ꯭ꯔꯤꯇꯤꯁ ꯄꯦꯁꯦꯟꯅꯤ ꯅꯪ ꯃꯆꯥꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯃꯥꯅꯁꯨ ꯃꯃꯥꯗꯣ ꯊꯤꯅ ꯉꯥꯡꯕ ꯐꯣꯟ ꯄꯥꯏꯕꯤꯗꯕ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝ ꯌꯦꯠꯂꯛꯈꯤꯕ ꯑꯗꯨꯒ ꯃꯃꯥꯅꯗꯤ ꯃꯉꯣꯟꯗ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯒꯅꯨ ꯈꯣꯠꯀꯅꯨ ꯑꯅꯗꯤ ꯃꯃꯥꯁꯤꯅꯗꯤ ꯌꯥꯝ ꯉꯥꯡꯈꯤ ꯍꯥꯏꯌꯦꯕ ꯃꯉꯣꯟꯗꯀꯣ ꯃꯇꯝꯁꯤꯗ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯃꯥꯗꯨꯅꯅꯦ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗꯣ ꯑꯗꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯔ ꯈꯔ ꯑꯩꯁꯦ ꯅꯥꯕ ꯐꯩ ꯈꯣꯠꯂꯤ ꯒꯥꯅ ꯍꯥꯏꯕꯁꯤꯗ ꯃꯥꯁꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯣ ꯃꯥꯅ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯃꯥꯒꯤ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩ ꯈꯣꯠꯂꯤ ꯀꯥꯏꯅ ꯃꯆꯥꯅꯨꯄꯥꯁꯤꯗꯤ ꯍꯥꯏꯕꯖꯥꯠꯅꯦꯕ ꯋꯥꯔꯧꯕꯤꯅꯨ ꯈꯣꯠꯅꯨ ꯅꯣꯏ ꯃꯥꯗꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯀꯥꯏꯅ ꯑꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯈꯣꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯒꯅꯣꯁꯨ ꯌꯥꯗ꯭ꯔꯦ ꯇꯧꯗ ꯍꯥꯏꯔꯦ ꯃꯥꯅꯁꯨ ꯇꯧꯅꯤ ꯑꯩꯉꯣꯟꯗꯁꯨ ꯇꯧ ꯍꯥꯏ ꯑꯩꯁꯨ ꯋꯥꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯥꯅ ꯍꯦꯛ ꯂꯥꯞꯊꯣꯛꯅꯕꯁꯨ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯁꯦ ꯀꯩꯅꯣ ꯍꯧꯔꯛꯈꯤꯕꯖꯥꯠꯅꯦꯕ ꯑꯗꯨꯒ ꯍꯞꯇꯥ 2 ꯂꯩꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛ ꯑꯗꯩ ꯃꯆꯥꯅꯨꯄꯥꯁꯨ ꯑꯃꯨꯛ ꯇꯧꯍꯜꯂꯛ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯁꯨꯝ ꯂꯣꯏꯅꯔꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨ ꯃꯥꯏ ꯑꯗꯨꯝ ꯃꯃꯥꯅꯗꯤ ꯇꯧꯅꯨ ꯈꯣꯠꯅꯨ ꯒꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯃꯉꯣꯟꯁꯤꯗꯩꯗꯀꯣ ꯉꯥꯡꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯗꯨꯝ ꯂꯩꯈꯤꯕꯖꯥꯠꯅꯦꯕ ꯃꯇꯝꯗꯨꯗ ꯃꯣꯏꯁꯦ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯊꯦꯡꯅꯈꯤ ꯍꯥꯏꯕ ꯃꯥ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯃꯥꯅꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯤꯁꯦ ꯃꯥꯁꯦ ꯂꯣꯏꯁꯤꯜꯂꯛꯇ꯭ꯔꯤꯕ ꯃꯥꯏ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯊꯦꯡꯅꯔꯛꯀꯦ ꯃꯥꯒꯤ ꯑꯉꯛꯄ ꯋꯥꯔꯤꯁꯦ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯒꯤ ꯃꯥꯁꯦ ꯂꯤꯖꯔꯛꯀꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯥꯅꯅꯦ ꯊꯥꯔꯛꯏꯁꯦ ꯑꯩꯅ ꯁꯝꯅ ꯄꯥꯔꯛꯄ ꯋꯥꯅꯤ ꯈꯨꯠ ꯆꯥꯡ ꯑꯃꯅꯤ ꯑꯗꯣ ꯃꯥꯅ ꯋꯥꯔꯤꯁꯦ ꯂꯣꯏꯔꯛꯑꯀꯥꯟꯗ ꯀꯔꯤ ꯊꯧꯗꯣꯛꯅꯣ ꯃꯉꯣꯟꯗ ꯊꯦꯡꯅꯔꯤꯕꯗ ꯃꯥꯅ ꯃꯤꯗꯤ ꯃꯥꯟꯕ ꯃꯤꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩ ꯑꯗꯩ ꯃꯤꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯕ ꯃꯤꯁꯦ ꯃꯥꯡꯍꯟ ꯇꯥꯍꯜꯂꯒꯦꯅ ꯁꯤꯟꯕ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯪꯍꯧꯗꯦꯒ ꯍꯥꯏꯁꯦ ꯃꯥꯏ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯄꯅꯣꯁꯦ ꯑꯩ ꯃꯈꯥ ꯇꯥꯕꯗ ꯂꯤꯔꯛꯀꯦꯕ ꯑꯗꯣ ꯅꯨꯄꯥꯗꯣ ꯈꯪꯅꯔꯛꯄꯒꯤ ꯃꯇꯥꯡ ꯃꯉꯣꯟꯗ ꯍꯟꯖꯟ ꯃꯃꯥꯁꯦ ꯐꯣꯟ ꯇꯧꯔꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯒꯥꯔꯤꯗ ꯊꯦꯡꯅꯕꯗꯒꯤ ꯑꯗꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯇꯧꯍꯟ ꯃꯉꯣꯟꯗ ꯇꯧꯍꯟ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯅꯥꯕꯅꯦ ꯑꯗꯨꯅꯅꯦ ꯀꯥꯏꯅ ꯃꯉꯣꯟꯗ ꯃꯥꯒ ꯈꯪꯅꯈꯤꯕꯒꯤ ꯃꯇꯥꯡꯁꯤꯃꯅꯦꯕ ꯃꯥꯅ ꯂꯤꯗꯨꯅ ꯑꯗꯣ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯅ ꯂꯤꯔꯛꯑꯀꯥꯟꯗ ꯑꯩ ꯑꯃꯨꯛ ꯂꯤꯖꯔꯛꯀꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯏꯕꯦꯝ ꯑꯃꯈꯛꯅ ꯌꯥꯝ ꯊꯃꯣꯏ ꯆꯥꯛꯅ ꯃꯥꯁꯨ ꯂꯨꯍꯣꯡꯕꯩ ꯐꯣꯇꯣꯒ ꯌꯥꯎꯔ ꯊꯥꯔꯛꯑꯦꯕ ꯁꯤ ꯀꯃꯦꯟꯁꯤꯅꯀꯣ ꯃꯥꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤꯅ ꯏꯄꯤꯁꯣꯠ 90ꯒꯤ ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯔꯝꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥ ꯀ꯭ꯂꯥꯁ 9ꯗ ꯃꯥ ꯅꯨꯄꯥ ꯑꯃ ꯅꯨꯡꯁꯤꯅꯒꯦ ꯇꯧꯕ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯅꯨꯡꯁꯤꯅꯔꯛꯇꯅ ꯂꯩꯕ ꯑꯗꯨꯒ ꯃꯥꯁꯦ 10 ꯀꯥꯔꯀꯥꯟꯗ ꯀꯩꯅꯣ ꯃꯥꯅ ꯕꯣꯔꯗꯤꯡꯗ ꯂꯩꯔꯨꯔꯦꯀꯣ ꯑꯗꯨ ꯕꯣꯔꯗꯤꯡꯗ ꯂꯩꯔꯨꯔꯦ ꯊꯣꯔꯛꯄꯗꯅꯦ ꯅꯨꯄꯥꯁꯦ
ꯃꯥꯏ ꯃꯗꯣꯝꯆꯥꯏ ꯃꯆꯥꯅꯨꯄꯤ ꯍꯦꯛ ꯃꯄꯥꯒꯤ ꯃꯅꯥꯎꯄꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯆꯦꯜꯂꯒ ꯂꯩꯔꯝꯕꯗ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯕ ꯅꯪꯈꯤꯕ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯃꯣꯏꯅꯤꯁꯦ ꯇꯦꯜ ꯂꯣꯏꯔꯒ ꯅꯨꯡꯁꯤꯅꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏ ꯂꯣꯏ ꯈꯪꯅꯕ ꯃꯃꯥꯟꯅꯕꯤꯗꯩ ꯀꯩꯗꯩ ꯃꯗꯣꯝꯆꯥ ꯍꯣꯏ ꯃꯗꯣꯝꯆꯥꯏ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯂꯣꯏ ꯈꯪꯍꯧꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯤꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ luhongbꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯐꯖꯗ꯭ꯔꯦꯅ ꯃꯥꯁꯦ luhongbꯗꯤ ꯌꯥꯎꯕ ꯑꯗꯨꯒ ꯃꯣꯏꯅ ꯂꯩ ꯍꯨꯛꯄꯩ ꯃꯇꯥꯡꯁꯦ ꯁꯤꯗ ꯃꯥꯁꯦ ꯌꯦꯡꯉꯝꯗꯗꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯌꯥꯝ ꯆꯥꯛꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯃꯥꯁꯤꯅꯅꯦ ꯁꯣꯝꯗ ꯗꯥꯛꯇꯔ ꯌꯧꯍꯧꯋꯦꯌꯦ ꯑꯗꯨ ꯃꯣꯏꯅ luhonꯈ꯭ꯔꯦꯌꯦ ꯑꯗꯩ ꯑꯌꯨꯛꯇꯒ ꯃꯥꯁꯦ ꯑꯌꯨꯛ ꯊꯤꯟꯕ ꯀꯩꯅꯣ luhong ꯅꯣꯡꯉꯥꯟꯕꯩ ꯆꯠꯄ ꯈꯣꯠꯄꯁꯦ ꯑꯗꯣ ꯀꯩꯅꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯣꯏ ꯂꯩꯀꯥꯏꯅ ꯃꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥ ꯑꯣꯏꯅꯅꯦ ꯌꯦꯡꯅꯗꯧꯒꯤ ꯉꯥꯏꯅꯔꯝꯃꯦꯀꯣ ꯀꯩꯅꯣꯁꯦ luhong nongan ꯆꯠꯄꯗ ꯃꯥ ꯑꯣꯏꯅ ꯌꯦꯡꯅꯗꯧꯒꯤ ꯉꯥꯏꯔꯝꯕ ꯀꯩꯅꯥꯁꯤ ꯌꯦꯡꯕꯩ ꯃꯍꯨꯠꯇ ꯃꯥꯁꯤꯒ ꯃꯕꯥꯅꯤꯁꯤ ꯀꯣꯏꯅꯔꯝꯕꯅꯤ ꯈꯪꯕꯅꯤꯅꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯈꯣꯠꯈꯤꯅꯅꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯃꯥꯅ ꯃꯣꯏꯒꯤ ꯑꯗꯥꯏꯗꯨꯗ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯀꯥꯏꯅ ꯅꯨꯄꯥꯗꯣ ꯍꯥꯏꯅꯕꯗꯨꯗ ꯃꯥ ꯑꯣꯏꯔꯝꯅꯤ ꯀꯥꯏꯅ ꯌꯦꯡꯕ ꯆꯠꯂꯨꯔ ꯅꯪ ꯑꯣꯏꯔꯝꯗꯦ ꯀꯥꯏꯅꯒ ꯃꯣꯏꯅꯒ ꯐꯣꯟꯒ ꯇꯧꯔꯛꯈꯤꯕ ꯃꯃꯥꯟꯅꯕꯤꯈꯩꯅ ꯃꯥꯏꯁꯨ ꯃꯥꯒꯤ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯂꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯩ ꯏꯕꯦꯝꯃ ꯑꯃꯈꯛꯁꯨ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯂꯩꯁꯥꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯔ ꯅꯤꯡꯁꯤꯡꯂꯛꯑꯦ ꯍꯟꯗꯛꯀꯤ ꯋꯥꯔꯤꯁꯦ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯕꯅꯤꯀꯣ ꯁꯤꯔꯁꯤꯔ ꯐꯥꯎꯕ ꯈꯜꯂꯛꯈꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯥꯗꯣ ꯃꯪꯂꯥꯟꯗ ꯂꯥꯛꯑꯦ ꯃꯔꯛ ꯃꯔꯛꯇ ꯅꯣꯡꯉꯥꯜꯂꯒ ꯄꯩꯁꯥ ꯑꯗꯨꯝ ꯐꯪꯉꯦ ꯃꯔꯨꯞꯁꯨ ꯐꯥꯎꯏ ꯇꯣꯏꯅꯗꯤ ꯎꯗꯦ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯕꯒꯗꯤ ꯁꯪꯗ꯭ꯔꯦ ꯏꯆꯥ ꯖꯤꯡꯒꯤ ꯍꯣꯠꯅꯔꯤꯉꯥꯏ ꯂꯩꯇ ꯂꯥꯏꯔ ꯋꯥꯈꯜꯗ ꯃꯥꯅ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯍꯧꯈꯤꯕ ꯅꯨꯡꯁꯤꯕꯩ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯔꯛꯄꯅꯦꯕ ꯃꯥꯅ ꯂꯅꯥꯏ ꯑꯣꯏꯅꯁꯨ ꯀꯩꯅꯣ ꯃꯌꯥꯝ ꯑꯗꯨꯝ ꯊꯥꯅꯔꯛꯑꯦꯕꯀꯣ ꯑꯗꯩ ꯏꯅꯥꯎ ꯑꯃꯈꯛꯁꯨ ꯃꯥꯅ ꯃꯥꯏ ꯍꯧꯈ꯭ꯔꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯑꯦ ꯃꯇꯝꯗꯨꯗ ꯇꯥꯈꯤꯕ ꯃꯤꯠꯀꯤ ꯄꯤꯗꯣ ꯁꯤꯟꯊꯔꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕ ꯃꯩꯆꯥꯛꯁꯤꯗꯤ ꯀꯥꯏꯅꯗꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯁꯨ ꯊꯋꯥꯏ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯩꯆꯥꯛꯇꯤ ꯀꯣꯛꯂꯔꯣꯏ ꯑꯗꯩ ꯈꯜꯂꯤ ꯆꯨꯝꯃꯤ ꯅꯨꯡꯁꯤꯕꯗ ꯄꯤꯅꯤꯡꯕꯁꯤꯗꯤ ꯄꯤꯔꯤꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜꯗ ꯑꯍꯥꯟꯕ ꯄꯥꯟꯕ ꯄꯣꯠ ꯐꯥꯎ ꯇꯨꯃꯤꯟꯅ ꯍꯦꯛꯂꯒ ꯄꯤꯊꯣꯛꯂꯨꯕꯒꯤ ꯏꯃꯥꯅ ꯂꯥꯏꯗ ꯀꯠꯀꯦꯅ ꯍꯦꯛꯄ ꯆꯪꯂꯨꯕꯗ ꯀꯩꯅꯣ ꯂꯩꯔꯝꯗꯕꯒꯤ ꯑꯩꯅ ꯇꯧꯔꯝꯃꯅꯤꯅ ꯍꯥꯏꯗꯅ ꯐꯥꯎ ꯐꯨꯒꯤ ꯑꯍꯥꯟꯕ ꯄꯥꯟꯕꯁꯤꯃꯗꯤ ꯂꯥꯏꯗ ꯀꯠꯀꯦꯗꯅ ꯅꯪꯅ ꯄꯤꯅꯤꯡꯉꯁꯨ ꯀꯣꯟꯅ ꯄꯤꯌꯨꯗꯅ ꯕꯧ ꯆꯩꯒꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯈꯤ ꯑꯁꯦꯡꯕ ꯊꯃꯣꯏꯗꯒꯤ ꯇꯥꯔꯛꯈꯤꯕ ꯃꯤꯠꯀꯤ ꯄꯤꯗꯤ ꯂꯦꯝꯅ ꯃꯥꯡꯗꯕꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯤꯀꯨꯞ ꯑꯃꯗꯤ ꯎꯕꯅꯤꯀꯣ ꯑꯩꯁꯨ ꯎꯔꯦ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯨꯗꯤ ꯀꯥꯎꯊꯣꯛꯂꯒ ꯉꯁꯤꯁꯨ ꯃꯥꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯃꯁꯤꯔ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯥꯏꯕꯀꯣ ꯁꯨꯃꯥꯏꯅ ꯌꯦꯡꯉꯣ ꯍꯤꯡꯒꯣꯜꯗ ꯍꯧꯕ ꯑꯍꯥꯟꯕ ꯄꯥꯝꯕꯤꯁꯨ ꯍꯦꯛ ꯄꯤꯅꯤꯡꯕꯒꯤ ꯆꯥꯡꯁꯦ ꯍꯥꯏꯁꯤꯅꯤ ꯏꯟꯖꯥꯡꯒ ꯊꯤꯟꯅꯕ ꯈꯣꯠꯄ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯀꯣ ꯅꯨꯡꯁꯤꯖꯔꯨꯕꯅꯤꯅ ꯑꯗꯨꯝ ꯍꯦꯛꯇ ꯑꯍꯥꯟꯕ ꯈꯨꯗꯣꯜ ꯇꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅꯅꯦ ꯅꯦꯅꯦ ꯉꯁꯤꯒꯤ ꯅꯍꯥꯟ ꯄꯤꯇ꯭ꯔꯤꯄꯥ ꯏꯄꯤꯁꯣꯠꯀꯤ ꯒꯦꯝ 이베마 ꯑꯃꯈꯛꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯥꯔꯛꯑꯦ ꯑꯍꯤꯡꯁꯦ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯑꯍꯤꯡ ꯑꯣꯏꯔꯦꯀꯣ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯅꯤ ꯈꯟꯖꯕ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯈ꯭ꯔꯒ ꯑꯩꯅ ꯃꯤꯀꯨꯞ ꯑꯃꯇꯁꯨ ꯄꯣꯊꯥꯕ ꯌꯥꯗꯅ ꯃꯤꯠꯀꯤ ꯄꯤ ꯀꯪꯗꯅ ꯂꯦꯟꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯦ ꯑꯁꯨꯛ ꯇꯣꯟꯕ ꯑꯣꯏꯔꯦꯀꯣ ꯂꯩꯔꯝꯅꯤ ꯈꯪꯅ ꯄ꯭ꯔꯨꯞ ꯂꯩꯇꯕꯅꯤꯅ ꯃꯤꯌꯥꯝꯅꯗꯤ ꯑꯩꯁꯦ ꯅꯨꯄꯥꯕꯨ ꯕꯗꯅꯥꯝ ꯄꯤꯕꯤ ꯇꯥꯍꯜꯂꯦ ꯊꯃꯣꯏ ꯁꯣꯛꯅ ꯃꯣꯟꯅ ꯃꯔꯨꯞ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯅ
ꯃꯣꯟꯒ ꯊꯃꯣꯏꯒꯤ ꯑꯋꯥꯕꯒꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯄꯥ ꯃꯁꯥꯁꯤꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯃꯥ 이베ꯝꯃꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ 마기주 마기 그노즈나 누빠즈나 누피 고이기바 누피 로안바다네 그노 떨어거기 마이주 와리즈 리레에바고 스마나 벤다바스 아마 그노 토에 마칸 제도 아마나 네네 아이 예토코 누빠 아마 강나 예 이바니세 하나디 얌 누시나이 자히 아홉 마리 무 수질락에 마락다 무 독나루레아도 누시나바 거우바니나 아이소 무 한진나레 한덕세 마 누피 아토파 कोइरगा हेक्ता लेरमे आई हंजिन हंजिन सुम तौररोय मतुंग दिलेन बनी हाइरसु अदुम तौवे असिसु नुपी अमा पाव फाउनरमे याम हेना नक्सिनबा मरी थमद्रसु माना आइना सिगुम्बसे तौगुमसी पामदे हाइबने अदो नमदना इसादी माना खरा सोके अदो माइगी मओंगसे कुइरे आइगी वा फजना ताबोय तादबोय अवाना मैम पुमिनरके आई तौफम खंगद्रे खोइदौ अदुम सावगलगा डिप्रेशन लाके तौरे नेने कनो कोकसे फाथब ngamद्रे हाइबा माजे अमुसु यामनजु कनो माना सावनिंगबा अमुसु अदुम काइनागे खनबा जै ngamजु ngamदबा अदो अंगतंगदि माजे खंगननिंगे ना हाइबको तोंनाबसु ngamद्रे अदई माइ मोंगसे आई तोमदा टेंशन अदुम वांगे कमाई तौदगेना माजु तानरखनेबको अदो इबेमा थोलाउ चेंजल्लो अदु नत्रदि सॉल्व तौब ngammaroiba sum khandana lairadiको अदुगा इनाउ खगना समाइना एपिसोड चामगा मा सुबगी वारी से ताबदा मितगी पितागी बखंगदे आइगिगा मानै अवन पोट उरगा आइगी कइबा थातो पिरकेबदुगा कोइ मागी दा on po thang dorako khotpoi matang do samanai ado magi ani suba nupaduna amuk ha haina kaino hanjanarunu ko aduk thamoi sokpa wahi wata sijinaba nupadu gi manakta laidoi sokpudi aigi motadi adum lairo haiba yumdo oina ko adamaina kaino je mai magi ma thanare loiba naide ko अदंगा सिगिदि कनोसे मतांग सिदा लोय संजरगे होय अचुंबनी ओजागी वारी सिंगसे अखोयगी ताबदा अदुकी मतिंग मि नाकोंग ओइबा अदुगा मयाम कमेंट सिसु अखोयना पाथोकपा ngamba खोय अदुमक पाथोक चगे अदु कमेंट से सुंसो सोयदना अदुमक थंबिरो मतंग जाबदा खोय अदुमक पाथोक चगे अदुगा कमेंट सि अखोयना पाथोकते हाइदनसु वारो बिगनु अखोय हन हन हाइजरी हाबदी मतमगी लिमिट ओइबना अखोयना वारी सी लीबने हेनसु मरु ओइबा क्या अमा लाकोना मरम मरगा कमेंट से अखोयना मथांग चाबदा अदुमक लखत चगे अदुगा अखोयना कमेंट सि अखोयना पाथोक पिरक्ते हाइदनसु वारो बो तोबिगनु कमेंट सि अखोय लोयमक उमिनबा गातने अखोय लोयमक पाबा गातने अदुना अखोयना मक अखोयगी पाथोकपा ngamdragasu कमेंट सुगी वैल्यू दि चप मानना अखोयना थमजै हाइबसि म थमजरगा कमेंट्स पिरकपा काउबिगनु कमेंट्स की खुतांगदगी अहेन बा इंफॉर्मेशन अहेन बा नॉलेज अहेन बा आइडियाज मयाम शेयर तौमिनसी अदुगा मयाम की सपोर्ट तुना मयाम की कंट्रीब्यूशन तुना मयाम की अखोय एनर्जी तुना मणिपुर सिदा संदोगा मणिपुर हाइबा अखोयगी लमदर मसी फजरबा लमदम ममा अफबा खुनायमा चाखलबा खुनायमा ओहेन मिनसी हाइबसिमा मयाम दाइना थमजगे अदुगा लोने लोने ना अखोयगी क्राइम डायरीज ना चामगा सुपना अनि सुबा एपिसोड योरपा हाइबसे मयाम अखोयना हन थागा चरी लोने ना ngasi gi onedi अखोयगी मतम मसी सु लोइसला अबदिना इपो मीडिया ना मयाम गे दमकता सेमजरिबा क्राइम डायरीज मयाम यंगदुना लेबियु अदुगा क्राइम डायरीज से पाकथोक चाउथोकना मणिपुर गे एवरी नुक एंड कॉर्नर दा मयाम शेयर तौमिनसी मयाम अहेन बा सब्सक्राइबर अखोयगी सब्सक्राइब तो हनबिरगा हेना अखोयगी पुकनिंग लौसिंग पांगल थौना लेबा क्राइम डायरीज इपो मीडिया ना मयाम गे दमकता सेमजरके ngasi gi onedi ipo media na mayam gi damakta puthok chariba crime diaries ki episode 102 suba episode yembiribe singda han han thaga chabaga loni na kaina na ba yathang ni jari pina birase